ꯍꯥꯏꯔꯒꯅꯦ ꯍꯦꯛ ꯊꯪꯅꯕ ꯅꯨꯄꯤꯁꯤꯒꯤ ꯀꯥ ꯑꯣꯏꯕ ꯆꯪꯉꯒ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯞꯄ ꯌꯥꯎꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯍꯤꯡꯗ ꯆꯪꯉꯒ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯂꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥ ꯂꯣꯏ ꯈꯪꯕꯅꯤꯅ ꯊꯣꯡꯅꯥꯎꯗ ꯃꯥꯅ ꯀꯛ ꯊꯤꯜꯂꯒ ꯑꯩꯅꯦ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯧꯕ ꯅꯨꯄꯤꯁꯨ ꯀꯞꯄꯒ ꯂꯩꯔꯝꯕ ꯇꯨꯝꯗ꯭ꯔꯕ ꯃꯥꯁꯨ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯑꯦꯀꯣ ꯀꯩꯒꯤꯅꯣ ꯅꯪ EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjeri and a very good evening. EPOM Media miyeng tabir pa pumnamakpu ahan mamaktada Suraj Khongban tabam na taram na ukchabagalon na ikai khumnaba ucheri ngasi su mayam gidamakta EPOM Media na series 9 na every Wednesday amadi Saturday na puthokcheri ba Crime Diaries humpu mathoi suba episode yengbiri ba singbu taram na ukcheri amadi hanana thagacheri loina na EPOM Media na mayam gidamakta akoina puthokcheri ba Crime Diaries Manipur state tagi ekhona crime mitigate tawna ba amadi mayam se awareness amadi education pi nabagi pandamna thamjari ba Crime Diaries mayam support to biba mayam gi energy duna ekhona ngasi phawbada humpu mathoi suba episode yoba ngamjabani hana thamjage aduga Crime Diaries sida disclaimer haijabatare mayam da ekhona phongdok chadaba yadabani na below 18 years habidi minors ina about to honsi aduga Crime Diaries habisi mayam na understand to biri badugi matung ina ekhona su mayam da amuktanga lauthok chari habidi legal platform na chade Koi Crime Diaries habisi mayam gidamakta min nakong oina ba educate tawna ba awareness pi na ba madi Manipur society sida ekoi si gyan taminaraga crime si karamba mongda mitigate tawmina sige haibegi wakhalon through comments through support mayam ma ekoi nizabaduna maram oizaraga Crime Diaries habisi ekoi mayam gi educate amadi education amadi ekoi gi crime se mitigate tawbada mayam awareness pi min nasi haibegi pandamna thamjaba Crime Diaries ni haina mayam da amuka hanasu phongdok chari loinana ngasi su humpuma thoi suba episode sida akogi chawrba sponsor thambirakli ba mayamna su hena khangbiri ba Laren Jewelers ki ahan ba outlet si sagol bani pa kaithel ani subada kwa kaithel segaro thoda bhabokta leiba sida mayamna linksin biraklaga apamba akogi traditionally designed oiraba akogi jewelry product mayam si mayamna amuktang makhal apamba khanbiraga isasi elegant oina lifestyle change to biu haina thamjage mayambu akogi ngasigi EPOM Media na mayam gidamakta seba tawjabada humpu mapal suba episode Crime Diaries yahonbibagi damakta su hanana thagachari loinana ngasi si akogi December gi tang kunmari changlaklabanina mayamda EPOM Media gi entire team dagi amadi Crime Diaries ki family singda akoina advance Merry Christmas haina akoina greetings pizari mayam Christmas na lakpada mayam se gyan taminaba tangdu leitaba Manipur si akogi yaifamangol pinabiba oira sanu ishorna haina thamjage aduga Christmas na lakpada akogi mayam si nuksinaba henba amadi akogi bonding ama leminaraga Manipur state ki wahan talks to leminasi habasi masu mayam da wish pizari loina na ngasigi akoina episode humphuma thoi yoropasi aduki matek nungaijai akoina mamangda episode akoina akogi EPOM Media gi app tagi akoina cinema yengba mayamda akoina eligible ohangiba nungsibai ni nungsimanbai season 3 da akoina hangjagiba question mayamdugi ngasi de akoina result to lauthoktingai mamangda akogi mayamna thabirakpa answer mayamdudagi akoina achumba khangatlaga answer si achumba si mi taragi mathakte hena chumba yauraklabnina akoina haijakibagi matung ina lucky draw ma mayamda tawjaraga akoina winner do mayam gi damakta khangani haina akoina lauthokchagibani loina na EPOM Media na akogi every now and then akoina sinjarakba akoi competitions kayama haibidi reels competitions quiz competitions akoi film gida akoina puthoga tawjariba competition mayam sida mayam gi interest amadi mayambu EPOM Media na akoi tawbimal khangba uchaba amadi mayamda akoina karamba mongda seba ngambage haibigi mongda akoina design tawjabani akoina
तौरक्पा कॉम्पिटिशन अमदी अखोइना सिंजा लांगजरक्पा अखोइगी मयामगी कॉन्टेस्ट मयाम अमदा अखोइना एंट्री फी अमत लौजदे ngasi फावबदा अदुगा अखोइना एंट्री फी दा बेस ओइरगा अखोइना मयामबु अखोइना कॉम्पिटिशन तौजबसु नचदे हाबसिमा मयामदा फोंदोकचरी अदुगा अखोइगी कॉम्पिटिशन अखोइना सिंजरगलिबा सिंगसी तांका खुदिंगी ओइना मयामदा सोसाइटी दा मणिपुरदा करंबा मोंगदा अखोइना अहेनबा मोटिवेशन अहेनबा एनर्जी अहेनबा अखोइगी माइकैदगे करी तौबा ngamjabage habiduma अखोइना खनजरगा इपोमिदाना मयामबो अखोइना नुसीजबदु उच्चबनी अदुगा अखोइना मयामदा अखोइगी इपोमिदियागी फैमिली ओइबिरिबा क्राइम डायरीज की फैमिली ओइबिरिबा सिंगदा अखोइना टोकन ऑफ एप्रिसिएशन अमो ओइना अखोइना एवरी नाउ एंड देन अखोइना मतंग चावा मतमदा अखोइना कॉन्टेस्ट कया अमा सिंजदुना लाक्चरी अदुगा मतुंग तारकपसु कया अमसु अखोइना सिंजगनी हाबगी पांदम लेजरी मयामना अदुमक सपोर्ट तोबियु अदुगा अखोइगी क्राइम डायरीज की फैमिली सिंगदसु अखोइना इपोमिदियाना पुथोकचरीबा कॉन्टेस्ट कया अमदसु सरुग याबियु अखोइगा अखोइना लेनरीबा अखोइगी बॉन्डिंग असी काइदनबा तुंग कोइना चथनबगी दमकता अखोइना एक्साइटमेंट कया अमा अखोइना कॉम्पिटिशन कॉन्टेस्ट कया अमा थमजबनी मयामदा अखोइना एंट्री फी लौजरगा अखोइना मदुन हेक्ता अखोइना अखोइगी पांदमसी अदुमक नचदबनिना अखोइगिदी क्राइम डायरीज की फैमिली इपोमिदिया की फैमिली सिंगदा अखोइना टोकन ऑफ एप्रिसिएशन ओइना थमजरगा कॉन्टेस्ट कया अमा तांकक नाइना नाइना अखोइना अदुमक सिंजरके हाइना मयामदा थमजबनी मयामबु हनना थागचरी लोइनना अनोब चहीसु लाकदौरे अनोब चही लाकपदा अनोब पांदम कया अमा थमिनसी अमदी क्राइम डायरीज ता अहेनबा सजेशंस अमदी फीडबैक कया अमसु थंबिरउ मयामगी वखलोन मयामगी अखोइ सजेशन मयामगी फीडबैक तुना अखोइदसु अदुके मतिक हेना अफबा चाउखटपा मयामदा अहेनबा सेबा तोबा ngamjagdabani हाइबगी पांदम दुमसु मयामदा अखोइना निजरी लोइनना क्राइम डायरीज पु हुंफुमापल योबगी दमक्तसु अहुंफुमाथोइ सुहनबगी दमक्तसु हनन थागचरी अदुगा ममांगदा अखोइना हंगजकिबा नुसीबैनी नुसीमनबै सीजन 3 अखोइना स्पेसिफिकली अखोइना बेस तौजगिबा सीजन 3 दा अदुगा अखोइगी इपोमिडिया की ऐप तगे कक्पीबा सिंगना सुंगसोय सोयदना कॉन्टेस्टेंट नसिदा एलिजिबल ओइगनी हाइना कोना थमजखिबगी मतुंग इना नुंगसिबैनी नुंगसिमनबै सीजन 3 खक्तमक्तगे लखचबा क्वेश्चन गाक्तनी अदुना सीजन 3 दगे रिलेटेड बा आंसर पीबीबा सिंगदुबसु अखोइना अखोइगी अचुंबा आंसर नि हाइना लौजगनी ममांगदा अखोइना क्वेश्चन सिंगसि हंगजखिबदुगे ngасidi मयामदा आंसर से फोंदोकनबगी खुदोंग चाबदा लौजगे अदुगा अखोइगी आंसर अखोइना एंट्री से थाजलकपसि अखोइना 23 गे 23 December के midnight फाउबा अखोइना एलिजिबल ओइगिबनिना ngасidi 24 ओइरबनिना अखोइना ngasi अखोइगी आंसर सि मयामदा लाउथोकचगे अदुगा रिजल्ट सिना अखोइना 26 December दा अखोइ मयामगी दमकता रिजल्ट सि अखोइना लाउथोकचगनी लाउथोकचरबा मतुंगदा मतंग चाबा मा यंगजरगा हाइबदी न्यू ईयर की मतुंगदा अखोइना खुदोंग चाबा मा यंगजरगा मयामदा अवार्ड सेरेमनी हाइबदी अखोइगी विनर्स मयामबो अखोइना अखोइ ऑनर तोबगी खुदोंग चाबदुमसु मयामगी ममांगदा सुंगसोय सोयदना लौजरके अदुगा अखोइगी 26 की रिजल्ट सिगी मयाम ngaibiraga अखोइगी contestant winner oirba singna amuka su akhoi lucky winner oinabagi damakta akhoi draw si uchaba tare aduna mayam ngaibiu aduga mayam akhoi answer thabirakpa sing nungsibai ni nungsimanbai season 3 bu ipo media gi app tagi kakpi duna yengbiba singbu su akhoi na tobimal khangbo chari amadi hanana thagachari makha tarakpa sing da su akhoi na mayam gi damakta nungai ba program nungai ba episode kayama nungai ba film kayama puduna lakchege mayam gi seba akhoi na matol lom na toba ngamjage haina mayam dagi nizari अखोइगी ममांग फोंदोक चखिबा नुंसीबैनी नुंसीमनबै सीजन 3 की क्वेश्चन तरुख अखोइना हंगजखिबदु क्वेश्चन दु मयामदा अमुक्तंगा फोंदोक चगे लोनेना अदुगी मतुंगिना अखोइ आंसर दु समुका मयामदा थमजगे अहानबा क्वेश्चन दा अखोइना हंगजखिबसि फिल्म हौरकपदा निंगसिंगी मखुत्ता खुदोप कया सिबगे अमदि सलाइगी घरी मचु अदु करिनो हाइना अखोइना थमजखिबनी मयामना पाखुम पिनरकपा मयामदगी अचुंबा याबदु अखोइना सुसोय सोयदना आंसर सु फोंदोक चगनी अदुगा अखोइगी थाबिखिबसिंगनासु इसा इसागी आंसर चुमगदी सुसोय सोयदना अखोइगी लिस्ट याउबिरकनी याउजरकनी हाइबसि मसु थमजगे अनि सुबा क्वेश्चन दा निंगसिंगी मखुत करी करीना सोखन खिबनो हाइबदि माई मखुत सोखिबदु करी करीना सोखिबनो हाइबदु मखोइना हंगजेखिबनी अहुम सुबा क्वेश्चन दना सलाइना पुखरी मपालदा नुंग कयारक लंखिबगे हाइबा अखोइगे नुंग मसिंग कयारक हनखिबा कयारक लंगबनो हाइबदु हंगजेखिबनी मरी सुबा क्वेश्चन दा सलाइना हौखिबा बोरादु करी बोरानो हाइना मयामदा थबजखिबनी मयाम बोरा मखन मखन इबिरई अदु बोरासु असुंबा बोरा इरकपा अदुगा क्वेश्चन सि अखोइना हाइजखिबे मतुंगिना क्वेश्चन नंबर 1 दगिना 6 फाउ चुमना पिरकपा सिंगदु तमक अखोइना खंगा चगदबनी अदुगा मंगा सुबा क्वेश्चन दा
question si dialogue ni dialogue ama pizaraga khoi question si hangjaki bani dialogue tu akoina mamang da su haija khare haibadi dialogue na sumaina haibi bani haibadi mamang da ichau chau na phajaba nupa ama lepli base kari mata hairam dene haina hairiba dialogue asi karamba matam da haiki bano haina khoina hangjaki bani amadi aroiba question haibadi question number 6 subada hangjaki ba question na tanuna anganda karamba matamda nungsi haikibano haibana akoina hangjakiba haibadi tanuna anganda karamba matamda nungsi haikibage haibagi timing akoina hangjakibada pung minute amadi second haina haijakibani aduga akoigi magi si answer si akoina mayam ghamda phongdok chage ahanba question hangkiba akoigi film horakpada ningsinge makhuta khudop kaya sibage amadi salagi ghari machu du karino haina hangba question dugi achumba paukhum answer si akoigi asumba hangiba paukhumdugi akoigi answer si khudo mari amadi ghari machuduna sana machu habidi gold color ni haina akoina thamjari ahanba chumbiri posing chubna piba singbo akoina mamangda akoigi thajan kiba mayam dudagi akoina khanga charaga habidi mayam achumba kayama pirakpana maram oiraga akoina mathang screen tawjarakadabani ani suba question da ningsingi makhut kari kari na sokhan ki bano haibaduda akogi answer achumbasi mahagi makhu sohan ki basi jingha amadi glass na sohan ki bani haibasi mathambira pasingna chumba answer ni hana khone logjagani aduga ahum suba question hangjaki bada salaina pukri mapal da nung kayarak langki bage haibadugi paukhumsi ekoina ahum lak langki haina nung se ahum lak langki bana maram oiraga nung ahum lak langki haina ibira pasingbo khoina chumba paukhumni haina logjagani mari suba question da salaina haukiba bora du kari bora no haina khone thamjakiba question du madugi achumba paukhumsi nakupi bora ni hokibadu nakupi bora haina khumbirakpa singbu achumba paukhumni haina khone logjagani manga suba question da khone dialogue thamjakiba mamang de chau na phajaba nupa ama lepli base karimata hairam dene haina khone dialogue asi karamba matamda haikibano haina hangjakiba paukhumdugi ekhoigi wahangdugi paukhumna salaina office halakpaga phi phauraga kumtharakpada haikibani haiba sigi answer siga chanana khumakpa singdubu akoina answer si achumba answer nena lokha chagani loina na taruk suba haibadi aroiba question da akoina hangjaki tanuna anganda karamba matamda nungsi haikibage exact akoigi pungduma timing duma second duma haibira o haina akoina haijakibani aduga masigi question taruk suba sigi answer si 17 minutes ta haigibani 17 minutes tagina akoigi 20 seconds phawbada ibirakpa sing haibadi 17 minutes 1 second bu haisu 2 second bu haibu till 20 seconds haibirapa singbudo akoina achumba paukhumni haina lawjaraga ngasigi akoina thamjakiba answer singsi chumna pibirakpa 1 dagina 6 haibadi amadagina taruk pok akoina phongdok chariba answer se chumna pibirakpa singduna akoigi winner ge akoina lucky draw out pa matam sida sungsoi sodana yawjarakani haina mayamda thamjari aduga mayam sungsoi sodana ngaibiu tang ku tarukta mayam ge damakta akoina ipo media na puthoktuna akoigi wahang pahang thamjari basigi result sungsoi sodana mayamda akoina phongdok charakani haibasima thamjaraga aduga ngasigi akoigi 23rd midnight ta loikhibani haibasima su mayam khangjin biro loina na akoigi result sida akoina akhoi lucky draw utlaba matungda winner ma khanjaraga matungda akoina mo consolation ani magasu thamjage haina akoina plan tawjare mayam ngaiminasi tang 16 ta result ngaibiraga akoigi mayamna akoigi support gi matungina akoina mayamda lucky winner laibak phabaduma khadminasi haibasima thamjage ngasi mayam gi damakta ozaro bitale masu akoigi studio lengsinduna leizare crime diaries humphuma thoi subagi damakta aduga ngasi ozasina thambiri basi akoigi topic si nupa gi saglon da haina thamjari aduga nupa gi saglon si karino karamba role no karamba akoigi crime siga relate to bono habdu ozana thambigani aduga ahanba makta da mayam ozabu ogminasi ozabu taram nokcheri akoigi po media na crime diaries si humphuma pal suba yorpasi aduke bite mayam si akoina thagat tabangam jade haibadi mayam gi support na khone yawjarakpani adu ngasi gi topic se ozana su thambiri khogi nupa gi saklon da haina aduga ngasi se oja se mayam ngti gi setpa gi style se khitang su honge yamna leisabi manba musi yawe oja gi wakhalon ngasi selai ba style si su karino haibadu mayam da thambiyo bage dum kodam ni sala leng yalam yan sala pani aduga speak se mit se yam nungai raktre hoi ada asyang badi upabane ada haina da na sum upak tawi ko hoi ang lok thok pasum tawi ba hoi ano ne
ꯁꯨꯝ ꯅ꯭ꯌꯨ ꯂꯨꯛꯁ ꯑꯃ ꯂꯥꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯁꯛꯂꯣꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯣꯖꯥꯒꯤ ꯆꯪꯈꯣꯟꯕꯗꯨꯃꯗꯤ ꯑꯗꯨꯃꯛ ꯃꯥꯡꯗꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯣꯃꯦꯗꯤꯌꯥꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚꯤꯌꯨꯋꯔꯁꯤꯡ ꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯨꯔꯖꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯄꯣꯃꯦꯗꯤꯌꯥꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯤꯅꯤꯡꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯊꯝꯖꯔꯛꯄꯅꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯥꯕꯗ ꯌꯥꯝꯁꯨ ꯉꯁꯤꯗꯤ ꯀꯞꯄꯅꯤ ꯑꯗꯣ ꯋꯥꯔꯤꯗꯁꯨ ꯐꯖꯅ ꯃꯨꯜꯂꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯑꯁꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩꯃꯛꯅꯐꯧ ꯇꯥꯕꯗ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯀꯨꯏꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 9-10 ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯤ ꯐꯖꯕꯁꯤꯡꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯏꯔꯒ ꯄꯣꯁ ꯑꯣꯏꯅ ꯍꯥꯞꯀꯠꯂꯝꯃꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯥꯞꯀꯠꯄ ꯃꯇꯝꯗ ꯄꯨꯔꯥ ꯃꯇꯝꯗꯨꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯃꯇꯝꯗꯨꯗ ꯑꯁ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯏꯕ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯏ ꯉꯝꯅꯤꯀꯣ ꯁꯝꯄꯠꯅꯦ ꯂꯣꯏꯅꯃꯛ ꯏꯕꯗꯤ ꯉꯝꯄꯣꯠꯇꯦ ꯑꯗꯨꯒ ꯁꯤꯗꯗꯤ ꯄꯨꯔꯥꯅ ꯂꯤꯔꯛꯇꯣꯏꯃꯤꯗꯅ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯥꯒꯤ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯦꯡꯅꯕ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯃꯃꯨꯛ ꯊꯦꯡꯅꯕ ꯃꯆꯥꯒꯤ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄ ꯁꯨꯃꯥꯏꯅ ꯑꯍꯨꯝꯁꯦ ꯂꯤꯔꯛꯄꯗꯗꯤ ꯑꯁ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯍꯨꯝꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯂꯤꯅꯤꯡꯉꯦ ꯂꯤꯊꯣꯛꯇꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯥꯏꯅꯕꯒꯤ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯌꯥꯝ ꯋꯥꯡꯉꯦ ꯃꯧ ꯅꯍꯥ ꯉꯟꯅ ꯃꯆꯥ ꯑꯃꯅꯤ ꯌꯥꯎꯕ ꯃꯆꯥ ꯄꯤꯇꯨ ꯄꯤꯛꯏꯉꯩꯗ ꯈꯥꯏꯅꯕꯁꯤꯡꯁꯦ ꯌꯥꯝ ꯂꯩꯔꯦꯕ ꯁꯤꯁꯤꯅ ꯑꯃꯨꯛꯅꯦ ꯌꯥꯝ ꯆꯤꯛꯄꯅꯦ ꯑꯃꯅ ꯔꯦꯁꯄꯦꯛ ꯃꯥꯡꯅꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯣꯏ ꯃꯁꯥꯕꯨ ꯉꯟꯅ ꯆꯍꯤ 35-36 ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ 10ꯒꯤ ꯃꯃꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯦꯗꯅ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯈꯥꯏꯅꯔꯦꯕꯀꯣ ꯃꯁꯥꯕꯨ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯈꯜꯐꯥꯎ ꯈꯟꯖꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯆꯥꯗꯣ ꯄꯤꯇꯨ ꯈꯥꯏꯅꯔꯦ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯆꯥꯒꯤꯗꯃꯛ ꯃꯣꯏꯅ ꯂꯦꯞꯄ ꯀꯠꯊꯣꯛꯄꯁꯦ ꯉꯝꯃꯛꯇꯦꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯊꯣꯔꯛꯑꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯒ ꯈꯔ ꯀꯣꯏꯅ ꯅꯨꯄꯤ ꯂꯩꯕꯗ ꯈꯔ ꯂꯩꯁꯟ ꯑꯗꯩ ꯃꯆꯥꯈꯩꯗꯨꯅ ꯑꯃꯨꯛ ꯃꯄꯥꯁꯨ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤꯕ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯁꯤꯗ ꯃꯃꯥꯏ ꯃꯄꯥꯝꯗ ꯈꯔ ꯂꯩꯍꯧ ꯃꯄꯥꯏ ꯃꯌꯨꯝꯗ ꯈꯔ ꯂꯩ ꯑꯇꯣꯝꯕꯤꯅ ꯈꯔ ꯌꯣꯛ ꯀꯉꯥꯎꯅꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯅꯦ ꯉꯁꯤꯗꯤ ꯇꯧꯖꯔꯤ ꯑꯩꯀꯣ ꯅꯨꯄꯥ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯤ ꯀꯩꯁꯨ ꯃꯁꯤꯡ ꯌꯥꯝꯗꯦ ꯈꯔꯒꯤ ꯋꯥꯅꯤ ꯅꯍꯥ ꯑꯣꯏꯅ ꯂꯨꯈꯥꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒ ꯀꯥꯏꯅꯕꯁꯤꯗꯤ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯅꯀꯣ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯍꯤꯡꯉꯤꯕ ꯅꯨꯄꯤꯁꯤꯡ ꯈꯥꯏꯅꯔꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯂꯩꯈꯤꯗꯕ ꯁꯤꯗ ꯀꯠꯊꯣꯛꯆꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯨꯟꯅꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯏꯆꯥ ꯌꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯒꯦ ꯑꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯤꯅꯦ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯁꯤꯗ ꯀꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯣꯏ ꯃꯄꯥꯁꯤꯅꯅꯦ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯀꯣꯏꯕ ꯅꯨꯄꯤꯒ ꯁꯤꯁꯤ ꯃꯥꯅ ꯁꯤꯗ ꯑꯗꯨꯝ ꯃꯃꯥ ꯈꯠꯅꯕ ꯑꯗꯨꯒꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯄꯨ ꯅꯪ ꯅꯆꯥꯈꯩꯁꯦ ꯂꯣꯏ ꯆꯥꯎꯁꯜꯂꯛꯑꯕꯅꯤ ꯅꯪ ꯏꯀꯥꯏꯗ꯭ꯔꯥ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯂꯥꯅ ꯈꯠꯅꯕꯁꯤ ꯑꯗꯨꯝ ꯁꯤꯁꯤꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈ꯭ꯔꯦꯕ ꯃꯥꯅ ꯆꯍꯤ 6-7 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛꯁꯨ ꯇꯧꯋꯦꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯁꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯡꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯒ ꯍꯥꯞꯇꯕꯤ ꯀꯥ ꯑꯃꯈꯛ ꯁꯥꯗꯣꯛꯑ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯄꯥꯁꯤꯒ ꯃꯃꯥꯁꯤꯒꯁꯦ ꯌꯥꯝ ꯈꯠꯅꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯤ ꯑꯁꯤꯒꯤ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯁꯤꯗꯩꯗ ꯃꯣꯏꯁꯦ ꯐꯨꯕ ꯅꯨꯄꯤ ꯀꯣꯏꯕꯁꯤꯒꯤ ꯍꯥꯏꯔꯨꯕꯗ ꯑꯗꯨꯝ ꯐꯨꯕ ꯑꯍꯤꯡꯁꯦ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥꯁꯦ ꯂꯩꯔꯝꯗꯕ ꯃꯃꯥꯁꯤꯅ ꯊꯤꯔꯨꯕꯗ ꯊꯣꯡꯒꯥꯟꯗ ꯍꯦꯛꯇ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯕꯤ ꯑꯗꯩ ꯁꯨꯝꯕꯒꯤ ꯑꯗꯨꯝ ꯈꯟꯅꯔꯦꯕ ꯌꯥꯝ ꯇꯣꯏꯅꯀꯣ ꯑꯗꯩ ꯃꯤꯅ ꯅꯨꯄꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯄ ꯄꯨꯔ ꯆꯠꯈꯤ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯥꯅ ꯍꯜꯂꯛꯑ ꯍꯥꯏꯔꯨꯔꯦ ꯅꯪ ꯅꯊꯧ ꯀꯩ ꯂꯩ ꯀꯣꯏꯅꯤꯡꯉ ꯀꯣꯏꯃꯤ ꯅꯪ ꯆꯠꯅꯤꯡꯉ ꯆꯠꯈꯣ ꯁꯨꯝꯕꯩ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯔꯨꯕꯗ ꯐꯨꯕꯁꯨ ꯃꯃꯥꯁꯦ ꯑꯗꯨꯝ ꯐꯨꯕꯤꯕ ꯃꯣꯏꯅ ꯀꯤꯅ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕꯤꯗ ꯃꯥꯒ ꯃꯆꯦꯒꯅꯤ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯗꯨꯝ ꯃꯆꯦ ꯃꯕꯥꯅꯤꯅ ꯑꯗꯨꯝ ꯀꯤꯅ ꯀꯞꯄꯒ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯈ꯭ꯔꯦꯕ ꯌꯥꯝ ꯊꯥꯖꯗꯅ ꯃꯄꯥꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯅꯨꯄꯤꯁꯦ ꯄꯨꯔ ꯂꯥꯛꯄꯁꯤꯗ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯑꯗꯩ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯀꯧꯔꯦ ꯃꯣꯏ ꯁꯥꯒꯩꯁꯨ ꯐꯝꯃꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯜꯂꯛꯄꯁꯦ ꯍꯦꯛ ꯐꯝꯅꯩꯌꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕꯩꯁꯨ ꯐꯝꯕꯤꯒꯗꯧꯅꯦꯕ ꯁꯥꯒꯩ ꯑꯅꯤꯁꯦ ꯀꯩꯗꯧꯁꯤꯒꯦꯅ ꯐꯝꯅꯕꯁꯦ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯗꯤ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯍꯟꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯌꯨꯝ ꯄꯥꯟꯕꯅꯦꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯨꯒ ꯏꯆꯥ 2 ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗꯗꯤ ꯆꯠꯂꯣꯏ ꯑꯗꯨ ꯅꯨꯄꯤꯁꯦ ꯈꯥꯏꯗꯣꯛꯅꯕꯤꯌꯨ
ꯅꯨꯄꯤꯁꯦ ꯂꯧꯍꯟꯕꯤꯒꯅꯨ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯃꯥꯗꯤ ꯆꯪꯉꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦꯕ ꯁꯤꯝꯇꯪ ꯃꯌꯥꯝꯅ ꯇꯧꯕꯤꯌꯨ ꯑꯩ ꯏꯆꯥ ꯌꯣꯛꯑꯒ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯉꯝꯍꯟꯕꯤꯌꯣꯅ ꯑꯗ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔꯃꯤꯅ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯅꯗꯦꯕ ꯑꯁꯤ ꯇꯧꯖ ꯁꯥꯖꯩꯁꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯀꯥꯟꯗ ꯀꯩ ꯊꯣꯏꯅ ꯇꯧꯖ ꯁꯥꯖꯩꯅꯣ ꯂꯣꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯅꯨꯄꯤ ꯀꯣꯏꯕꯩ ꯈꯣꯠꯄꯩ ꯈꯟꯅꯕꯗꯩ ꯅꯨꯡꯗꯥꯡꯅ ꯊꯦꯡꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯛ ꯂꯩꯌꯥꯗ ꯍꯪꯒꯜ ꯍꯟꯇꯥ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕ ꯃꯤ ꯂꯣꯏ ꯎꯔꯕꯅꯤꯅ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯂꯧ ꯑꯃꯨꯛ ꯀꯨꯝꯃꯤ ꯑꯃꯃꯨꯛ ꯇꯧꯏ ꯇꯧꯔꯒ ꯑꯗꯨꯝꯅꯦ ꯃꯆꯥꯈꯩꯁꯦ ꯍꯣꯠꯅꯖꯔꯛꯄ ꯑꯗꯩ ꯃꯣꯏ ꯑꯗꯩ ꯈꯤꯇꯪ ꯆꯠꯊꯔꯒ ꯑꯃꯨꯛ ꯇꯨꯔꯦꯜ ꯂꯩꯔꯦꯕ ꯑꯗꯁꯨ ꯂꯩꯉꯣꯏ ꯄꯦꯛꯄꯁꯨ ꯌꯥꯎꯖꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅꯗꯤ ꯀꯟꯅ ꯍꯣꯠꯅꯔꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯅꯨꯡꯁꯤꯕꯩꯕ ꯃꯥꯁꯦ ꯁꯥꯒꯩꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯍꯥꯏꯔꯦꯕ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯁꯦ ꯇꯧꯅꯤ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯨꯄꯤꯁꯦ ꯂꯧꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯗꯤ ꯁꯥꯒꯩꯁꯤꯗ ꯇꯤꯟꯖꯔꯔꯣꯏ ꯑꯩ ꯈꯛ ꯆꯪꯉꯛꯄꯒꯤꯗꯤ ꯑꯩ ꯀꯥꯟꯅꯗꯦ ꯑꯗ ꯅꯨꯄꯤꯁꯦ ꯁꯥꯒꯩꯁꯤꯒꯤ ꯃꯧꯅꯦꯅ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯁꯨ ꯆꯪꯖꯔꯛꯑꯔꯣই ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯅꯨꯄꯤꯁꯦ ꯄꯨꯔꯒꯀꯣ ꯑꯗꯨꯗꯒꯤ ꯃꯃꯥꯁꯦ ꯑꯗꯨꯝ ꯑꯅꯥꯕ ꯍꯧꯔꯦ ꯋꯥꯈꯜꯅ ꯇꯨꯝꯗꯕꯤ ꯆꯥꯗꯕꯤ ꯑꯍꯤꯡ ꯀꯞꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯊꯦꯝꯕꯤ ꯑꯗꯩ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨꯕ ꯈꯣꯠꯄ ꯀꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯗ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯩꯅꯣ ꯃꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯃꯃꯥꯁꯤꯅ ꯑꯋꯥꯕꯁꯦ ꯍꯥꯏꯗꯣꯛꯇꯦꯕ ꯃꯤꯉꯣꯟꯗ ꯑꯗꯩ ꯑꯗꯨꯝ ꯁꯥꯒꯩꯒꯩ ꯐꯧ ꯈꯔ ꯍꯩꯕꯅ ꯑꯗꯨꯝ ꯐꯧ ꯈꯔ ꯄꯤꯔꯛꯄ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯤꯒꯦꯅꯦꯅ ꯃꯅꯦꯝ ꯃꯟꯗꯣꯟꯈꯩꯅ ꯑꯗꯩ ꯃꯄꯥꯝꯅ ꯈꯔ ꯄꯤꯔꯛ ꯇꯧꯔꯒ ꯁꯨꯝ ꯇꯧꯋꯦ ꯑꯗ ꯃꯇꯝꯗꯨꯗ ꯃꯆꯦꯗꯤ ꯄꯨꯡꯀꯛ ꯆꯥꯎꯗꯅ ꯃꯆꯦꯁꯤ ꯐꯤ ꯁꯥꯕ ꯍꯧꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯦ ꯐꯅ ꯀꯨꯏꯅ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟ ꯆꯍꯤ 4-5ꯁꯦ ꯃꯃꯥꯁꯨ ꯀꯩꯝ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯦꯕ ꯑꯗꯩ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯆꯍꯤ 10ꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤ 18-19 ꯁꯨꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯆꯥꯎꯔꯛꯄꯒꯤ ꯄꯩꯁꯥ ꯀꯣꯟꯅꯔꯛꯇꯕ ꯃꯥꯁꯨ ꯁꯨꯝ ꯅꯥꯕ ꯍꯧꯕ ꯃꯥ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯂꯣꯏ ꯑꯣꯏꯈꯤ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯊꯥꯒꯤ ꯄꯤꯌꯨ ꯍꯥꯏꯔꯨꯒꯦꯅ ꯃꯥꯁꯨ ꯈꯜꯂꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯍꯥꯏ ꯆꯠꯂꯣ ꯍꯥꯏꯔꯨꯁꯣꯅ ꯑꯗꯩ ꯀꯦꯁ ꯇꯧ ꯍꯥꯏ ꯑꯗ ꯃꯃꯥꯅ ꯑꯩ ꯀꯦꯁ ꯅꯨꯡ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯑꯩꯒ ꯃꯥꯒ ꯈꯥꯏꯅꯕ ꯅꯠꯇꯕꯅꯤ나 ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯤꯅꯤꯅ ꯑꯩꯁꯦ ꯃꯥꯏ ꯃꯃꯤꯡꯗ ꯂꯩꯔꯤꯕꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯅꯤꯅ ꯏꯆꯥ ꯑꯅꯤꯒ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯀꯦꯁ ꯅꯨꯡꯗꯤ ꯇꯧꯔꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯍꯛꯇꯣ ꯑꯩ ꯆꯠꯂ ꯍꯥꯏꯔꯨꯒꯦꯅ ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯃꯄꯥꯁꯤ ꯃꯇꯝꯗꯨꯗ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯄꯤꯛꯇꯛꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯇꯣꯝꯕꯤꯁꯤꯒ ꯑꯗꯩ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯇꯣꯝꯕꯤꯁꯤ ꯃꯆꯥꯁꯨ ꯌꯥꯎꯔꯦ ꯆꯠꯂꯒ ꯃꯥꯅ ꯍꯥꯏ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗ ꯅꯨꯄꯥꯁꯤꯅ ꯁꯥꯎꯗꯅ ꯑꯗꯩꯗꯤ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪ ꯁꯤꯗ ꯅꯪꯅ ꯌꯥꯕꯗ ꯌꯥꯔꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯄꯥꯝꯃꯦ ꯂꯧꯔꯛꯑꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯒꯦꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯏ ꯉꯥꯛꯄꯤꯔꯝꯃꯗꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯕꯤꯀꯣꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯚꯔꯥꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯑꯃꯨꯛ ꯅꯧꯅ ꯍꯤꯡꯒꯣꯜ ꯂꯩꯔ ꯁꯥꯟꯅꯔꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯂꯣꯟ ꯅꯨꯡ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯅꯦꯕ ꯑꯗ ꯑꯩꯁꯨ ꯍꯥꯏꯗꯕ ꯌꯥꯕꯈꯩ ꯍꯥꯏꯔꯣꯏꯅ ꯑꯩ ꯍꯥꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯗꯣ ꯆꯥꯎꯁꯜꯂꯛꯑꯦ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯑꯩꯁꯨ ꯇꯣꯏ ꯅꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞꯇꯒꯤ ꯁꯔꯨꯝ ꯊꯣꯛꯄꯩ ꯑꯃ ꯈꯥꯏꯔꯛꯎ ꯑꯗꯨ ꯍꯥꯏ ꯂꯥꯛꯄꯅꯤ ꯍꯥꯏ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯂꯨꯄꯥ ꯑꯃꯐꯥꯎꯗꯤ ꯑꯩ ꯌꯦꯡꯉꯔꯣꯏ ꯄꯤꯈ꯭ꯔꯔꯣꯏ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣ ꯍꯥꯏꯔꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯐꯔꯦ ꯅꯆꯥ ꯑꯅꯤꯒꯤ ꯄꯤꯌꯨ ꯍꯥꯏꯔꯦꯕ ꯅꯪꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯂꯩꯔꯤꯉꯩꯗꯤ ꯄꯤꯔꯣꯏ ꯅꯪꯅ ꯌꯨꯝꯗꯨꯗꯩ ꯆꯠꯈ꯭ꯔꯒꯦ ꯈꯥꯏꯅꯔꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪꯒꯤ ꯑꯩꯅ ꯆꯥꯛꯊꯥꯛ ꯄꯤꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂ ꯌꯨꯝꯗꯨꯗ ꯂꯩꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯤ ꯄꯤꯔꯣꯏ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯉꯪꯅꯗꯅ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯦ ꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯇꯨꯔꯣꯟꯕ ꯑꯗꯩ ꯅꯨꯄꯤ ꯂꯩꯅ ꯅꯨꯄꯤ ꯂꯣꯟꯕ ꯅꯆꯥ ꯌꯦꯡꯉꯝꯗꯕ ꯁꯥ ꯖꯦꯟ ꯊꯝꯒꯗꯕꯅꯤ ꯅꯣꯏꯁꯤꯗꯤ ꯖꯦꯟꯗ ꯊꯝꯒꯗꯕꯅꯤꯅ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏꯗꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯄꯨꯔꯣꯏꯕꯝꯗ ꯀꯩ ꯉꯥꯡꯅꯤ ꯈꯪꯗꯕ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯂꯣꯜꯂꯛꯏꯁꯦ ꯀꯥꯏꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯉꯣ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯛꯏꯕ ꯂꯣꯜꯂꯛꯏꯕꯁꯦ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯀꯔꯤꯗꯒꯤꯅꯣꯗꯣ ꯈꯪꯉꯨ ꯀꯥꯏꯅ ꯑꯗꯩꯗꯤ ꯀꯔꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯂꯩꯁꯜꯂꯛꯄ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯃꯤꯒꯤ ꯃꯇꯨꯗ ꯃꯆꯥꯗ ꯊꯥꯗꯒꯗꯕ ꯊꯥꯛꯀꯗꯕ ꯄꯩꯁꯥꯗꯣ ꯅꯪꯒꯤ ꯅꯈꯅꯥꯎꯗ ꯅꯪ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯍꯜꯂꯒ ꯂꯩꯕ ꯅꯍꯨꯝ ꯁꯥꯖꯜꯂ ꯂꯩꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯀꯔꯤꯒꯤ ꯑꯁꯣꯏꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯔꯝ ꯆꯠ ꯀꯥꯝꯕꯩ ꯀꯣꯏꯔꯤꯃꯤ ꯅꯣꯏ ꯅꯔꯝ ꯆꯠ ꯀꯥꯝꯅꯕꯒꯤ ꯅꯣꯏ ꯀꯣꯏꯅꯔꯒ ꯀꯔꯤꯒꯤ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯌꯦꯡꯉꯣꯗꯤ ꯀꯔꯤ ꯑꯩ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯔꯧꯅ ꯑꯩ ꯏꯄꯥꯝꯗ ꯈꯥꯏꯅꯔꯁꯦ ꯍꯥꯏꯌꯨꯅ ꯑꯗꯨꯗꯤ ꯅꯠꯇ꯭ꯔ ꯅꯣꯏ ꯅꯔꯝ ꯆꯠ ꯀꯥꯝꯃꯒ ꯅꯨꯄꯤꯅ ꯁꯣꯏꯕꯗꯩ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯅꯨꯄꯤ ꯂꯣꯟꯕꯅꯦꯗꯤ ꯀꯔꯤꯅꯣꯅ ꯍꯦꯛꯇ ꯈꯟꯅꯔꯦꯕꯀꯣ ꯑꯗꯩꯗꯤ
ꯅꯨꯄꯥꯁꯤꯅꯒ ꯃꯥꯁꯦ ꯐꯨꯗꯅ ꯈꯣꯠꯇꯅ ꯐꯥꯅ ꯊꯣꯝꯗꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤꯁꯤꯗ ꯂꯥꯛꯑꯣꯏ ꯆꯔꯥ ꯍꯦꯜꯂꯁꯨ ꯁꯤꯈꯤꯒꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯨ ꯊꯛꯑꯒ ꯑꯣꯏꯁꯨ ꯁꯤꯃꯤꯟꯅꯈꯤꯒꯦ ꯂꯥꯛꯑꯣꯏ ꯑꯩ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯅꯤ ꯅꯣꯡꯇꯁꯨ ꯂꯥꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅ ꯀꯨꯏꯔꯦꯅ ꯑꯩꯁꯨ ꯑꯁꯥꯎꯕ ꯍꯟꯊꯔꯦ ꯑꯗꯣ ꯅꯪꯁꯨ ꯅꯆꯥꯈꯩ ꯈꯜꯂꯒ ꯑꯁꯨꯛꯇꯤ ꯄꯤꯔꯛꯀꯦꯍꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯇꯣꯝꯕꯤꯁꯤꯅ ꯄꯨꯔꯥ ꯍꯦꯛꯇ ꯁꯨꯝꯃꯒ ꯅꯪꯒꯤ ꯅꯆꯥꯗ ꯄꯤꯖꯒꯗꯕ ꯁꯔꯨꯛꯁꯦ ꯑꯇꯣꯝꯕꯤꯁꯤ ꯊꯥ ꯂꯩꯕ ꯍꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯅꯪ ꯅꯆꯥꯒꯤ ꯄꯥꯄꯨꯅꯤ ꯑꯅ ꯍꯥꯏꯔꯝꯕ ꯃꯥꯁꯦ ꯀꯞꯄ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯌꯨꯝ ꯌꯧꯔ ꯅꯥꯔꯦ ꯀꯞꯄ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯥꯈꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯗꯩ ꯃꯃꯥꯁꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯋꯥꯈꯜꯅꯅꯦ ꯅꯥꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯅꯥꯁꯟꯈ꯭ꯔꯦ ꯑꯗꯩ ꯅꯥꯁꯟꯈꯤꯕꯗꯩ ꯆꯍꯤꯃꯨꯛꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦ ꯃꯥꯁꯦꯀꯣ ꯑꯅꯤꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯁꯦ ꯑꯩ ꯆꯠꯂꯨꯒꯦꯗ ꯃꯁꯤ ꯃꯤ ꯎꯁꯤꯠꯃꯟꯗꯦꯗ ꯏꯃꯥꯁꯨ ꯅꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯥꯔꯦꯅ ꯀꯩꯅꯣꯗꯒꯤ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯄꯤꯖꯔꯒ ꯂꯥꯏꯌꯦꯡꯕꯗꯩ ꯍꯦꯟꯅ ꯉꯝꯗ꯭ꯔꯦ ꯏꯆꯦꯅ ꯐꯤ ꯈꯔ ꯁꯥꯔ ꯆꯦꯡ ꯋꯥꯜꯂ ꯈꯔ ꯆꯥ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯑꯇꯣꯝꯕꯤꯗꯨꯒ ꯑꯇꯣꯝꯕꯤ ꯃꯆꯥꯒꯅ ꯄꯤꯖꯗꯅ ꯄꯤꯊꯛꯇꯅ ꯂꯨꯅ ꯇꯧꯔꯒ ꯐꯖꯅ ꯊꯝꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯃꯣꯏꯒꯤ ꯂꯣꯏ ꯑꯣꯏꯈ꯭ꯔꯦ ꯂꯧꯔꯨꯒꯦꯗ ꯑꯩꯁꯨ ꯍꯥꯏꯔꯨꯒꯦꯗ ꯑꯩ ꯃꯗꯨ ꯂꯥꯟ ꯇꯧꯔꯨꯒꯦꯗꯅ ꯈꯜꯂꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯀ ꯃꯥꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯇꯨꯝꯃꯤꯟꯅꯩ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯅꯩꯌꯦꯕ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯣꯏ ꯍꯦꯛ ꯂꯩꯀꯥꯏꯁꯦ ꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯥꯟꯅꯕꯅꯦ ꯀꯣꯏꯒꯦ ꯍꯥꯏ ꯅꯪ ꯑꯝꯇ ꯌꯥꯎꯅ ꯀ꯭ꯔꯤꯒꯤ ꯇꯛꯃꯟꯗꯅ ꯌꯥꯔꯒ ꯅꯨꯄꯥꯁꯦ ꯍꯥꯏꯐꯦꯠ ꯀꯣꯏꯅꯩꯌꯦꯕ ꯌꯥꯝꯗꯤ ꯅꯛꯁꯟꯅꯅꯗꯤ ꯀꯣꯏꯅꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯁꯝꯕꯜ ꯑꯃ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯄꯣꯂꯥꯡꯈꯣꯛ ꯑꯃ ꯁꯦꯝꯁꯦ ꯍꯥꯏꯔꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯒ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒ ꯃꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯕꯤꯕ ꯄꯣꯂꯥꯡꯈꯣꯛ ꯁꯥꯁꯦ ꯑꯗꯩ ꯁꯝꯕꯜꯁꯦ ꯈꯥꯖꯤꯟꯕꯤꯁꯦꯍꯦ ꯑꯗꯩ ꯒꯦꯠꯁꯦ ꯇꯨꯔꯦꯅꯦ ꯒꯦꯠꯁꯦ ꯁꯦꯝꯕꯤꯁꯦ ꯍꯥꯏꯕ ꯑꯗꯩ ꯀꯩꯅꯣ ꯃꯩꯁꯦ ꯉꯁꯤꯁꯦ ꯀꯩꯗꯧꯈ꯭ꯔꯃꯣ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯃꯩꯗꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯇꯦ ꯍꯥꯏꯔꯁꯨ ꯁꯦꯝꯕꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯗ ꯑꯗꯨꯝ ꯊꯤꯜꯂꯛꯄ ꯄꯤꯔꯛꯄ ꯅꯨꯄꯥꯁꯤꯒꯤꯗꯤ ꯈꯤꯇꯪ ꯃꯣꯏ ꯏꯃꯨꯡꯒ ꯌꯦꯡꯅꯕꯗ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯃꯆꯦꯡ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯨꯄꯥꯁꯤꯅꯁꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯃꯥꯅ ꯑꯉꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯩ ꯃꯣꯏꯗꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜꯒ ꯌꯥꯝ ꯆꯥꯎꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯌꯥꯝ ꯍꯦꯛꯄ ꯑꯗ ꯃꯃꯥꯟꯅꯕꯤꯗꯣꯗꯒ ꯃꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯄꯤꯔꯛꯇꯅ ꯑꯗꯩ ꯃꯣꯏꯗꯤ ꯐꯧ ꯆꯦꯡꯒ ꯍꯩꯌꯦꯕ ꯆꯦꯡꯒꯁꯦ ꯃꯥꯅꯅꯦ ꯌꯣꯝꯃꯒ ꯈꯨꯗꯩꯗꯒ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯃꯕꯥꯏꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯐꯦꯠ ꯍꯧꯅꯔꯛꯑꯦꯕ ꯃꯇꯥꯡꯁꯦ ꯆꯍꯤ ꯀ꯭ꯂꯥꯁ ꯃꯣꯏꯅ 9 ꯀꯥꯔꯛꯄ ꯃꯇꯥꯡꯅꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯃꯥꯁꯦ ꯁꯨꯝ ꯅꯥꯕꯁꯤꯗ ꯍꯤꯗꯥꯛ ꯂꯩꯔ ꯄꯤꯖꯕꯁꯨ ꯉꯝꯗꯕ ꯑꯗꯩ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯍꯤꯗꯥꯛꯀꯁꯦ ꯂꯩꯔꯨꯔꯒ ꯄꯤꯖꯩꯌꯦꯕꯀꯣ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯁꯨ ꯀꯣꯛ ꯆꯤꯛꯄꯒꯤ ꯀꯩꯅꯣꯁꯦ ꯄꯤꯖꯕ ꯍꯤꯗꯥꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯗꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯌꯥꯝꯕꯅꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯁꯤꯃꯗ ꯅꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯃꯥꯒꯤꯁꯦꯀꯣ ꯑꯗꯩ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯕꯥꯅꯤ ꯆꯠꯎꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯎꯁꯤ ꯑꯗꯨꯅ ꯁꯥꯏꯀꯜꯗ ꯆꯠꯂꯦ ꯁꯥꯏꯀꯜꯁꯦ ꯄꯨꯡꯃꯨꯛ ꯊꯧꯕ ꯂꯝꯕꯤꯅꯦꯕ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯁꯥꯡꯉꯦꯕ ꯑꯗꯨꯝꯀꯣ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯌꯧꯁꯟꯈꯤꯕꯁꯤꯗ ꯃꯄꯥꯁꯤꯅ ꯆꯥꯎꯔꯝꯃꯅꯤꯅ ꯆꯍꯤ 9 ꯎꯅꯔꯨꯗ꯭ꯔꯕꯅꯤꯅ ꯆꯍꯤ 8 ꯑꯗꯥꯏꯗ ꯂꯩꯍꯧꯕꯗꯨꯅ 23 ꯐꯥꯔꯝꯃꯕꯅꯤꯅꯀꯣ ꯁꯛꯁꯦ ꯃꯄꯥꯁꯤꯅ ꯀꯌꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯃꯄꯥꯗꯣ ꯎꯗ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯍꯟ ꯑꯣꯏꯁꯜꯂꯝꯃꯦ ꯃꯄꯥꯗꯨꯁꯨ ꯈꯔꯗ ꯃꯥꯅꯗꯤ ꯈꯪꯉꯦ ꯃꯄꯥꯅꯦ ꯃꯃꯤꯡ ꯍꯥꯏꯔꯦ ꯃꯥꯅ ꯑꯩꯅꯦ ꯕꯕꯥꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯃꯥꯗꯣ ꯀꯨꯏꯔꯦ ꯅꯥꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯉꯥꯍꯥꯛꯃꯨꯛ ꯕꯕꯥ ꯍꯣꯏ ꯁꯤꯗ ꯆꯠꯈꯤꯕꯗꯒꯤ ꯈꯟꯅꯔ ꯂꯥꯛꯈꯤꯕꯗꯨꯗꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯅꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯊꯤꯉꯥꯏꯁꯨ ꯍꯧꯒꯠꯇ꯭ꯔꯦ ꯑꯗꯨ ꯏꯆꯦꯅ ꯐꯤ ꯈꯔ ꯁꯥꯔ ꯆꯥꯏ ꯌꯥꯝ ꯋꯥꯔꯦ ꯄꯩꯁꯥ ꯈꯔ ꯄꯤꯌꯨꯅ ꯍꯥꯏ ꯃꯄꯥꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯅꯣꯡꯃꯇ ꯅꯄꯥ ꯑꯩꯁꯦ ꯕꯕꯥ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯎꯅꯗꯤ ꯀꯧꯕ ꯂꯥꯛꯇꯦ ꯅꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯄꯩꯁꯥ ꯄꯤꯌꯣꯅ ꯂꯥꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯣꯏꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯔꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔ ꯁꯤꯅꯦꯕ ꯅꯣꯏ ꯉꯝꯅꯦꯅ ꯂꯩꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯅꯃꯥꯗ ꯕꯕꯥꯗꯣ ꯀꯧꯁꯟꯁꯤ ꯏꯃꯥꯁꯤꯗ ꯂꯩꯁꯤ ꯖꯤ ꯄꯨꯟꯅ ꯍꯥꯟꯅꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯣꯏ ꯄꯩꯁꯥ ꯄꯤꯌꯣꯗꯤ ꯀꯩꯅꯣꯅ ꯉꯥꯡꯉꯦꯕ ꯑꯗꯩ ꯕꯕꯥ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯥ ꯃꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯥ ꯅꯆꯥ ꯄꯣꯛꯊꯣꯛꯑꯒ ꯅꯆꯥ ꯌꯣꯛꯀꯅꯤ ꯈꯪꯗꯕ ꯑꯗꯨꯅ ꯇꯧꯔꯒ ꯍꯥꯏꯕꯗꯩꯗꯤ ꯀꯔꯤ ꯅꯪꯅ ꯑꯗꯨ ꯉꯥꯡ ꯌꯥꯕ꯭ꯔꯥꯅ ꯃꯄꯥ ꯃꯆꯥꯁꯦ ꯈꯠꯅꯔꯦꯅꯦꯀோ ꯑꯗꯩꯗꯤ ꯃꯄꯥ ꯃꯆꯥꯁꯦ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯑꯇꯣꯝꯕꯤꯁꯦ ꯊꯣꯛꯂꯛꯑꯒ ꯑꯗꯨꯁꯨ ꯅꯣꯏꯁꯦ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯄ ꯑꯗꯨ ꯀꯧꯏ ꯅꯄꯥꯗ ꯀꯔꯤ ꯉꯥꯡꯒꯅꯤꯁꯨ ꯈꯪꯗꯕ ꯑꯩꯅ ꯌꯥꯝ ꯀꯤꯅ ꯂꯨꯅ ꯆꯠꯈ꯭ꯔꯖꯥꯠꯅꯤ ꯉꯁꯤꯐꯥꯎꯗ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ ꯍꯪꯒꯠꯅꯕꯨ ꯌꯦꯡꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯉꯝꯁꯨ ꯍꯦꯛ ꯂꯥꯛꯑꯒ ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯑꯩ ꯃꯥꯡꯗ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩ ꯏꯄꯨꯔꯣꯏꯕꯗ ꯀꯅꯥꯝꯇ ꯋꯥ ꯉꯥꯡ ꯌꯥꯔꯣꯏ ꯁꯤꯅꯦ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯑꯇꯣꯝꯕꯤ ꯇꯧꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯃꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ
ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯒ ꯇꯥꯔ ꯂꯩꯕ ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯃꯆꯥꯅꯨꯄꯤꯅꯦ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯅ ꯊꯥꯛꯏ ꯀꯅꯥꯅ ꯌꯣꯛꯏ ꯑꯗꯨꯃꯥꯏꯅ ꯏꯄꯥꯅ ꯑꯩꯈꯣꯏꯁꯨ ꯊꯥꯛꯐꯝ ꯊꯣꯛꯇ꯭ꯔꯥ ꯅꯪ ꯀꯔꯤꯅ ꯍꯦꯛꯇ ꯈꯟꯅꯔꯦꯅꯦꯍꯦ ꯑꯗꯩ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏ ꯌꯥꯕ꯭ꯔꯥꯅ ꯃꯈꯖꯥꯏꯗ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄꯅꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯕ ꯅꯪꯒꯨꯝꯕꯅ ꯑꯇꯩ ꯃꯤꯅ ꯐꯨꯕꯗꯤ ꯑꯩ ꯈꯨꯠ ꯍꯜꯂꯣꯏ ꯊꯍꯟꯅꯤ ꯋꯥꯔꯛꯎ ꯍꯥꯏꯅꯤ ꯅꯪꯒꯨꯝꯕ ꯑꯇꯣꯝꯕꯤꯅꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏꯅ ꯃꯥꯅ ꯍꯦꯛꯇ ꯑꯇꯣꯝꯕꯤꯁꯦ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯅꯦꯕ ꯇꯨꯔꯦ ꯑꯗꯩꯗꯤ ꯑꯁ ꯑꯩꯉꯣꯟꯗ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯣꯡꯄꯥꯛ ꯀꯥꯎꯕ ꯀꯔꯤ ꯈꯣꯡꯄꯥꯛ ꯀꯥꯎꯕꯅ ꯀꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯑꯗꯩ ꯃꯄꯥꯁꯤꯅ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯍꯦꯛꯇ ꯃꯁꯝꯁꯦ ꯐꯣꯏꯔꯒ ꯆꯤꯡꯉꯒ ꯁꯨꯃꯥꯡꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯐꯨꯕꯅꯦꯕ ꯃꯄꯥꯁꯤꯅ ꯃꯈꯖꯥꯏꯁꯦ ꯑꯣꯜꯂꯣꯟ ꯊꯥꯔꯒꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯃꯄꯥꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯃꯁꯝꯁꯦ ꯃꯄꯥꯁꯦ ꯁꯨꯃꯥꯏꯅ ꯐꯣꯏꯔ ꯂꯩꯈ꯭ꯔꯃꯤꯗꯅ ꯑꯗꯨ ꯃꯄꯥꯁꯨ ꯃꯥꯅ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯀꯤꯟꯁꯤꯅꯅꯦ ꯄꯪꯊꯤꯟꯗ ꯊꯤꯟꯕꯅꯦꯃꯤ ꯁ꯭ꯋꯥꯏ ꯃꯊꯣꯡ ꯈꯪꯗꯒꯩ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅꯔꯦ ꯃꯣꯏꯁꯦ ꯈꯠꯅꯔꯒ ꯃꯄꯥꯗ ꯈꯨꯠ ꯊꯥ ꯉꯝꯕ ꯑꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯆꯤꯡꯊꯣꯛꯑꯒ ꯂꯥꯛꯑꯣ ꯆꯠꯂꯁꯦꯅ ꯑꯗꯩ ꯂꯩꯀꯥꯏ ꯃꯤ ꯈꯔꯁꯨ ꯆꯪꯅꯔꯦ ꯈꯥꯝꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯞꯄꯒ ꯃꯃꯥꯟꯅꯕꯤꯅ ꯁꯥꯏꯀꯜ ꯊꯧꯔꯦ ꯃꯥꯅ ꯇꯣꯡꯉꯒ ꯀꯞꯄꯒ ꯃꯌꯨꯝ ꯌꯧꯕꯧ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯅꯪ ꯁꯤꯔꯕꯧꯗ ꯏꯄꯥꯅꯦꯅ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯂꯔꯣꯏ ꯅꯁꯛꯇꯣ ꯎꯅꯔꯔꯣꯏ ꯁꯤꯔꯕꯧꯗ ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯒꯨꯝꯕ ꯏꯄꯥꯗꯤ ꯂꯩ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯁꯦ ꯂꯩꯈꯤꯗꯕꯅ ꯐꯩ ꯃꯥꯅ ꯈꯜꯂꯦꯕ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯥꯁꯦ ꯐꯝꯃ ꯂꯩꯍꯧꯋꯦ ꯃꯃꯥꯟꯅꯕꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯪꯒ ꯑꯩꯒ ꯑꯍꯥꯟꯕ ꯅꯪꯅ ꯑꯩꯉꯣꯟda ꯀꯣꯏꯒꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯎꯅꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯅ ꯍꯪꯉꯦ ꯅꯨꯄꯤꯁꯤꯅꯀꯣ ꯅꯪꯅ ꯑꯩꯒ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯕ ꯌꯥꯔꯣꯏ ꯅꯃꯤꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯌꯦꯡ ꯏꯕꯥꯅꯤꯁꯦ ꯊꯨꯡꯅꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯝꯇ ꯅꯪ ꯅꯃꯤꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏꯅ ꯑꯗꯨ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯉꯁꯤ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯄ ꯑꯩꯒꯤ ꯏꯄꯥꯅ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯐꯨꯕ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯌꯦꯛꯄ ꯁꯣꯛꯄ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃꯅꯤ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯐꯝ ꯅꯉꯣꯟꯗ ꯂꯣꯏ ꯑꯣꯏꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯕꯤꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯀꯞꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯑꯣꯏꯕꯅ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯊꯣꯛꯐꯝ ꯃꯤ ꯑꯃꯃꯝ ꯂꯩꯒꯅꯦꯕ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯤꯅꯕꯀꯣ ꯃꯉꯣꯟꯗ ꯂꯤꯈ꯭ꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯉꯣꯟꯗ ꯂꯤꯖꯕ ꯑꯗꯩꯗꯤ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯍꯟꯖꯤꯜꯂ ꯃꯥꯁꯨ ꯑꯍꯤꯡꯁꯦ ꯌꯥꯝ ꯀꯞꯄꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯇꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯣꯏ ꯃꯄꯥꯗ ꯄꯥꯎ ꯄꯤꯗ꯭ꯔꯦ ꯌꯥꯎꯍꯟꯗ꯭ꯔꯦ ꯃꯣꯏ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯩ ꯃꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯑꯃ ꯃꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯌꯦꯡ ꯆꯥꯌꯦꯡ ꯀꯩ ꯈꯤꯇꯪ ꯁꯤꯟꯈ꯭ꯔꯒ ꯂꯦꯝꯍꯧꯕꯁꯦ ꯁꯤꯅ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯀꯣꯜ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯒ ꯃꯥꯁꯨ ꯃꯆꯦꯁꯨ ꯐꯤꯁꯦ ꯀꯟꯅ ꯁꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯅꯦ ꯃꯕꯥꯅꯤꯈꯛ ꯂꯩꯔꯕꯅꯤꯅꯅꯦ ꯅꯨꯄꯥꯁꯦ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇ ꯃꯤꯅ ꯁꯨꯝ ꯐꯠꯇꯕ ꯃꯤꯅꯒ ꯆꯪꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯅꯨꯄꯥꯁꯦ ꯉꯟꯅ ꯇꯨꯝꯊꯣꯛꯑꯅꯦꯕꯀꯣ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯂꯩꯔꯛ ꯂꯩꯀꯥꯏ ꯃꯤ ꯂꯣꯏ ꯆꯠꯅꯔꯤꯕꯅꯤꯅ ꯃꯥꯁꯦ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯑꯆꯪꯉꯛꯄꯒ ꯇꯨꯝꯊꯣꯛꯈ꯭ꯔꯅꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂ ꯆꯥꯛ ꯆꯥꯔꯒꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥꯁꯦ ꯃꯥꯅ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯩ ꯋꯥꯔꯦ ꯐꯤ ꯁꯥꯔꯨꯕꯒꯤ ꯑꯩ ꯇꯨꯝꯃꯒꯦ ꯍꯥꯏꯔ ꯃꯥꯗꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯅꯨꯄꯤꯁꯦ ꯇꯨꯝꯈ꯭ꯔꯅꯦꯕꯀꯣ ꯑꯗꯩ ꯃꯥꯗꯤ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯏꯁꯩ ꯊꯥꯔꯒ ꯐꯤꯂꯝ ꯌꯦꯡꯉꯒ ꯐꯣꯟꯗ ꯇꯧꯔꯒ ꯆꯠꯄ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯣꯔꯦꯟ ꯄꯨꯡ 2:30 3:00ꯐꯥꯎꯅꯦ ꯑꯗꯩ ꯑꯗꯨꯋꯥꯏꯗꯩꯗꯤ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯤ ꯍꯧꯒꯠꯅꯔꯒ ꯋꯥꯛꯀꯤꯡ ꯆꯠꯄ ꯂꯝꯕꯤꯅꯦꯕ ꯃꯣꯏ ꯇꯨꯔꯦꯜ ꯃꯌꯥꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯁꯪꯖꯕ ꯁꯦꯟꯅꯖꯕꯀꯣ ꯑꯗꯩ ꯃꯤꯒꯅꯒꯁꯦ ꯑꯁ ꯑꯍꯤꯡꯒꯁꯦ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯁꯦꯟꯅꯩ ꯃꯥꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯃꯣꯅ ꯂꯛꯅꯩꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟꯁꯦ ꯃꯣꯏꯒꯤ ꯌꯨꯔꯦꯅ ꯃꯥꯅ ꯃꯊꯛꯇ ꯀꯩꯔꯥꯛꯁꯦ ꯃꯆꯦꯅ ꯄꯥꯏꯔꯒ ꯃꯣꯏ ꯑꯄꯨꯡ ꯃꯄꯥꯗ ꯌꯨꯏꯌꯦꯅ ꯃꯆꯦꯅ ꯉꯥꯛꯑꯦ ꯃꯥꯅ ꯀꯥꯈꯠꯂꯒ ꯁꯦꯝꯃ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥꯁꯦ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦꯅꯦꯅ ꯂꯥꯎꯔ ꯆꯪꯉꯛꯑꯦꯕ ꯑꯗꯩꯗꯤ ꯃꯆꯦꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯇꯧꯔꯣ ꯂꯥꯛꯑꯣ ꯅꯪ ꯇꯟꯖꯥ ꯍꯦꯛ ꯆꯥꯅ ꯂꯥꯛꯑꯦ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯅꯃꯤꯠꯇꯨꯗ ꯁꯦꯇꯤꯂꯥꯏꯠ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯦ ꯀꯥꯏꯅ ꯑꯗ ꯃꯥꯅ ꯃꯤꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯍꯜꯂꯛꯄ ꯃꯤꯅ ꯍꯥꯏꯔꯛꯏꯅꯤ
ꯅꯣꯏ ꯁꯥꯏꯗꯣ ꯇꯤꯟ ꯃꯊꯛ ꯀꯥ ꯂꯩꯍꯧꯔꯝꯃꯤ ꯑꯅ ꯑꯗꯩ ꯑꯩ ꯆꯦꯜꯂꯛꯏꯃꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯅ ꯑꯗꯩ ꯑꯩ ꯂꯩꯅ ꯀꯩꯗꯧꯕꯩꯅꯣ ꯀꯥꯟꯅ ꯃꯥꯅ ꯀꯥꯈꯠꯂ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯑꯗꯩ ꯈꯜꯂꯦꯒ ꯑꯃꯨꯛ ꯃꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯁꯨ ꯂꯨꯍꯣꯡꯕꯩ ꯈꯣꯠꯄꯩ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯅ ꯂꯣꯏ ꯑꯌꯥꯝꯕ ꯍꯣꯠꯅꯩ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯃꯥꯏꯁꯨ ꯑꯉꯝꯕ ꯄꯥꯡꯉꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯦꯕ ꯑꯗꯩ ꯃꯆꯦꯁꯦ ꯄꯥꯡꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯅꯪ ꯅꯊꯟꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯒꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅꯩꯌꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯦ ꯂꯨꯍꯣꯡꯒꯤ ꯃꯇꯨꯡ ꯊꯥ 5 ꯇꯔꯨꯛ ꯂꯩꯔ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯃꯥꯅ ꯍꯥꯏ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯃꯇ ꯅꯝꯃꯤꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯅꯪꯁꯨ ꯏꯕꯥꯅꯤꯈꯛ ꯌꯥꯝ ꯁꯦꯡꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯨ ꯅꯪ ꯈꯛꯇꯪꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯁꯨ ꯑꯩ ꯈꯛꯇꯪꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯃꯅꯨꯡꯗ ꯅꯪ ꯅꯠꯇꯅ ꯁꯣꯛꯍꯜꯂꯣꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤꯀꯣ ꯋꯥꯔꯁꯨ ꯋꯥꯃꯤꯟꯅꯁꯤ ꯑꯗꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕꯩ ꯑꯩꯅ ꯁꯣꯏꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯨꯒꯅꯦ ꯊꯛꯑ ꯆꯥꯔꯒ ꯐꯨꯕꯤ ꯅꯩꯕꯤ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯄꯥꯅ ꯐꯨꯔꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯝꯇ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯒꯅꯨ ꯑꯩꯗꯤ ꯃꯤꯀꯞ ꯍꯦꯛ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯩ ꯊꯃꯣꯏꯁꯦ ꯁꯣꯛꯑꯒ ꯂꯥꯛꯄ ꯃꯤ ꯑꯃꯅꯤꯀꯣꯅ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯥꯏ ꯃꯀꯣꯛ ꯄꯥꯏꯔ ꯋꯥꯁꯍꯜꯂꯤ ꯑꯩ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯃꯤꯠꯁꯤꯅ ꯁꯨꯃꯥꯏꯅꯕꯨ ꯍꯦꯛ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦꯅ ꯑꯩꯒꯤ ꯈꯥ ꯊꯥꯕꯅ ꯏꯆꯟꯗꯧꯅ ꯏꯆꯥꯗꯧꯅ ꯈꯟꯒꯦ ꯏꯊꯛ ꯊꯪꯕꯅ ꯏꯆꯦꯗꯧꯅ ꯏꯅꯦꯗꯧꯅ ꯑꯗꯨꯝ ꯏꯃꯥꯗꯧꯅ ꯈꯟꯒꯦ ꯑꯩ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯝ ꯌꯦꯡꯉꯣꯏꯅ ꯃꯥꯁꯨ ꯋꯥꯁꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯀꯞꯄꯒ ꯑꯣ ꯏꯃꯥꯗꯣ ꯂꯩꯖꯔꯝꯃꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯂꯩꯔꯔꯣꯏꯗꯣ ꯏꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯅꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯐꯠꯇꯕꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯃꯥꯁꯦ ꯄꯨꯟꯁꯤ ꯇꯦꯜꯂꯣꯏ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯏꯄꯥꯅ ꯊꯕꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯏꯄꯥꯅ ꯀꯥꯔ ꯅꯨꯡ ꯊꯧꯗꯅ ꯇꯣꯡꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯄꯨꯟꯁꯤꯁꯦ ꯏꯄꯥꯁꯤꯅ ꯅꯨꯄꯤꯗ ꯉꯥꯎꯗꯅ ꯅꯨꯄꯤ ꯂꯣꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯗꯅ ꯏꯃꯥꯗꯨꯅ ꯋꯥꯈꯜꯅ ꯑꯗꯨꯝ ꯅꯥꯈꯤꯗꯅ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯤꯕꯅꯤ ꯃꯥꯅꯅꯤꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯍꯤꯡ ꯆꯨꯞꯄ ꯃꯕꯥꯅꯤ ꯁꯥꯟꯅꯩꯌꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯁꯥꯒꯩꯅ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯁꯥꯒꯩꯗ ꯑꯗꯨꯝ ꯏꯟꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯁꯣꯝꯗ ꯍꯣꯡꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯕ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯍꯣꯡꯉꯦ ꯑꯗꯨꯝ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯣꯛꯄꯥꯡ ꯆꯩꯕꯥꯡ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯃꯥ ꯂꯩꯇ꯭ꯔꯃꯤꯅ ꯃꯄꯥꯗꯨꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯒꯅꯣꯅ ꯃꯆꯦ ꯂꯨꯍꯣꯡꯕꯁꯨ ꯃꯥ ꯂꯨꯍꯣꯡꯕꯁꯨ ꯑꯝꯇ ꯄꯤꯗꯦ ꯃꯄꯥꯁꯨ ꯇꯥꯔꯁꯨ ꯃꯣꯏ ꯁꯥꯒꯩꯅꯗꯤ ꯂꯣꯟꯅ ꯄꯤꯕ ꯅꯆꯥꯅꯤ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯣ ꯂꯥꯛꯇꯦꯕ ꯃꯄꯥꯗꯨꯅꯁꯨ ꯑꯩ ꯏꯆꯥꯒꯤ ꯁꯤꯃ ꯇꯧꯒꯦꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯤ ꯂꯩꯇꯕꯗꯁꯨ ꯄꯥꯎꯗꯤ ꯂꯣꯟꯅ ꯄꯤ ꯁꯥꯒꯩꯅꯗꯤ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯉꯝꯉꯝꯕ ꯑꯃꯅ ꯑꯃ ꯄꯥꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦꯕ ꯃꯥꯁꯨ ꯀꯣ ꯑꯗꯩ ꯂꯩꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯅꯨꯄꯥꯁꯤꯒꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯄꯦꯛꯃꯤꯟꯅꯩꯌꯦ ꯂꯨꯍꯣꯡ ꯃꯇꯨꯡ ꯊꯥ ꯑꯃꯨꯛ ꯂꯩꯕꯒꯀꯣ ꯄꯦꯛꯃꯤꯟꯅꯔꯒ ꯃꯣꯏꯁꯦ ꯃꯅꯦꯝ ꯃꯀꯨꯅ ꯏꯃꯨꯡꯁꯦ ꯂꯣꯏ ꯄꯨꯏ ꯃꯅꯦꯝ ꯃꯀꯨꯁꯦ ꯐꯩꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯩꯁꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯄꯨꯔꯤꯉꯩꯗ ꯅꯆꯥꯒ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯇꯨꯡꯁꯜꯍꯧꯀꯣ ꯑꯗꯨꯝ ꯍꯥꯏ ꯃꯅꯦꯝꯕꯣꯛꯇꯣ ꯀꯔꯤꯝꯐꯥꯎ ꯑꯀꯥꯏꯕ ꯃꯧꯗ ꯌꯦꯡꯁꯤꯟꯕ ꯑꯗꯨ ꯑꯃꯐꯥꯎ ꯍꯥꯏꯗꯦ ꯃꯥ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯑꯗꯨꯝ ꯃꯧ ꯅꯪ ꯁꯤ ꯇꯧꯔꯝꯃꯨ ꯑꯩꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯁꯤ ꯊꯣꯡꯉꯝꯃꯨ ꯁꯤ ꯊꯥꯝꯃꯨ ꯍꯥꯏꯕꯗꯩ ꯍꯦꯟꯅ ꯆꯒꯠ ꯋꯥꯁꯦ ꯉꯥꯡꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯃꯇꯝ ꯆꯍꯤ 2 ꯑꯍꯨꯝ ꯂꯩꯔꯒ ꯏꯆꯥꯁꯦ ꯌꯥꯎꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯀꯟꯅ ꯍꯣꯠꯅꯈꯤꯁꯦꯅ ꯂꯩꯉꯣꯏ ꯄꯦꯛꯃꯤꯟꯅꯕꯁꯤꯅ ꯂꯨꯄꯥ ꯑꯃ ꯀꯥꯏꯊꯣꯛꯇꯅꯅꯦ ꯃꯔꯨꯞ ꯊꯥꯡꯕ ꯌꯥꯎꯖꯩ ꯀ꯭ꯋꯥ ꯑꯃ ꯆꯥꯗꯦ ꯇꯂꯞ ꯑꯃ ꯆꯥꯗꯦ ꯑꯗꯩ ꯃꯅꯦꯝꯕꯪꯅꯁꯨ ꯊꯥꯒꯠꯂꯤ ꯂꯤꯁꯤꯡ ꯑꯗꯨꯛ ꯊꯥꯡꯕ ꯑꯗꯨꯛ ꯇꯥꯕ ꯃꯔꯨꯞ ꯌꯥꯎꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯃꯅꯦꯝꯕꯪꯅꯁꯨ ꯊꯥꯒꯠꯂꯤ ꯑꯗꯩ ꯃꯤ ꯃꯌꯥꯝꯅꯁꯨ ꯅꯣꯏꯒꯤ ꯃꯧꯁꯤꯗꯤ ꯀꯩꯅꯣ ꯃꯔꯤꯟ ꯈꯥꯏ ꯌꯦꯡꯉꯨ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯥꯒꯤ ꯀꯣꯟꯗꯨꯁꯨ ꯄꯣꯔꯛꯏ ꯏꯁꯤꯡ ꯆꯥꯎꯕ ꯏꯁꯤꯡ ꯅꯣꯡ ꯆꯨꯕ ꯈꯣꯠꯄ ꯃꯇꯝꯗꯗꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏ ꯀꯨꯝꯕ ꯂꯩꯉꯣꯏ ꯄꯦꯛ ꯉꯝꯗꯦꯗꯅ ꯑꯗꯨꯀꯥꯟꯗ ꯐꯤ ꯑꯃꯨꯛ ꯁꯥꯕꯤ ꯇꯧꯗꯅ ꯃꯣꯏꯁꯦ ꯆꯍꯤ 3ꯃꯨꯛꯁꯦ ꯌꯨꯝ ꯄꯥꯟꯕ ꯍꯧꯖꯤꯜꯂꯛꯑꯦ ꯃꯔꯨꯞ ꯊꯥꯡꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯃꯆꯥ ꯃꯤꯔꯣꯟꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯒꯥꯔꯤ ꯀꯔꯕꯥꯔ ꯆꯠꯂꯦꯕ ꯒꯥꯔꯤ ꯀꯔꯕꯥꯔ ꯆꯠꯄꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛꯅ ꯃꯣꯏꯒꯤ ꯍꯧꯔꯛꯄ ꯑꯝꯇꯪ ꯆꯠꯎꯁꯤꯅ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯃꯥꯅ ꯀꯌꯥ ꯇꯣꯡꯉꯦꯁꯦ ꯈꯪꯉꯕ ꯑꯗꯩ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯄ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯄꯨꯊꯣꯛꯎ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯆꯠꯄꯗ ꯑꯃꯈꯛ ꯂꯧꯊꯣꯛꯄꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ 2 3 ꯂꯧꯊꯣꯔꯛꯁꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯁꯤꯅ ꯑꯗꯩ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯃꯄꯥꯟꯗꯒꯤ ꯄꯨꯊꯣꯛꯑꯒ ꯑꯣꯏꯅ ꯌꯥꯝ ꯊꯧꯅꯕ ꯃꯄꯥꯟꯗꯒꯤ ꯄꯨꯊꯣꯔꯛꯄ ꯒꯥꯔꯤꯗꯤ ꯍꯣꯡꯉꯤ ꯀꯥꯏꯅ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯁꯨꯕ ꯁꯨꯗꯕꯁꯦ ꯀꯌꯥ ꯌꯦꯡꯅꯗꯕ ꯑꯗꯨꯝꯕ ꯃꯇꯝꯗꯨꯅꯦꯕ ꯍꯧꯖꯤꯛꯅ ꯒꯥꯔꯤ ꯆꯦꯛ ꯀꯩ ꯆꯦ ꯑꯃ ꯁꯨꯗꯕꯗ ꯌꯥꯝꯅ ꯆꯦꯛ ꯅꯨꯡ ꯀꯟꯕ ꯃꯄꯥꯟꯗꯒꯤ ꯄꯨꯊꯣꯔꯛꯄ ꯒꯥꯔꯤꯁꯦ ꯆꯦ ꯆꯥꯡꯁꯨ ꯁꯨꯗꯦꯅ
ꯀꯌꯥ ꯂꯧꯅꯗ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯄꯥꯟꯗꯩ ꯒꯥꯔꯤꯁꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯑꯩꯁꯦ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯃꯄꯥꯟꯗꯩꯗ ꯆꯠꯂ ꯂꯩꯅꯕ ꯑꯗꯩ ꯃꯄꯥꯟ ꯂꯝꯗꯩ ꯄꯨꯊꯣꯛ ꯌꯣꯟꯕꯁꯦ ꯌꯥꯝ ꯇꯧꯅꯔꯝꯕ ꯃꯇꯝꯗꯨꯅꯦꯕ ꯑꯗ ꯃꯃꯥꯟꯅꯕꯅ ꯑꯝꯇꯪ ꯍꯧꯔ ꯆꯠꯂꯨꯕꯗꯨꯗ ꯄꯩꯁꯥꯁꯦ ꯂꯦꯝꯃꯦꯁꯦ ꯃꯥ ꯈꯪꯉꯦꯕ ꯑꯗꯨꯝ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯑꯗꯨꯝ 30,000-40,000 ꯁꯨꯃꯥꯏꯅ ꯂꯦꯝꯕꯁꯦ ꯂꯦꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯑꯅꯤ ꯃꯥꯁꯦ ꯁꯨꯝ ꯌꯥꯎꯋꯦ ꯑꯗꯩꯗꯤ ꯃꯁꯤ ꯇꯧꯁꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯊꯥꯗꯔꯒꯅ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯣꯏꯁꯨ ꯃꯔꯨꯞ ꯊꯥꯡꯒꯞꯇꯣ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯃꯤꯅ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯒꯥꯔꯤ ꯀꯔꯕꯥꯔꯁꯦ ꯆꯠꯂꯦ ꯑꯍꯥꯟꯕ ꯆꯠꯄꯗꯒꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯔꯨꯞ ꯀꯛꯂꯛꯄ ꯄꯩꯁꯥꯒꯁꯦ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯇꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯇꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯒ ꯑꯌꯨꯛ ꯆꯠꯂꯝꯗꯥꯏꯒꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯅ ꯄꯩꯁꯥꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯠꯂ ꯂꯧꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅꯒ ꯆꯠꯈꯤꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯒ ꯃꯕꯥꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯍꯤꯡ ꯑꯃꯐꯥꯎ ꯀꯥꯏꯅꯗꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯈꯣই ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯅꯣ ꯃꯄꯥꯟꯗꯒ ꯆꯠꯈꯤꯕꯗꯣ ꯅꯨꯄꯤꯁꯦ ꯑꯍꯤꯡꯗꯣ ꯃꯊꯟꯇ ꯇꯨꯝꯕꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯕꯗꯣ ꯑꯗꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯅꯔ ꯈꯣꯠꯂ ꯅꯪ ꯇꯨꯝꯃꯕ ꯈꯣꯠꯂꯕ ꯀꯥꯏꯅ ꯑꯍꯤꯡꯐꯥꯎ ꯑꯗꯨꯝ ꯋꯥꯔꯤꯒ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯑꯩ ꯑꯗꯨꯝ ꯅꯪ ꯅꯅꯥꯛꯇ ꯇꯨꯝꯃꯦ ꯈꯜꯂꯣ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯇꯥꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯊꯦꯝꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯨꯝꯍꯜꯂꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯒꯥꯔꯤꯁꯦ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯌꯣꯜꯂꯀꯥꯟꯗ ꯑꯗꯨꯝ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯃꯔꯨꯞꯁꯦ ꯃꯣꯏꯅ ꯌꯥꯎꯕꯁꯦ ꯀꯛꯊꯠꯂ ꯊꯥꯗꯗꯅ ꯑꯗꯨ ꯀꯔꯕꯥꯔꯁꯦ ꯁꯨꯝ ꯍꯧꯔꯦꯕ ꯑꯗꯨꯝ ꯀꯥꯟꯅꯔꯦ ꯑꯗꯨꯝ ꯑꯗꯨ ꯀꯥꯟꯅꯕꯗꯒꯤꯗꯤ ꯃꯣꯏꯁꯦ ꯀꯔꯕꯥꯔꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯑꯦ ꯑꯗꯩ ꯃꯔꯨꯞ ꯊꯥꯡꯒꯞꯁꯨ ꯈꯔ ꯌꯥꯝꯅ ꯌꯥꯎꯁꯜꯂꯦ ꯑꯗꯩ ꯃꯣꯏ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯈꯔ ꯂꯩꯔꯒ ꯆꯍꯤꯃꯨꯛ ꯇꯧꯔꯛꯑꯦ ꯀꯔꯕꯥꯔꯁꯦꯗ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯔꯦ ꯑꯗꯩ ꯃꯆꯥꯁꯨ ꯃꯆꯥ ꯄꯣꯛꯑꯦ ꯑꯍꯥꯟꯕꯁꯦ ꯅꯨꯄꯤ ꯄꯣꯛꯑꯦ ꯑꯗꯩ ꯃꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯔꯦ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯀꯩꯅꯣ ꯌꯨꯝꯒꯁꯦ ꯁꯥꯕ ꯂꯣꯏꯔꯀꯥꯟꯃꯨꯛ ꯃꯣꯏꯁꯦ ꯈꯔ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯧꯁꯨ ꯃꯥꯁꯦ ꯂꯧꯔꯥꯛ ꯑꯃ ꯂꯩꯁꯜꯂꯦ ꯑꯗꯩ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯀꯔꯕꯥꯔꯁꯨ ꯑꯗꯨꯝ ꯆꯥꯎꯊꯣꯛꯑꯦ ꯑꯗꯩ ꯌꯨꯝꯁꯨ ꯁꯥꯖꯜꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯡ ꯑꯃꯗ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦꯕ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯊꯥꯒꯠꯅꯩ ꯅꯕꯥꯅꯤꯁꯦꯅ ꯑꯗꯨꯝ ꯂꯣꯏ ꯊꯥꯒꯠꯅꯩ ꯍꯣꯠꯅꯕ ꯀꯜꯂꯤ ꯈꯣꯠꯂꯤ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯄꯥꯏꯖꯕꯅꯤ ꯃꯕꯥꯅꯤꯁꯦ ꯂꯣꯏ ꯊꯥꯒꯠꯂꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯌꯨꯝ ꯄꯥꯜꯂꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯃꯅꯦꯝ ꯃꯀꯨꯅ ꯑꯣꯠꯄ ꯅꯨꯄꯥꯅ ꯑꯣꯠꯄ ꯀꯔꯤꯝ ꯐꯪꯗꯦ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯗꯨꯗꯤ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯁꯦ ꯑꯗꯨꯏ ꯃꯇꯝꯗꯨ ꯈꯛꯇꯪꯅꯤ ꯍꯥꯏꯗꯅ ꯑꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏꯁꯦ ꯍꯣꯇꯦꯜ ꯑꯝꯗ ꯍꯦꯛ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯥꯔꯤꯁꯦ ꯈꯥꯝꯃꯝꯕ ꯃꯣꯏꯅ ꯒꯥꯔꯤ ꯂꯧꯊꯣꯛꯄ ꯆꯠꯄꯁꯦ ꯑꯗꯨꯒ ꯍꯣꯇꯦꯜꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯒꯥꯔꯤꯗꯣ ꯊꯝꯃꯝꯃꯒ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄ ꯑꯃꯨꯛ ꯒꯥꯔꯤ ꯄꯨꯊꯣꯛꯎꯔꯦꯗꯅ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯣꯏ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯣꯟꯅ ꯂꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯦ ꯇꯧꯋꯦꯕꯀꯣ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯒꯥꯔꯤ ꯂꯧꯕ ꯆꯪꯕꯒꯤ ꯂꯥꯛꯄ ꯍꯣꯇꯦꯜꯁꯤꯗ ꯆꯥꯛ ꯆꯥꯕ ꯆꯪꯒꯦꯅ ꯆꯪꯉꯛꯄꯗ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯀꯣꯟ ꯐꯦꯡ ꯂꯩꯔꯝꯃꯦꯕ ꯍꯣꯇꯦꯜꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯀꯣꯟ ꯐꯦꯡꯐꯝ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯍꯥꯁꯦ ꯃꯤ ꯄꯤꯛꯇꯛ ꯇꯧꯔꯒ ꯉꯧꯔꯒ ꯃꯃꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯑꯍꯟ ꯅꯠꯇꯦꯕ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯅꯍꯥꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕ ꯆꯍꯤ 14 ꯌꯨꯝ ꯄꯥꯟꯊꯣꯛꯎꯔꯒ ꯆꯍꯤ 13 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄꯗꯨꯅꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯣꯟ ꯐꯦꯡ ꯂꯩꯔꯝꯕꯁꯨ ꯎꯕꯗ ꯃꯥꯁꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅ ꯈꯜꯂꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯨ ꯅꯨꯡꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏ ꯍꯣꯇꯦꯜꯁꯦꯀꯣ ꯆꯥꯛ ꯅꯨꯡ ꯌꯨ ꯅꯨꯡ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯩ ꯆꯪꯉꯒ ꯏꯅꯦ ꯀꯅꯥꯅꯣ ꯁꯤ ꯃꯧ ꯅꯍꯥꯁꯤꯗꯤꯅ ꯍꯥꯏꯌꯦꯕ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯍꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯍꯣꯇꯦꯜ ꯈꯛ ꯌꯥꯎꯅ ꯊꯣꯛꯂꯛꯍꯟꯕꯅꯤꯅ ꯍꯥꯏ ꯑꯔꯥꯏꯕꯛ ꯊꯤꯔꯦ ꯈꯣꯠꯂꯦꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯥꯝ ꯑꯉꯥꯡꯅꯤꯅꯦꯅ ꯍꯥꯏ ꯑꯗꯩ ꯊꯣꯛꯑꯒ ꯑꯃꯨꯛ ꯃꯥꯅ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄꯗꯣ ꯌꯦꯡ ꯂꯩꯌꯦꯕ ꯑꯗꯣ ꯃꯥ ꯅꯨꯄꯤꯁꯤꯅ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯀꯣꯟꯁꯦ ꯄꯨꯈꯠꯂꯒ ꯍꯧꯒꯠꯂꯒ ꯆꯪꯉꯛꯄꯁꯦ ꯁꯤꯗꯩꯗ ꯅꯨꯄꯤꯁꯤꯅꯁꯨ ꯈꯪꯉꯦ ꯃꯥꯁꯦ ꯅꯨꯄꯥꯗꯨꯅ ꯊꯣꯡꯖꯤꯟ ꯄꯥꯗꯩ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯝꯕꯗꯣꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯈꯔꯁꯨ ꯅꯣꯛꯀꯜꯂꯦ ꯃꯁꯥꯒꯤ ꯈꯤꯇꯪ ꯂꯥꯡꯒꯟꯕ ꯈꯤꯇꯪ ꯋꯥ ꯉꯥꯡꯒꯟꯕ ꯑꯉꯥꯡ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯉꯥꯡꯒꯟꯗꯕ ꯅꯨꯄꯥ ꯎꯕꯗ ꯀꯣꯏꯇꯛ ꯆꯠꯄ ꯏꯀꯥꯏ ꯊꯤꯒꯟꯕꯗꯨ ꯑꯣꯏꯗꯦ ꯃꯁꯥꯒꯤ ꯕꯥꯕꯥ ꯂꯥꯎꯕ ꯈꯪꯉꯤꯅꯦ ꯀꯅꯥꯅꯣꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤꯗꯨꯕꯣꯅꯀꯣ ꯐꯠꯂꯥꯎ ꯅꯣꯛ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯅꯣꯛꯂꯛꯄꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯐꯖꯩꯌꯦꯕ ꯅꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝ ꯉꯥꯎꯒꯟꯕ ꯁꯛꯇꯥꯁꯦ ꯑꯣꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯣꯅ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯆꯪꯉꯦ ꯑꯗꯨ ꯃꯥꯏ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯅ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯝꯇ ꯆꯥꯛ ꯄꯤꯈꯣ ꯑꯗꯨ ꯄꯤꯈꯣꯅ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯁꯨꯝ ꯃꯥꯅ ꯄꯤꯕ ꯆꯪꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡ ꯌꯦꯡ ꯂꯩꯔꯦ
ꯀꯩꯅꯣꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨ ꯆꯥꯛ ꯆꯥ ꯆꯪꯉꯛꯏꯔꯣ ꯑꯩ ꯌꯦꯡ ꯂꯥꯛꯏꯔꯣ ꯀꯥꯏꯅ ꯐꯥꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯅꯛꯁꯟꯅꯕꯗꯣ ꯑꯗꯩ ꯆꯥꯛꯁꯨ ꯆꯥꯕ ꯆꯪꯉꯛꯏꯕ ꯑꯗꯣ ꯉꯁꯤꯗꯩꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯀꯥꯏꯅ ꯑꯗꯩ ꯑꯩꯗꯤ ꯑꯗꯨ ꯆꯥꯒꯦꯅ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯅ ꯅꯨꯄꯤꯁꯦ ꯆꯪꯉꯛꯍꯟꯅꯤꯡꯕꯒꯤꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯍꯦꯛ ꯏꯟꯈꯠꯂꯛꯄꯗꯒꯤ ꯍꯧꯅꯅꯦ ꯃꯥꯏ ꯅꯨꯄꯤꯁꯦꯅ ꯅꯨꯄꯤ ꯑꯃꯇ ꯃꯃꯤꯠꯅ ꯌꯦꯡꯉꯛꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯇꯒꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯕꯁꯨ ꯃꯉꯣꯟꯗ ꯐꯥꯎꯖꯗꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯀꯅꯥꯅꯣ ꯀꯣꯟ ꯐꯦꯡꯉꯤꯁꯤꯗꯤꯅ ꯊꯛꯂꯥꯎ ꯌꯦꯡꯉꯨꯕꯗ ꯑꯗꯨꯝ ꯃꯃꯥꯏꯗꯨ ꯌꯦꯡꯉꯨꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯕꯗꯣ ꯃꯉꯣꯟꯗ ꯑꯗꯩ ꯃꯅꯦꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤꯒ ꯍꯥꯏꯔꯛꯄꯗ ꯃꯥꯏ ꯋꯥꯔꯤꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯤꯇꯪ ꯄꯤꯔꯛꯑꯣ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯄꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯀꯧꯕ ꯄꯨꯂꯞ ꯍꯥꯏꯔꯛꯑꯣ ꯇꯣꯉꯥꯟ ꯂꯥꯛ ꯉꯝꯗꯦ ꯀꯥꯏ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯁꯠꯂꯥꯎ ꯍꯦꯛꯇ ꯀꯨꯝꯃꯛꯄꯀꯣ ꯀꯣꯏꯅꯗꯕꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯟꯁꯥꯡ ꯈꯤꯇꯪ ꯍꯥꯞꯊꯔꯛꯎ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯑꯗꯨꯝ ꯌꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯄꯤꯔꯛꯇꯣꯏꯅꯦ ꯌꯨ ꯂꯤꯛꯂꯤꯁꯦ ꯑꯗꯨꯝ ꯊꯥꯡꯗꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯅ ꯌꯨ ꯂꯤꯛꯂꯤꯁꯦ ꯊꯥꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯄꯤꯔꯦ ꯅꯪ ꯑꯇꯣꯞꯄꯒꯤꯗꯤ ꯌꯨ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯑꯇꯣꯞꯄꯒꯤꯅ ꯄꯤꯔꯣꯏ ꯃꯥ ꯈꯛꯇꯪꯒꯤ ꯄꯤꯅꯤ ꯑꯩꯗꯤ ꯃꯥ ꯈꯛꯇꯪꯒꯤ ꯄꯥꯔꯃꯤꯁꯟꯅꯤꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯀꯥꯏꯅ ꯅꯣꯛꯑꯦꯕ ꯑꯃꯨꯛꯁꯨꯀꯣ ꯑꯗꯨꯝ ꯈꯨꯝꯕ ꯃꯥꯁꯨ ꯑꯗꯨꯒ ꯃꯅꯦꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯔꯝꯃꯦ ꯃꯅꯦꯁꯦ ꯍꯥꯏꯔꯝꯃꯦ ꯏꯅꯦ ꯑꯉꯥꯡꯁꯤ ꯃꯤ ꯑꯇꯩ ꯂꯥꯛꯄꯗꯗꯤ ꯊꯣꯛꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏ ꯂꯥꯛꯄꯗꯕꯨꯗꯤ ꯊꯣꯛꯍꯜꯂꯛꯑꯣ ꯑꯗꯨꯒ ꯑꯇꯩ ꯂꯥꯛꯑꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯛꯍꯟꯕ ꯑꯝꯇ ꯌꯥꯔꯣꯏ ꯃꯅꯨꯡꯗ ꯊꯝꯃꯨ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯥ ꯌꯥꯝ ꯅꯧꯔꯤꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯊꯥꯛꯄꯤꯔꯣ ꯑꯩꯁꯦ ꯀꯥꯏꯅ ꯃꯅꯨꯡꯗꯩ ꯃꯥꯅ ꯊꯕꯛ ꯇꯧꯅꯒ ꯑꯗꯨꯝ ꯈꯨꯝꯃꯛꯑꯦꯕꯀꯣ ꯊꯥꯛꯀꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯊꯥꯛꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯡꯃꯗ ꯆꯥꯛ ꯄꯨꯈꯝ ꯀꯌꯥ ꯆꯥꯒꯦꯒꯦ ꯅꯪ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯤ ꯑꯇꯣꯞꯄ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯑꯦꯕ ꯆꯪꯉꯣ ꯅꯪ ꯆꯪꯒꯅꯨ ꯊꯣꯛꯂꯛꯀꯅꯨ ꯀꯥꯏꯅ ꯅꯨꯃꯤꯠꯇꯨ ꯈꯛ ꯊꯦꯡꯅꯕꯗꯨꯗ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯅ ꯆꯠꯂꯁꯤ ꯏꯕꯥꯅꯤ ꯊꯦꯡꯉꯅꯤ ꯆꯠꯂꯁꯤ ꯍꯥꯏꯕꯁꯦ ꯉꯥꯏꯈꯣꯏ ꯍꯥꯏꯔꯒ ꯃꯤ ꯈꯔ ꯆꯥꯛ ꯆꯥꯔꯤꯗꯣ ꯑꯗꯨꯁꯦ ꯆꯠꯈꯤꯕ ꯉꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯇꯣꯡꯒꯗꯕ ꯕꯁꯁꯦ ꯉꯪꯕ ꯍꯧꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯗ ꯀꯥꯔꯁꯦ ꯊꯝꯃꯝꯃꯒ ꯃꯣꯏ ꯒꯥꯔꯤ ꯊꯝꯃꯝꯃꯒ ꯕꯁꯇ ꯇꯣꯡꯉ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯄꯥꯟ ꯂꯝ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯉꯪꯕ ꯍꯧꯈ꯭ꯔꯦ ꯆꯠꯂꯁꯤ ꯇꯧꯔꯒ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯒꯅꯦ ꯅꯪ ꯀꯩ ꯂꯩꯔꯧꯒꯦ ꯀꯩ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯪꯆꯤꯠ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯒꯥꯔꯤ ꯍꯪꯆꯤꯠ ꯊꯧꯗꯣꯔꯛꯀꯅꯤ ꯍꯌꯦꯡ ꯉꯟꯇꯥ ꯌꯧꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯌꯦꯡ ꯒꯥꯔꯤ ꯅꯨꯡꯂꯤ ꯂꯧꯅꯔꯒ ꯑꯩꯈꯣꯏꯁꯦ ꯍꯪꯆꯤꯠ ꯑꯇꯩ ꯊꯧꯗꯣꯔꯛꯄꯁꯤꯅ ꯃꯁꯦꯝ ꯌꯧꯔꯛꯀꯅꯤ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤꯒ ꯍꯪꯉꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯔꯦ ꯂꯩꯔꯛꯀꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯎꯔꯦ ꯃꯥꯁꯦ ꯃꯥꯅ ꯅꯣꯛꯂꯛꯄ ꯈꯨꯝꯃꯛꯄ ꯃꯥꯁꯦ ꯑꯗꯨꯝ ꯃꯊꯟꯇꯒ ꯅꯣꯛꯆꯕꯤꯒ ꯇꯧꯔꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯀꯩꯅꯣ ꯌꯧꯔꯦ ꯑꯗꯩ ꯃꯥꯗꯣ ꯃꯤꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯒꯗ꯭ꯔꯥ ꯑꯗꯩ ꯍꯣꯇꯦꯜꯗꯨꯗ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯆꯪꯉꯛꯑꯗꯤ ꯌꯨ ꯊꯥꯡꯗꯣꯛꯑꯝꯒꯗ꯭ꯔꯥ ꯑꯗꯩ ꯃꯥꯁꯦ ꯉꯁꯤ ꯈꯛꯇꯅꯤ ꯍꯥꯏ ꯍꯣꯇꯦꯜ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯂꯝ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯒꯤ ꯊꯨꯡꯐꯝꯅꯤ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄ ꯃꯌꯥꯝꯒꯤ ꯍꯣꯇꯦꯜꯁꯤꯗꯤ ꯑꯗꯨꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯦꯡꯉꯤꯉꯩꯁꯤꯗ ꯑꯩꯅ ꯁꯦꯝꯗꯣꯛꯍꯧꯗꯕ ꯌꯥꯔꯣꯏ ꯑꯅ ꯃꯥꯁꯦ ꯃꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯈ꯭ꯔꯅꯤ ꯑꯗꯩ ꯃꯣꯏꯒꯤꯅ ꯍꯧꯖꯤꯛ ꯏꯅꯦ ꯀꯧꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯅ ꯃꯒꯨꯟ ꯈꯪꯉꯕ ꯑꯍꯟꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯑꯃꯒꯁꯨ ꯑꯗꯨꯃꯥꯏꯅ ꯌꯨ ꯅꯨꯡ ꯌꯣꯜꯂ ꯂꯨꯈꯥ ꯑꯣꯏꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯊꯑꯣꯏꯅ ꯃꯌꯨꯝꯗꯤ ꯄꯥꯟꯗꯕ ꯃꯆꯥꯗꯤ ꯌꯣꯛꯄ ꯑꯗꯩ ꯍꯣꯇꯦꯜꯗꯨꯗ ꯑꯗꯨꯝ ꯅꯨꯄꯥ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯁꯨ ꯍꯦꯛ ꯇꯨꯃꯤꯟꯅꯕ ꯑꯗꯩ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯩ 5,000 ꯄꯤꯌꯣꯅꯦ 10 ꯄꯤꯌꯣꯅꯦꯅ ꯍꯣꯇꯦꯜꯗꯨꯃꯗꯤ ꯐꯝꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯔ ꯍꯤꯡꯉꯕ ꯃꯆꯥ ꯊꯥꯕ ꯅꯨꯄꯤ ꯑꯃꯈꯛꯅꯦꯕ ꯑꯅ ꯃꯥꯁꯦ ꯍꯦꯛꯇ ꯒꯥꯔꯤꯁꯦ ꯇꯣꯡꯕ ꯌꯥꯔꯛꯇ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯌꯧꯕꯁꯦ ꯃꯥꯎ ꯃꯔꯥꯝ ꯑꯁ꯭ꯋꯥꯏꯁꯦ ꯌꯧꯀꯥꯟꯗꯅꯦ ꯑꯗꯨꯀꯥꯟꯗ ꯒꯥꯔꯤꯁꯦ ꯈꯥꯝꯃꯤꯗꯅ ꯑꯗꯨ ꯈꯥꯝꯕꯩꯁꯤꯗꯅꯦ ꯅꯪ ꯆꯠꯂꯣ ꯒꯥꯔꯤ ꯂꯧꯊꯣꯛꯄꯗꯣ ꯃꯤ ꯅꯦꯛꯑꯒ ꯊꯧꯗꯣꯔꯛꯑꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯆꯠꯂꯣ ꯅꯪ ꯒꯥꯔꯤ ꯃꯤ ꯅꯦꯛꯑꯒ ꯊꯧꯗꯣꯔꯛꯑꯣ ꯌꯥꯔꯦ ꯆꯠꯍꯟꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯉꯛꯑꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯅ ꯃꯥꯁꯦ ꯉꯥꯎꯗꯅ ꯌꯧꯕꯁꯦ ꯉꯝꯗꯅ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯎ ꯃꯔꯥꯝꯒꯤ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯃꯥꯁꯦ ꯆꯪꯉꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯣꯔꯨꯝ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜꯁꯦ ꯈꯤꯇꯪ ꯑꯇꯥꯡꯕ ꯌꯣꯟꯕ ꯗꯨꯀꯥꯟꯁꯦ ꯀꯔꯝꯕꯅꯣꯒ ꯍꯪꯉꯦꯕ ꯃꯥꯅ ꯑꯗꯨ ꯃꯣꯏꯅ ꯇꯥꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯐꯖꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯆꯠꯅꯕ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕ ꯃꯧ ꯅꯍꯥꯅ ꯂꯤꯠꯄꯗ ꯌꯥꯝ ꯐꯖꯒꯗꯕ ꯌꯥꯝ ꯑꯇꯥꯡꯕ ꯈꯔ ꯄꯨꯊꯣꯔꯛꯎꯒ ꯍꯥꯏꯔꯒ ꯃꯥꯅ ꯐꯨꯔꯤꯠꯀꯁꯦ ꯐꯖꯕ ꯃꯈꯜ ꯃꯆꯨ 5 ꯂꯩꯁꯜꯂꯛꯑꯦꯀꯣ ꯑꯆꯥꯄꯣꯠꯀꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯃꯦ ꯃꯥꯅ ꯂꯩꯁꯦ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝꯁꯦ ꯆꯪꯉꯒ ꯑꯇꯥꯡꯕ ꯃꯌꯥꯝꯁꯦ ꯂꯩꯔ ꯃꯥꯁꯦ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃꯗ ꯇꯣꯡꯉ ꯊꯣꯛꯂꯛꯑꯦ ꯌꯧꯅꯤꯡꯕꯅ ꯃꯥꯁꯦ
ꯌꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯥꯅ ꯉꯁꯥꯏ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯧꯔꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯗꯤ ꯌꯧꯔꯦ ꯐꯠ ꯂꯥꯎꯅꯅꯦ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯀꯣꯟ ꯐꯦꯡꯉꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯥꯎ ꯃꯌꯥꯝꯁꯦ ꯄꯥꯏꯔ ꯆꯪꯉꯛꯄꯁꯦ ꯎꯔꯦꯕ ꯃꯁꯦꯝ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯩ ꯌꯧ ꯉꯝꯗ꯭ꯔꯦ ꯌꯧ ꯉꯝꯗ꯭ꯔꯦ ꯍꯜꯂꯛꯑꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯐꯨꯔꯤꯠꯈꯩꯗꯣ ꯆꯠꯂꯣ ꯂꯤꯠꯂꯛꯑꯣ ꯑꯗꯨ ꯐꯨꯔꯤꯠꯈꯩꯗꯣ ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕ ꯃꯥꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣꯅ ꯍꯥꯏꯔꯦ ꯆꯠꯂꯣ ꯃꯊꯪ ꯂꯤꯠꯂ ꯊꯣꯛꯂꯛꯑꯣ ꯅꯪ ꯑꯩꯅ ꯂꯩꯔꯛꯏꯃꯤ ꯅꯪꯒꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯌꯥꯝ ꯂꯩꯔꯛꯏꯁꯤ ꯀꯩꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯆꯠꯂꯣ ꯂꯤꯠꯂꯒ ꯊꯣꯛꯂꯛꯑꯣ ꯂꯤꯠꯂꯒ ꯊꯣꯛꯂꯛꯑꯣ ꯆꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯃꯃꯨꯛ ꯂꯤꯠꯂ ꯊꯣꯛꯂꯛꯑꯦ ꯐꯖꯔꯕ ꯍꯥꯏꯔꯦ ꯐꯖꯔꯦ ꯑꯃꯃꯨꯛ ꯂꯤꯠꯂꯣ ꯍꯥꯏꯔꯦ ꯐꯖꯔꯦꯅ ꯑꯗꯩꯗꯤ ꯏꯅꯦ ꯏꯕꯥꯅꯤ ꯉꯁꯥꯏꯕꯨ ꯀꯣꯏꯔꯨꯒꯦ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯧꯒꯦꯅ ꯍꯥꯏꯔꯦ ꯅꯕꯥꯅꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯅꯛꯁꯟꯅꯩꯁꯤꯕꯨ ꯅꯣꯡꯃ ꯈꯛꯇꯪꯗ ꯒꯥꯅ ꯃꯅꯦꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠꯁꯨ ꯂꯤꯠꯍꯜꯂꯦ ꯑꯗꯩꯗꯤ ꯆꯠꯃꯤꯟꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯐꯤ ꯏꯟꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯅꯪ ꯃꯧ ꯑꯣꯏꯖꯔꯒꯁꯨ ꯑꯩꯒ ꯅꯪꯒꯗꯤ ꯉꯁꯤ ꯗꯒꯤ ꯀꯣꯏꯅꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩꯅ ꯂꯧꯔꯀꯥꯟꯗ ꯅꯪ ꯐꯤ ꯏꯟꯒꯗꯕꯅꯤ ꯑꯩꯅ ꯂꯧꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪ ꯉꯁꯤꯗꯩ ꯐꯤ ꯏꯟꯒꯅꯨ ꯒꯥꯅ ꯃꯥꯅ ꯐꯤꯒꯁꯦ ꯏꯜꯍꯟꯗꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯑꯩꯁꯦ ꯅꯨꯄꯤ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨꯏꯁꯨ ꯑꯩ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯅꯨꯄꯤ ꯂꯩꯔꯗꯤ ꯀꯣꯏꯅꯔꯣꯏꯁꯦ ꯈꯣꯠꯂꯣꯏꯁꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯗꯨꯅ ꯑꯗꯩ ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯝꯃꯒ ꯄꯥꯈꯪꯅꯤ ꯑꯗꯩ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯏꯕꯗꯤ ꯄꯥꯝꯗꯦ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯏꯁꯨ ꯅꯪ ꯁꯤ ꯍꯣꯇꯦꯜꯁꯤꯗꯗꯤ ꯌꯥꯎꯔꯅꯨ ꯅꯣꯏ ꯏꯅꯦꯁꯦ ꯅꯣꯏ ꯍꯥꯟꯅ ꯃꯁꯛ ꯈꯪꯗ꯭ꯔꯥ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨꯏꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦꯅ ꯍꯥꯏꯔꯦꯕ ꯅꯪ ꯑꯁꯤꯗꯩ ꯊꯣꯛꯂꯛꯑꯅꯨ ꯅꯌꯨꯝꯗ ꯊꯤꯟꯖꯟꯕꯤꯔꯝꯃꯒꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯂꯣꯏ ꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯅꯤ ꯂꯝ ꯂꯩꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯐꯖꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯅꯤ ꯑꯗꯨꯒ ꯅꯪ ꯀꯅꯥꯝꯇꯒꯤ ꯑꯩꯒꯤ ꯅꯠꯇꯅ ꯅꯪ ꯅꯨꯄꯥ ꯑꯝꯇꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯂꯩꯗꯅ ꯑꯝꯇ ꯌꯥꯔꯣꯏꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯊꯤꯟꯖꯜꯂꯝꯃꯦ ꯑꯗꯨꯒ ꯃꯅꯦꯗꯨꯗ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯊꯣꯛꯍꯜꯂꯛꯑꯔꯣꯏ ꯏꯅꯦꯅꯁꯨ ꯀꯧꯊꯣꯛꯄ ꯌꯥꯔꯣꯏ ꯏꯅꯦ ꯅꯪ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯏꯅꯦꯅ ꯏꯕꯨꯡꯉꯣ ꯑꯁ ꯑꯩ ꯉꯁꯤꯁꯦ 10,10 ꯊꯥꯡꯗꯧ ꯂꯩꯕꯅꯦ ꯃꯤ ꯅꯪꯕꯣꯅꯅꯦ ꯄꯩꯁꯥ ꯍꯦꯛ ꯄꯤꯈꯩꯗꯤ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯏꯅꯦ ꯑꯩ ꯀꯥꯞꯄꯛꯀꯦ ꯍꯥꯏꯔ ꯀꯥꯞꯈ꯭ꯔꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯥꯅ ꯂꯨꯄꯥ 10,000 ꯄꯤꯔꯝꯃꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯪ ꯂꯩꯅꯤꯡꯕ ꯂꯣꯏ ꯂꯩꯌꯣ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯊꯣꯛꯂꯛꯑꯒ ꯑꯩꯒ ꯀꯣꯏꯕ ꯆꯠꯄ ꯅꯪꯅ ꯆꯠꯅꯤꯡꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯤꯖꯅꯤ ꯆꯠꯅꯤꯡꯕ ꯄꯨꯅꯤ ꯑꯩꯅ ꯑꯗꯨꯒ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯨꯔꯥ ꯁꯦꯟꯅꯔꯦ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯊꯦꯡꯅ ꯍꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯪ ꯀꯩꯅꯣꯅꯦ ꯆꯠꯅꯦꯅ ꯍꯥꯏꯔꯒ ꯍꯜꯂꯛꯏꯁꯤꯕꯣꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏ ꯅꯨꯄꯤꯗ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯅ ꯍꯜꯂꯛꯑꯕꯅꯦ ꯍꯥꯏꯖꯜꯂꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯋꯥꯈꯜꯅ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯗꯤꯅ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦ ꯍꯥꯏꯔꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯃꯌꯥꯝ ꯆꯥꯁꯟꯃꯤꯟꯅꯔꯛꯑꯃꯤꯅꯀꯣ ꯑꯗ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯩ ꯇꯨꯝꯃꯦ ꯃꯥꯁꯦ ꯇꯨꯝꯕ ꯅꯠꯇꯦ ꯋꯥꯈꯟꯗ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯌꯨꯝꯗ ꯂꯩꯔꯗꯤ ꯕ꯭ꯂꯣꯛ ꯊꯝꯒꯦ ꯐꯣꯟ ꯇꯧꯔꯛꯑꯣꯏꯒꯦ ꯑꯗꯨꯒ ꯑꯩ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯀꯥꯟꯗ ꯅꯪ ꯍꯜꯂꯛꯎ ꯈꯣꯠꯂꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇꯗꯤ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯇꯧꯁꯜꯂꯛꯀꯅꯨ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯊꯣꯛꯂꯛꯑꯒꯗꯤ ꯕ꯭ꯂꯣꯛ ꯍꯥꯡꯒꯦ ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯛꯀꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯇꯝ ꯇꯧꯔꯛꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅ ꯃꯁꯥꯁꯦ ꯉꯥꯎꯔꯦꯕꯀꯣ ꯑꯗꯩ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯤꯠꯇ ꯎꯗꯅ ꯈꯣꯠꯇꯅ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯕ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝ ꯎ ꯂꯩꯔꯦ ꯅꯣꯡꯃꯗꯨ ꯈꯛꯇꯪ ꯂꯣꯏꯅꯕꯗꯅꯤꯀꯣ ꯅꯨꯡꯁꯤꯕꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯉꯥꯎꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯍꯥꯟꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯤꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯌꯥꯝ ꯊꯨꯅ ꯅꯛꯁꯟꯅꯒꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯍꯤꯡꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯇꯨꯝꯍꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯃꯤ ꯉꯥꯛꯇꯪ ꯋꯥꯛꯀꯤꯡ ꯊꯣꯛꯎꯒꯦ ꯐꯠ ꯂꯥꯎꯅ ꯃꯇꯝꯁꯦ ꯄꯨꯡ 10:30 ꯈꯤꯇꯪ ꯍꯦꯟꯖꯜꯂꯦ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡꯁꯨ ꯇꯨꯝꯃꯦ ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯑꯉꯥꯡ ꯑꯄꯤꯛꯄꯗꯣ ꯍꯣꯔꯦꯟ ꯀꯞꯄꯗꯤ ꯏꯕꯥꯅꯤꯃꯛ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯂꯩꯍꯧ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯊꯣꯛꯑꯦ ꯊꯣꯡꯒꯥꯟ ꯌꯧꯕ ꯅꯪꯗꯦ ꯐꯣꯟ ꯇꯧꯔꯦ ꯅꯪ ꯇꯨꯝꯃꯕ ꯈꯣꯠꯂꯕꯅ ꯑꯁ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯃꯥ ꯐꯣꯟ ꯇꯧꯔꯛꯁꯅꯨ ꯑꯅ ꯑꯩꯅ ꯉꯥꯏꯔꯝꯃꯤꯅꯤ ꯑꯗꯣ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯂꯩꯍꯧꯕꯗꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦꯀꯣꯅ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯪꯒ ꯀꯥꯏꯅꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯨꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯊꯦꯡꯉꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ
ꯑꯗꯩ ꯑꯁ ꯑꯩ ꯅꯨꯄꯤꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯩ ꯆꯪꯉꯒꯦ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯈꯪꯍꯜꯂꯣꯏꯁꯤ ꯍꯩꯅ ꯁꯤꯡꯅ ꯐꯖꯅ ꯂꯣꯏꯅꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯑꯗꯨꯝ ꯃꯄꯥꯟ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯒꯦ ꯑꯅ ꯍꯥꯏꯅꯔꯒ ꯑꯁ ꯅꯪꯅ ꯁꯨꯃꯥꯏꯅ ꯆꯪꯈꯤꯗꯣꯏꯁꯦ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯅꯪ ꯅꯨꯄꯤꯒ ꯇꯨꯝꯈ꯭ꯔꯅꯤ ꯑꯩꯅꯗꯤ ꯅꯪ ꯅꯤꯡꯁꯤꯡꯉ ꯂꯩꯍꯧꯔꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯧ ꯉꯥꯏꯗꯣꯏꯁꯦ ꯑꯩ ꯋꯥꯔꯦꯒ ꯍꯥꯏꯀꯣ ꯅꯨꯃꯤꯠꯇꯨ ꯈꯛꯇꯪ ꯈꯪꯅꯕꯗꯅꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯆꯪꯉꯦ ꯃꯥꯁꯨ ꯇꯨꯝꯕꯁꯦ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯁꯦ ꯇꯨꯝꯈ꯭ꯔꯕꯅ ꯌꯦꯡꯉ ꯇꯨꯝꯈ꯭ꯔꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯅꯔ ꯂꯩꯔꯦꯕ ꯑꯍꯤꯡꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯑꯗꯩ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯊꯣꯛꯂꯛꯅꯕ ꯇꯧꯔꯛꯑꯒꯦ ꯉꯥꯛꯇꯪ ꯊꯝꯃꯣ ꯑꯩ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯊꯣꯛꯎꯈꯤꯒꯦꯅ ꯍꯥꯏꯔꯒ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯑꯩ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯉꯁꯤ ꯆꯪꯈ꯭ꯔꯒꯦ ꯐꯠ ꯂꯥꯎꯅꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯊꯧꯔꯛꯑꯦ ꯃꯌꯨꯝꯗꯩꯗꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛ ꯐꯥꯎ ꯃꯥꯅ ꯆꯠꯇꯣꯏꯅꯤꯗꯅ ꯑꯗꯨꯐꯧꯁꯦ ꯅꯨꯄꯤꯁꯤꯁꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯒꯥꯔꯤ ꯏꯝꯐꯥꯜꯁꯤꯗꯅ ꯁꯦꯟꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯒꯠꯂꯛꯑꯦ ꯅꯪꯁꯨ ꯊꯣꯛꯂꯛꯑꯣ ꯕꯖꯥꯔꯐꯧ ꯂꯥꯛꯑꯣ ꯕꯖꯥꯔ ꯊꯦꯡꯅꯔꯁꯦ ꯑꯗꯨꯅ ꯈꯔ ꯊꯨꯔꯅꯤ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯁꯨꯅꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯁꯨꯛꯇꯝ ꯇꯝꯅꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯅꯗꯦ ꯑꯃꯗꯨꯁꯨ ꯒꯥꯔꯤ ꯇꯣꯡꯅ ꯑꯗꯨꯝ ꯃꯤ ꯃꯃꯥꯡꯗꯨꯗ ꯁꯥꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯆꯝꯅ ꯑꯣꯏꯅ ꯁꯥꯟꯅꯔꯁꯨ ꯐꯣꯟꯗꯤ ꯊꯝꯅꯕ ꯉꯝꯅꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯔ ꯃꯕꯥꯅꯤꯁꯦ ꯃꯄꯥꯟꯗꯤ ꯆꯠꯇ꯭ꯔꯦ ꯃꯕꯥꯅꯤ ꯑꯣꯏꯅ ꯒꯥꯔꯤꯁꯦ ꯀꯣꯏꯊꯧ ꯊꯧꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯂꯣꯏꯅꯔꯦ ꯅꯨꯄꯤꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯄꯤꯔꯦ ꯂꯩꯕꯤꯔꯦ ꯑꯗꯩ ꯃꯄꯥꯟꯗ ꯆꯠꯂꯤꯃꯦꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯦ ꯃꯄꯥꯟꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯇꯅꯕ ꯃꯔꯩꯁꯦ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯆꯪꯉꯒꯅꯦ ꯅꯨꯄꯤꯁꯤ ꯐꯣꯟ ꯕ꯭ꯂꯣꯛ ꯊꯝꯒꯗꯕꯁꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯛꯑꯔꯣꯏꯒꯦ ꯑꯗꯨ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯔꯒ ꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯍꯣꯇꯦꯜꯗ ꯂꯦꯞꯄ ꯃꯄꯥꯟꯗ ꯆꯠꯂꯤꯃꯤ ꯑꯗꯨꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯁꯦ ꯌꯨꯝꯗ ꯏꯔꯩ ꯂꯩꯅꯤꯡꯗꯕ ꯑꯗꯩꯗꯤ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯍꯞꯇꯥꯃꯨꯛ ꯀꯩꯃꯨꯛ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯌꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯃꯥꯅ ꯍꯟꯗꯛꯁꯤꯗꯤ ꯑꯗꯩ ꯃꯄꯥꯟ ꯆꯠꯂꯁꯨ ꯑꯍꯤꯡ ꯑꯃꯈꯛ ꯂꯦꯛꯂ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯊꯧꯗꯣꯔꯛꯄꯅꯦ ꯑꯗꯣ ꯑꯍꯤꯡꯁꯨ 3-4ꯒ ꯂꯦꯛꯁꯜꯂꯛꯑꯦ ꯀꯩꯅꯣ ꯃꯥꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣꯅ ꯇꯧꯋꯦ ꯑꯗꯩ ꯃꯥꯅꯒ ꯐꯣꯟ ꯇꯧꯕꯁꯦꯀꯣ ꯅꯍꯥꯟꯈꯩꯗꯤ ꯍꯔꯥꯎꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯃꯥꯏ ꯅꯨꯄꯤꯒ ꯑꯣꯏꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯄ ꯑꯗꯩ ꯑꯩ ꯇꯨꯝꯃꯒꯦ ꯑꯁ ꯑꯩ ꯇꯨꯝ ꯌꯥꯗ꯭ꯔꯦꯅꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯑꯣꯏꯅꯖꯔꯝꯕ ꯀꯦꯅꯖꯔꯝꯕꯗꯣ ꯊꯝꯃꯣꯍꯦ ꯒꯥꯔꯤ ꯊꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯍꯥꯏꯔꯛ ꯑꯗꯩꯗꯤ ꯇꯨꯝꯕꯒꯁꯦ ꯅꯨꯄꯤꯁꯤꯅ ꯅꯪ ꯇꯨꯝꯃꯕ ꯑꯩ ꯇꯨꯝꯃꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯁꯦ ꯇꯨꯝꯃꯣ ꯍꯥꯏꯔ ꯑꯗꯨꯝ ꯄꯠ ꯀꯛꯂꯛꯄ ꯁꯨꯝꯕ ꯑꯍꯣꯡꯕꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯈꯤꯇꯪ ꯃꯥꯅ ꯃꯤꯔꯥꯏꯔꯛꯄꯁꯤ ꯎꯕꯗ ꯃꯥꯁെ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯏꯅꯤꯡꯗꯕꯅꯤ ꯌꯥꯝꯅ ꯑꯗꯨꯕꯨ ꯁꯤꯁꯦ ꯌꯥꯝ ꯀꯥꯏꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯍꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯍꯥꯏꯕꯗꯤ ꯅꯪ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ ꯅꯪꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯁꯦꯟꯅꯔꯣ ꯑꯗꯨꯒ ꯐꯥꯔꯣ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯈꯪꯉꯛꯄ ꯁꯥꯎꯀꯣꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯀꯣꯏꯔꯦ ꯍꯥꯏꯕ ꯀꯔꯤꯕꯥꯅ ꯍꯥꯏꯌꯦꯀꯣ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯈꯛ ꯅꯠꯇꯦ ꯂꯧꯔꯦ ꯍꯣꯇꯦꯜꯗꯐꯥꯎ ꯃꯕꯥꯅꯤꯁꯦ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯦ ꯃꯄꯥꯟ ꯆꯠꯂꯤꯁꯦ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯃꯕꯥꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦꯅ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯁꯥꯁꯦꯀꯣ ꯃꯥꯏ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯔో ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯔో ꯍꯥꯏꯀꯣ ꯃꯥꯅ ꯅꯠꯇꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯈꯪꯍꯜꯂꯝꯗꯕꯅꯤ ꯑꯗꯣ ꯑꯩ ꯈꯪꯍꯟꯗꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯣꯅ ꯀꯟꯅ ꯃꯦꯟꯕꯗꯩ ꯑꯩꯁꯦ ꯐꯠ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯐꯥꯔꯦ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯃꯕꯥꯅꯤꯁꯦ ꯍꯣꯇꯦꯜꯗꯐꯥꯎꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯃꯄꯥꯟꯗꯁꯨ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯦ ꯑꯗꯩ ꯒꯥꯔꯤ ꯂꯧꯕꯅꯦ ꯆꯪꯉꯒ ꯃꯤ ꯅꯦꯛꯑꯒ ꯊꯧꯗꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯅ ꯏꯝꯐꯥꯜꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯍꯧꯔꯦ ꯅꯨꯄꯤꯁꯤꯒ ꯑꯗꯩ ꯃꯄꯥꯟꯗ ꯆꯠꯂꯦ ꯅꯨꯄꯤꯁꯦ ꯄꯨꯔꯦ ꯃꯄꯥꯟꯗ ꯂꯦꯛꯑꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯃꯕꯥꯅꯤꯒꯤꯁꯦ ꯕꯦꯔꯥ ꯀꯥꯔꯛꯑꯅꯤ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯥꯡꯇꯛꯇꯒꯤ ꯏꯃꯥꯒꯤ ꯍꯥꯡꯇꯛꯇꯒꯤ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯁꯤꯕꯨ ꯃꯥꯅ ꯆꯠꯂꯛꯑꯕꯅ ꯃꯥꯁꯦ ꯄꯨꯔꯥ ꯃꯪꯉꯦꯀꯣ ꯃꯥꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯦ ꯃꯥꯁꯦ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦ ꯍꯥꯏꯔꯒ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯊꯤꯔꯛꯑꯅꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯨꯝꯗ ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯗꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯉꯍꯥꯟꯈꯩꯗꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇ ꯑꯗꯨꯝ ꯆꯥꯗꯣꯏꯒꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯩꯅꯗꯦꯅ ꯅꯪ ꯂꯝ ꯆꯠꯂꯐꯧ ꯆꯥꯛ
intingai charak tiana chak loiramo na phone tawrei natro adai kaigino thabak chakraju phone je phat pairamaga hek phat thamgiba adai kaino nangjibo handaksibu yong hongijibo na haiko as kaisu tawde he noi nupi ki pang khanjan bido hora ba ga hai adu majina kaino jida washroom da changiba ko adu kanda nupi jina magi phone je lok se ma khange ba nupi jina ko adu ma nong ta pairu de yengo de aduna mai nupi na nong ta yeng da bina nupa jina ju phone di ma kya section de ma noina block adum thamjayeba aduga nupi amadu gi phone je block thamjala tawak tana ba ada mana sum pairaga sanai ngai jida juki nupi jina phone tawre eba tanja jida ko nang yaurabra na kaino aduga di kaino ma jina ne kaino numi simadi ma je block thamau da bai tare ne ba o heuda na de mai nupi na ju kya yeng da bani na de aina thokta di tawrakanu haibani na dum block thamau da banu su yawe ba aina tawrakan paira on almai taw jida ma nupi jina yaurabra na kaino jida phone jida message lakpa ada mana yenge adai nupi jina yaure haireba adoi phone tawrakpa yabra hai nupi jina adai mana tawro haire aduga tawre aduga nupi jina ne machin je mana phi na haipet me laga koi nupa ma kon sabido mai tawra paireba adai nupi jina haire adu na ma di wai je sabam to ko mam sare nang adum hairo koi nupi lei wa kan na haiba yaroi ai na haijala dum loi ta tho obako masi am nungaitre dei nungaitre aduga adai mana haireba kaino naba nangonda yaugiba ibani gi photo jing to amda tharau ai yengninge haireba nupi jina mana du hai ai nupi lei thammage haire mana du hai jina nupa jina di magi kaino je gallery ka kai loi kakthalamgani khangeba aduna nupi je leiramaga dina adu nupi jina loi thajalakpane bako seta ma je tarang chatpane ba adu mayam je urubada adai di amatta kaktana thammi aina phaja yengaba natra adu na mana message ta la thajaleba maina phone paira mana chingkhala yengai da mai no pa je changa ure no pa ju dum changa ga do ma ju yenge phone je mana mun ge tawi ba nupi na kanna pa chan gre ba phone je nang so tu kat chabali sajat nang ai nataba atopa nupi imta yenga nu harga nang na pura matai manawam na laina ga da mari jibo hek laiba sumbai video photo bo nammaga thamba nang mangna sumba le sajat nang ngasi na ibani loina ga damni ai ju ipam chatlani duga loina ra ji oktaba nang di oktaba le ho oktaba mi gi manak de ai di chung lai lai roina ana imai cha khoyum si gi ni atu tawni na ta masa ga hodok tana khotana as khatna re laungna re langna re dai nu pa jana phone je mulli nu pi jana phone je mun ganu adu proof ni mayam da loi yang han ni adu tawni hab nu pa jang ngamna ba mulla phone je thugai gre ba adai din nang ai la le ai je pungaw ngaw re nang ai am ta de ngak pi yu ai je nu pi se uru ba de ai kainom taw gre asu yam ba nu pi urak pa di ai mamai ju yengu de nong ta ju ai ngasi bo ai nu si ba ju phau de do je ki ju di mana kon pheng lem ba du thoklok smai yengu da mi sa na thokre adu ai na ma je nu si ru re nang ai la le ai je kainom taw re ai je nu pi ji gi wakhanda ai je pungaw ngaw re na nu pa ju kappa ga ne hai re ba ai aseng bo loi hai rage ai ma je nu si man da na ne ai hoi bani je naksan na ru re ado ai lan gre ai soi gre ai amuga na sumba je taw roi ge ai yum dai ma pan ju tho roi ge nang sagai na tai pham ba khot ba dum ta di taw bi ga nu ai ge ja se han ba sim khatang din nang kan bi yu ai soi ru re la lu re na ada nu pi jina hai re nang si je nang na soi ru re la lu re na hai raga nang di nu pa ni na ina ngak pi gi ba yai ai na sigi video photo je bu nang on da nu pa am na thara aba ai na smai mari lai na ru ba nu pa am ga do di nang na ai na soi gre lan gre ga nang na ai ngak pi to di bra na nupi ji am kapi ko nang na smai to ma ban je am kap min nei smai hot na rakhiba smai nei ban wa rakhiba du nga si kitang yum ma sam sa dan lo sing lai dan kitang nungai re hai kan da sana lu pa ga je khara dum sa jan jare ba adu go nang na smai na tawrak pa ai yam pen de ai yam pen de na ma jo am kap pe de mane ma ku sang na re moi na ju the me be ma han bani si di nga o na ma sa nu pa je nga ngi sai ma ku bok na bo phui ma sa nu pa je nang ana dai di khoi mai am te yengu kholo na hai dai di kai dawre ma je iPhone paira roi ge ana masa gi phone je mana thugai jagre ba phone am to paira roi je ibani ma ai ma pan tho roi ma tam kala si karbar je lepa ge ibani taw ba ya ba karbar yum da dukan pham jira ibani nang ga iga su kai kai na roi ji
ꯑꯩ ꯂꯥꯜꯂꯦꯅ ꯃꯀꯣꯛ ꯄꯥꯏꯔ ꯋꯥꯁꯛꯇꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯆꯪꯉ ꯋꯥꯁꯛꯇꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯀꯣꯛ ꯄꯥꯏꯔ ꯋꯥꯁꯛꯇꯅ ꯇꯧꯔꯦꯕꯀꯣ ꯃꯥꯁꯨ ꯊꯥꯗꯣꯛꯆꯔꯒꯦ ꯁꯤꯅꯦ ꯃꯥꯅꯁꯨ ꯈꯜꯂꯤꯁꯦ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯧꯅꯖꯔꯛꯄꯅꯤꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔꯦ ꯀꯣꯟꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯔꯦꯟ ꯆꯣꯡꯗꯔ ꯁꯤꯔꯨꯅꯤꯒ ꯍꯥꯏꯒꯠꯂꯛꯄ ꯎ ꯊꯥ ꯁꯤꯡꯃꯤꯟꯅꯅꯤꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯁꯤꯈ꯭ꯔꯗꯤ ꯀꯥꯏꯅ ꯃꯥꯁꯨ ꯑꯩꯁꯦ ꯁꯣꯏꯔꯨꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠꯁꯤꯒꯤ ꯇꯦꯝꯖꯟꯅꯔꯒ ꯃꯣꯏꯁꯦ ꯇꯨꯝꯅꯔꯦꯕꯀꯣ ꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯁꯦ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯔꯛꯑꯦ ꯅꯨꯡꯁꯤꯕꯅ ꯄꯨꯔꯥ ꯉꯥꯎꯈꯤꯕꯁꯦ ꯁꯤ ꯄꯨꯔꯥ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯔꯦ ꯉꯥꯎꯍꯟꯈ꯭ꯔꯦ ꯁꯨꯝꯍꯠꯈ꯭ꯔꯦꯒ ꯍꯥꯏꯁꯦ ꯄꯣꯠꯁꯦꯝ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯄꯣꯠꯁꯦꯝ ꯇꯧꯅꯩꯕꯗꯤ ꯈꯔꯒꯤ ꯋꯥꯅꯦꯕ ꯀꯣꯛꯁꯤꯗ ꯉꯥꯎꯈꯤꯕꯅꯦꯕ ꯀꯣꯛꯁꯤꯗ ꯂꯩꯈꯤꯕ ꯑꯗꯩꯗꯤ ꯉꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯁꯥꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯇꯧꯔꯝꯕꯅꯤꯅ ꯑꯁ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯒꯠꯂꯛꯑꯦꯕ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯀꯥꯎꯕꯁꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯃꯥꯅꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯒꯅꯤꯀꯣ ꯃꯥꯅꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯒꯅꯤꯀꯣꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯔꯦ ꯈꯣꯠꯂꯦ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯦ ꯗꯨꯀꯥꯟ ꯐꯝꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯁꯤ ꯁꯤꯗ ꯗꯨꯀꯥꯟ ꯁꯥꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯅ ꯂꯣꯏ ꯌꯥꯅꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯁꯥꯕ ꯈꯣꯠꯄ ꯃꯤ ꯇꯥꯟꯅꯔꯒꯦ ꯈꯣꯠꯂꯒꯦꯅ ꯃꯄꯥꯁꯤꯅ ꯅꯪꯗꯤ ꯊꯣꯛꯈ꯭ꯔꯅꯨ ꯑꯩ ꯇꯥꯟꯅꯔꯨꯔꯒꯦꯅ ꯃꯄꯥꯁꯤꯅ ꯆꯠꯈ꯭ꯔꯦꯀꯣ ꯅꯨꯄꯥ ꯑꯗꯩꯗꯤ ꯅꯨꯡꯊꯤꯜ ꯂꯣꯏꯁꯜꯂꯦ ꯃꯥꯗꯤ ꯁꯨꯝ ꯅꯨꯄꯤꯁꯦ ꯎꯅꯤꯡꯉꯛꯄꯅ ꯉꯥꯎꯔꯛꯑꯦ ꯃꯉꯣꯟꯁꯤꯗꯩꯗ ꯅꯨꯄꯤꯁꯦ ꯎꯔꯛꯇꯕꯗ ꯃꯈꯣꯟ ꯇꯥꯔꯛꯇꯕꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ ꯀꯞꯄꯒ ꯅꯨꯄꯥ ꯑꯣꯏꯔꯁꯨꯀꯣ ꯃꯥꯁꯦ ꯀꯞꯄꯒ ꯈꯥꯡꯉꯛꯑꯦꯕꯀோ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯔꯛꯑꯦꯕ ꯂꯤꯗꯕ ꯉꯝꯃꯛꯇ꯭ꯔꯦ ꯁꯥꯗꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩꯁꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗꯩ ꯃꯥꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯉꯥꯎꯔꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯃꯅꯥꯛ ꯆꯠꯅꯤꯡꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦꯅ ꯅꯤꯁꯥ ꯆꯥꯔꯨꯔꯒ ꯂꯦꯞꯄ ꯃꯤꯅ ꯅꯤꯁꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯀꯞꯄꯦ ꯅꯪꯅ ꯑꯩ ꯏꯁꯥꯗꯕꯨ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯅꯨꯄꯤꯁꯦ ꯎꯗꯗꯤ ꯑꯩ ꯂꯩ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯅꯨꯄꯤꯁꯤ ꯐꯣꯟ ꯇꯧꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅ ꯀꯞꯃꯤꯟꯅꯔꯦ ꯅꯪ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯅꯪ ꯅꯆꯥ ꯑꯅꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏ ꯅꯨꯃꯤꯠꯁꯤꯃꯁꯨ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯁꯥꯕ ꯍꯧꯔꯁꯦ ꯈꯣꯠꯂꯁꯦꯅ ꯄꯣꯠ ꯆꯩꯒ ꯂꯧꯔꯨꯔꯒ ꯗꯨꯀꯥꯟ ꯁꯥꯒꯗꯕ ꯃꯤꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯣꯡꯉꯥꯟꯕꯩꯗꯨꯗꯗꯤ ꯁꯥꯕ ꯍꯧꯕ ꯈꯣꯠꯄ ꯃꯥꯁꯦ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯃꯥꯁꯨ ꯇꯧꯔꯦ ꯊꯕꯛꯁꯦ ꯆꯤꯜꯍꯜꯂꯒ ꯑꯩꯁꯦ ꯅꯨꯄꯤꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯐꯣꯟꯗꯤ ꯑꯅꯤꯃꯛ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯄꯥꯏꯅꯗ꯭ꯔꯦꯗꯅ ꯅꯨꯃꯤꯠꯁꯤꯒꯤꯅꯦ ꯅꯨꯡꯗꯥꯡꯁꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯏꯀꯣ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯎꯔꯛꯑꯦ ꯃꯃꯤꯠꯁꯤꯗ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯎꯅꯤꯡꯕꯅ ꯃꯥꯁꯦ ꯉꯥꯎꯔꯛꯑꯦ ꯑꯗꯨꯒꯅꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯁꯦ ꯍꯧꯒꯠꯂ ꯊꯣꯛꯈ꯭ꯔꯦꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗꯕꯁꯦ ꯎꯔꯦꯕ ꯐꯃꯨꯡꯁꯤꯗꯀꯣ ꯃꯥꯁꯦ ꯊꯣꯛꯑ ꯌꯦꯡꯉꯦ ꯊꯣꯡ ꯍꯥꯡꯉꯝꯃꯦ ꯒꯦꯠ ꯍꯥꯡꯉꯝꯃꯦ ꯒꯥꯔꯤ ꯅꯨꯡꯂꯤ ꯂꯣꯏ ꯂꯩ ꯒꯥꯔꯤ ꯄꯨꯈꯤꯗꯦ ꯃꯥ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯉꯥꯏꯔꯦ ꯁꯨꯝ ꯊꯣꯛꯈꯤꯕ꯭ꯔꯥ ꯁ꯭ꯋꯥꯏꯐꯧꯒꯅꯀꯣ ꯍꯜꯂꯛꯇꯦ ꯃꯇꯝꯁꯦ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯦꯕ ꯑꯍꯤꯡꯒꯤ ꯍꯜꯂꯛꯇꯦ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯅ ꯄꯨꯡ 2:30 ꯇꯥꯕꯗ ꯍꯧꯗꯣꯛꯑꯦꯕ ꯃꯥ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗ꯭ꯔꯦꯅ ꯑꯗꯩꯗꯤ ꯃꯅꯤꯃꯧꯁꯦ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯦ ꯃꯅꯤꯃꯧꯁꯦ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯦꯕꯀꯣ ꯀꯣꯏꯊꯤ ꯊꯤꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯁꯣꯝꯗ ꯃꯈꯣꯡꯅ ꯑꯗꯨꯝ ꯉꯥꯎꯅ ꯆꯠꯂꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯦ ꯁꯣꯔꯣꯛ ꯍꯦꯛ ꯃꯄꯥꯟꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯒꯦꯠ ꯅꯨꯡ ꯄꯥꯟꯗꯦꯕ ꯑꯗꯣ ꯃꯅꯤꯡ ꯊꯣꯡ ꯄꯥꯜꯂꯦ ꯑꯗꯨꯗꯩ ꯆꯪꯉꯒ ꯃꯅꯤꯡ ꯊꯣꯡ ꯆꯥꯛꯁꯪꯅꯔꯒꯅꯦ ꯍꯦꯛ ꯊꯪꯅꯕꯗ ꯅꯨꯄꯤꯁꯤꯒꯤ ꯀꯥ ꯑꯣꯏꯕ ꯆꯪꯉꯒ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯍꯤꯡꯗ ꯆꯪꯉꯒ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯂꯛꯄ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥ ꯂꯣꯏ ꯈꯪꯕꯅꯤꯅ ꯊꯣꯡꯅꯥꯎꯗ ꯃꯥꯅ ꯀꯛ ꯊꯤꯜꯂꯒ ꯑꯩꯅꯦ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯧꯕꯗ ꯅꯨꯄꯤꯁꯨ ꯀꯞꯄꯒ ꯂꯩꯔꯝꯕ ꯇꯨꯝꯗ꯭ꯔꯕ ꯃꯥꯁꯨ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯑꯦꯀꯣ ꯀꯩꯒꯤꯅꯣ ꯅꯪ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯤ ꯅꯪ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯑꯗꯩꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯑꯩ ꯅꯨꯄꯤꯅ ꯈꯪꯈ꯭ꯔꯦ ꯅꯪꯅ ꯅꯍꯥꯟ ꯐꯣꯇꯣ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯄꯗꯣ ꯑꯩ ꯅꯨꯄꯤꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯩ ꯐꯣꯟ ꯅꯨꯡ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯈꯠꯅꯗꯅ ꯑꯩꯈꯣꯏꯁꯨ ꯎꯖꯥ ꯃꯦꯂꯥ ꯁꯥꯔꯦ ꯑꯩꯁꯨ ꯀꯔꯕꯥꯔ ꯆꯠꯂꯅꯨꯅ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯣꯛꯄ ꯂꯥꯛꯆꯔꯖꯅꯤꯅ ꯍꯥꯏꯔꯦꯕ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯇꯨꯝꯃꯝꯕꯗꯩ ꯍꯧꯒꯠꯂ ꯊꯣꯛꯂꯛꯄꯅꯤ ꯅꯪ ꯄꯩꯁꯥ ꯂꯩꯔꯗꯤ ꯄꯣꯔꯛꯑꯣ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯅꯪ ꯅꯍꯥꯟ ꯄꯤꯔꯝꯕꯈꯩꯗꯣ ꯂꯩꯌꯦꯅ ꯄꯣꯔꯛꯑꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯈꯣꯡꯅ ꯆꯠꯃꯤꯟꯅꯔꯦ
ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯁꯦꯅ ꯃꯣꯏꯁꯦ ꯍꯣꯇꯦꯜꯗ ꯂꯣꯠꯃꯤꯟꯅꯔꯦꯕꯀꯣ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯦ ꯂꯥꯛꯇꯦ ꯊꯤꯕ ꯌꯥꯕ ꯊꯤꯅꯔꯦ ꯃꯄꯥꯝ ꯅꯨꯡꯕꯥꯝ ꯑꯗꯒꯤꯗꯤ ꯊꯤꯅꯔꯦ ꯈꯪꯗ꯭ꯔꯦ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯇꯧꯔꯦ ꯑꯗꯨꯒ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯊꯤꯕ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯁꯦ ꯊꯥꯔꯒ ꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨꯕꯗ ꯅꯨꯄꯤꯁꯤꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯆꯦꯜꯂꯦꯁꯦ ꯈꯪꯉꯦꯗꯅ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯤꯁꯨ ꯑꯣꯞ ꯑꯗꯨꯝ ꯂꯩꯕ ꯑꯗ ꯃꯃꯥꯟꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯌꯨꯝꯗ ꯀꯩꯀꯩ ꯐꯤꯕꯝꯗꯣ ꯂꯩꯒꯦꯗꯣ ꯈꯪꯅꯤꯡꯉꯛꯄꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯗ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯦ ꯍꯥꯟꯅ ꯌꯨꯝꯗ ꯀꯃꯥꯏ ꯇꯧꯅꯔꯤꯅ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯈꯣꯠꯅꯩ ꯑꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯠꯄꯗꯤ ꯂꯣꯠꯀꯅꯨ ꯃꯗꯨ ꯐꯔꯣꯏ ꯅꯪ ꯊꯣꯛꯂꯛꯎ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯗ ꯄꯨꯔꯥ ꯂꯩꯔꯦ ꯑꯗꯣ ꯑꯁꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯈ꯭ꯔꯗꯤ ꯋꯥ ꯌꯥꯝ ꯆꯥꯎꯅꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯅꯔꯁꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯄꯨꯔ ꯂꯥꯛꯑꯦ ꯅꯨꯄꯤꯁꯦ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯁꯤꯅ ꯃꯣꯏꯗ ꯂꯣꯏ ꯍꯥꯏꯔꯦ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯇꯨꯃꯤꯟꯅ ꯐꯝ ꯑꯗꯨꯒ ꯂꯧꯍꯜꯂꯣꯏ ꯈꯣꯠꯍꯜꯂꯣꯏꯅ ꯃꯃꯥ ꯍꯣꯏ ꯃꯅꯦꯝ ꯃꯀꯨꯅ ꯂꯣꯏ ꯍꯥꯏ ꯂꯧꯍꯜꯂꯣꯏ ꯃꯥꯏ ꯖꯗꯥꯕꯤ ꯀꯌꯥꯅꯣ ꯂꯧ ꯌꯣꯜꯂꯁꯨ ꯄꯤꯊꯣꯛꯈꯤꯅꯤ ꯂꯧꯍꯜꯂꯣꯏ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯣ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯄꯨꯔ ꯂꯥꯛꯑꯦꯀꯣ ꯅꯨꯄꯤꯁꯦ ꯗꯨꯀꯥꯟꯗ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯝꯅꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯂꯥꯛꯑꯦ ꯀꯧꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯣ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯂꯤꯕ ꯀꯨꯝꯍꯩꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒꯤ ꯏꯄꯥꯅ ꯎꯠꯈ꯭ꯔꯕ ꯀꯨꯝꯍꯩ ꯑꯃꯈꯛꯅꯦ ꯑꯩꯅ ꯏꯃꯤꯠꯅ ꯎꯈ꯭ꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯐꯝꯕꯗ ꯃꯥꯅ ꯑꯇꯣꯝꯕꯤ ꯄꯨꯔꯒ ꯂꯥꯛꯈꯤꯕꯒꯤ ꯀꯨꯝꯍꯩꯗꯣ ꯑꯗꯨꯃꯛꯅꯤ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯁꯦ ꯏꯄꯥ ꯍꯥꯛꯇꯛꯇꯒꯤ ꯑꯇꯣꯝꯕꯤ ꯂꯣꯟꯕ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯗꯐꯥꯎ ꯊꯣꯛꯄꯁꯤꯗꯤ ꯑꯩꯅ ꯃꯁꯤ ꯈꯥꯡꯉꯒ ꯂꯩꯕ ꯉꯝꯃꯣꯏ ꯑꯅ ꯅꯪ ꯂꯩꯖꯍꯧꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯃꯕ ꯑꯩ ꯂꯩꯅ ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯆꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯃꯌꯥꯝꯅ ꯈꯥꯝꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯄꯥꯝꯒꯤ ꯃꯤꯈꯩꯅꯁꯨ ꯃꯥꯅ ꯌꯥꯗ꯭ꯔꯃꯤꯅꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯑꯅꯤꯃꯛꯁꯦ ꯃꯥ ꯂꯣꯏ ꯄꯨꯏ ꯑꯗꯨꯒ ꯆꯠꯂꯦ ꯑꯗꯩ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯋꯥ ꯇꯥꯅꯔꯦ ꯃꯥꯅ ꯋꯥ ꯂꯣꯏꯁꯟꯅꯖꯔꯒꯦꯅ ꯍꯥꯏꯔꯦ ꯃꯃꯥ ꯃꯆꯥ ꯃꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯔꯒ ꯑꯗꯩ ꯑꯎꯟꯄꯣꯠ ꯀꯩ ꯂꯣꯏ ꯊꯥꯡꯅꯔꯒ ꯂꯣꯏꯁꯟꯅꯔꯦ ꯃꯥꯁꯦ ꯃꯄꯥꯝꯗꯨꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦꯗꯅꯀꯣ ꯏꯅꯛ ꯅꯛꯏꯕ ꯂꯩꯀꯥꯏꯅꯤꯗꯅ ꯃꯣꯏꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯩ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥ ꯁꯤꯈ꯭ꯔꯦꯅ ꯈꯟꯒꯗꯝꯃꯤ ꯑꯩ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦꯅ ꯑꯗꯩ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯁꯤꯅꯅꯦ ꯃꯥꯅ ꯀꯔꯕꯥꯔ ꯈꯔ ꯇꯧꯕ ꯍꯧꯔꯦꯕ ꯀꯩ ꯈꯔ ꯑꯗꯨ ꯇꯧꯀꯥꯟꯁꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯆꯍꯤꯃꯨꯛꯇꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯀꯩꯁꯤꯅ ꯍꯤꯡꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯗꯤ ꯊꯥꯖꯗꯅ ꯃꯥꯒꯤ ꯀꯔꯕꯥꯔꯁꯦ ꯁꯦꯟꯁꯦ ꯄꯨꯊꯔꯦ ꯃꯥꯡꯉꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯡꯉꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯁꯜꯂꯛꯄ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯥꯕ ꯍꯧꯋꯦꯕ ꯑꯉꯥꯡ ꯑꯣꯏꯗꯩ ꯍꯧꯅ ꯑꯗꯨꯁꯨ ꯄꯩꯁꯥꯁꯦ ꯂꯣꯏ ꯆꯪꯁꯤꯟꯈꯤꯕ ꯃꯥꯁꯦ ꯋꯥꯔꯦ ꯑꯗꯣ ꯃꯥ ꯂꯩꯉꯣꯏ ꯄꯦꯛꯑꯦ ꯗꯨꯀꯥꯟꯗꯗꯤ ꯂꯩꯉꯣꯏ ꯄꯦꯛꯑ ꯆꯥꯕ ꯍꯧꯔꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯆꯥ ꯑꯅꯤꯃꯛꯁꯤ ꯑꯇꯣꯝꯕꯁꯤꯗꯤ ꯆꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯂꯩꯉꯣꯏ ꯄꯦꯛꯑꯦ ꯃꯄꯥꯝꯗ ꯍꯜꯂ ꯂꯩꯔꯕꯅꯤꯅ ꯅꯨꯄꯤꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯂꯩꯔꯒ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯂꯪꯅꯔꯛꯑꯣꯏꯕ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯈꯣꯠꯀꯦꯅ ꯀꯥꯔꯟ ꯇꯥꯔꯛꯄꯁꯦ ꯇꯧꯔꯛꯑꯣꯏꯕ ꯑꯗꯨꯒ ꯍꯣꯏ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯒꯁꯨ ꯈꯠꯆꯜꯂꯨꯔꯕ ꯂꯥꯡꯁꯜꯂꯨꯔꯕ ꯅꯨꯄꯥꯗꯨꯅ ꯍꯧꯔꯛꯅꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯨꯔꯗꯤ ꯍꯧꯔꯛꯀꯅꯤꯀோ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯍꯧꯔꯛꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯂꯩꯇꯕꯗꯗꯤꯅꯦ ꯃꯥꯅ ꯈꯠꯆꯟꯕ ꯂꯥꯡꯖꯟꯕ ꯁꯨꯡꯍꯧ ꯍꯧꯔꯨꯗ꯭ꯔꯁꯨ ꯃꯥꯁꯦ ꯈꯥꯏꯅꯔ ꯂꯩꯔꯕꯅꯤ ꯃꯥꯁꯦ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯧꯔꯛꯑꯅꯦꯕ ꯑꯗꯨꯅꯅꯦ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯍꯧꯕ ꯍꯧꯔꯛꯑꯦ ꯃꯉꯣꯟꯗ ꯀ꯭ꯋꯥ ꯍꯩ ꯄꯤꯖꯔꯒ ꯌꯥꯎꯔꯤꯕ ꯂꯩꯉꯣꯏ ꯄꯦꯛꯏꯕ ꯃꯅꯦꯝ ꯃꯟꯗꯣꯟꯈꯩꯁꯤꯗ ꯍꯥꯏꯅꯕꯤꯌꯨ ꯅꯨꯄꯤ ꯂꯩꯕꯅꯁꯨ ꯍꯥꯏꯔꯦ ꯅꯨꯄꯤ ꯂꯩꯇꯕꯅꯁꯨ ꯍꯥꯏꯔꯦ ꯍꯥꯏꯅꯕꯤꯌꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩ ꯃꯅꯦꯝ ꯃꯟꯗꯣꯟꯈꯩꯁꯤꯅ ꯅꯪꯕꯨ ꯌꯥꯔꯣꯅꯦ ꯅꯪꯕꯨ ꯌꯥꯎꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯏꯆꯥ ꯌꯣꯛꯀꯦ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯑꯁ ꯉꯝꯃꯣꯏꯍꯦ ꯅꯍꯥ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯣ ꯅꯆꯥ ꯄꯤꯊꯣꯛꯑꯝꯃꯨ ꯃꯥꯏ ꯃꯄꯥꯅ ꯌꯣꯛꯆꯖꯅꯤ ꯍꯦꯛ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅꯀꯣ ꯃꯥꯁꯦ ꯀꯞꯄꯦꯕ ꯌꯥꯝꯅ ꯑꯗꯩ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯍꯦꯛ ꯃꯗꯣꯝꯆꯥ ꯃꯄꯤꯅꯐꯧꯅꯦ ꯅꯨꯄꯥ ꯁꯦꯝꯖꯜꯂꯛꯑꯦꯕ ꯑꯁ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯐꯒꯖꯥꯠꯅꯤ ꯅꯪ ꯌꯥꯎ ꯈꯣꯠꯂꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯩꯗꯤ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯁꯥꯎꯔꯦꯕ ꯃꯗꯣꯝꯆꯥꯗꯨꯁꯨ ꯑꯗꯩ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯣꯏꯗꯤ ꯈꯤꯇꯪ ꯍꯜꯂꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯉꯋꯥꯏ ꯀ꯭ꯂꯥꯁ ꯑꯃꯅꯤ ꯍꯦꯜꯂꯦꯕ ꯃꯉꯣꯟꯗꯩ ꯃꯆꯦꯒ ꯂꯥꯏꯔꯤꯛ ꯃꯥꯟꯅꯔꯦ ꯑꯗꯨꯁꯤꯅꯁꯨ ꯃꯉꯣꯟꯗ ꯉꯋꯥꯏ ꯀꯣꯏꯒꯦꯅ ꯍꯥꯏꯔꯛꯈꯤꯕ ꯃꯥꯅ ꯌꯥꯈꯤꯗꯦꯕꯀꯣ ꯃꯥꯅ ꯄꯣꯠ ꯆꯩ ꯃꯣꯏ ꯗꯨꯀꯥꯟ ꯂꯩꯀꯥꯏꯁꯤꯗ ꯃꯥꯁꯦ ꯗꯨꯀꯥꯟ ꯐꯝꯃꯦꯕ
ꯄꯣꯠ ꯆꯩ ꯃꯥꯅ ꯂꯩꯉꯣꯏ ꯄꯤꯛꯑ ꯍꯟꯖꯜꯂꯛꯄꯁꯦ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗꯩ ꯂꯩꯔꯒ ꯍꯟꯖꯜꯂꯦꯕ ꯃꯥꯁꯤꯅꯁꯨ ꯄꯣꯠ ꯆꯩꯒꯁꯦ ꯃꯌꯥꯝ ꯍꯦꯛ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯩ ꯃꯥꯅ ꯈꯥꯎꯁꯤꯗ ꯍꯥꯞꯄꯤꯔꯒꯦꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯗꯕ ꯄꯣꯠꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯦꯕ ꯑꯗ ꯅꯣꯡꯃꯁꯨ ꯑꯍꯥꯟꯕꯗ ꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯒꯦꯁꯦ ꯍꯥꯏꯔꯒ ꯍꯥꯄꯛꯄꯁꯤꯗ ꯑꯩ ꯑꯗꯨꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯄꯛꯀꯅꯨ ꯑꯩ ꯄꯩꯁꯥꯁꯨ ꯌꯥꯎꯗꯦ ꯍꯥꯏꯌꯦꯕ ꯑꯁ ꯄꯩꯁా ꯌꯥꯎꯗ꯭ꯔꯁꯨ ꯁꯤꯗꯤ ꯑꯩꯅ ꯄꯤꯕꯅꯤꯅꯦꯅ ꯍꯥꯄꯛꯀꯅꯨ ꯅ ꯃꯥꯅ ꯊꯝꯃꯝꯃ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯊꯪ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯅ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯎꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯒꯦꯁꯦ ꯅꯪꯒꯤꯁꯦ ꯄꯨꯂꯞ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯗꯕ ꯄꯣꯠ ꯍꯥꯞꯄꯛꯑꯦꯕ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯌꯦꯡꯕꯗ ꯄꯣꯠ ꯂꯩꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨꯁꯨ ꯃꯥꯅ ꯆꯠꯂꯒ ꯈꯨꯗꯛꯇ ꯊꯤꯟꯗꯣꯛꯎꯏꯕ ꯑꯩ ꯅꯪꯁꯦ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯑꯗꯣ ꯁꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯗꯨꯀꯥꯟꯁꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯏꯕꯨꯡꯅꯦꯅ ꯄꯣꯠ ꯂꯩꯕ ꯆꯪꯕꯅꯤ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗꯩ ꯄꯣꯠ ꯂꯩꯔꯣꯏꯅ ꯍꯥꯏꯔꯝꯕ ꯃꯥꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯥꯁꯤꯅꯅꯦ ꯁꯦꯟꯅꯕ ꯁꯪꯕꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯣꯡꯃꯁꯨ ꯅꯨꯄꯤꯁꯤꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡꯗ ꯊꯣꯛꯂꯛꯄꯗ ꯌꯦꯅꯈꯥꯗ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯂꯩꯔꯝꯕꯅꯦꯃꯤ ꯂꯥꯛꯈꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯦꯛꯇ ꯃꯈꯨꯠꯁꯤꯗ ꯆꯤꯡꯉꯛꯄꯅꯦꯃꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯂꯥꯛꯇꯅ ꯏꯟꯊꯣꯛꯑꯒ ꯃꯥꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛ ꯀꯣꯝꯄꯥꯛꯁꯤꯅ ꯅꯨꯄꯥꯁꯦ ꯃꯀꯣꯛꯇ ꯊꯣꯝꯃꯦꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯥꯁꯨ ꯂꯩꯇꯕ ꯏꯃꯨꯡꯁꯦ ꯌꯦꯅꯈꯥꯁꯦ ꯂꯩꯔꯝꯃꯤꯁꯦ ꯃꯤꯅ ꯑꯩꯁꯦ ꯐꯖꯅ ꯄꯤꯔꯣꯏꯗ꯭ꯔꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈꯣꯠ ꯍꯌꯦꯡꯈꯩ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯣꯅ ꯑꯁ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯃꯤ ꯇꯥꯅꯤ ꯑꯝꯇ ꯇꯣꯛꯑꯣ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩ ꯅꯪ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯀꯔꯤ ꯅꯪ ꯅꯨꯄꯤ ꯅꯆꯥꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯂꯩꯕ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗ꯭ꯔꯤꯁꯦ ꯆꯠꯂꯣ ꯑꯗꯨ ꯌꯥꯗꯗꯅ ꯂꯥꯛꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯅꯪꯅ ꯑꯗꯨꯝꯕ ꯊꯕꯛꯇꯣ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯂꯩꯀꯥꯏ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗ꯭ꯔꯤꯉꯩꯗꯅ ꯍꯥꯏꯕꯗꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥ ꯇꯨꯔꯦꯟ ꯀꯥꯔꯛꯄꯁꯦ ꯉꯥꯏꯕ ꯃꯥꯁꯦ ꯃꯣꯏꯗꯤ ꯄꯣꯠ ꯂꯩꯇ꯭ꯔꯦꯕ ꯉꯥꯏꯕ ꯌꯦꯡꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯅꯥꯛꯇꯒꯁꯦ ꯒꯥꯔꯤ ꯊꯧ ꯁꯥꯟꯅꯕꯁꯦ ꯁꯨꯝ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗꯩꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯉꯣꯏ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯈꯩꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯀꯥꯔꯛꯄꯁꯤꯗ ꯏꯟꯅꯔꯛꯄ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯑꯗꯨ ꯇꯧꯔꯝꯃꯨ ꯑꯗꯨꯁꯨ ꯃꯤ ꯃꯃꯥꯡꯗꯁꯨ ꯄꯨꯀꯠꯇ ꯈꯟꯅꯔꯨꯕꯁꯨ ꯌꯥꯄꯣꯟꯇꯦꯕꯀꯣ ꯑꯩꯅ ꯐꯖꯅ ꯂꯦꯝꯅ ꯍꯥꯏꯉꯩꯁꯤꯗ ꯅꯣꯏ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩ ꯊꯧ ꯁꯨꯒꯦ ꯑꯩꯁꯦ ꯅꯆꯟꯅꯤ ꯅꯆꯦꯅꯦꯅ ꯈꯟꯕꯤꯌꯨ ꯏꯆꯥꯅꯤꯁꯤ ꯌꯣꯛꯄ ꯉꯝꯍꯟꯕꯤꯌꯨ ꯑꯩ ꯃꯤ ꯃꯥꯡꯗꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ ꯉꯥꯡꯅꯕ ꯈꯠꯅꯕ ꯅꯨꯄꯥ ꯅꯍꯥꯒ ꯑꯩ ꯄꯥꯝꯗꯦ ꯐꯖꯕꯝ ꯂꯩꯇꯦ ꯑꯩꯒꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤꯅꯅꯦ ꯌꯨ ꯈꯔ ꯊꯛꯆꯜꯂꯒꯅꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯋꯥꯏꯁꯤꯗ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯆꯠ ꯁꯥꯟꯅꯕ ꯈꯣꯠꯄ ꯒꯥꯔꯤ ꯊꯧ ꯁꯥꯟꯅꯕ ꯒꯥꯔꯤꯒꯁꯦ ꯈꯥ ꯑꯃ ꯍꯦꯛ ꯂꯩꯁꯟꯕꯤ ꯑꯗꯩ ꯑꯁ ꯅꯪꯅ ꯀꯣꯏꯗꯣꯏꯔꯥ ꯑꯩꯅ ꯀꯣꯏꯗꯣꯏꯔꯥ ꯑꯅꯤꯃꯛ ꯀꯣꯏꯔꯁꯤ ꯀꯩꯅꯣ ꯀꯥꯏꯅꯒ ꯍꯦꯛ ꯉꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯜꯂꯛꯑꯦ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯂꯩꯀꯥꯏꯅꯗꯤ ꯅꯨꯡꯗꯥꯡꯗꯒ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯂꯩ ꯈꯣꯠꯂꯦꯒ ꯁꯨꯝ ꯉꯥꯡꯅꯕꯁꯦ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯗꯤ ꯌꯥꯗ꯭ꯔꯒ ꯃꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯤ ꯉꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗ ꯃꯥꯁꯤꯅ ꯌꯨꯁꯦ ꯊꯛꯆꯜꯂ ꯅꯣꯡꯃꯗꯤ ꯂꯥꯛꯑꯦ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯊꯣꯡ ꯍꯥꯡꯉꯣꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯀꯩꯗꯧꯕꯩ ꯊꯣꯡ ꯍꯥꯡꯗꯣꯏꯅꯣꯅ ꯍꯥꯏꯔꯦ ꯑꯩꯅꯤ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯩꯒꯤ ꯍꯥꯡꯗꯣꯏꯅꯣꯅ ꯍꯥꯏꯔꯦ ꯍꯥꯡꯉꯣꯏ ꯍꯥꯏꯔꯦ ꯅꯪ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯌꯥꯝ ꯁꯥꯗꯥꯏꯅꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯁꯤꯗ ꯅꯨꯄꯥ ꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯁꯤꯐꯧ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯦ ꯅꯨꯄꯥ ꯈꯔ ꯉꯥꯏꯔꯤꯁꯦ ꯅꯪꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯌꯥꯗ꯭ꯔꯒ ꯅꯪ ꯂꯝꯒꯤ ꯅꯨꯄꯥꯈꯩꯁꯤꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔ ꯃꯤ ꯑꯇꯣꯞꯄ ꯂꯝꯗꯩ ꯂꯥꯛꯑꯒꯗꯤ ꯅꯪ ꯀꯣꯏꯅꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯍꯦꯛꯇ ꯊꯣꯛꯂꯛ ꯊꯣꯡꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯔꯛꯎꯅ ꯇꯧꯔꯦꯅꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯎ ꯂꯩꯕꯗꯩꯗꯤ ꯊꯣꯛꯂꯛꯑꯣꯗꯤ ꯊꯣꯛꯂꯛꯑꯣ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯀꯩꯅꯣ ꯇꯧ ꯂꯩꯕꯁꯤꯗꯩꯗꯤ ꯉꯁꯥꯏꯒꯤ ꯊꯣꯡꯒꯥꯟꯗꯩ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯇꯥꯔꯃꯤꯅ ꯊꯣꯡꯒꯥꯟꯗꯣ ꯏꯅꯛ ꯅꯛꯅꯕꯅꯤꯅ ꯃꯣꯏꯁꯨ ꯎꯔꯃꯤꯅ ꯆꯪꯉꯛꯑꯦꯕ ꯑꯗꯨꯅ ꯑꯗꯩꯗꯤ ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯤ ꯃꯌꯨꯝꯗꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯃꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕꯁꯦ ꯅꯪꯅ ꯁꯨꯝ ꯀꯧꯊꯣꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯌꯦꯕ ꯅꯨꯄꯥꯅꯤꯗꯨꯅ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯁꯦꯟꯅꯦ ꯂꯩꯀꯥꯏ ꯃꯁꯦꯟ ꯅꯣꯏꯗꯤ ꯑꯇꯣꯞꯄꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯅꯣꯏꯅ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯅꯪꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯗ ꯅꯪ ꯊꯣꯡ ꯀꯧꯈꯥꯏꯔ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯅ ꯇꯧꯔꯀꯥꯟꯗ ꯈꯟꯅꯔꯛꯑꯦ ꯀꯤꯟ ꯊꯤꯟꯅꯗꯅ ꯐꯨꯗꯠꯅꯗꯅ ꯈꯠꯅꯔꯦ ꯂꯩꯀꯥꯏ ꯃꯤ ꯂꯣꯏ ꯊꯣꯡꯅꯔꯦ ꯑꯗꯩ ꯅꯨꯄꯥ ꯗꯨꯀꯥꯟ ꯐꯝꯃꯤꯕꯗꯨꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯁ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯃꯥꯏ ꯅꯨꯄꯥꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯀꯣꯏꯅꯔꯕꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯁꯦ ꯂꯨꯝꯕ ꯆꯠꯄꯗ ꯅꯨꯄꯥꯈꯩꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯔꯤꯅꯤ ꯈꯟꯅꯔꯤꯅꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯡꯇꯛꯀꯤꯅ ꯈꯥꯏꯅꯔ ꯃꯌꯨꯝꯗ ꯂꯩꯁꯜꯂꯒ ꯃꯤ ꯅꯨꯄꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕꯅ ꯑꯁ ꯉꯥꯡꯗꯅꯗꯤ ꯉꯁꯥꯏ ꯃꯟꯗꯣꯝꯆꯥ ꯃꯥ ꯅꯨꯄꯥ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕꯩ ꯁꯥꯎꯕꯗꯣ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡꯁꯦ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯁ ꯁꯤꯗꯤ ꯂꯩꯀꯥꯏ ꯃꯥꯡꯅꯤ ꯂꯩꯀꯥꯏ ꯆꯦꯟꯊꯅꯕ ꯊꯕꯛꯅꯤ ꯅꯍꯥꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯍꯥꯟꯅ ꯀꯩꯅꯣꯁꯤꯅꯁꯨ ꯃꯅꯦꯗꯨꯅꯒꯁꯦ ꯃꯟꯗꯣꯝꯆꯥꯗꯨꯅꯒꯁꯦ ꯂꯥꯎ ꯈꯣꯡꯗꯅꯒ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯗꯨꯀꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯁꯨ
ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯁꯨꯛꯂꯥꯟ ꯂꯥꯟꯗꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯀꯣꯏꯅꯕ ꯅꯨꯄꯥ ꯃꯁꯦꯟ ꯐꯨꯅꯔꯦꯅ ꯋꯥ ꯂꯥꯎꯈ꯭ꯔꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯉꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯃ ꯄꯥꯔꯂꯔ ꯌꯥꯎꯔ ꯂꯩꯈ꯭ꯔꯦꯅ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯩꯕ ꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯂꯩ ꯑꯗꯩꯗ ꯃꯃꯥꯟꯅꯕꯤꯁꯦ ꯂꯥꯛꯑꯦꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯦ ꯂꯥꯛꯑꯦ ꯄꯥꯔꯂꯔꯒ ꯌꯥꯎꯕꯅꯤꯅ ꯃꯥꯗꯤ ꯌꯥꯝ ꯀꯦꯅ ꯅꯥꯟꯅ ꯂꯥꯛꯑꯦꯕ ꯅꯪ ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯑꯩ ꯅꯪ ꯊꯤꯔꯛꯏꯃꯤꯅ ꯂꯥꯛꯑꯦꯕ ꯂꯥꯛꯑꯣ ꯌꯨꯝ ꯆꯪꯉꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯦꯅ ꯑꯩ ꯁꯤ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯑꯩ ꯌꯥꯔꯣꯏ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯐ꯭ꯔꯤ ꯊꯤꯒꯗꯕ ꯀꯨꯏꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯩ ꯂꯥꯛꯑꯣ ꯑꯗꯣ ꯉꯁꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯁꯥꯎꯁꯤ ꯋꯥꯔꯤ ꯑꯆꯥꯄꯣꯠ ꯀꯩꯁꯨ ꯃꯌꯥꯝ ꯄꯣꯔꯛꯏ ꯏꯕꯥꯅꯤ ꯀꯨꯏꯔꯦ ꯎꯅꯗꯕꯁꯨ ꯑꯗꯨ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯎꯁꯦꯅ ꯃꯥꯅ ꯅꯝꯗꯅ ꯄꯨꯈꯠꯂꯦꯕ ꯑꯗꯣ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯀꯩꯁꯦ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯪ ꯑꯥꯗ ꯆꯠꯂꯁꯤ ꯅꯪ ꯉꯔꯥꯡꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯈꯟꯅꯩ ꯈꯣꯠꯅꯩꯅ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯔꯦ ꯅꯪꯁꯨ ꯊꯤꯔꯦ ꯑꯗꯣ ꯑꯥꯗ ꯆꯠꯂꯁꯤ ꯑꯥꯗ ꯊꯕꯛ ꯌꯥꯎꯔꯁꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏ ꯑꯩꯁꯨ ꯏꯆꯥ ꯑꯅꯤꯅꯤ ꯑꯩꯅ ꯌꯣꯛꯏꯁꯤꯅꯤ ꯑꯩ ꯌꯨꯝꯗꯤ ꯄꯥꯜꯂꯣꯏ ꯏꯆꯥꯗꯤ ꯌꯣꯛꯀꯅꯤ ꯍꯥꯏ ꯅꯪꯁꯨ ꯌꯨꯝ ꯄꯥꯡꯒꯅꯨ ꯅꯪꯅ ꯄꯥꯜꯂꯣꯏ ꯅꯆꯥ ꯌꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯣꯛꯑꯣꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯡꯗꯣꯏ ꯃꯇꯦꯡꯁꯦ ꯍꯥꯏꯔꯦ ꯁꯤ ꯀꯅꯥꯝ ꯀꯩꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯊꯕꯛ ꯌꯥꯎꯈ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯅꯤ ꯑꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯅ ꯁꯤꯗ ꯃꯍꯤꯡ ꯀꯥꯈꯩ ꯅꯣꯡꯉꯥꯝꯗꯣꯏ ꯇꯥꯕꯧ ꯃꯨꯁꯤꯟ ꯃꯨꯈꯩ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯇꯥꯟꯕꯗ ꯋꯥꯗ꯭ꯔꯥ ꯑꯥꯗꯗꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯅꯁꯪ ꯇꯧꯁꯨ ꯐꯖꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯌꯨꯝ ꯄꯥꯜꯂꯣꯏꯁꯤ ꯏꯆꯥ ꯌꯣꯛꯁꯤ ꯏꯆꯥ ꯁꯦꯝꯁꯤ ꯑꯗꯨꯅ ꯑꯥꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯍꯥꯏ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯇꯥꯅꯤꯡꯗꯦ ꯑꯗꯨꯝꯕ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯝꯆꯠ ꯂꯨꯗꯕꯒꯤ ꯆꯥꯛꯏꯕꯁꯤꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯣ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯃꯤꯒꯤ ꯅꯨꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯅꯪꯒꯤ ꯅꯆꯥꯒꯤ ꯅꯈ꯭ꯌꯥꯠꯇ ꯇꯥꯍꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯔꯥ ꯍꯦꯜꯂ ꯁꯤꯟꯃꯤꯟꯅꯀꯣ ꯍꯨ ꯊꯛꯑ ꯁꯤꯟꯃꯤꯟꯅꯀꯣ ꯅꯁꯥꯅ ꯁꯨꯒꯦꯒ ꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯂꯥꯛꯀꯅꯤ ꯂꯥꯛꯏꯁꯦ ꯅꯪꯅ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯍꯦꯛꯇ ꯐꯨꯔ ꯇꯥꯟꯕꯅꯦꯃꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯄꯤꯖꯩꯕ ꯑꯆꯥꯄꯣꯠꯇꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠ ꯑꯣꯏꯔꯝꯒꯅꯤ ꯇꯨꯀꯠꯆꯩꯑꯅꯒ ꯃꯈꯅꯥꯎꯒꯁꯦ ꯃꯈꯨꯟ ꯀꯣꯔꯣꯛ ꯊꯤꯡꯖꯤꯜꯂ ꯑꯣꯠꯊꯣꯛꯑꯦꯕ ꯃꯥꯅ ꯑꯗꯨꯒ ꯃꯆꯤꯟꯒ ꯇꯦꯡꯊꯣꯛꯑꯦꯕ ꯆꯠꯂꯨ ꯅꯪ ꯌꯥꯝ ꯆꯠꯈꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯑꯩ ꯅꯥꯛꯇꯅ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯉꯥꯡꯉ ꯆꯩꯔ ꯐꯨꯔ ꯊꯥꯈꯤꯕ ꯑꯗꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯒꯁꯦ ꯃꯥ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯕꯤ ꯑꯗꯩ ꯃꯗꯣꯝꯆꯥꯗꯨꯅꯒꯁꯦ ꯄꯩꯕꯤ ꯄꯣꯝꯕꯤ ꯃꯁꯥꯅ ꯌꯥꯕꯅ ꯍꯦꯛ ꯀꯣꯏꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯅ ꯌꯥꯗꯕ ꯀꯅꯥ ꯈꯪꯕꯅꯣꯗ ꯑꯍꯤꯡꯗ ꯅꯨꯄꯥ ꯆꯪꯉꯒ ꯂꯦꯛꯑꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯈꯤꯕꯅꯦꯁꯨ ꯈꯪ ꯄꯣꯟꯇꯦ ꯒꯥꯅꯀꯣ ꯂꯥꯟꯅꯒ ꯍꯥꯏꯕꯤ ꯑꯗꯩ ꯃꯗꯣꯝꯆꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯆꯪꯉꯤ ꯑꯩ ꯗꯥꯏꯔꯦꯛ ꯏꯃꯤꯠꯅ ꯎꯍꯧꯋꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯣꯛꯈꯤ ꯀꯥꯏꯅꯒ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯅꯅꯦ ꯃꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯠꯅꯔꯦ ꯃꯗꯣꯝꯆꯥꯗꯨꯒ ꯅꯨꯄꯥ ꯄꯨꯊꯣꯛꯎ ꯏꯟꯗꯣꯝꯆꯥꯗꯨ ꯅꯪꯅ ꯁꯦꯝꯕ ꯅꯨꯄꯥ ꯌꯥꯗꯕꯒꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯕꯗꯅꯥꯝ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯉꯣꯟꯗꯅ ꯈꯠꯅꯗꯅ ꯈꯣꯠꯇꯅꯅꯦ ꯀꯩꯅꯣ ꯇꯧꯅꯩꯑꯕ ꯃꯗꯣꯝꯆꯥꯁꯤꯒꯀꯣ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯤꯁꯨ ꯑꯗ ꯃꯥꯁꯤꯅ ꯈꯜꯂꯦ ꯃꯣꯏꯅ ꯉꯥꯋꯥꯏꯅꯦ ꯐꯤ ꯁꯥꯔꯤꯉꯩꯗ ꯐꯤ ꯍꯦꯛ ꯊꯥꯕ ꯑꯍꯜ ꯑꯃꯒꯤ ꯍꯣꯇꯦꯜ ꯑꯃꯅꯦ ꯃꯥꯅ ꯍꯦꯛ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯉꯋꯥꯏ ꯈꯪꯈꯤꯕ ꯃꯥꯅ ꯏꯝꯐꯥꯜꯗ ꯃꯥꯁꯦ ꯃꯣꯏ ꯈꯨꯡꯒꯪꯁꯦ ꯃꯥꯁꯦ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯂꯨꯅ ꯇꯧꯏ ꯑꯗꯩ ꯀꯥꯔꯗ ꯆꯠꯃꯤꯟꯅꯈꯤ ꯑꯗꯨ ꯇꯧꯃꯤꯟꯅꯈꯤ ꯑꯗꯩ ꯁꯅꯥꯗꯨ ꯁꯥꯈ꯭ꯔꯦꯅ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯄ ꯁꯨꯝꯕꯁꯤꯁꯨ ꯃꯥꯁꯦ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡ ꯀꯦꯁ ꯇꯧꯔꯒ ꯂꯧꯔꯅꯤ ꯍꯥꯏ ꯑꯗꯨ ꯇꯧꯔꯅꯤ ꯍꯥꯏꯅ ꯀꯟꯅ ꯑꯃꯨꯛ ꯇꯧꯈꯠꯅꯔꯛꯑꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇ ꯆꯦ ꯊꯥꯔꯅꯤ ꯍꯥꯏ ꯃꯥꯅ ꯅꯨꯄꯥ ꯉꯥꯡꯅꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯥꯈꯩ ꯃꯥꯡꯉꯅꯤ ꯑꯩꯅ ꯂꯧꯁꯤꯜꯂꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯅꯕꯨ ꯃꯥꯁꯦ ꯕꯗꯅꯥꯝ ꯄꯤꯁꯜꯂꯦ ꯁꯨꯛꯂꯥꯟ ꯂꯥꯟꯗꯅꯀꯣ ꯑꯗꯩꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯈꯩ ꯄꯛꯆꯗꯣꯏꯅꯦꯕ ꯅꯨꯄꯥꯒ ꯈꯥꯏꯅꯔꯒ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯍꯤꯡꯗ ꯆꯪꯉꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯈꯤ ꯑꯩ ꯏꯃꯤꯠꯅ ꯎꯔꯦꯒ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯊꯥꯖꯅꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯌꯥꯝ ꯉꯟꯇꯥ ꯑꯌꯨꯛ ꯑꯃ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯔ ꯃꯆꯥꯒꯤ ꯐꯤꯔꯣꯜ ꯀꯩꯀꯩ ꯈꯔ ꯈꯥꯎ ꯑꯃꯃꯝ ꯌꯥꯜꯂ ꯃꯥ ꯃꯆꯥ ꯃꯣꯏ ꯌꯨꯝꯁꯦ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯇꯣꯡꯉꯦ ꯏꯝꯐꯥꯜꯒꯤ ꯑꯗꯩꯗꯤ ꯏꯝꯐꯥꯜ ꯌꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯀꯩꯅꯣ ꯆꯥ ꯕꯣꯔꯥꯒ ꯆꯥꯈꯤꯕ ꯍꯣꯇꯦꯜ ꯍꯅꯨꯕꯤꯒꯤꯁꯦ ꯃꯥꯅ ꯊꯤꯔꯦ ꯀꯨꯏꯔꯕꯒꯤꯅꯦꯕꯀꯣ ꯃꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯅꯤ ꯆꯍꯤ ꯈꯔ ꯑꯗꯨꯝ 7-9 ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨ ꯊꯤꯕꯁꯤꯗ ꯁꯤꯅꯥꯊꯟ ꯍꯣꯇꯦꯜꯁꯦ ꯂꯩꯔꯝꯃꯦ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯍꯅꯨꯕꯤꯗꯣ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯃꯥꯒ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯌꯥ ꯅꯨꯄꯥꯒ ꯃꯣꯏ ꯍꯣꯇꯦꯜꯁꯦ ꯆꯥꯛꯀ ꯌꯥꯎꯔ ꯐꯖꯅ ꯇꯧ ꯂꯩꯔꯝꯃꯦꯕ
ꯑꯗꯩꯗ ꯃꯥꯅ ꯑꯩ ꯚꯔꯥ ꯑꯝꯇ ꯊꯤꯕꯤꯌꯨ ꯑꯗꯨꯒ ꯑꯕꯣꯛ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯌꯥꯎꯔꯒ ꯑꯩꯁꯦ ꯂꯩꯖꯒꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯒꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯨ ꯍꯣꯇꯦꯜꯒꯤ ꯃꯤ ꯋꯥꯠ ꯂꯩꯔꯤꯃꯤ ꯃꯤ ꯀꯧꯒꯦꯅ ꯑꯁ ꯅꯪꯗꯤ ꯅꯊꯧꯅꯥꯁꯨ ꯌꯥꯝ ꯐꯕꯅꯤ ꯌꯥꯎꯔꯣꯅ ꯃꯥꯁꯦ ꯍꯣꯇꯦꯜꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯦꯀꯣ ꯃꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯊꯝꯐꯝ ꯀꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯋꯦ ꯀꯥꯗꯣ ꯑꯗꯨꯒꯤꯗꯣ ꯇꯪꯈꯥꯏ ꯑꯃ ꯈꯥꯖꯤꯟꯕꯤꯔꯦ ꯃꯃꯥ ꯃꯆꯥ ꯃꯣꯏꯁꯤꯗ ꯇꯨꯝꯃꯣꯅ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯊꯝꯐꯝꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯔꯒ ꯒ꯭ꯌꯥꯁꯀ ꯍꯨꯔꯥꯟꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯅꯣꯏ ꯍꯣꯇꯦꯜꯁꯦ ꯂꯩꯔꯗꯤ ꯐꯔꯦꯅ ꯃꯣꯏꯒꯤ ꯌꯨꯝꯒꯗꯤ ꯈꯤꯇꯪ ꯆꯠꯅꯕ ꯍꯣꯇꯦꯜꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯇꯦꯜꯁꯤꯗ ꯃꯥꯁꯦ ꯌꯥꯎꯔꯒ ꯑꯃꯨꯛ ꯂꯩꯖꯔꯦ ꯑꯗꯨ ꯂꯩꯖꯕꯁꯤꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯝꯕꯔ ꯄꯤꯌꯣꯅꯅꯦ ꯍꯣꯇꯦꯜ ꯐꯝꯃꯤꯕ ꯃꯗꯣꯝꯆꯥꯁꯤꯗ ꯍꯦꯛꯇ ꯂꯣꯏꯔꯕ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯄꯤꯁꯜꯂꯝ ꯃꯥꯏ ꯅꯝꯕꯔ ꯄꯤꯌꯣꯅ ꯑꯗꯩ ꯃꯗꯣꯝꯆꯥꯁꯤꯅꯅꯦ ꯄꯤꯊꯣꯛꯑꯒ ꯐꯣꯟ ꯈꯔ ꯇꯧꯍꯜꯂꯛ ꯑꯗꯩꯗꯤ ꯃꯥꯅꯅꯦ ꯐꯣꯟꯁꯦ ꯃꯥꯁꯦ ꯄꯥꯏꯗ꯭ꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯊꯝꯖꯜꯂꯦꯕ ꯑꯗꯩ ꯑꯁ ꯅꯪ ꯅꯁꯥꯁꯨ ꯅꯍꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧ ꯅꯪ ꯌꯥꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯀꯥꯏꯅ ꯊꯦꯝꯃꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤꯅꯦ ꯃꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯁꯦ ꯃꯗꯣꯝꯆꯥꯁꯦ ꯉꯥꯡꯉꯦ ꯃꯤ ꯃꯆꯥ ꯌꯣꯛꯑ ꯂꯩꯔꯤꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯅꯒ ꯊꯤꯅ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯂꯨꯅ ꯇꯧꯕ ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣꯅꯦ ꯊꯦꯡꯉꯅꯤꯅꯦ ꯑꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯑꯩꯁꯨ ꯌꯥꯎꯕꯤꯔꯛꯀꯦꯁꯦ ꯍꯦꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯗꯣꯝꯆꯥꯁꯤꯅ ꯏꯁꯧ ꯐꯤ ꯀꯥꯝꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯔꯒ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯃꯥꯅ ꯏꯁꯧꯒꯁꯦ ꯂꯥꯡꯕ ꯅꯪ ꯄꯥꯝꯃꯤꯔꯥ ꯂꯧꯒꯦ ꯍꯥꯏꯔꯒꯥꯅ ꯁꯤꯁꯦ ꯃꯥꯅ ꯇꯥꯔꯦꯕꯀꯣ ꯃꯥꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯦ ꯁꯤꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤꯁꯦ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦ ꯀꯞꯄꯦꯕ ꯃꯥꯁꯦ ꯑꯗꯩ ꯅꯣꯡꯉꯥꯟꯕꯒꯅ ꯃꯝꯃꯤꯉꯩꯗꯩ ꯍꯧꯒꯠꯂꯒ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯅꯦ ꯍꯣꯇꯦꯜꯒꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯃꯥꯅ ꯀꯀꯥ ꯀꯧꯋꯦꯕ ꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤꯉꯩꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯌꯥꯝ ꯉꯟꯅꯅꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯤꯒ ꯆꯪꯉꯛꯇ꯭ꯔꯤ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯏꯟꯁꯥꯡ ꯁꯦꯝꯕꯁꯦ ꯌꯥꯎꯁꯜꯂꯛꯑꯦꯕ ꯃꯥꯁꯨ ꯑꯗꯨꯒ ꯏꯟꯁꯥꯡ ꯁꯦꯝꯕꯁꯦ ꯌꯥꯎꯁꯜꯂꯛꯑꯒ ꯃꯥꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯅꯪ ꯑꯗꯨꯝ ꯅꯆꯥ ꯌꯣꯛꯆꯧ ꯑꯩꯁꯨ ꯅꯗꯣꯝꯆꯥꯗ ꯈꯪꯍꯜꯂꯣꯏꯁꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯌꯦꯡꯁꯤꯟꯖꯔꯒꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯀꯀꯥꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯑꯩꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯅꯥ ꯂꯩꯇꯦꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯅꯦ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯇꯥꯍꯟꯒꯦ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ ꯀꯥꯏꯅꯅꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯎꯅꯦꯅ ꯁꯨꯝ ꯅꯛꯁꯜꯂꯛꯑꯦꯕ ꯀꯀꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯊꯣꯛꯑꯣ ꯀꯀꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯑꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯑꯣ ꯀꯀꯥ ꯅꯪꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯇꯒ ꯑꯩꯈꯣꯏꯒꯤ ꯂꯥꯝꯃꯒ ꯑꯁ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯎꯅ ꯆꯤꯡꯁꯤꯟꯕꯤ ꯑꯗꯨꯃꯥꯏꯅꯁꯦ ꯏꯟꯅꯔꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯊꯥꯡꯁꯦ ꯍꯦꯛꯇ ꯏꯟꯖꯥꯡ ꯁꯦꯝꯕꯩ ꯊꯥꯡꯁꯦ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯅ ꯍꯥꯏꯔꯒ ꯃꯥꯅ ꯅꯠꯇꯗꯤ ꯑꯩ ꯊꯥꯡꯁꯤꯅꯅꯦ ꯅꯪꯁꯨ ꯍꯥꯠꯀꯅꯤ ꯑꯩꯁꯨ ꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯑꯃꯇꯅ ꯊꯦꯡꯗ꯭ꯔꯤ ꯑꯩ ꯅꯨꯄꯥ ꯅꯠꯇꯅ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯩ ꯆꯠꯈꯤꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯃꯦ ꯃꯆꯥ ꯑꯅꯤꯁꯤꯒ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯑꯗ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯆꯥ ꯑꯅꯤꯁꯤꯒ ꯊꯣꯛꯂꯛꯑꯦ ꯃꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯕ ꯃꯐꯝ ꯑꯝꯗ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯒꯦꯠꯁꯤꯗ ꯗꯨꯀꯥꯟ ꯑꯃꯁꯨ ꯐꯝꯃꯒꯅꯦ ꯐꯝꯐꯝ ꯑꯃꯁꯨ ꯊꯥꯕ ꯐꯝꯐꯝ ꯑꯃꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯥꯇ꯭ꯔꯤꯈꯩꯅꯒꯁꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯋꯥꯏꯗ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯝꯗꯟꯕꯅ ꯉꯥꯏꯍꯥꯛ ꯂꯩꯕꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯏꯃꯥ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯐꯝꯃꯦꯕ ꯑꯗꯨꯗꯀꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯃꯉꯥꯜ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯃꯒꯨꯟ ꯂꯩ ꯑꯗꯨꯒ ꯁꯥꯇ꯭ꯔꯤꯒ ꯊꯣꯛꯂꯛꯄꯁꯦ ꯂꯣꯏ ꯈꯨꯔꯝꯃꯦ ꯃꯉꯣꯟꯗ ꯃꯦꯗꯥꯝꯅ ꯈꯨꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯂꯩꯌꯦꯕ ꯑꯗ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯁꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯄꯨꯅꯤ ꯈꯔ ꯍꯥꯏꯊꯕꯗ ꯂꯩꯔꯒꯁꯨ ꯁ꯭ꯀꯨꯜꯗꯨꯗꯤ ꯌꯥꯝ ꯂꯤꯡꯕ ꯁꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯥꯁꯤꯅꯅꯦ ꯆꯪꯁꯤꯜꯂꯒꯅꯦ ꯅꯨꯄꯤꯁꯤꯗ ꯃꯈꯣꯡ ꯄꯥꯏꯔ ꯈꯨꯏꯔꯝꯃ ꯀꯞꯄ ꯇꯨꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯝꯇꯗꯤ ꯀꯟꯕꯤꯌꯣꯅ ꯑꯦ
ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯕꯦꯝꯃꯥꯅ ꯍꯥꯏ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯌꯣꯛꯑꯒ ꯑꯝꯇꯪ ꯍꯤꯡꯖꯒꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯝꯇꯗꯤ ꯀꯟꯕꯤꯌꯣꯅ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯒꯅꯨ ꯁ꯭ꯀꯨꯜꯁꯤꯗ ꯇꯧꯕ ꯌꯥꯕ ꯑꯩ ꯀꯨꯛ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯔꯤꯅꯣ ꯂꯝꯁꯤꯠ ꯂꯝꯁꯦꯡꯕ ꯑꯣꯏꯒꯦꯔꯥ ꯇꯧꯖꯒꯦ ꯑꯩ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯊꯥꯛꯄꯤꯌꯣ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯗꯩ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯑꯩ ꯑꯝꯇꯗꯤ ꯂꯩꯖꯒꯦ ꯑꯩꯅ ꯍꯥꯏ ꯀꯞꯄꯒꯀꯣ ꯑꯩ ꯑꯝꯇꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯨꯛꯂꯥꯟ ꯂꯥꯟꯗꯅ ꯑꯩꯁꯦ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦꯅ ꯂꯥꯛꯑꯣ ꯅꯪ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯄꯨꯁꯟꯕꯤꯔꯒ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯦꯕ ꯍꯧꯕꯗꯩꯀꯣ ꯀꯞꯄꯒ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯛꯏ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯔꯛꯏ ꯑꯩꯗꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯊꯣꯛꯈꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯤꯕ ꯃꯁꯦꯟꯅꯐꯧ ꯑꯩꯁꯦ ꯀꯣꯏꯒꯦꯅ ꯌꯥꯗ꯭ꯔꯒꯁꯨ ꯁꯟꯗꯣꯛꯄꯤꯔꯛꯄ ꯑꯩꯉꯣꯟꯗ ꯊꯣꯛꯑꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯧꯕꯅꯤ나 ꯑꯗꯩ ꯏꯃꯥ ꯏꯄꯥ ꯅꯨꯡꯉꯥꯏꯍꯧꯕꯅꯤꯅ ꯏꯃꯥ ꯏꯄꯥꯅ ꯁꯦꯝꯃꯒ ꯑꯩꯅ ꯃꯤꯒꯤꯗ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯂꯧꯁꯤꯡ ꯌꯣꯟꯊꯣꯛꯑꯒ ꯁ꯭ꯀꯨꯜꯁꯦ ꯇꯦꯛ 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 ꯂꯤꯡꯈꯠꯂꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯔꯦ ꯏꯆꯥ ꯂꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝꯕ ꯕꯗꯅꯥꯝꯁꯦ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯅꯆꯥ ꯌꯣꯛꯀꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯒꯅꯤ ꯀꯟꯒꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯀꯨꯛ ꯑꯣꯏꯅ ꯂꯩꯔꯣ ꯕꯣꯔꯗꯤꯡꯒꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩ ꯀꯨꯛꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯥꯅ ꯁꯦꯀꯨꯔꯤꯇꯤ ꯒꯦꯠ ꯉꯥꯛ ꯍꯧꯕꯗꯣ ꯎꯏꯌꯦꯕꯀꯣ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯩꯕ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯁꯦꯀꯨꯔꯤꯇꯤꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯀꯨꯔꯤꯇꯤꯁꯨ ꯍꯥꯡꯉꯒ ꯂꯩ ꯋꯥꯠꯂꯒ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯅ ꯅꯪ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯗꯣꯛꯑꯣ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯃꯇꯝꯗꯅ ꯑꯃꯨꯛ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯣ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯔꯛꯇꯨꯗ ꯆꯪꯉꯒ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯒꯠꯄ ꯍꯧꯔꯨꯔꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯈ꯭ꯔꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯣ ꯀꯨꯛꯁꯨ ꯑꯣꯏꯔꯣ ꯇꯣꯂꯣꯞ 2 ꯐꯪꯉꯣ ꯅꯪ ꯅꯆꯥ ꯑꯅꯤꯁꯤ ꯁꯦꯝ ꯉꯝꯅꯕꯅ ꯑꯩ ꯁ꯭ꯀꯨꯜꯁꯤꯗ ꯏꯆꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯖꯔꯒꯦꯅ ꯁ꯭ꯀꯨꯜꯁꯤꯗ ꯊꯕꯛ ꯌꯥꯎꯕꯈꯩꯗꯤ ꯑꯣꯖꯥ ꯑꯣꯏꯔో ꯑꯗꯩ ꯍꯦꯜꯄꯔ ꯑꯣꯏꯔꯣ ꯀꯨꯛ ꯑꯣꯏꯔో ꯆꯧꯀꯤꯗꯥꯔ ꯑꯣꯏꯔో ꯃꯆꯥꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯐ꯭ꯔꯤꯗ ꯇꯝꯍꯜꯂꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩ ꯉꯁꯤꯗꯒꯤ ꯑꯩ ꯃꯦꯗꯥꯝꯁꯦ ꯂꯥꯏꯃꯛꯅꯤ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯏꯔꯝꯗꯅ ꯑꯗꯩ ꯃꯥꯅ ꯄꯨꯁꯟꯕꯤꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯃꯦꯗꯥꯝ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯑꯩꯁꯦ ꯏꯆꯥꯈꯩꯁꯤꯒꯤ ꯃꯄꯥꯁꯨ ꯑꯣꯏꯔꯒꯦ ꯃꯃꯥꯁꯨ ꯑꯣꯏꯔꯒꯦ ꯑꯩ ꯏꯁꯥ ꯅꯍꯥꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯁꯤꯁꯦ ꯑꯩ ꯊꯦꯡꯅꯕ ꯉꯝꯗꯦ ꯁ꯭ꯀꯨꯜꯁꯤꯗꯁꯨ ꯉꯥꯏꯔꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯑꯩꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯖꯔꯒꯦ ꯃꯦꯗꯥꯝ ꯑꯩ ꯁꯝ ꯅꯨꯡꯁꯦ ꯅꯨꯄꯥ ꯑꯗꯨꯝ ꯀꯛꯊꯠꯆꯔꯒꯦ ꯑꯩ ꯀꯅꯥꯝꯇꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯤꯁꯤꯅ ꯑꯩꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯃꯦꯗꯥꯝ ꯈꯛꯇꯅ ꯑꯩꯁꯦ ꯎꯔꯤꯉꯩꯁꯤꯗ ꯑꯩ ꯁꯝꯁꯦ ꯀꯛꯊꯠꯆꯔꯒꯦ ꯑꯗꯨꯒ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯩ ꯅꯨꯄꯥꯗꯧꯅ ꯂꯩꯖꯔꯒꯦ ꯑꯗꯨꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥꯅ ꯍꯥꯟꯅ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯑꯔꯣꯏ ꯑꯩ ꯅꯨꯄꯥ ꯁꯥꯖꯔꯒꯦ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯃꯥꯁꯨ ꯑꯣꯏꯔꯒꯦ ꯃꯄꯥꯁꯨ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯤꯡꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯉꯝꯅꯕ ꯑꯩ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯖꯔꯒꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯒꯤ ꯑꯩ ꯃꯔꯨꯝ ꯊꯨꯞꯆꯔꯒꯦ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇꯅꯕ ꯍꯥꯏꯔꯦꯕ ꯃꯥꯅꯀꯣ ꯂꯥꯎ ꯆꯠꯁꯤ ꯑꯅ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯒ ꯃꯁꯝꯁꯦ ꯄꯨꯔꯥ ꯀꯛꯊꯠꯂꯨꯔꯦ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯅꯨꯡꯒꯥꯎ ꯂꯣꯏ ꯂꯩꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯀꯨꯛ ꯑꯣꯏꯔꯦ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯂꯦ ꯃꯥꯁꯦ ꯇꯣꯝꯕꯣꯏꯅꯤ ꯍꯥꯏꯔꯦꯕ ꯀꯩꯅꯣꯁꯤꯅꯀꯣ ꯃꯥꯗꯤ ꯇꯣꯝꯕꯣꯏꯗꯧ ꯂꯩꯕꯅꯦꯅ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯆꯥ ꯑꯅꯤꯁꯦ ꯌꯣꯛꯑꯒ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯁꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯀꯅꯥꯝꯐꯧꯅ ꯀꯦꯗ꯭ꯔꯦ ꯃꯧꯗ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯂꯩꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯃꯔꯣꯏꯕ ꯀꯣꯏꯒꯦ ꯍꯥꯏꯔꯔꯣꯏ ꯃꯤꯇꯥꯔꯔꯣꯏꯕ ꯅꯨꯄꯤꯅ ꯀꯦꯕ ꯈꯣꯠꯄ ꯃꯁꯝ ꯃꯅꯥ ꯇꯧꯕꯁꯤꯗꯅꯦꯕ ꯅꯨꯄꯥꯅ ꯃꯤꯇꯥꯔꯤꯁꯦ ꯑꯗꯣ ꯅꯨꯄꯥ ꯁꯥꯕ ꯅꯨꯄꯤꯗ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯗꯦꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯦꯗꯅ ꯍꯥꯏꯕꯗ ꯀꯤꯕ ꯈꯧꯇꯛ ꯑꯃꯁꯨ ꯆꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯕꯗꯅꯥꯝ ꯅꯨꯡꯗꯥꯝ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯦꯜꯂꯛꯈ꯭ꯔꯦꯕ ꯃꯥꯏ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯝꯐꯥꯎ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇ꯭ꯔꯦ ꯑꯗꯩ ꯃꯦꯗꯥꯝꯗꯨꯁꯨ ꯂꯨꯈꯥꯕꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛ ꯃꯦꯗꯥꯝꯗꯨꯒꯤꯅꯦ ꯃꯇꯦꯡ ꯂꯧꯗꯅ ꯈꯣꯠꯇꯅ ꯃꯥꯅ ꯃꯦꯗꯥꯝꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯦꯛ ꯃꯦꯗꯥꯝꯗꯨꯅ ꯆꯠꯄ ꯈꯨꯗꯤꯡ ꯆꯠꯇꯅ ꯃꯥꯅ ꯑꯩꯗꯤ ꯁꯦꯀꯨꯔꯤꯇꯤꯅꯤ ꯑꯩꯗꯤ ꯀꯨꯛ ꯈꯛꯇꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯒꯥꯔꯤ ꯆꯥꯝꯅꯤ ꯇꯩꯊꯣꯛꯀꯅꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯗꯨꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯅꯤ ꯆꯦꯟꯁꯤꯟꯗꯅ ꯂꯣꯏꯁꯟꯅꯤ ꯇꯧꯔꯒ ꯃꯥꯁꯦ ꯐꯖꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯤꯁꯤꯅꯅꯦ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯃꯆꯥꯁꯤꯅꯅꯦ ꯌꯨꯝꯗ ꯍꯟꯁꯤ ꯃꯤ ꯂꯣꯏ ꯍꯟꯈꯤꯕꯅꯤꯅ ꯍꯥꯏꯔꯦꯕ
ꯃꯥꯒꯤꯗꯤ ꯆꯠꯐꯝꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯃꯄꯥꯝꯗꯨꯗꯤ ꯃꯥ ꯆꯪꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯁꯦ ꯊꯤꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤꯔꯛꯈꯤꯕꯅꯤ ꯃꯇꯝ ꯈꯔ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯕ ꯁꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯃꯌꯥꯝ ꯍꯟꯅꯕ ꯃꯇꯝꯁꯦ ꯃꯦꯗꯥꯝꯗꯨꯅꯗꯤ ꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯆꯥꯈꯩꯗꯨꯅ ꯍꯥꯏꯕꯗꯨꯒꯤ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯄꯨꯔ ꯆꯠꯅꯤꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯂꯥꯛꯑꯣ ꯁꯨꯇꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯩꯒꯤꯗ ꯁꯝꯃꯔ ꯚꯦꯀꯦꯁꯟꯗꯨꯃ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯒ ꯑꯩꯒꯤꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯁ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯅꯀꯣ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯍꯣꯠꯅꯕ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯂꯦꯞꯄꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯍꯥ ꯑꯣꯏꯔꯁꯨ ꯂꯦꯞꯀꯦꯅꯕꯨ ꯂꯦꯞꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯩ ꯕꯗꯅꯥꯝ ꯍꯥꯏꯕꯁꯤꯗꯤ ꯄꯤꯔꯛꯀꯦꯅ ꯄꯤꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯕꯗ ꯅꯨꯄꯥꯒ ꯀꯥꯏꯅꯔ ꯂꯩꯕꯗꯗꯤ ꯅꯨꯄꯥꯁꯦ ꯀꯣꯏꯗ꯭ꯔꯐꯥꯎꯗ ꯀꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯨ ꯅꯨꯄꯥꯈꯩꯗꯨꯅ ꯈꯠꯅꯕꯤꯔꯦ ꯃꯥꯏ ꯁꯨꯃꯥꯡꯗ ꯃꯥ ꯀꯣꯏꯕ ꯅꯨꯄꯥꯈꯩ ꯈꯠꯅꯔꯦꯅ ꯋꯥ ꯂꯥꯎꯈ꯭ꯔꯦ ꯑꯗꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥꯁꯦ ꯍꯜꯂꯛꯑ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯡꯅꯕꯩ ꯇꯥꯏꯞꯇ ꯎꯕꯤꯈ꯭ರೆ ꯑꯗꯩ ꯑꯃꯗ ꯑꯃꯨꯛ ꯂꯝꯗ ꯂꯨꯏ ꯑꯗꯁꯨ ꯌꯦꯡꯉꯨꯅꯦ ꯍꯣꯇꯦꯜꯗ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯍꯣꯇꯦꯜ ꯐꯝꯃꯤꯕꯗꯨꯃꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯏꯖꯠ ꯂꯧꯗꯣꯏ ꯍꯣꯠꯅꯔꯛꯄꯀꯣ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯣ ꯂꯧꯔꯒ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯒ ꯃꯆꯥ ꯌꯣꯛꯑ ꯂꯩꯔꯦ ꯍꯧꯖꯤꯛꯀꯗꯤ ꯃꯆꯥꯈꯩ ꯂꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯝꯃꯦꯕ ꯑꯗ ꯑꯩꯅ ꯉꯁꯤꯗꯤ ꯃꯥꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥꯗꯣ ꯌꯣꯛꯑꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯛꯏꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯍꯥꯁꯤꯡꯁꯤꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯊꯧꯅꯥ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯀꯣꯏꯗꯕ ꯉꯥꯡꯅꯗꯕ ꯅꯨꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯗꯕ ꯍꯦꯜꯄꯔ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅꯁꯨ ꯍꯦꯜꯄꯔ ꯃꯌꯥꯝ ꯁꯤꯜꯂꯤꯕ ꯁꯤꯒꯤ ꯃꯔꯛꯇꯩ ꯃꯄꯥꯟꯗ ꯆꯠꯀꯦꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩ ꯁꯤ ꯑꯣꯏꯔꯒ ꯃꯁꯝ ꯃꯅꯥꯁꯨ ꯂꯣꯏ ꯀꯛꯊꯠꯂꯗꯝꯅꯦ ꯀꯦꯔꯔꯣꯏꯗꯝꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯗꯝꯅꯦ ꯇꯣꯝꯕꯣꯏ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅ ꯁꯥꯒꯗꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯅꯦ ꯉꯟꯅ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡꯁꯦ ꯇꯣꯝꯕꯣꯏ ꯁꯥꯒꯗꯕ ꯑꯣꯏꯔꯝꯃꯦ ꯃꯤꯠꯌꯦꯡ ꯆꯪꯗꯅꯕ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯁꯤꯗ ꯑꯗꯨꯀꯥꯟꯗꯅꯦ ꯃꯆꯥꯁꯦ ꯌꯣꯛꯑꯣ ꯑꯗꯨꯏꯗꯤ ꯀꯅꯥꯝ ꯍꯥꯏꯖꯜꯂꯛ ꯉꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯅꯦ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯅꯨꯄꯤ ꯅꯍꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯑꯩ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯩ ꯁꯦꯝꯖꯒꯦꯀꯣ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 95 ꯁꯨꯃꯥꯏꯅ 50ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯊꯛꯀꯩꯗꯤ ꯀꯩꯁꯨ ꯅꯨꯄꯥ ꯍꯥꯏꯔꯔꯣꯏ ꯃꯆꯥ ꯆꯥꯎꯔꯗꯤ ꯑꯗꯨꯝ ꯃꯆꯥꯈꯩꯅ ꯂꯣꯏꯅ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯈ꯭ꯔꯕ ꯃꯆꯥ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯈꯥꯏꯅꯔ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯖꯅꯨ ꯂꯨꯈꯥꯕꯤ ꯑꯣꯏꯖꯅꯨ ꯀꯅꯥꯝꯇꯒꯤ ꯑꯗꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯉꯔꯣꯏ ꯃꯆꯥ ꯄꯤꯛꯏꯕꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯗꯕ ꯁꯦꯟꯕꯤꯗꯕ ꯌꯥꯗꯦꯕ ꯇꯥꯟꯅꯐꯝ ꯂꯩꯔꯛꯇꯗꯅ ꯑꯗꯒꯤꯗꯤ ꯃꯇꯦꯡ ꯂꯧꯐꯝ ꯂꯩꯔꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯍꯥ ꯇꯤꯟꯅꯔꯒ ꯃꯇꯦꯡ ꯂꯧꯔꯨꯕꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯃꯥꯏ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤ ꯂꯣꯜꯂꯛꯑꯦ ꯑꯅ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯁꯤꯁꯦ ꯅꯨꯄꯥ ꯂꯩꯕ ꯀꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯗꯦ ꯑꯃꯅꯤꯒꯤ ꯋꯥꯅꯤ ꯑꯌꯥꯝꯕꯅ ꯈꯥꯏꯅꯕ ꯅꯨꯄꯤ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩ ꯂꯨꯈꯥ ꯑꯣꯏꯍꯧꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯌꯥꯎꯋꯦ ꯈꯥꯏꯅꯔ ꯂꯩꯕ ꯅꯨꯄꯤꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯃꯥꯏ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯃꯁꯤꯗ ꯉꯥꯎꯔ ꯀꯞꯄ ꯂꯥꯛꯑꯦꯕ ꯑꯗꯨꯗꯤ ꯌꯦꯠꯁꯟꯅꯔꯦꯕ ꯅꯨꯄꯤ ꯃꯁꯦꯟꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯀꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯍꯧꯗ꯭ꯔꯒꯗꯤꯅꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯃꯣꯏ ꯑꯄꯨꯟꯕꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯊꯝꯕꯤꯔꯒꯅꯦ ꯅꯨꯄꯥꯒ ꯇꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯄꯤ ꯃꯁꯦꯟ ꯇꯤꯟꯅꯧ ꯊꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯟꯗꯦꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯅꯣꯏ ꯃꯁꯦꯟꯅꯦ ꯋꯥꯆꯞꯇ ꯅꯨꯄꯥꯒ ꯊꯥꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯅꯣꯏ ꯃꯁꯦꯟ ꯇꯤꯟꯅꯧ ꯅꯨꯄꯤ ꯅꯣꯏ ꯃꯁꯦꯟ ꯊꯥꯅꯧ ꯑꯍꯤꯡꯐꯧ ꯊꯦꯡꯉꯕ ꯋꯥꯔꯤ ꯂꯤꯅꯒꯦꯔꯥ ꯀꯞꯃꯤꯟꯅꯒꯦꯔꯥ ꯅꯣꯛꯃꯤꯟꯅꯒꯦꯔꯥ ꯃꯦꯁꯦꯖ ꯊꯥꯅꯒꯦꯔꯥ ꯀꯣꯏꯅꯒꯦ ꯍꯥꯏꯔꯐꯧꯗꯅꯦ ꯅꯨꯄꯤ ꯃꯁꯦꯟ ꯅꯣꯏ ꯑꯣꯏꯅ ꯀꯣꯏꯅꯔꯣ ꯅꯨꯄꯥꯒ ꯀꯣꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥꯒ ꯀꯣꯏꯅꯗꯤ ꯕꯗꯅꯥꯝ ꯆꯥꯔꯛꯀꯅꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯦꯅ ꯑꯃꯨꯛ ꯃꯁꯥꯁꯦ ꯁꯥꯟꯅꯄꯣꯠꯇꯧꯅ ꯁꯥꯟꯅꯔꯒ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯦꯅꯁꯨ ꯈꯣꯡꯅ ꯀꯞꯄꯔꯦꯕ ꯃꯧ ꯍꯜꯂꯛꯑ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯒꯩ ꯁꯥꯟꯅꯔꯒ ꯂꯥꯁꯇꯗꯤ ꯍꯜꯂꯛꯄꯤꯅꯦꯅ ꯎꯁꯤꯠꯄꯤꯔꯛꯇ꯭ꯔꯦꯕ ꯃꯥꯡꯉꯨꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯁꯤꯒꯤ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯂꯞ ꯁꯝꯖꯟꯅꯔꯛꯀꯦ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯩꯅ ꯊꯦꯡꯅꯕ ꯑꯃꯨꯛ ꯂꯤꯖꯔꯛꯀꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃꯇꯪ ꯈꯥꯏꯅꯔꯛꯑꯒ ꯂꯩꯕ ꯂꯨꯈꯥ ꯑꯣꯏꯔꯒ ꯂꯩꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯆꯥ ꯄꯤꯛꯏꯕ ꯅꯨꯄꯤꯁꯤꯡꯗ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯒ ꯕ꯭ꯔꯦꯛ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯖꯒꯦ ꯃꯥꯅꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯐ ꯖꯔꯅꯤꯁꯤ ꯉꯁꯤꯒꯤ ꯑꯣꯖꯥꯅꯁꯨ ꯇꯣꯄꯤꯛ ꯊꯝꯕꯤꯔꯤꯕ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯃꯥꯅ ꯂꯥꯛꯑ ꯃꯇꯝꯗ ꯃꯥꯅ ꯁꯥꯟꯇꯤꯅꯤ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯥꯅ ꯁꯇ꯭ꯔꯒꯜ ꯇꯧꯔꯝꯒꯗꯕ ꯀꯌా ꯑꯃ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕ ꯀꯌా ꯑꯃ ꯃꯥꯒꯤ ꯁꯥꯡꯂꯕ ꯖꯔꯅꯤꯗꯨꯗ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯈꯤꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯅ ꯂꯥꯛꯏꯁꯤ ꯃꯥꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ
matungda aikoigi nupagi saklonse lawrakana miyeng changdanaba magi masa kanthokchanaba haina ojana thambiribasi aduki matik yamna chumba yamna phajaraba yamna laraba magi wakhaloni haibasi ma khoi phongdok chaningi aduga ngasigi wari se mayamsi top top amadi magun sungpi sungsoi soidar piramgani haibasi ma akhoi thajaje adu mayam aikoigi ngasigi topic siga mailena ba akoigi ojana likhiba wari dugi matangda mayam gi comment sungsoi soidar thambira o aduga mayam ahenba likes kaya amasu nizage aduga akoina ngasigi wari sida mayam tanaba yaba mayam tamjaba yaba akoina piba yaba suggestion amadi feedback kaya ama sungsoi soidar thambira o haina akoigi ahanba akoigi break ki mangi sima mayam da thamjaraga matang ase break macha amatang lominasi ayu police karino sana kyan thau man na dak nana ibong phar ga awar sinna ba thorang ba nana ai khale ya sai kawi ki ba mama nakut chale hadra pangang gino ai shiring thore ni masane apse kawi no awagi mina ibu matam na ni thore ni masane khami draga phar ma matam na ipa ipu puthok ba Kadabane. Tui! Iyo! Hira Chandra Phabang Mamida, Sanarupa Matikchana Pigani, Pamthor Chauna Hapkani Hydra Pavjelo. Tango. Dusida, Nachanama Pamastelak Jabadi, Awa Singu, Lepax Tagitan Tokinaba, Nachango Food, Land the Yahan Bio Hydra Jaban. Ningthau leibaki angam mathau sing phawba marai ba maramdam thadoga mayanglam da break matungda mayam bomukana taram nokcheri mayam ne yengbiriba khoi po media ne every Wednesday amade Saturday da mayam gidamakta puduna laksiriba crime diaries humpu mathoi suba episode ngasi break ki mamangda ojana thambi khiba aduki mate ngasi di yamna su interesting oiba yamna su impactful oiba yamna su thongna leiba ekhoi gi topic ni nupa gi saklonda haina khoi mayam na khoi gi break ki mamangda tabi khibu sungsoi soidana ekhoi gi comments amom thambira o aduga matang chabada so khoina phajaraba comments ki amal lokhatlaga mayam gi mangda pathok chana bi khudong chabada lojage aduga akhoi crime diaries pu yamna thawai happy riba singbusu hanan thaga chari akhoi gi ipo media na puthok chari ba crime diaries humpu mathoi suba episode ki break ki matung si ojada mokasu sinajage ojada gi nungai ba pau akhoi gi wari amka lominase break ki matung si koi home da sangak pa hoi koi inau sing ada yidi ima ma ju sanga me wari ba jab laidi hoi hoi aduga mayamna hakam salle haimandana aiju sandrabali yang kona ro batun mayamna coffee thawoju dak sanjare adai singa ingura thawoju ta yang kona jai jani da mana samai tawe break ki matungi wari je koi gi home da ojik se inau no piyam khak lai hoi ma je na nga ma jagi ba ma jo pa ju leitre haiba inau no pitone mayam pala ga hala la yab do hoi hoi maje koi gi nupa makak haipet sum
ꯃꯦꯁꯦꯖ ꯊꯥꯅꯩ ꯈꯣꯠꯅꯩꯅ ꯑꯗꯨꯒꯤ ꯈꯠꯅꯕꯗꯩ ꯍꯜꯂꯛꯈꯤꯕꯖꯥꯠꯅꯤ ꯍꯣꯏ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯃꯥ ꯑꯉꯥꯡꯅꯦꯕ ꯌꯥꯝꯅ ꯃꯁꯥꯒꯤ ꯀ꯭ꯂꯥꯁ ꯃꯁꯥꯒꯤ ꯀ꯭ꯂꯥꯁ ꯀꯩꯅꯣꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕꯅꯦꯕ 9 10 ꯑꯗꯨ ꯃꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯆꯥꯗꯤ ꯑꯅꯤ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯃꯃꯥꯁꯦ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯩ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯀꯣ ꯑꯗꯩ ꯑꯇꯣꯝꯕꯤ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯗ ꯑꯇꯣꯝꯕꯤꯁꯤꯅ ꯃꯆꯥ ꯌꯥꯎꯒꯦ ꯇꯧꯕꯗ ꯃꯕꯣꯛ ꯍꯣꯏ ꯃꯄꯨ ꯍꯣꯏꯅ ꯃꯁꯨꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯟꯅꯩꯁꯨ ꯑꯉꯥꯡ ꯂꯩ ꯌꯥꯎꯕ ꯌꯥꯔꯣꯏ ꯒꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯍꯟꯈꯤꯗ꯭ꯔꯤꯅꯦꯕ ꯃꯣꯏ ꯅꯨꯡꯁꯤꯕꯩꯀꯣ ꯅꯣꯏ ꯅꯆꯥ ꯌꯥꯎꯔꯛꯑꯗꯤ ꯏꯁꯨꯈꯩꯁꯦ ꯅꯨꯡꯁꯤꯔꯣꯏꯅ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯛꯁꯦ ꯐꯖꯅ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗ ꯃꯕꯣꯛꯀ ꯃꯄꯨꯒꯅ ꯀꯣꯜꯂꯛꯑꯦ ꯑꯗꯨꯒ ꯃꯅꯦ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩ ꯃꯣꯏꯅ ꯀꯣꯜꯂꯛꯑꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯕꯕꯥꯁꯤꯁꯨ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯂꯩꯈꯤꯗꯕꯗꯩ ꯑꯇꯣꯝꯕꯤꯁꯦ ꯃꯣꯏ ꯕꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯅꯦꯁꯤꯅ ꯑꯃꯨꯛ ꯑꯌꯥꯝꯕ ꯌꯨꯝꯁꯦ ꯄꯨꯔꯦꯕ ꯑꯗꯨ ꯃꯥꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯀꯩꯀꯩ ꯕꯤꯖꯤꯅꯦꯁ ꯈꯔ ꯆꯦꯜꯂ ꯈꯣꯠꯂꯒ ꯊꯈꯥꯏ ꯑꯃꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯂꯥꯛꯑꯒ ꯁꯤ ꯊꯣꯡꯉꯨ ꯁꯤ ꯆꯥꯎꯅ ꯆꯦꯡ ꯆꯥꯛ ꯑꯂꯨ ꯍꯩꯔꯨ ꯇꯤꯜꯍꯧ ꯆꯅꯝ ꯀꯣꯟꯅꯅꯕ ꯄꯤꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯕꯨꯡ ꯑꯃꯒ ꯃꯥꯒꯗꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯂꯣꯏꯅꯃꯛ ꯊꯣꯡꯕ ꯊꯥꯛꯄ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯊꯣꯡꯗꯅ ꯊꯥꯛꯇ ꯃꯥ ꯂꯣꯏ ꯍꯣꯠꯅꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯊꯕꯛꯀ ꯃꯥꯁꯦ ꯃꯃꯤꯉꯩꯗ ꯍꯧꯒꯠꯂꯒ ꯈꯣꯠꯂ ꯇꯧꯗꯅ ꯄꯨꯡ 6ꯇ ꯁ꯭ꯀꯨꯜꯁꯦ ꯍꯧꯕ ꯃꯣꯏꯒꯤꯗꯤꯀꯣ ꯑꯌꯨꯛꯇ ꯑꯗꯨ ꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯃꯕꯣꯛ ꯃꯄꯨꯒꯤ ꯂꯣꯏ ꯂꯣꯏꯔꯝꯃꯒ ꯃꯥꯗꯤ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯂꯝꯃꯒ ꯃꯥꯡꯒꯣꯟ ꯅꯨꯡꯒꯣꯟ ꯋꯥꯏ ꯇꯩꯔꯝꯃꯒ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈ꯭ꯔꯕꯅꯦꯕ ꯄꯩꯁꯥ ꯄꯤꯛꯉꯩ ꯌꯥꯝ ꯉꯟꯅ ꯑꯗꯨꯒ ꯑꯗꯩ ꯈꯜꯂꯦꯒ ꯑꯃꯨꯛ ꯃꯥꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯀ꯭ꯂꯥꯁ 10ꯁꯤꯗ ꯕꯣꯔꯗꯤꯡꯗ ꯃꯇꯝ ꯈꯤꯇꯪ ꯂꯩꯌꯨ ꯑꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡ ꯋꯥꯡꯃ ꯃꯥꯒ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯗꯣ ꯈꯤꯇꯪ ꯍꯣꯏꯌꯦꯀꯣ ꯁꯤꯗꯅꯦꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯕꯣꯔꯗꯤꯡ ꯂꯩꯃꯤꯟꯅꯍꯟꯒꯅꯣ ꯍꯥꯏꯁꯦ ꯑꯗ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯗꯨꯗ ꯍꯦꯛ ꯐꯛꯂꯥꯡ ꯍꯣꯕꯗꯨꯗ ꯍꯦꯛ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯔꯕꯖꯥꯠꯅꯤ ꯑꯗꯩ ꯋꯥꯔꯗꯦꯟꯗꯨꯅ ꯍꯦꯛ ꯎꯊꯣꯛꯈ꯭ꯔꯕ ꯑꯗꯩ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔ ꯁꯥꯕꯁꯨ ꯅꯠꯇꯦ ꯐꯛꯂꯥꯡ ꯋꯥꯡꯕꯅꯦꯕ ꯈꯤꯇꯪ ꯈꯛꯇꯅꯦꯕ ꯍꯣꯔꯤꯗꯨꯅ ꯑꯗ ꯋꯥꯔꯗꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯅꯕꯥꯅꯤ ꯐꯛꯂꯥꯡꯗ ꯅꯞꯄꯒ ꯇꯧꯔꯒ ꯉꯥꯡꯕ ꯑꯗꯩ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒꯅꯦ ꯄꯦꯔꯦꯟꯁ ꯀꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕꯗꯨꯗ ꯄꯦꯔꯦꯟꯁ ꯍꯌꯦꯡꯗꯤ ꯄꯦꯔꯦꯟꯁ ꯂꯥꯛꯑꯅꯦꯅ ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤꯈꯩꯗ ꯄꯥꯎ ꯄꯤꯅꯔꯒꯅꯦ ꯃꯕꯥꯅꯤꯗꯤ ꯎꯅꯍꯟꯕ ꯌꯥꯗ꯭ꯔꯦꯗꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯃꯃꯥꯟꯅꯕꯗ ꯄꯥꯎ ꯄꯤꯔꯕ ꯑꯗꯨꯒ ꯑꯍꯤꯡꯗ ꯕꯣꯔꯗꯤꯡꯗꯨꯗꯩ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ ꯃꯕꯥꯅꯤꯁꯦ ꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯂꯧꯅꯈꯤꯕꯖꯥꯠꯅꯦꯗ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯥꯅ 10ꯁꯦ ꯊꯥꯗꯣꯛꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯅꯪꯗꯤ ꯊꯥꯗꯣꯛꯎ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯍꯣꯠꯅꯅꯕꯅꯒ ꯊꯥꯗꯣꯛꯍꯟꯗꯅ ꯃꯥꯅ ꯑꯗꯒꯤ ꯃꯥꯅ ꯃꯣꯏ ꯂꯨꯍꯣꯡꯉꯛꯄꯒꯤ ꯗꯥꯟ ꯅꯨꯡ ꯈꯔ ꯇꯥꯕꯗꯣ ꯑꯗꯨꯅ ꯉꯥꯅꯨ ꯈꯔ ꯂꯣꯏꯖꯩꯌꯦ ꯉꯥꯅꯨꯗꯣ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯉꯩꯗ ꯌꯣꯟꯊꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ 10ꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀ ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯣꯂꯦꯖ ꯀꯥꯍꯜꯂꯦ ꯑꯗꯩ ꯃꯥꯅ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯔꯦ ꯃꯧ ꯑꯃꯅꯦꯅ ꯂꯣꯏ ꯍꯣꯠꯅ ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯔꯦ ꯑꯗꯩ ꯃꯥꯅꯒ ꯑꯩꯈꯣꯏ ꯃꯕꯨꯡꯅꯒ ꯃꯥꯏ ꯃꯆꯥꯗꯨ ꯄꯣꯛꯄꯗ ꯋꯥꯀꯔ ꯂꯩꯌꯣ ꯀꯥꯏꯅꯒ ꯄꯩꯁꯥ ꯄꯤꯔꯝꯕꯁꯦ ꯃꯥꯅ ꯋꯥꯀꯔ ꯂꯩꯗꯕꯤꯗ ꯆꯣꯠ ꯂꯥꯎꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯃꯌꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯏꯅꯤꯟ ꯀꯥꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯂꯩꯕꯥꯛꯇꯣ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯥꯒꯟꯕ ꯑꯗꯨꯏ ꯃꯥꯅ ꯃꯕꯨꯡꯗꯨꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨꯅ ꯀꯥꯔꯄꯦꯠꯀ ꯂꯩꯕ ꯆꯠꯇꯅ ꯊꯥꯖꯗꯅ ꯑꯗꯩ ꯃꯣꯏꯗꯤ ꯉꯥ ꯐꯥꯝꯁꯦ ꯂꯣꯏ ꯇꯧꯅꯕꯅꯤꯅ ꯃꯣꯏ ꯏꯃꯨꯡꯗꯨꯁꯨ ꯇꯧꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤꯗꯅꯦ ꯁ꯭ꯋꯥꯏꯃꯨꯛ ꯌꯧꯋꯦꯌꯦ ꯀꯨꯝꯃꯒ ꯁꯤꯁꯦ ꯁꯖꯤꯛ ꯐꯥꯟꯗꯣꯏꯅꯦ ꯐꯨꯝꯗꯤ ꯃꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯏꯟꯕꯗꯅꯦ ꯃꯥ ꯍꯥꯏꯀꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗꯤ ꯄꯥꯠ ꯃꯌꯥꯗꯗꯤ ꯆꯥꯎꯗꯕꯅꯤꯅ ꯏꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯝꯒꯤ ꯀꯩꯅꯣꯁꯦ ꯅꯞꯄꯒ ꯊꯔꯣꯏꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯨꯟꯗꯣꯏꯕ ꯊꯔꯣꯏ ꯀꯧꯇꯥ 4-5ꯁꯦ ꯌꯣꯟꯅꯕꯁꯨ ꯍꯣꯠꯅꯕ ꯁꯖꯤꯛꯁꯨ ꯐꯥꯜꯂꯛꯄ ꯑꯗꯨꯒꯤ ꯊꯔꯣꯏ ꯅꯣꯡꯃꯒꯤ ꯌꯣꯟꯕꯁꯤꯅꯅꯦ ꯑꯗꯨꯝ ꯃꯆꯥ ꯑꯆꯥꯄꯣꯠ ꯑꯣꯏꯔꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯂꯩ ꯀꯣꯟꯅꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯗꯩ ꯐꯨꯝꯗꯤꯗꯩ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯉꯥ ꯃꯆꯤꯟꯖꯥꯛ ꯁꯖꯤꯛ ꯊꯥꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯑꯗꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯣꯠꯅꯖꯔꯦ ꯃꯥꯅ ꯑꯗꯨꯒ ꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯥꯁꯦ ꯃꯣꯏꯒꯤ ꯃꯆꯥꯁꯦ ꯄꯣꯛꯄ ꯅꯪꯅꯕ ꯇꯞꯊꯣꯛꯄ ꯑꯗ ꯃꯥꯒꯤ ꯂꯩꯐꯝꯐꯧ ꯂꯩꯔꯝꯗꯗꯅꯅꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯋꯥꯕꯀꯣ ꯃꯣꯏꯗꯤ ꯃꯔꯧ ꯃꯁꯤꯡ ꯐꯥꯝꯗꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯝꯗꯕ ꯗ ꯇꯨꯝꯐꯝ ꯂꯩꯇꯗꯅ ꯃꯣꯏꯒꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣꯗ ꯂꯩꯖꯥꯠꯅꯤ ꯃꯈꯨꯔꯥ ꯍꯣꯏꯗꯒ ꯃꯣꯏꯒꯤ ꯑꯗ ꯃꯣꯏꯁꯦ ꯃꯅꯦꯅ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯀꯣꯜ ꯂꯤꯛ ꯀꯣꯔꯥꯡ ꯑꯗꯒꯤ ꯐꯤꯔꯣꯜ ꯈꯔꯒ ꯃꯥꯏ ꯑꯋꯣꯟ ꯇꯃꯛ ꯁꯥꯅꯦꯕ ꯑꯗꯩ ꯃꯣꯏ ꯃꯈꯨꯔꯥ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯂꯩꯕꯗꯨꯁꯨ ꯃꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯥꯛꯁꯪꯗꯒ ꯃꯕꯥꯅꯤꯁꯦ ꯊꯥꯔ ꯇꯨꯝꯕ ꯃꯥꯅ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗ
ꯊꯥ ꯁꯨꯔꯕꯧꯒ ꯊꯥꯔ ꯇꯨꯝꯕꯁꯦ ꯃꯥꯁꯦ ꯃꯁꯥꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯤ ꯑꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅꯅꯤ ꯃꯌꯨꯝ ꯄꯥꯜꯂꯛꯏꯗꯣ ꯑꯗ ꯃꯥꯁꯦ ꯃꯥꯅ ꯃꯤꯔꯣꯟꯕꯁꯨ ꯃꯕꯨꯛꯁꯨ ꯌꯥꯝ ꯀꯪꯉꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯎꯗ ꯌꯥꯎꯕꯤꯗꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯃꯦꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯗꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯀ꯭ꯂꯥꯁ 11 12 ꯇꯝꯈꯤꯕ ꯑꯗꯩ ꯃꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄꯁꯦ ꯅꯪꯅꯕ ꯆꯥꯛꯁꯪꯗ ꯁꯨꯝ ꯊꯥꯔ ꯇꯨꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯄꯣꯛꯑꯗꯤ ꯃꯣꯏ ꯀꯥ ꯑꯃ ꯇꯞꯊꯣꯛꯄꯖꯥꯠꯅꯦ ꯑꯗꯨꯒꯤ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯩꯕꯗꯣ ꯐꯛꯂꯥꯡꯗ ꯑꯗꯨ ꯇꯩꯔꯒ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯅ ꯄꯣꯛꯑꯦꯗꯅ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯂꯩꯕꯥꯛꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯃꯒ ꯑꯃ ꯃꯦꯜꯂꯤꯗꯅ ꯐꯛꯂꯣꯡꯁꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕ ꯑꯗꯨ ꯃꯥꯅ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯂꯩꯉꯣꯏ ꯇꯧꯔꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯥꯜꯍꯜꯂꯒ ꯄ꯭ꯂꯁꯇꯔ ꯇꯧꯕꯩ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯗꯅ ꯑꯗꯨꯒꯁꯦ ꯃꯥꯅ ꯇꯨꯔꯦꯟꯗꯩ ꯂꯩꯕꯥꯛ ꯄꯦ ꯁꯟꯊꯤ ꯄꯦꯒ ꯇꯣꯠꯅꯔꯒ ꯂꯣꯏ ꯍꯥꯏꯖꯩ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯃꯥꯏ ꯅꯨꯄꯥꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯍꯟꯖꯔꯦ ꯃꯥꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯁꯨꯕ ꯃꯆꯥꯁꯦ ꯃꯤꯔꯣꯜꯂꯛꯄ ꯀꯥꯟꯁꯤꯗꯒ ꯑꯩꯈꯣꯏ ꯊꯥ ꯁꯨꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯐꯥꯝ ꯁꯤꯠꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯟꯁꯦ ꯊꯥꯔꯒ ꯕꯦꯂꯨꯉꯥ ꯉꯥꯈꯥꯒ ꯀꯩꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯁꯤꯠꯂꯤꯕ ꯃꯄꯨꯗꯨꯅ ꯂꯣꯏ ꯂꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝꯕꯁꯦ ꯄꯨꯄꯥ ꯐꯥꯅꯕ ꯃꯣꯏ ꯇꯧꯅꯩꯁꯦ ꯑꯗꯣ ꯃꯥꯁꯨ ꯑꯉꯥꯡ ꯄꯣꯛꯄꯩ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯄꯣꯛꯄꯗꯤ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯍꯥꯟꯕ ꯃꯆꯥ ꯃꯤꯔꯣꯟꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯅꯦ ꯀꯥꯏꯅ ꯀꯦꯗꯅ ꯈꯣꯠꯇꯅ ꯂꯩꯔꯛꯇꯕ ꯊꯕꯛꯁꯦ ꯂꯣꯏ ꯌꯥꯎꯁꯟꯕ ꯑꯗꯨꯗꯒꯁꯦ ꯃꯥꯅ ꯏꯟꯁꯦ ꯆꯥꯎꯈ꯭ꯔꯕꯁꯦꯊꯥꯡꯗꯅ ꯊꯥꯔꯒ ꯉꯥꯈꯥ ꯉꯥꯇꯦꯡ ꯉꯥꯅꯨꯗꯣ ꯐꯥꯔ ꯌꯣꯟꯖꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯅꯗꯤ ꯏꯃꯨꯡꯗꯤ ꯂꯣꯏ ꯄꯨꯕ ꯑꯗꯨꯝ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯒꯁꯦ ꯁꯨꯝ ꯃꯥꯏ ꯅꯨꯄꯥꯁꯦ ꯒꯦꯝ ꯁꯥꯟꯅ ꯂꯩꯕ ꯑꯗꯨꯒꯤ ꯊꯕꯛ ꯁꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯈꯔ ꯁꯨꯝ ꯉꯪꯅꯕ ꯑꯗꯩ ꯍꯦꯛ ꯁꯨ ꯃꯕꯥꯅꯤ ꯑꯗꯨꯝ ꯐꯥꯔꯝꯗ ꯁꯖꯤꯛ ꯐꯥꯔꯝꯁꯨ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯅꯨꯄꯥꯅꯤꯅ ꯍꯦꯛ ꯒꯦꯝ ꯁꯥꯟꯅꯔꯒꯁꯨ ꯇꯨꯝꯃ ꯍꯦꯛ ꯂꯩꯊꯣꯛꯅꯤꯡꯕ ꯑꯗꯨꯝꯕꯗ ꯍꯦꯛ ꯉꯪꯅꯕ ꯑꯗꯨꯝꯕꯒꯁꯦ ꯁꯨꯝ ꯇꯧꯕꯗ ꯁꯨꯝ ꯃꯔꯩꯒ ꯆꯀꯤꯒ ꯁꯨꯝ ꯇꯧꯅꯕ ꯑꯗ ꯑꯉꯥꯡꯅꯤꯅ ꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ나 ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯐꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯍꯦꯛ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯒ ꯃꯦꯁꯦꯖ ꯈꯔ ꯊꯥꯅ ꯁꯨꯝ ꯇꯧꯔꯨꯕꯖꯥꯠꯅꯤꯀꯣ ꯃꯥꯒꯤ ꯋꯥꯕ ꯈꯣꯠꯄꯗ ꯁꯨꯝ ꯋꯥꯔꯤ ꯂꯤꯅꯕ ꯃꯥꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏ ꯀꯥꯟꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅ ꯍꯦꯛ ꯊꯦꯡꯅꯈꯤꯗꯅ ꯑꯗꯨꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯋꯥꯔꯛꯎ ꯈꯣꯠꯂꯨ ꯃꯥ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯁꯤꯟꯅꯔꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯄꯥꯝꯁꯦ ꯂꯩꯔꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯆꯩ ꯅꯆꯥꯅꯤ ꯂꯩꯔꯁꯨ ꯅꯨꯄꯥ ꯀꯣꯏꯗꯅ ꯑꯗꯨ ꯄꯥꯡ ꯉꯥꯡꯕꯁꯦ ꯃꯥꯁꯦ ꯋꯥꯈꯟꯗ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯃꯤꯅ ꯑꯗꯨꯗꯨ ꯏꯃꯥ ꯑꯃ ꯂꯩꯗꯅ ꯏꯃꯥꯗ ꯋꯥꯔꯤ ꯂꯤꯅꯦꯁꯨ ꯂꯩꯇꯕꯅꯒ ꯄꯥꯡꯈꯠꯅ ꯈꯟꯖꯔꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯅꯣ ꯍꯥꯏꯔ ꯍꯦꯛ ꯄꯥꯏꯔꯝꯃꯤ ꯂꯣꯟꯅ ꯐꯣꯟ ꯄꯥꯏꯔꯝꯃ ꯍꯦꯛ ꯍꯦꯛ ꯊꯨꯒꯥꯏꯅ ꯑꯗꯨꯝꯕꯁꯦ ꯈꯔ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗꯒꯤ ꯉꯥꯡꯕ ꯆꯩꯕ ꯃꯌꯥꯝꯅ ꯑꯗꯨ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯩꯁꯦ ꯁꯤꯗ ꯂꯩꯗꯅ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯃꯅ ꯉꯥꯡ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯗꯨꯁꯨ ꯀꯣꯏꯈꯤꯕꯅꯤꯅ ꯀꯣꯏꯗ ꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯥꯛꯄꯖꯥꯠꯅꯦꯕꯀꯣ ꯂꯣꯏ ꯁꯦꯝꯗꯣꯛꯑꯒ ꯑꯩꯁꯦ ꯍꯤꯡꯖꯔꯨꯔꯒꯦꯅ ꯑꯗꯩ ꯑꯩꯈꯣꯏꯁꯤꯗ ꯂꯩꯔꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯏ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯊꯥꯖꯕꯤꯗ꯭ꯔꯦ ꯑꯩꯅ ꯀꯣꯏꯗ꯭ꯔꯁꯨ ꯑꯗꯣ ꯑꯩꯁꯨ ꯊꯥꯗꯣꯛꯄꯁꯦ ꯂꯣꯏ ꯉꯝꯖꯔꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯐꯖꯅ ꯑꯩ ꯂꯩꯖꯔꯒꯦꯅ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯃꯌꯥꯝ ꯃꯣꯏ ꯃꯅꯦ ꯍꯣꯏ ꯀꯩ ꯃꯟꯗꯣꯝ ꯆꯥꯝꯄꯤ ꯃꯌꯥꯝ ꯂꯧ ꯂꯥꯛꯑꯦꯕ ꯑꯍꯥꯟꯕꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯕꯗ ꯑꯗ ꯃꯥꯅ ꯆꯠꯂꯔꯣꯏꯅ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯊꯦꯝꯃꯛꯈꯤꯒꯦ ꯃꯇꯝ ꯈꯔ ꯃꯣꯏꯁꯦ ꯈꯔ ꯃꯥꯅꯁꯨ ꯈꯔ ꯋꯥꯔꯧꯖꯔꯒ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤꯅ ꯃꯥꯕꯨ ꯐꯅꯕꯅ ꯉꯥꯡꯕ ꯆꯩꯕꯗꯣ ꯃꯥꯅꯗꯤ ꯍꯦꯛ ꯃꯥꯁꯦ ꯅꯨꯡꯁꯤꯕꯤꯗꯗꯅ ꯉꯥꯡꯉꯤ ꯃꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯃꯤꯅ ꯃꯣꯏꯅ ꯀꯥꯟꯗ ꯍꯦꯛ ꯄꯪꯈꯟꯗ ꯈꯟꯕ ꯑꯗꯩ ꯃꯅꯦꯗꯨꯅꯒ ꯋꯥꯍꯩ ꯑꯃꯒ ꯍꯦꯛ ꯍꯥꯏꯈꯤꯕꯁꯦ ꯌꯦꯛꯑꯒ ꯍꯦꯛ ꯂꯩꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯊꯦꯝꯃꯛꯈꯤꯒꯦ ꯃꯥꯁꯦ ꯃꯇꯝ ꯈꯔꯅ ꯊꯝꯍꯧꯋꯦ ꯑꯗꯩ ꯃꯣꯏꯁꯦ ꯁꯨꯝ ꯃꯤ ꯃꯌꯥꯝ ꯈꯨꯜ ꯂꯩꯀꯥꯏꯗꯣ ꯁꯥꯒꯩ ꯀꯣꯂꯨꯞꯇꯣ ꯃꯣꯏꯗꯤ ꯁꯨꯃꯥꯡꯒꯁꯦ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯒ ꯆꯥꯛꯀꯁꯦ ꯊꯥꯡꯅ ꯅꯪꯒꯤꯅ ꯀꯔꯤ ꯊꯣꯡꯕ ꯅꯣꯏꯒꯤꯅ ꯀꯔꯤꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯗꯩ ꯁꯨꯝ ꯍꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯣꯏꯁꯨ ꯁꯨꯝ ꯏꯀꯥꯏꯖꯩꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦꯅ ꯃꯕꯨꯡ ꯑꯁꯤꯅꯁꯨ ꯂꯧꯁꯜꯂꯨꯗꯦ ꯃꯆꯟꯗꯣ ꯑꯗꯩ ꯃꯅꯦꯁꯤꯅꯁꯨ ꯂꯧꯁꯜꯂꯨꯗꯦꯅꯦꯅ ꯍꯦꯛ ꯃꯤꯅ ꯍꯥꯏꯈꯤꯗ꯭ꯔꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯩ ꯂꯩꯔꯕꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯅꯝ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯣꯏꯅ ꯏꯆꯥꯗꯣ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯍꯣꯝꯗ ꯂꯩꯍꯜꯂꯤꯀꯣꯅ ꯈꯜꯂꯝꯒꯅꯤꯀꯣ ꯀꯥꯟꯗ ꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯨꯞꯄꯒ ꯂꯥꯛꯑꯦꯕ ꯃꯗꯣꯝꯆꯥ ꯃꯄꯤ ꯑꯗꯒꯤ ꯃꯕꯨꯡ ꯑꯗꯩ ꯃꯅꯦ ꯃꯌꯥꯝ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯨꯞꯄ ꯂꯥꯛꯑꯦ ꯑꯗ ꯄꯨꯖꯈꯤꯒꯦ ꯈꯣꯠꯈꯤꯒꯦꯅ ꯋꯥꯔꯤꯁꯦ ꯁꯥꯔꯦꯅ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯆꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯪ ꯑꯗꯨ ꯌꯥꯔꯣꯏ
ꯀꯩꯅꯣ ꯑꯩꯈꯣꯏꯅꯁꯨ ꯊꯦꯝꯃꯦꯕ ꯑꯗꯩ ꯃꯣꯏ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯦ ꯁꯤꯗ ꯃꯣꯏꯅ ꯑꯍꯥꯟꯕ ꯂꯧꯕ ꯂꯥꯛꯄꯒꯤ ꯁꯤꯗ ꯃꯥꯅ ꯆꯠꯂꯨ ꯌꯥꯗꯕꯁꯤꯗ ꯋꯥ ꯈꯔ ꯃꯥꯏ ꯃꯔꯝꯗ ꯍꯥꯏꯔꯝꯕꯁꯦ ꯑꯗꯩ ꯃꯥ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯂꯤꯖꯔꯦꯗꯅ ꯑꯩ ꯁꯤꯗꯤ ꯑꯉꯥꯡꯁꯦ ꯁꯦꯝꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯁꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯐꯅ ꯄꯨꯔꯗꯤ ꯑꯗꯨꯝ ꯐꯒꯗꯕ ꯑꯉꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯒ ꯇꯤꯟꯅꯒ ꯑꯗꯨꯝ ꯉꯥꯎꯈꯤꯗꯣꯏꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯗꯤ ꯃꯆꯥꯒꯤꯗꯃꯛ ꯃꯥꯁꯦ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯃꯁꯥꯕꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤ ꯑꯗꯨꯗ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯦ ꯃꯥꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯑꯒ ꯅꯍꯥ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯀꯠꯊꯣꯛꯑꯒ ꯃꯆꯥ ꯑꯅꯤꯒꯤ ꯍꯤꯡꯉꯛꯇꯣꯏꯁꯦ ꯅꯍꯥꯟꯅꯤꯅ ꯅꯨꯄꯥꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯃꯁꯛꯁꯨ ꯐꯖꯩꯕ ꯋꯥꯡ ꯆꯥꯎꯔꯗꯅ ꯉꯧꯔꯗꯅ ꯑꯗꯨꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤꯅ ꯑꯩꯁꯨ ꯀꯣꯛ ꯊꯥꯗꯩꯕ ꯑꯗꯩ ꯑꯩꯅ ꯃꯥꯁꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯜꯍꯜꯂꯒꯦ ꯃꯥꯁꯦ ꯆꯦꯂꯦꯟꯖ ꯑꯃ ꯉꯝꯍꯜꯂꯒꯦꯅ ꯑꯩꯅ ꯅꯪ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏ ꯐꯣꯟ ꯐꯥꯏ ꯍꯥꯏ ꯊꯨꯒꯥꯏꯅꯩ ꯍꯥꯏ ꯑꯗꯩ ꯑꯗꯨꯅ ꯅꯪ ꯒꯥꯅ ꯑꯩꯅ ꯅꯣꯏꯅꯦ ꯑꯣꯏꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯒꯥꯅ ꯑꯩ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯜꯂꯦ ꯃꯉꯣꯟꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯤ ꯋꯥꯈꯜ ꯈꯜꯂꯦ ꯑꯃ ꯇꯧꯏ ꯑꯩꯅ ꯍꯥꯏꯔꯦ ꯅꯪ ꯐꯣꯟ ꯄꯥꯏ ꯌꯥꯔꯔꯣꯏ ꯑꯩ ꯅꯥꯛꯇ ꯂꯩꯔꯒ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯀꯩꯀꯥꯟꯗꯣꯔꯤ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣই ꯉꯥꯎꯕ ꯌꯥꯅꯕ ꯂꯥꯡꯕ ꯌꯥꯅꯕ ꯂꯩꯕꯗꯧꯅ ꯃꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯒ ꯅꯪ ꯍꯥꯏꯅ ꯍꯥꯏ ꯃꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯔꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏ ꯁꯤꯗ ꯂꯩꯔꯁꯨ ꯃꯥ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯕꯅꯤ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯀꯣꯏꯕꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯊꯤ ꯑꯗꯨꯅ ꯅꯪ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯦ ꯅꯪꯁꯦ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯅꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯕꯕꯥꯁꯨ ꯅꯪꯅ ꯄꯤꯛꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯏꯄꯥ ꯌꯥꯎꯗꯅ ꯁꯨꯃꯥꯏꯅ ꯌꯣꯛꯂꯛꯏ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯅꯤꯅ ꯃꯤꯅ ꯎꯁꯤꯠꯄꯤꯗꯦ ꯑꯗꯨ ꯇꯧꯕꯤꯗꯦ ꯑꯃꯅ ꯉꯥꯡꯉꯦꯅ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯅꯪꯉꯣꯟꯗ ꯑꯗꯩ ꯅꯣꯏ ꯕꯕꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯑꯒ ꯑꯇꯣꯝꯕꯤꯒ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯌꯥꯝ ꯅꯪ ꯂꯣꯏ ꯊꯦꯡꯅꯔꯕ ꯅꯠꯇ꯭ꯔꯥ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄꯒꯤ ꯑꯇꯣꯝꯕꯤꯅ ꯌꯣꯛꯂꯛꯄꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯒꯤ ꯀꯥꯏꯅꯕꯒꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯗꯣ ꯅꯪꯁꯨ ꯍꯧꯖꯤꯛ ꯅꯌꯨꯝ ꯄꯥꯜꯂꯨꯔꯦ ꯊꯤꯡꯉꯥꯎ ꯂꯤꯡꯉꯥꯎ ꯅꯆꯥ ꯑꯅꯤ ꯂꯩꯍꯧꯔꯦ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯅꯪꯗꯧꯅ ꯅꯔꯥꯏꯕꯛ ꯊꯦꯜꯂꯝꯒꯅꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯗꯤ ꯃꯥꯅ ꯁꯨꯝ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦꯅ ꯂꯥꯟꯅ ꯈꯟꯅꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥ ꯂꯩꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯦꯕ ꯑꯩ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯣꯏ ꯌꯥꯅꯗꯅ ꯅꯨꯄꯥꯁꯤꯅꯁꯨ ꯀꯧꯔꯛꯇꯅ ꯍꯟꯖꯅꯗ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯅꯆꯥ ꯌꯣꯛꯑ ꯂꯩꯌꯨ ꯅꯆꯥꯒꯤꯗꯃꯛ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩ ꯑꯗꯨꯏꯁꯨ ꯅꯪꯅ ꯑꯗꯨꯝ ꯁꯦꯡꯅ ꯐꯖꯅ ꯅꯦꯝ ꯆꯨꯝꯅꯗꯤ ꯅꯆꯥ ꯑꯅꯤ ꯆꯥꯎꯔ ꯅꯪ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯆꯥ ꯑꯅꯤꯗꯨꯒꯤꯗꯃꯛ ꯁꯦꯟ ꯅꯨꯡ ꯇꯥꯜꯂꯒ ꯇꯨꯡꯁꯤꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯇꯣꯈꯥꯏꯅ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯤꯡꯉꯨ ꯅꯪ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯅꯆꯥꯈꯩꯗꯨꯅ ꯏꯃꯥꯅ ꯅꯪ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯅꯤ ꯑꯇꯣꯝꯕꯤꯒ ꯈꯠꯅꯩ ꯑꯗꯨ ꯇꯧꯋꯦꯗ ꯇꯧꯋꯦꯅꯐꯧ ꯅꯪꯅ ꯅꯥꯛ ꯆꯦꯜꯂꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯍꯧ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯅꯪ ꯅꯆꯥꯅꯤꯒꯤꯗꯃꯛ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯁꯝ ꯀꯛꯊꯠꯂꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯨ ꯅꯨꯄꯥꯗꯧꯅ ꯅꯨꯄꯥꯅ ꯌꯦꯡꯉꯛꯇꯅꯕ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗꯐꯥꯎꯗ ꯅꯍꯥꯅꯤꯅꯀꯣ ꯑꯗꯨꯝ ꯍꯦꯛ ꯅꯍꯥ ꯃꯧ ꯅꯍꯥꯁꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯁꯛꯀ ꯐꯖꯁꯜꯂꯦ ꯋꯥꯡ ꯆꯥꯎꯔꯦ ꯑꯗꯩꯗꯤ ꯁꯤ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦꯕ ꯁꯤꯗꯤ ꯑꯩꯅ ꯀꯛꯊꯠꯂꯨ ꯑꯅ ꯇꯧꯔꯒ ꯃꯁꯝꯁꯦ ꯂꯣꯏ ꯀꯛꯊꯠꯍꯜꯂꯦ ꯍꯧꯔꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯑꯅ ꯑꯩꯅ ꯀꯛꯊꯠꯍꯜꯂꯦ ꯃꯁꯝꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯒꯗꯕꯅꯤ ꯑꯅ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎ ꯅꯨꯡꯒꯥꯎ ꯁꯦꯠꯍꯜꯂꯦ ꯑꯗꯨꯒ ꯅꯪꯁꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪ ꯅꯆꯥꯅꯤꯗꯨꯒꯤ ꯃꯃꯥꯁꯨꯅꯤ ꯃꯄꯥꯁꯨꯅꯤ ꯅꯪ ꯅꯨꯄꯥ ꯅꯍꯥꯒ ꯑꯝꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯅꯪ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯊꯣꯛꯑꯗꯕꯅꯤ ꯅꯪ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯀꯩꯀꯥ ꯋꯥꯈꯜ ꯈꯟꯕ ꯄꯥꯎ ꯑꯃꯠꯇ ꯌꯥꯔꯣꯏꯅ ꯐꯣꯟꯒ ꯂꯣꯏ ꯂꯧꯁꯜꯂꯒ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯀꯨꯛꯁꯦ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯅꯪꯗꯣ ꯇꯣꯂꯣꯞꯇꯣ ꯅꯪꯒꯤ 5,000 ꯊꯥꯡꯕ ꯇꯦꯟꯗꯔ ꯑꯃ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇ ꯍꯟꯗꯛꯇꯩ 3,500,000 ꯇꯥꯕ ꯑꯃ ꯃꯥꯔꯆꯇꯩ ꯍꯧꯗꯣꯔꯤ ꯑꯗꯩ ꯅꯪ ꯌꯥꯎꯔꯣ ꯑꯗꯨꯒ ꯑꯩꯅ ꯊꯥ ꯑꯃꯒꯤ ꯑꯗꯨꯝ 1,000,000 ꯅꯪꯒꯤ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯂꯩꯖꯅꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯄꯤꯔꯒꯦ ꯇꯣꯉꯥꯟꯅ ꯑꯗꯨꯒ ꯅꯪ ꯍꯌꯦꯡ ꯍꯟꯕꯗ ꯅꯆꯥ ꯌꯥꯎꯕꯅꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯁꯨ ꯆꯍꯤ 3.5ꯗ ꯃꯔꯨꯞ ꯂꯣꯏꯒꯅꯤ ꯑꯗ ꯂꯨꯄꯥ 1.5 ꯄꯨꯔꯒ ꯅꯌꯨꯝꯗ ꯀꯣꯁꯃꯦꯇꯤꯛ ꯗꯨꯀꯥꯟ ꯐꯝꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯒꯦꯔꯥ ꯇꯧꯔꯀꯥꯟꯗ ꯅꯆꯥꯒꯤꯗꯃꯛ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯈꯨꯔꯥ ꯅꯇꯣꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯂꯩꯔꯨꯆꯣ ꯅꯍꯥꯅꯤꯅ ꯂꯝꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯤꯅ ꯃꯥ ꯉꯋꯥꯏꯗꯩ ꯀꯥꯏꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯒꯅꯤ ꯑꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯅ ꯃꯥꯁꯦ ꯑꯗꯨꯒ ꯊꯕꯛꯇꯤ ꯃꯤ ꯌꯥꯝ ꯊꯣꯛꯑꯦ ꯑꯩꯅ ꯁꯤ ꯆꯠꯂꯨ ꯌꯥꯏꯄꯣꯛꯇꯩ ꯑꯗꯨ ꯂꯧꯔꯨꯆꯣ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯔꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨꯀꯣ ꯑꯗꯒꯤꯗꯤ ꯃꯥ ꯂꯣꯏ ꯉꯝꯃꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯐꯩ ꯑꯗꯩ ꯍꯧꯖꯤꯛ ꯍꯣꯝ ꯁꯥꯕ ꯂꯣꯏꯁꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯃꯨꯁ ꯊꯥꯗꯔ ꯁꯨꯕ ꯂꯩꯕꯥꯛꯇꯣ ꯆꯦꯛꯈꯥꯏꯔꯛꯇꯅꯕ ꯑꯗꯩ ꯂꯩꯌꯩ ꯊꯥꯕ ꯑꯁ ꯇꯧꯏ ꯃꯥ ꯆꯦꯜꯂꯤ ꯑꯃꯨꯛ ꯁꯣꯝꯒꯤꯁꯨ ꯍꯣꯠꯅꯩ ꯑꯗꯩ ꯑꯩꯅ ꯑꯗꯨ ꯆꯧꯁꯤ ꯃꯥ ꯋꯥꯗꯦ ꯑꯍꯤꯡ ꯍꯧꯒꯠꯂ ꯆꯥꯛ ꯊꯣꯡꯗꯣꯛꯀꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯔꯗꯤ ꯁꯤ ꯑꯉꯥꯡꯁꯦ ꯁꯦꯝꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯄꯔꯞ ꯂꯥꯎꯕ ꯁꯣꯟꯖꯕ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦ ꯑꯩꯗꯤ ꯅꯀꯤꯒꯟꯕ ꯑꯩꯅ ꯁꯦꯝꯒꯠꯀꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯃꯥꯗꯤ ꯁꯦꯝꯒꯠꯄꯗ ꯌꯥꯒꯗꯣꯔꯤꯕ ꯑꯪ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯒꯥꯔꯤ ꯃꯆꯥ ꯊꯧ ꯍꯩ ꯉꯥꯔꯤꯌꯥꯟ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯊꯕꯛ ꯊꯥꯕ ꯃꯥ ꯂꯣꯏ ꯉꯝꯃꯦ ꯁꯤ ꯂꯧꯔꯛꯎ ꯑꯗꯨꯗꯩ ꯑꯗꯨ ꯂꯧꯔꯛꯎ ꯑꯩꯒꯤ ꯀꯩꯅꯣꯈꯩ ꯃꯥ ꯂꯣꯏ ꯆꯦꯜꯂꯦꯕ ꯊꯕꯛ ꯏꯪꯈꯥꯡꯀꯣ ꯑꯗꯩ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯐꯖꯅ ꯁꯦꯝꯒꯠꯄꯤꯔꯒꯦ ꯑꯗꯩ ꯑꯩꯅ ꯃꯤꯁꯦ ꯐꯥꯖꯤꯜꯂ ꯏꯅꯥꯛꯇ ꯑꯩꯅ
ꯀꯩꯅꯣ ꯍꯣꯝꯗ ꯆꯪꯖꯔꯛꯏ ꯃꯤꯅ ꯆꯥꯛ ꯈꯔ ꯄꯤꯖꯔꯝꯃꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯊꯝ ꯌꯥꯕ ꯅꯠꯇꯦ ꯃꯥꯏ ꯃꯇꯝ ꯈꯛꯇꯪ ꯂꯩꯖꯒꯦꯅ ꯂꯩꯖꯕꯗꯨꯅ ꯑꯃꯅꯤ ꯑꯩꯅ ꯁꯥꯡꯅ ꯃꯥꯁꯦ ꯑꯩꯒ ꯂꯣꯏꯅꯔꯒꯦ ꯍꯥꯏꯗꯤ ꯃꯥꯏ ꯇꯣꯂꯣꯞ ꯁꯥꯕꯤꯕ ꯇꯥꯕꯅꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯤꯕ ꯇꯥꯕꯅꯦꯕ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯃꯅꯦ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏ ꯃꯤ ꯃꯥꯡꯗꯁꯨ ꯑꯗꯩ ꯑꯩꯅ ꯃꯅꯦꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯩ ꯃꯣꯏꯒꯤꯗꯃꯛꯇ ꯌꯨꯝꯐꯧ ꯄꯥꯟꯗꯒꯩ ꯏꯕꯨꯡ ꯏꯃꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯔꯛꯄꯒꯤ ꯃꯣꯏꯗ ꯉꯥꯡꯗꯅ ꯀꯅꯥꯗ ꯉꯥꯡꯉꯨꯗꯣꯏꯅꯣ ꯋꯥꯍꯩ ꯑꯃ ꯉꯥꯡꯈꯤꯕꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯑꯒ ꯌꯦꯛꯑꯦ ꯑꯗꯨꯗꯤ ꯍꯣꯝꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯧ ꯋꯥꯇꯦꯝꯕ ꯈꯤꯇꯪ ꯉꯥꯡꯕ ꯑꯗꯩ ꯃꯤꯅ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤꯗꯤ ꯉꯥꯡꯗ ꯌꯥꯗꯕꯅꯤꯅ ꯉꯥꯡꯉꯦ ꯑꯗꯨꯝꯕ ꯈꯤꯇꯪ ꯋꯥꯔꯧ ꯋꯥꯇꯦꯝꯕꯒꯤꯁꯨ ꯑꯁꯨꯃꯥꯏꯅ ꯆꯠꯂꯒ ꯄꯪꯂꯩ ꯂꯩꯅꯕ ꯑꯣꯏꯔꯦꯅ ꯃꯤꯅꯁꯨ ꯈꯟꯈꯤꯅꯤ ꯍꯥꯟꯅ ꯃꯣꯏꯁꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯕꯨꯡꯗꯨꯅꯁꯨ ꯅꯪ ꯄꯨꯗꯗꯤ ꯑꯩ ꯍꯜꯂꯣꯏ ꯑꯩ ꯑꯃ ꯂꯩꯅ ꯅꯪ ꯍꯣꯝꯗ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯂꯩꯗꯣꯏꯅꯣ ꯍꯣꯝ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯅ ꯂꯩꯕꯅꯤ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯒ ꯑꯩ ꯅꯪ ꯄꯨꯗꯗꯤ ꯍꯜꯂꯣꯏꯅ ꯃꯕꯨꯡꯗꯨꯁꯨ ꯀꯞꯄꯦꯕ ꯑꯗꯩ ꯅꯪꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯀꯦꯅ ꯑꯩꯈꯣꯏꯅ ꯈꯔ ꯉꯥꯡꯕꯩꯕꯨ ꯅꯪ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯁꯤ ꯇꯥꯅ ꯆꯠꯄ ꯌꯥꯕ꯭ꯔꯥꯅ ꯃꯥꯁꯦ ꯌꯥꯝ ꯉꯟꯅ ꯕꯦꯒ ꯑꯆꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯈꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯌꯦꯛꯅꯔꯒꯗꯤ ꯑꯩ ꯃꯤ ꯊꯝꯕ ꯉꯝꯃꯣꯏ ꯅꯪ ꯍꯣꯝꯁꯤꯗ ꯆꯪꯖꯔꯛꯄ ꯑꯣꯏꯅ ꯂꯩꯕꯁꯦ ꯉꯁꯤꯅ ꯂꯣꯏꯔꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯌꯨꯝꯗ ꯑꯗꯨꯒ ꯅꯪ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯀꯨꯛ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯇꯣꯂꯣꯞ ꯁꯥꯔꯒ ꯅꯪ ꯑꯍꯜ ꯂꯃꯟꯅ ꯌꯥꯅꯔ ꯐꯖꯅ ꯊꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯔꯨꯞꯇꯣ ꯌꯥꯎꯔꯁꯤ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯨꯞꯇꯣ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯗꯨꯀꯥꯟ ꯑꯃ ꯅꯪ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧꯔꯁꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯅꯣꯏ ꯏꯅꯦꯁꯦ ꯑꯩꯒ ꯅꯪꯒꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯐꯧ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯅꯠꯇ꯭ꯔꯤ ꯅꯪ ꯄꯣꯛꯂꯛꯄꯗꯩ ꯅꯅꯦꯁꯤꯅꯗꯤ ꯃꯌꯨꯝ ꯄꯥꯟꯗꯒꯩ ꯅꯣꯏ ꯍꯣꯠꯅꯔꯛꯏꯃꯤ ꯅꯅꯦꯅ ꯈꯤꯇꯪ ꯉꯥꯡꯕꯕꯨ ꯅꯪ ꯈꯣꯀꯥ ꯂꯪꯈꯥ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯗꯤ ꯑꯩꯅꯁꯨ ꯅꯪ ꯅꯣꯡꯃ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯝꯗ ꯊꯕꯛ ꯑꯃ ꯁꯣꯏꯔꯛꯄꯩ ꯍꯩꯇꯕꯩ ꯊꯤꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯁꯨ ꯅꯪ ꯑꯃꯨꯛ ꯆꯦꯟꯗꯣꯔꯤꯕ꯭ꯔꯥ ꯑꯍꯟꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨ ꯍꯥꯏꯗꯅ ꯊꯦꯝꯃꯦ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯗꯨꯅꯦ ꯃꯄꯨꯁꯤꯁꯨ ꯃꯥꯏ ꯋꯥꯈꯜꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯥ ꯂꯩꯔꯦ ꯃꯥ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯅꯪ ꯅꯄꯨ ꯂꯩꯇꯕꯗ ꯅꯪ ꯆꯪꯉꯛꯇ ꯉꯝꯃꯗ꯭ꯔꯥ ꯅꯪ ꯁꯥꯒꯩꯅ ꯏꯟꯊꯣꯛꯄ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯑꯗꯨ ꯑꯣꯏꯈ꯭ꯔꯅꯤꯅ ꯍꯥꯏꯔꯦꯕ ꯑꯍꯟꯈꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯅꯍꯥꯟꯅꯤ ꯅꯪꯗꯤ ꯆꯪꯐꯝ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯪ ꯃꯨꯛꯅꯗꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯅꯤꯅ ꯂꯩꯈꯤꯕꯗ ꯑꯗꯨ ꯌꯥꯅꯔꯒ ꯂꯩꯅꯁꯤꯅ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯍꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯑꯗꯨꯒ ꯑꯗꯨꯗ ꯀꯩꯅꯣꯒꯤꯗ ꯔꯣꯕꯤꯇꯥꯒꯤꯗ ꯃꯥꯗꯤ ꯑꯥꯏ ꯑꯦꯁ ꯕꯣꯔꯗꯤꯡ ꯑꯥꯗ ꯂꯤꯡꯈꯠꯄꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯋꯥꯈꯟꯁꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯅꯔꯒ ꯄꯨꯔ ꯆꯠꯍꯟꯈꯤꯕ ꯃꯥ ꯌꯥꯝ ꯈꯜꯂꯨꯕ ꯈꯣꯠꯂꯨꯕ ꯌꯥꯝ ꯂꯥꯡꯉꯨꯕꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯅꯠꯇꯦ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯅꯤꯅ ꯍꯦꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯨꯕ ꯇꯤꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯧꯅꯤꯅ ꯃꯥꯏ ꯅꯨꯄꯥꯅꯗꯤ ꯀꯩꯁꯨ ꯌꯥꯅꯤꯡꯗꯦꯅ ꯑꯗꯨꯏ ꯋꯥꯅꯤ ꯃꯥꯃꯛꯅ ꯍꯦꯛꯇ ꯌꯥꯝꯅ ꯊꯣꯏꯅ ꯐꯠꯂꯨꯗꯕ ꯈꯣꯠꯂꯨꯗꯕ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔ ꯆꯠꯈꯤ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯍꯧꯔꯝꯗꯥꯏꯗ ꯊꯤꯜꯂꯛꯑꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯅ ꯃꯥꯁꯨ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯏ ꯀꯩꯅꯣꯁꯦ ꯃꯁꯝ ꯃꯅꯥꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂ ꯃꯥꯁꯨ ꯅꯨꯄꯥꯗꯧ ꯂꯩꯖꯔꯒꯦꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯅ ꯃꯆꯥꯒꯤ ꯍꯤꯡꯖꯔꯒꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯦ ꯅꯍꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯛꯇꯅꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯠꯆꯗꯦ ꯂꯥꯡꯖꯗꯦ ꯍꯥꯏꯔꯁꯨ ꯃꯥ ꯅꯨꯄꯥ ꯀꯥꯏꯅꯩ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯑꯗꯨꯝ ꯏꯟꯅꯔꯛꯑꯅꯦꯕ ꯇꯛꯑꯅꯤ ꯈꯣꯠꯂꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯑꯗꯨ ꯇꯧꯕꯤꯒꯦꯅ ꯑꯗꯨꯗꯗꯤ ꯋꯥꯔꯛꯄ ꯃꯤꯀꯨꯞ ꯑꯃꯗꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯣ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯉꯛꯑꯅꯦꯕ ꯃꯇꯦꯡ ꯂꯧꯅꯤꯡꯉꯛꯑꯅꯦꯕ ꯑꯗꯩ ꯃꯥ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯛꯑꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯛꯁꯟꯅꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯐꯕꯀꯣ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯨꯛ ꯑꯣꯏꯔꯨꯔꯒꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯅꯗ꯭ꯔꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯁꯦ ꯂꯧꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯁꯤꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯂꯅ ꯑꯩꯅ ꯑꯃ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯍꯧꯗꯣꯛꯑꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯍꯜꯂꯒ ꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏ ꯁꯤꯌꯥꯔ ꯇꯧꯅꯕ ꯑꯃꯒꯤ ꯃꯆꯥ ꯂꯩ ꯅꯥꯔꯦ ꯍꯥꯏꯔꯦ ꯑꯃꯒꯤ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯑꯩ ꯅꯨꯄꯥ ꯂꯩꯇꯃꯤꯅꯅ ꯁꯣꯟꯊꯕꯁꯨ ꯁꯣꯟꯊꯅꯗꯕ ꯃꯣꯏ ꯃꯁꯦꯟ ꯆꯦꯟꯅꯍꯜꯂꯅꯦꯕ ꯃꯇꯦꯡ ꯑꯃꯅ ꯑꯃꯒꯤ ꯄꯥꯡꯅꯔꯅꯤ ꯃꯣꯏ ꯐꯝꯗꯅ ꯎꯅꯍꯟꯗꯅ ꯑꯗꯨꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯝꯃꯤ ꯍꯥꯏꯕ ꯑꯃ ꯉꯝꯃꯛꯑꯅꯦꯕ ꯃꯣꯏ ꯄꯨꯟꯁꯤꯟꯅꯔꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯗꯅ ꯇꯥꯟꯅꯐꯝ ꯂꯩꯔꯛꯇꯗꯅ ꯇꯥꯟꯅꯔꯨꯕ ꯋꯥꯔꯤ ꯁꯥꯔꯨꯕꯗꯅꯦꯕ ꯅꯨꯄꯥ ꯀꯣꯏꯕꯅ ꯁꯨꯝ ꯀꯣꯏꯅꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯈꯥꯏꯅꯔꯦ ꯑꯗꯨꯒ ꯃꯆꯥ ꯌꯣꯛꯑꯒ ꯃꯥꯁꯨ ꯂꯩꯕꯅꯤ ꯃꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯃꯥꯒꯤ ꯅꯥꯝ ꯍꯥꯡꯉꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯌꯥꯝꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯕꯨ ꯂꯧꯕꯤꯒꯦ ꯈꯣꯠꯄꯤꯒꯦꯅ ꯄꯥꯈꯪ ꯑꯃꯅ ꯀꯣꯏꯔꯒ ꯅꯛꯅꯅ ꯃꯣꯏꯁꯨ ꯂꯣꯏꯅꯔꯦ ꯆꯍꯤ ꯑꯅꯤꯃꯨꯛꯁꯦ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯈꯣꯠꯇꯅ ꯃꯔꯨꯞ ꯌꯥꯎꯃꯤꯟꯅꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯁꯟꯅꯗꯅ ꯂꯣꯏꯅ ꯄꯥꯡꯅꯔꯦ ꯀꯣꯏꯅꯔꯦ ꯑꯗꯨ ꯍꯧꯖꯤꯛ
ꯅꯛꯁꯟꯅꯕ ꯌꯥꯕꯁꯨ ꯅꯛꯁꯟꯅꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯈꯪꯅꯤꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯧꯗꯣ ꯃꯆꯥ ꯂꯩꯕ ꯃꯧꯗꯣ ꯃꯥ ꯂꯧꯕꯒꯤ ꯁ꯭ꯇꯦꯟꯗꯣ ꯉꯝꯗ꯭ꯔꯦ ꯈꯪꯅꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯣ ꯃꯧ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯀꯩꯅꯣ ꯍꯥꯏꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯀꯣꯏꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒ ꯈꯧꯅ ꯀꯞꯄꯦ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯀꯣꯜꯂꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯏꯆꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯉꯟꯅ ꯇꯥꯖꯔꯝꯃꯒꯗꯤ ꯑꯩ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗꯀꯣ ꯁꯤꯅ ꯊꯧꯅꯥ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯍꯤꯡꯉꯦ ꯏꯆꯥ ꯌꯣꯛꯑꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯍꯨꯟꯗꯣꯛꯑꯝꯕ ꯑꯣꯏꯅ ꯏꯁꯥꯁꯦ ꯂꯨꯈꯥꯛ ꯑꯣꯏꯅ ꯍꯤꯡꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯅꯨꯄꯥꯗꯣ ꯇꯤꯟꯅꯖꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯦꯡꯅ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯛꯁꯟꯅꯔꯨꯔꯒ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯀꯥꯟꯗ ꯃꯥꯡꯍꯧꯔꯀꯥꯟꯗ ꯆꯥꯛꯍꯧꯒꯗꯕꯗꯣ ꯑꯩꯗꯧꯅ ꯆꯥꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯍꯧꯗꯕ ꯇꯤꯟꯅꯍꯧꯗꯕ ꯏꯆꯥꯒꯤ ꯍꯤꯡꯍꯧꯕ ꯑꯅ ꯃꯥꯁꯨ ꯀꯞꯄꯒ ꯄꯦꯟꯗꯅ ꯂꯥꯛꯑꯝꯃꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯈꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯊꯦꯡꯅꯔꯤꯁꯦ ꯁꯤꯅꯦꯕ ꯃꯔꯣꯝꯗꯣꯝ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯖꯕꯁꯨ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯉꯝꯗ꯭ꯔꯤꯕ ꯃꯇꯥꯡ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯍꯥꯁꯦ ꯌꯥꯝ ꯂꯝꯕꯤ ꯑꯃ ꯐꯖꯅ ꯑꯩꯈꯣꯏꯅ ꯄꯨꯗ ꯌꯥꯔꯣꯏꯕ ꯑꯍꯟ ꯑꯣꯏꯈ꯭ꯔꯗꯤ ꯀꯔꯤꯝ ꯅꯠꯇ꯭ꯔꯦꯕ ꯃꯁꯥꯗꯁꯨ ꯏꯔꯥꯡ ꯐꯥꯎꯔꯛꯑꯔꯣꯏ ꯃꯁꯥꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯖꯔꯅꯤ ꯃꯤꯅꯁꯨ ꯃꯤꯠꯌꯦꯡ ꯆꯜꯂꯛꯑꯔꯣꯏ ꯑꯍꯜ ꯑꯣꯏꯔꯃꯤꯅ ꯅꯍꯥꯁꯤꯗꯤ ꯕꯦꯔꯥꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯃꯈꯛꯁꯨ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯋꯥꯔꯤ ꯂꯤꯈ꯭ꯔꯕꯅꯤ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯆꯣꯏꯔꯦ ꯃꯅꯥꯎꯄꯤꯗꯨꯁꯨ ꯈꯔ ꯁꯣꯜꯂꯒ ꯅꯥꯒꯠꯂꯦ ꯄꯦꯠ ꯑꯗꯨ ꯃꯥꯅ ꯈꯨꯟ ꯊꯪꯅꯕꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯥꯎꯄꯤ ꯅꯥꯔꯦ ꯍꯥꯏ ꯆꯥꯛ ꯊꯣꯡ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯃꯥꯅ ꯆꯥꯛ ꯄꯨꯔ ꯃꯃꯥꯒ ꯃꯅꯥꯎꯄꯤ ꯍꯨꯟꯗꯣꯛ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯁꯨ ꯈꯒ ꯂꯥꯞꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯃꯅ ꯄꯨꯔꯥ ꯏꯟꯊꯣꯛꯇꯅ ꯆꯪꯅꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯔꯦ ꯑꯗꯣ ꯃꯅꯦꯝ ꯃꯀꯨꯅꯐꯧ ꯃꯥꯕꯨ ꯋꯥꯍꯩ ꯃꯊꯛ ꯊꯥꯡꯒꯠꯂꯛꯑꯦ ꯉꯥꯡꯈꯠꯂꯛꯑꯦ ꯅꯄꯥꯡꯒꯤ ꯍꯣꯠꯅ ꯂꯩꯔꯦ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯁꯨ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯕꯀꯣ ꯑꯗ ꯃꯥꯁꯨ ꯋꯥꯔꯤꯁꯦ ꯃꯃꯥꯒ ꯀꯩꯅꯣꯒꯁꯦ ꯀꯗꯥꯏꯗ ꯊꯝꯗꯣꯏꯅꯣꯅ ꯋꯥꯈꯜꯁꯦ ꯉꯥꯎꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯩ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯔꯦꯗꯅꯀꯣ ꯃꯥꯅ ꯋꯥꯖꯕꯗꯣ ꯅꯨꯄꯥꯁꯨ ꯄꯣꯛꯍꯧꯗꯕꯅꯤꯅ ꯑꯗꯩ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥꯗꯨꯅ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯃꯅꯥꯎꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯥꯅꯗꯤ ꯁꯥꯒꯩ ꯑꯇꯣꯞꯄꯗ ꯄꯥꯜꯂꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯁꯨꯔ ꯆꯥꯖꯩ ꯑꯗꯨꯗ ꯃꯃꯥꯒ ꯃꯅꯥꯎꯄꯤꯒꯗꯣ ꯃꯥꯅ ꯄꯨꯔ ꯃꯣꯏꯗ ꯊꯝꯕꯁꯨ ꯉꯝꯗꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯄꯨꯔꯥ ꯃꯣꯏꯗ ꯂꯩꯕꯁꯨ ꯑꯃꯨꯛ ꯃꯥꯁꯨ ꯃꯄꯥꯝ ꯂꯩꯔꯦ ꯅꯨꯄꯤ ꯉꯥꯛꯇꯅ ꯃꯤꯅ ꯎꯁꯤꯜꯂꯣꯏꯗꯣꯏꯕ ꯑꯁꯣꯝꯗꯗꯤ ꯃꯅꯦꯝ ꯃꯀꯨ ꯃꯇꯩ ꯃꯌꯥꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯂꯧꯈꯥꯕꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯎꯁꯤꯠꯂꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯉꯥꯎꯕ ꯋꯥꯈꯜꯅ ꯑꯗ ꯋꯥꯈꯜꯅ ꯉꯥꯎꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯦꯌꯔ ꯇꯧꯅꯔꯛꯏꯅꯦꯕ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯏꯆꯦ ꯑꯩ ꯏꯃꯥꯒ ꯏꯅꯥꯎꯄꯤꯒꯁꯦ ꯏꯆꯦꯒꯤ ꯍꯣꯝꯗ ꯊꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯍꯥꯏꯅ ꯇꯧꯋꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯤꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅꯤ ꯍꯣꯝ ꯑꯃꯅ ꯅꯦꯅꯥ ꯇꯥꯅ ꯃꯤꯈꯩꯁꯦ ꯂꯩꯕ ꯅꯠꯇꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅꯤꯅꯍꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩꯕ ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯁꯦꯟꯅꯕ ꯈꯣꯠꯄ ꯑꯗꯩ ꯅꯣꯏ ꯏꯅꯥꯎꯄꯤꯗꯣ ꯅꯥꯕꯒꯤ ꯄꯨꯇꯛ ꯄꯨꯁꯤꯟ ꯑꯩꯈꯣꯏꯗ ꯅꯆꯦꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩꯕꯣꯅꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯍꯣꯝ ꯁꯔꯀꯥꯔꯒꯤ ꯑꯃ ꯁꯔꯀꯥꯔꯒꯤ ꯍꯥꯏꯁꯤꯗꯤ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯊꯥꯗꯔ ꯀꯥꯏꯊꯔꯒ ꯂꯥꯏꯌꯦꯡꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯕꯤꯔꯤꯃꯤꯗꯅ ꯑꯗꯨ ꯃꯣꯏꯅ ꯐꯖꯅꯁꯨ ꯂꯥꯏꯌꯦꯡꯕ ꯑꯗꯩꯗꯤ ꯅꯣꯏ ꯏꯅꯥꯎꯄꯤꯅ ꯅꯣꯏ ꯃꯥꯗꯣ ꯁꯦꯟꯅꯔ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯤꯔꯦ ꯃꯣꯏꯅꯁꯨ ꯊꯤꯜꯂꯛꯑꯣ ꯏꯆꯦꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯊꯤꯜꯂꯨꯔꯒꯦ ꯑꯗꯨꯗꯤꯅ ꯑꯁ ꯃꯥꯁꯦ ꯑꯩ ꯈꯣꯡ ꯁꯣꯛꯑꯒ ꯈꯨꯔꯝꯃꯒ ꯀꯞꯄꯤ ꯇꯨꯏ ꯍꯥꯏꯕꯗꯤ ꯑꯩ ꯑꯋꯥꯕ ꯀꯣꯛꯑꯦ ꯏꯆꯦ ꯄꯣꯠꯂꯨꯝ ꯊꯥꯡꯊꯔꯦ ꯑꯩꯅꯀꯣ ꯋꯥꯈ꯭ꯔꯖꯥꯠꯅꯦꯕꯁꯦ ꯍꯨꯟꯗꯣꯛꯎꯕꯁꯨ ꯌꯥꯗ ꯁꯨꯝꯕ ꯑꯗꯩ ꯑꯃꯨꯛ ꯏꯕꯦꯝ ꯑꯃꯈꯛꯁꯨ ꯊꯥ ꯁꯨꯔꯦ ꯃꯥꯁꯦ ꯑꯉꯥꯡ ꯎꯅꯒꯗꯕ ꯀꯨꯏꯗ꯭ꯔꯦꯕ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯁꯨ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯄꯣꯛꯑꯦꯅ ꯍꯦꯛꯇ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤꯗꯣ ꯍꯦꯛ ꯄꯣꯛꯄꯒ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯜꯂꯛꯇꯗꯅ ꯌꯨ ꯐꯨꯜ ꯉꯥꯎꯔꯒ ꯂꯥꯛꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯑꯗꯩ ꯃꯉꯣꯟꯗ ꯌꯦꯡꯗꯗꯅ ꯅꯨꯄꯤꯅꯤ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯤꯅꯤ ꯄꯥꯝꯗꯦꯅ ꯇꯧꯗꯅ ꯌꯥꯝ ꯊꯤꯅ ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯒ ꯆꯥꯔꯒ ꯑꯗꯩ ꯑꯗꯨꯝ ꯊꯛꯈ꯭ꯔꯒ ꯃꯥꯁꯦ ꯅꯨꯄꯤ ꯄꯣꯛꯑꯦꯅ ꯅꯨꯄꯥꯁꯦꯀꯣ ꯁꯨꯝꯕ ꯂꯩꯌꯦꯕ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯄꯗꯅꯦ ꯃꯄꯥꯁꯦ ꯉꯥꯎꯈꯤꯕ ꯂꯩ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯤ ꯄꯥꯝꯗꯦ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤ ꯃꯅꯤꯡ ꯀꯨꯝꯃꯤꯕꯒꯗꯨ ꯂꯨꯅ ꯇꯧꯕꯤꯗꯕ ꯑꯗꯩ ꯑꯉꯥꯡ ꯄꯣꯛꯏꯕꯗꯣ ꯍꯟꯅ ꯌꯦꯡꯗꯕ ꯁꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯗꯤ ꯑꯅꯤꯁꯨꯕ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯄꯣꯛꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯣꯏꯔꯛꯀꯗ꯭ꯔꯅ ꯃꯁꯥꯁꯦ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯉꯋꯥꯏꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯅꯦ ꯍꯥꯏꯔꯛꯑꯦꯌꯦ ꯑꯗꯨꯒꯤ ꯑꯁ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯍꯔꯥꯎꯗꯅ ꯇꯧꯔꯒ ꯅꯨꯄꯤ ꯑꯣꯏꯔꯛꯄꯗꯨꯗꯀꯣ ꯑꯗ ꯍꯟꯗꯛꯇꯤ ꯃꯥ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯦ ꯍꯪꯁꯨ ꯍꯪꯗ꯭ꯔꯦ ꯃꯥ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯏꯆꯦ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯛꯑꯗꯤ ꯑꯩ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯆꯒꯦꯀꯣ ꯅ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦꯕ ꯁꯤꯗ ꯂꯩꯖꯒꯦꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯁꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯂꯥꯛꯑꯣ ꯂꯩꯊꯣꯛꯎ ꯍꯥꯏꯌꯦꯕ ꯑꯩꯅꯀꯣ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯅꯦꯝ ꯀꯩ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒ ꯑꯗꯩ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯟꯗ ꯁꯥꯟꯇꯤ ꯑꯣꯏꯗꯕ ꯊꯥ ꯁꯨꯔꯛꯑꯗꯤ ꯋꯥꯈꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯃꯇꯝꯅꯦꯕ ꯄꯣꯊꯥꯔ ꯈꯣꯠꯂꯒ ꯑꯩꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝ ꯆꯥꯗꯅ ꯑꯗꯣ ꯑꯗꯨꯝꯕꯒꯤ
ꯋꯥꯕ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯔꯤꯝ ꯅꯠꯇ꯭ꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯕꯒꯤ ꯃꯤꯔꯣꯜꯂꯒ ꯆꯥꯅꯤꯡꯉꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯩꯈꯣꯏ ꯆꯥꯛ ꯐꯧ ꯌꯥꯝ ꯋꯥꯅ ꯆꯥꯕ ꯑꯗꯨꯝꯕ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯤꯔꯣꯟꯕ ꯂꯩꯔꯒꯗꯤ ꯅꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯅꯆꯦꯒꯤ ꯍꯣꯝꯁꯤꯗ ꯍꯧꯖꯤꯛ ꯆꯦꯡ ꯆꯥꯛ ꯃꯌꯥꯝꯅ ꯄꯤꯔꯛꯇ꯭ꯔ ꯀꯔꯤꯝ ꯋꯥꯠꯇꯦ ꯅꯈꯨꯠꯇ ꯍꯥꯝꯃꯒꯅꯦ ꯆꯥꯔ ꯂꯩꯔꯨ ꯂꯥꯎ ꯍꯣꯝꯗ ꯂꯩꯔꯤꯕ ꯅꯆꯦ ꯅꯅꯥꯎ ꯃꯌꯥꯝꯁꯤꯅ ꯁꯦꯕꯥ ꯇꯧꯍꯟꯒꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤꯅ ꯊꯥ ꯁꯨꯔꯛꯄ ꯃꯤꯔꯣꯟꯕ ꯍꯥꯏꯕ ꯃꯇꯝ ꯑꯋꯥꯕ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯁꯤꯗꯤ ꯄꯣꯊꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯅꯤꯡꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯛꯎ ꯏꯅꯥꯎꯆꯥ ꯇꯁꯦꯡꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯗ꯭ꯔꯁꯨ ꯋꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯆꯥꯅꯤꯡꯕ ꯆꯥ ꯐꯪꯗꯕ ꯆꯥꯛꯐꯧ ꯆꯥꯕꯗ ꯋꯥꯁꯜꯂꯛꯑꯕ ꯄꯩꯁꯥ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯀꯩꯅꯣꯗ ꯂꯩꯔꯕꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯎ ꯅꯆꯦꯒꯤ ꯍꯣꯝꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯅꯃꯤꯠ ꯅꯃꯥꯏ ꯐꯖꯅ ꯄꯥꯡꯉꯒ ꯐꯖꯅ ꯍꯟꯒꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯔꯕ ꯅꯩꯔꯕ ꯊꯥ ꯁꯨꯔꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗ ꯂꯥꯛꯎ ꯆꯦꯜꯂꯧ ꯍꯦꯛꯇ ꯅꯆꯦ ꯂꯩꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯄꯥꯝꯖꯕꯗꯣ ꯃꯥꯁꯨ ꯏꯆꯦꯗꯒꯤ ꯕꯣꯔ ꯅꯤꯖꯒꯦ ꯏꯆꯦꯅ ꯕꯣꯔ ꯄꯤꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯣꯏ ꯃꯥꯜꯂꯦꯅ ꯑꯩ ꯀꯣꯛꯁꯣꯛ ꯃꯥꯁꯦ ꯈꯨꯏꯔꯝꯃꯦꯕꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯒꯦꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯄꯣꯛꯑꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯇꯧꯒꯗꯧꯗꯣ ꯃꯃꯤꯠꯇ ꯎꯕꯗꯩ ꯇꯦꯟꯁꯟ ꯂꯩꯔꯦꯕ ꯍꯧꯖꯤꯛꯀꯨꯝꯕ ꯁꯤꯅꯦꯕ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯃꯆꯥꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯃꯤꯔꯣꯜꯂ ꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯅꯨꯄꯥꯗ ꯇꯥꯏꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂ ꯄꯣꯛꯄꯅꯤꯅ ꯅꯨꯄꯥ ꯄꯣꯛ ꯉꯝꯗꯦꯅ ꯅꯨꯄꯤꯗ ꯇꯥꯏꯅꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯥꯏ ꯍꯪꯇꯛꯇꯒꯤ ꯂꯩꯔꯛꯑꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯀꯣꯛꯇ꯭ꯔꯤ ꯑꯗꯩꯗꯤ ꯅꯨꯄꯥ ꯀꯩꯅꯣꯁꯦ ꯑꯦꯛꯁ ꯋꯥꯏ ꯑꯗꯨ ꯑꯗꯥꯅ ꯅꯨꯄꯥꯗꯒꯤ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯨꯄꯥꯅ ꯄꯤꯔꯛꯄꯅꯤ ꯅꯨꯄꯥꯅ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯣꯏꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯀꯩꯅꯣꯁꯤꯅ ꯂꯣꯏꯅꯃꯛ ꯊꯥ ꯂꯦꯞꯄꯤꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ミꯔꯣꯜꯂꯨꯔꯤꯕ ꯃꯆꯥ ꯄꯣꯛꯏꯕ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯇꯥꯏꯅꯩꯌꯦꯕ ꯅꯨꯄꯥ ꯄꯣꯛ ꯉꯝꯗꯦꯅ ꯁꯥꯏꯟꯁꯀꯤ ꯖꯨꯛꯅꯤ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯑꯗꯨ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯃꯥ ꯑꯃꯈꯛꯁꯨ ꯂꯥꯛꯑꯦ ꯃꯥꯁꯦ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯥꯅ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯕꯦꯒ ꯑꯆꯧꯕꯗꯣ ꯄꯨꯔꯒ ꯂꯨꯝꯅ ꯃꯥꯁꯦ ꯂꯥꯛꯑꯦꯀꯣ ꯑꯍꯟꯁꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯒꯠ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯕꯥꯕꯥ ꯅꯣꯛꯀꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯇꯥꯎ ꯇꯥꯎꯕ ꯑꯍꯟ ꯅꯠꯇꯦ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯉꯥꯡꯗꯦ ꯈꯤꯇꯪ ꯉꯥꯡꯊꯣꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯤ ꯃꯥꯅ ꯂꯦꯞꯈꯤꯕꯁꯦ ꯌꯥꯝ ꯐꯖꯅ ꯂꯦꯞꯄ ꯑꯍꯜ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣই ꯃꯥꯁꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯖꯥꯠꯅꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯁꯨꯅꯦ ꯍꯤꯡꯅꯕ ꯏꯄꯥꯅ ꯂꯥꯡꯕꯩ ꯆꯠꯈꯤꯕ ꯃꯃꯥꯁꯤꯅ ꯀꯩꯅꯣ ꯂꯧ ꯀꯨꯝꯕ ꯈꯣꯠꯄ ꯃꯇꯝꯗ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯩ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯒ ꯃꯄꯥꯝꯂꯣꯝꯒꯤꯅ ꯊꯕꯛ ꯁꯨꯐꯝ ꯂꯩꯌꯦꯅ ꯍꯦꯛ ꯂꯧ ꯀꯨꯝ ꯆꯠꯈꯤꯕ ꯃꯣꯏ ꯁꯣꯝꯒꯤ ꯂꯩꯇ꯭ꯔꯁꯨ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯑꯍꯜ ꯃꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯏ 5 ꯄꯣꯛꯄꯖꯥꯠꯅꯤ ꯃꯅꯥꯎꯄꯤꯒ ꯃꯧꯄ꯭ꯋꯥ 3ꯒ ꯃꯥꯁꯤꯅ ꯑꯍꯟꯅꯤꯅꯅꯦ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯔꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯤꯉꯥꯏ ꯇꯝꯗ꯭ꯔꯦ ꯃꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯈꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤꯅꯦ ꯃꯃꯥꯁꯨ ꯂꯧ ꯀꯨꯝꯃꯒ ꯁꯣꯝꯗ ꯂꯩꯈꯤꯕ ꯑꯗꯩ ꯁꯣꯝꯗ ꯃꯄꯥꯁꯨ ꯂꯥꯡꯕꯩ ꯆꯠꯈꯤꯕ ꯅꯣꯡꯁꯨ ꯆꯨꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯅꯣꯡ ꯆꯨꯅꯕꯗꯣ ꯑꯗ ꯃꯥꯁꯤꯅ ꯃꯅꯥꯎ ꯃꯌꯥꯝꯁꯤꯒ ꯃꯣꯏꯁꯦ ꯐꯧ ꯈꯨꯟ ꯆꯠꯂꯦ ꯆꯔꯣꯡꯁꯦ ꯂꯧꯕꯨꯛꯁꯤꯗꯀꯣ ꯆꯣꯠꯁꯨ ꯆꯣꯠꯅ ꯑꯗꯨꯝ ꯑꯗꯨꯒ ꯈꯨꯟ ꯍꯣꯔꯦꯟꯒꯤ ꯆꯦꯡꯗꯣ ꯂꯩꯔꯛꯇ꯭ꯔꯕꯅꯤ나 ꯈꯨꯜꯂꯒ ꯑꯗꯩꯗꯤ ꯃꯥꯅ ꯐꯧꯗꯣ ꯆꯣꯠꯄꯅꯤꯅ ꯁꯨꯕꯁꯨ ꯌꯥꯗ꯭ꯔꯦꯗꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯍꯜꯂ ꯑꯃꯨꯛ ꯁꯤꯠꯂꯦꯌꯦꯀꯣ ꯐꯧꯁꯦ ꯑꯗꯨꯒ ꯑꯃꯨꯛꯅꯦ ꯈꯥꯡꯁꯤꯗ ꯒ꯭ꯔꯣ ꯑꯃꯨꯛ ꯉꯧꯔꯦꯌꯦ ꯐꯧꯁꯦ ꯉꯧꯔꯒ ꯈꯔ ꯑꯃꯅ ꯀꯕꯣꯛ ꯄꯣꯛꯑꯒꯅꯦ ꯆꯥꯛ ꯂꯥꯝꯕꯗꯨꯒꯤ ꯀꯕꯣꯛ ꯆꯥꯍꯜꯂꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯉꯧꯔ ꯀꯪꯍꯜꯂꯦꯗꯅ ꯑꯗꯨꯀꯥꯟꯗ ꯀꯕꯣꯛ ꯑꯣꯜꯂꯛꯇ꯭ꯔꯤꯉꯩꯗꯣ ꯑꯗꯨꯗ ꯇꯣꯛ ꯑꯃꯨꯛ ꯁꯨꯔꯦꯗꯅ ꯁꯨꯝꯕꯟꯁꯤꯗ ꯑꯗꯨ ꯁꯨꯔꯒ ꯑꯃꯨꯛ ꯈꯞꯇꯣꯛꯑꯒ ꯆꯦꯡ ꯑꯣꯜꯍꯜꯂꯒ ꯆꯥꯛꯁꯦ ꯃꯥꯏ ꯊꯣꯡꯉ ꯆꯥꯕ ꯑꯗꯨꯃꯥꯏ ꯃꯅꯥꯎꯁꯤꯡꯁꯦ ꯌꯣꯛꯂꯛꯑꯦ ꯍꯥꯏꯕ ꯌꯥꯝ ꯋꯥꯅ ꯑꯗꯨꯒ ꯆꯍꯤ 2 ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯔ ꯃꯌꯨꯝꯁꯦ ꯄꯥꯜꯂꯛꯑꯦꯗꯅ ꯑꯍꯥꯟꯕꯗ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯨꯅ ꯇꯧꯔꯝꯕ ꯑꯗꯣ ꯅꯨꯄꯥꯒꯤ ꯏꯃꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯈꯩ ꯂꯩꯔꯒ ꯃꯅꯦꯝꯕꯣꯛꯀ ꯃꯣꯏꯈꯩꯅ ꯑꯗꯨꯝ ꯈꯨꯠꯂꯤꯡꯅ ꯄꯥꯟꯖꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯅꯒ ꯂꯥꯛꯄꯅꯦ ꯅꯨꯄꯥꯁꯤꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯂꯧꯁꯤꯡ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯁꯨꯝ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯆꯥꯕꯗꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯋꯥꯕ ꯑꯗꯨꯅꯁꯨ ꯈꯔ ꯍꯦꯛ ꯎꯁꯤꯠꯄꯤꯔꯛꯇꯕ ꯑꯗꯩ ꯑꯃꯨꯛ ꯆꯥꯛꯀꯁꯦ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤꯗꯅ ꯑꯗꯨ ꯆꯥꯕ ꯆꯥꯛꯁꯦ ꯃꯥꯒꯤ ꯈꯔ ꯌꯥꯝ ꯊꯤꯕꯁꯤꯗꯀꯣ ꯃꯣꯏ ꯅꯤꯡꯉꯣꯜꯈꯩꯅꯒꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯐꯖꯩ ꯑꯩ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯐꯖꯕ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯁꯦ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯆꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯃꯨꯛ ꯋꯥꯡꯉꯦꯍꯦ ꯃꯥꯏ ꯆꯥꯛꯁꯤ ꯌꯥꯝꯈ꯭ꯔꯦꯍꯦꯒ ꯍꯥꯏꯕꯗꯤ ꯍꯥꯏꯅꯗ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯃꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯔꯤꯄꯣꯔꯠ ꯂꯧꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯅꯣꯛꯑꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯑꯇꯩ ꯏꯅꯥꯎꯁꯤꯡ ꯍꯣꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯥꯃꯤꯟꯅꯩꯕ ꯃꯣꯏꯁꯨ ꯅꯣꯛꯑꯦꯀꯣ ꯃꯥꯏ ꯍꯥꯏ ꯆꯥꯛꯁꯦ ꯃꯥꯅ ꯈꯔ ꯌꯥꯝ ꯋꯥꯡꯅ ꯊꯤꯕꯗꯨꯗ ꯅꯤꯡꯉꯣꯜ ꯑꯃꯅ ꯍꯥꯏ ꯑꯁ ꯃꯥꯏ ꯆꯥꯛꯁꯤꯗꯤ ꯏꯃꯥꯏ ꯋꯥꯡꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯣꯡꯃꯩꯒ ꯀꯥꯞꯄꯛꯑꯁꯨ ꯄꯥꯜꯂꯔꯣꯏ
ꯆꯥꯛꯇ ꯄꯟꯗꯣꯏꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯕꯨ ꯀꯅꯥ ꯇꯥꯔꯒꯦꯕ ꯑꯩ ꯇꯥꯖꯗ꯭ꯔꯤꯕ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯄꯥꯜꯂ ꯆꯥꯛꯒꯁꯤꯅ ꯉꯥꯛꯇꯣꯛꯀꯗꯅꯤ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯃꯥꯅꯗꯤ ꯊꯃꯣꯏ ꯆꯥꯎꯅ ꯂꯤꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯋꯥꯍꯩꯗꯨ ꯑꯝꯇ ꯇꯥꯖꯗ꯭ꯔꯤꯕꯅꯤꯅ ꯅꯣꯛꯅꯤꯡꯉꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯥ ꯁꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯦ ꯗꯥꯛꯇꯔꯁꯦ ꯄꯨꯈꯠꯂ ꯑꯉꯥꯡꯗꯤ ꯁꯨꯡꯄꯣꯛ ꯄꯣꯛꯇ꯭ꯔꯕ ꯌꯦꯛꯑꯒ ꯑꯃꯨꯛ ꯐꯩ ꯑꯃꯨꯛ ꯌꯦꯛꯏ ꯅꯨꯃꯤꯠ 9 ꯍꯦꯛ ꯗꯥꯛꯇꯔꯁꯦ ꯂꯩꯔꯕ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯌꯨꯝꯒꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯅꯤꯅꯅꯦ ꯃꯧꯗꯨꯃ ꯂꯩꯔꯛꯇꯕꯗꯗꯤ ꯊꯕꯛ ꯇꯧꯕꯤꯅꯤꯡꯉꯥꯏ ꯃꯤꯗꯣ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯗꯥꯛꯇꯔꯁꯤꯗ ꯍꯦꯛꯇ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯑꯉꯥꯡ ꯄꯣꯛꯄꯅꯦ ꯆꯠꯈ꯭ꯔ ꯅꯣꯏ ꯐꯥꯖꯤꯜꯂ ꯊꯝꯃꯤ ꯀꯩꯒꯤꯅꯣꯅ ꯅꯤꯡꯉꯣꯜꯂꯅꯤꯗꯨꯒ ꯗꯥꯛꯇꯔꯒ ꯈꯟꯅꯩꯌꯦꯀꯣ ꯑꯗꯩꯗꯤ ꯗꯥꯛꯇꯔꯒ ꯏꯁ ꯅꯣꯏ ꯑꯁꯤ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯃꯧ ꯑꯣꯏꯔꯤꯁꯦ ꯐꯅ ꯑꯩꯅ ꯂꯩꯌꯦꯅ ꯇꯧꯋꯦ ꯑꯗꯩ ꯗꯥꯛꯇꯔꯒꯩꯗꯨꯅꯒ ꯐ꯭ꯔꯤꯗꯒ ꯂꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤꯒꯁꯦ ꯃꯥꯁꯦ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯑꯦꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯗ ꯃꯤꯈꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯔꯗꯤ ꯑꯉꯥꯡ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯝꯇ ꯍꯥꯏꯌꯨ ꯅꯪ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯗꯨꯀꯥꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯖꯥꯠꯅꯦ ꯄꯣꯡ ꯍꯋꯥꯏꯁꯦ ꯁꯤꯁꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯑꯒ ꯊꯣꯡꯕꯒ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨꯒ ꯑꯗꯩ ꯉꯥ ꯑꯇꯦꯛꯄ ꯊꯣꯡꯕ ꯑꯃꯒ ꯍꯥꯏꯕꯗꯤ ꯒꯇꯂꯥꯒꯨꯝꯕ ꯑꯗꯨꯝꯕ ꯊꯣꯡꯕ ꯑꯃꯒ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯅ ꯄꯨꯔꯥ ꯆꯠꯂꯨꯔꯒ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯃꯄꯥꯝꯂꯣꯝꯗꯩ ꯊꯣꯡꯉ ꯄꯨꯔꯛꯑꯒ ꯑꯁ ꯃꯥ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯍꯥꯏ ꯒꯇꯂꯥ ꯊꯣꯡꯕꯁꯤꯒ ꯊꯥꯡꯖꯤꯡ ꯑꯃ ꯁꯤꯡꯖꯨ ꯁꯨꯔꯒ ꯄꯣꯡ ꯍꯋꯥꯏꯁꯦ ꯀꯥꯡꯁꯣꯏꯁꯤꯒ ꯑꯗꯨꯒꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯄꯣꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯄꯨꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯃꯅꯤꯡ ꯀꯨꯝꯕꯩ ꯁꯦꯕꯥ ꯂꯩꯕꯀꯣ ꯁꯤꯗ ꯑꯌꯨꯛ ꯂꯥꯛꯑꯒ ꯅꯨꯡꯊꯤꯜ ꯍꯟꯕ ꯁꯤꯁꯤꯗꯅ ꯄꯨꯡ 12 ꯍꯜꯂꯦ ꯑꯗꯨ ꯀꯅꯥꯝꯇ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯇꯅꯅꯦ ꯏꯅꯦ ꯆꯥꯛꯆꯥꯒꯣ ꯃꯧ ꯃꯃꯥ ꯆꯥꯛꯆꯥꯒꯣꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗ ꯉꯝꯃꯦ ꯃꯥꯏ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠ ꯂꯩꯅꯩꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯣꯡꯃꯗꯤ ꯆꯥꯛ ꯆꯥꯒꯦꯅ ꯃꯥꯅ ꯇꯧꯕꯁꯤꯗꯀꯣ ꯌꯨꯝꯁꯦꯡꯕ ꯃꯇꯨꯡꯅꯦ ꯍꯥꯏꯌꯦ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯂꯩꯕꯗ ꯃꯅꯦꯝꯄꯣꯛꯁꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯁꯤꯅ ꯆꯥꯛ ꯆꯥꯔꯣ ꯅꯪꯉꯅ ꯄꯤꯁꯜꯂꯛꯄꯀꯣ ꯑꯗ ꯃꯥꯅ ꯆꯥꯛ ꯆꯥꯒꯦꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯐꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯃꯤꯔꯣꯟꯕꯤ ꯁꯨꯃꯥꯏꯅ ꯇꯤꯡꯊꯣꯛꯑ ꯆꯥꯛ ꯆꯥꯅꯗ꯭ꯔꯥ ꯁꯤꯗ ꯊꯥꯡꯒꯠꯂꯒ ꯆꯥꯒꯦꯅ ꯍꯦꯛ ꯇꯧꯕꯁꯤꯗ ꯍꯨꯛꯀꯦꯅ ꯍꯦꯛ ꯇꯧꯕꯗ ꯃꯅꯦꯝꯄꯣꯛꯇꯨꯅ ꯏꯁ ꯃꯖꯥ ꯇꯧꯗꯅ ꯉꯥꯒ ꯁꯣꯠꯇꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯄꯨꯗꯅ ꯗꯥꯛꯇꯔꯗ ꯂꯩꯔꯤꯃꯦꯅ ꯂꯩꯔꯒ ꯅꯨꯄꯤ ꯃꯄꯥꯝꯒ ꯃꯖꯥ ꯇꯧꯗꯅ ꯉꯥꯒ ꯁꯣꯠ ꯆꯥꯗꯅ ꯃꯤꯅ ꯄꯩꯁꯥ ꯊꯧꯔꯛꯏ ꯄꯤꯊꯣꯛꯆꯣ ꯍꯥꯏꯔꯛꯄ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯄꯣꯛ ꯅꯨꯃꯤꯠꯇ ꯆꯥꯈꯤꯕ ꯉꯥꯗꯨꯅꯦꯕꯀꯣ ꯅꯨꯃꯤꯠꯇꯨ ꯈꯛ ꯆꯥꯖꯕꯗꯣ ꯑꯗꯩ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯥꯗ꯭ꯔꯦ ꯃꯈꯨꯠꯇꯣ ꯆꯥꯛꯇꯣ ꯍꯥꯝꯖꯤꯜꯂ ꯃꯥꯁꯦ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯆꯥꯗꯅ ꯀꯞꯄ ꯇꯨꯝꯃꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯀꯌꯥꯁꯦ ꯈꯥꯡꯉꯛꯄ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯌꯥꯝ ꯈꯝꯕꯟ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤꯅꯦ ꯃꯄꯥꯝꯒꯤ ꯗꯦꯕ ꯀꯔꯝ ꯑꯃ ꯆꯠꯂꯨꯔꯁꯨꯅꯦ ꯉꯥꯡꯕ ꯅꯨꯄꯥ ꯎꯅ ꯆꯠꯂꯤꯃꯤ ꯑꯗꯨꯅꯤ ꯑꯗꯩ ꯗꯨꯀꯥꯟꯐꯧꯗꯪ ꯕꯦꯔꯤ ꯑꯃ ꯂꯩ ꯆꯠꯂꯁꯨꯅꯦ ꯉꯥꯡꯕ ꯑꯗꯩ ꯃꯤ ꯑꯃꯅ ꯏꯃꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯧꯔꯛꯑꯦꯗꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯅꯪꯒ ꯀꯣꯏꯅꯕ꯭ꯔꯥ ꯍꯦꯛ ꯍꯥꯏꯕ ꯁꯨꯝꯕꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯆꯍꯤ 60 ꯁꯨꯔꯕꯗꯣ ꯑꯗꯨꯐꯥꯎ ꯍꯦꯛ ꯂꯦꯞꯇꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯔꯤꯈꯩ ꯗꯦꯕ ꯀꯔꯃꯒꯁꯦ ꯃꯃꯧꯒ ꯀꯩ ꯃꯁꯨ ꯂꯣꯏ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯥ ꯂꯣꯏꯅ ꯊꯥꯏꯌꯦꯕ ꯀꯩꯅꯣ ꯑꯣꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯧꯁꯤꯡ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯃꯥꯁꯦ ꯆꯠꯄ ꯌꯥꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯃꯤꯠꯇꯨꯗꯤ ꯍꯦꯛ ꯅꯤꯁꯥꯕꯟꯒꯤ ꯃꯔꯨꯞ ꯇꯥꯏꯅ ꯍꯦꯛ ꯊꯣꯛꯎꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯍꯟꯖꯜꯂꯛꯄꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯉꯥꯡꯉꯕ ꯁꯤꯗꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯣꯏ ꯁꯝꯃꯕꯅꯤ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯂꯤꯄꯣꯟꯇ꯭ꯔꯦꯕ ꯑꯗꯨꯝꯕꯒꯤ ꯃꯔꯝ ꯆꯥꯗ ꯉꯥꯡꯕꯁꯦ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯉꯥꯡꯅ ꯆꯠꯂꯨꯔꯤꯃꯤ ꯅꯨꯄꯥ ꯎꯅ ꯆꯠꯂꯨꯔꯤꯕꯅꯤ ꯁꯨꯝꯕ ꯍꯦꯛ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯁꯤꯁꯦ ꯀꯨꯏꯔꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯦ ꯑꯗ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯅꯤꯁꯥꯕꯟꯒꯤ ꯃꯔꯨꯞꯇꯣ ꯂꯥꯎꯔꯒ ꯅꯤꯁꯥꯕꯟ ꯊꯣꯛ ꯍꯟꯖꯜꯂꯛꯄꯁꯤꯗꯤ ꯑꯗꯨꯝ ꯄꯨꯡ 10 ꯀꯩꯃꯨꯛꯇ ꯂꯣꯏ ꯍꯟꯖꯟꯅꯗ꯭ꯔꯥ 10:30 ꯀꯣ ꯑꯗꯨ ꯍꯟꯖꯜꯂꯛꯄꯁꯤꯗ ꯅꯨꯄꯥ ꯉꯥꯡꯅ ꯆꯧꯕ ꯑꯣꯛꯇꯕꯤ ꯑꯗꯨ ꯍꯦꯛꯇ ꯉꯥꯡꯉ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯇꯅ ꯇꯧꯔꯕ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯇꯨꯝꯒꯦꯅ ꯃꯥꯅ ꯈꯣꯡꯄꯥꯡ ꯀꯥꯎꯊꯔꯃꯤꯅ ꯃꯥꯏ ꯃꯅꯥꯛ ꯇꯨꯝꯃꯛꯀꯅꯨ ꯇꯨꯀꯠꯆꯩ ꯑꯣꯛꯇꯕꯤ ꯑꯍꯤꯡꯗ ꯍꯜꯂꯛꯄꯤꯅ ꯁꯨꯝ ꯉꯥꯡꯉꯕꯅꯤꯅ ꯃꯥꯁꯦ ꯀꯥ ꯑꯝꯗ ꯍꯦꯛ ꯊꯣꯡꯗꯣ ꯉꯥꯁꯜꯂ ꯇꯨꯝꯖꯕꯖꯥꯠꯅꯤ ꯑꯗꯨꯗ ꯍꯦꯛ ꯊꯣꯡꯗꯣ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯑꯒ ꯑꯣꯛꯇꯕꯤꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯇꯨꯝꯒꯗꯕꯅꯤ ꯊꯣꯡ ꯂꯣꯜꯂ ꯇꯨꯝꯒꯗꯕ ꯅꯠꯇꯦꯅ ꯍꯦꯛ ꯉꯥꯡꯉꯛꯑꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯤꯇꯪꯈꯛ ꯍꯥꯏꯔꯕꯅꯦꯕ ꯑꯗꯩꯗꯤ ꯍꯩ ꯉꯝꯗꯗꯅ ꯍꯥꯏꯔꯛꯑꯕꯅꯤ ꯃꯥꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯃꯥꯁꯦ ꯑꯩ ꯁꯤꯖꯈ꯭ꯔꯒꯦꯗꯅ ꯃꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯥꯄꯤ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯂꯩꯕ ꯇꯤꯜ ꯍꯤꯗꯥꯛꯁꯦ ꯊꯛꯑꯒꯦ ꯈꯟꯕꯖꯥꯠꯅꯤ ꯑꯗꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯊꯪ ꯅꯤꯡꯁꯤꯡꯉꯛꯑꯒ ꯑꯩ ꯍꯤꯡꯉꯗꯤ ꯏꯆꯥꯈꯩꯁꯦ ꯅꯣꯡꯃꯗꯤ ꯎꯅꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯤꯕꯗꯤ ꯁꯤꯔꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯁꯤ ꯍꯣꯝꯁꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯤ ꯇꯥꯕꯗꯒꯤꯀꯣ ꯃꯥ ꯍꯤꯡꯒꯣꯜ ꯁꯨꯅꯒ ꯑꯗꯨꯝ ꯇꯥꯏꯌꯦ ꯍꯤꯡꯒꯣꯜꯁꯦ ꯆꯥꯎꯔꯒ ꯃꯥꯁꯦ ꯄꯨꯔꯥ ꯃꯁꯛꯀꯁꯦ ꯄꯨꯡꯃꯨ ꯃꯨꯔꯒꯅꯦ ꯄꯨꯡꯀꯥ ꯀꯥꯊꯦꯛꯑꯦ ꯃꯈꯨꯠ ꯃꯁꯥꯒꯁꯦ ꯂꯣꯏꯅ ꯉꯁꯥꯏ ꯍꯤꯡꯒꯣꯜꯗ ꯁꯨ ꯂꯩꯔꯕꯅꯦꯕ ꯀꯦꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯀꯦꯗ꯭ꯔꯤꯉꯩ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯂꯤꯉꯩ
ꯍꯤꯡꯒꯣꯜ ꯁꯨꯔꯤꯉꯩ ꯅꯨꯄꯥꯁꯤ ꯏꯁꯧ ꯂꯥꯡꯗ꯭ꯔꯦ ꯑꯗꯩ ꯗꯦꯕ ꯀꯔꯝ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯐꯅꯦꯛ ꯑꯃ ꯅꯥꯟꯗ ꯌꯥꯗꯦ ꯈꯤꯇꯪ ꯀꯦꯗ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒꯅ ꯍꯦꯛꯇ ꯕꯗꯅꯥꯝ ꯄꯤꯕ ꯏꯁꯧ ꯂꯥꯡꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯕꯅꯦꯕ ꯀꯦꯇꯗ ꯑꯗꯨꯅ ꯀꯣꯕꯤꯒꯁꯦ ꯍꯦꯛꯇ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯁꯦ ꯍꯦꯛꯇ 2,000-3,000 ꯊꯥꯔꯝꯃꯦꯌꯦ ꯐꯨꯟ ꯀꯥꯈꯠꯍꯧꯔꯦꯌꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔ ꯂꯩꯖꯔꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯁ ꯀꯦꯗꯅ ꯃꯁꯝꯒꯥꯡ ꯁꯪꯗꯅ ꯃꯈꯨꯠ ꯃꯁꯥ ꯀꯛꯊꯠꯇꯅ ꯀꯩꯅꯣ ꯈꯥꯛꯇꯅ ꯌꯦꯠꯂꯣꯏ ꯁꯪꯗꯅ ꯀꯦꯗꯅ ꯄꯤꯁꯨꯝ ꯄꯨꯅꯥ ꯌꯦꯛꯇꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯉꯥꯡꯉꯣꯕꯀꯣ ꯑꯗꯨꯁꯨ ꯅꯠꯇꯕ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯀꯥꯇ꯭ꯔꯣꯛ ꯇꯧꯅ ꯂꯩꯖꯔꯕ ꯑꯍꯟꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯁꯦ ꯁꯤꯔꯕꯅꯤꯅ ꯍꯣꯝꯗꯨꯗ ꯁꯣꯔꯥꯔꯦꯟꯗ ꯁꯔꯒꯒꯨꯝꯕ ꯍꯣꯝꯅꯤ ꯃꯐꯝꯗꯣ ꯑꯗꯨꯅ ꯁꯣꯔꯥꯔꯦꯟꯗ ꯂꯩꯕꯗꯧꯅ ꯂꯩꯖꯍꯧꯔꯒꯦꯅ ꯃꯥꯁꯦ ꯄꯣꯠꯌꯣꯝꯁꯦ ꯍꯥꯞꯄ ꯄꯨꯔ ꯂꯥꯛꯄꯅꯦꯕ ꯁꯨꯛ ꯊꯤꯅ ꯅꯪꯅ ꯑꯩꯕꯨ ꯉꯥꯡꯕꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯕꯕꯨ ꯑꯍꯜ ꯑꯣꯏꯔꯕꯁꯤꯐꯧ ꯃꯤꯒꯤ ꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤꯃꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯕꯕꯥꯁꯤꯕꯨ ꯑꯟꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯋꯥꯏ ꯅꯨꯄꯥ ꯀꯣꯏꯔꯝꯖꯥꯠꯂꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯉꯤꯁꯤꯕꯨ ꯀꯥꯏꯅ ꯃꯧꯒꯩꯅ ꯈꯜꯂꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯏꯀꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯂꯥꯛꯑꯦ ꯀꯞꯄꯦ ꯂꯤꯔꯦ ꯋꯥꯔꯤꯁꯤ ꯑꯗꯨꯒ ꯃꯣꯏꯁꯤ ꯄꯥꯎ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯥꯡꯗ ꯄꯥꯎ ꯄꯤꯔꯦꯀꯣ ꯑꯁ ꯃꯄꯥꯝꯒꯤ ꯃꯧꯄ꯭ꯋꯥ ꯑꯍꯨꯝꯁꯦ ꯆꯦꯜꯂꯛꯏ ꯀꯅꯥꯝꯗꯤ ꯑꯍꯜ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯅꯗꯕ ꯃꯥꯒꯤ ꯀꯩꯁꯨ ꯉꯝꯅꯗꯕ ꯂꯩꯇ꯭ꯔꯥ ꯆꯦꯜꯂꯛꯏ ꯏꯆꯦ ꯅꯪ ꯀꯅꯥ ꯂꯩꯇꯕꯗꯣ ꯍꯣꯝꯁꯤꯗ ꯂꯩ ꯌꯥꯕ꯭ꯔꯥ ꯏꯆꯦ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯧꯏ ꯃꯧꯄ꯭ꯋꯥꯈꯩꯁꯦ ꯄꯥꯝꯕꯣꯝ ꯇꯤꯡꯉꯤ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅꯗꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯉꯝꯕ ꯅꯠꯇꯦ ꯃꯧꯄ꯭ꯋꯥꯗꯣ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯂꯥꯛꯑꯣꯏꯕ ꯑꯗꯩ ꯑꯃ ꯂꯥꯛꯑꯁꯨ ꯑꯃ ꯂꯥꯛꯑꯣꯏ ꯄꯨꯂꯞꯀ ꯂꯥꯛꯏ ꯃꯤ ꯑꯍꯜ ꯑꯣꯏꯔꯕꯗꯣ ꯌꯦꯡꯉꯣ ꯑꯗꯩ ꯏꯆꯦ ꯅꯪ ꯑꯅ ꯇꯧꯋꯦ ꯑꯗꯩ ꯑꯩ ꯂꯩꯍꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯍꯥꯏ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯔꯛꯄꯅ ꯃꯧꯄ꯭ꯋꯥꯈꯩꯗꯨꯅ ꯍꯥꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯣꯏ ꯏꯆꯦ ꯅꯪꯅ ꯍꯦꯛ ꯍꯣꯝꯁꯨ ꯂꯩꯍꯧꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯇꯧꯅꯩ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯑꯃꯨꯛ ꯑꯍꯜꯗꯨꯅꯦ ꯃꯆꯥꯅꯨꯄꯥꯈꯩꯅꯦ ꯃꯆꯥꯅꯨꯄꯤ ꯃꯃꯧ ꯂꯣꯏ ꯂꯥꯛꯏ ꯑꯍꯟꯗꯨ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏ ꯑꯩꯅ ꯐꯖꯅ ꯍꯥꯏ ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯒꯕꯨ ꯁꯨꯝꯕ ꯋꯥꯉꯥꯡ ꯈꯣꯟꯗꯥꯁꯤꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯈꯣꯟꯗꯥꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯝꯇ ꯏꯃꯥ ꯍꯣꯏꯗ ꯂꯩꯕꯤꯔꯨꯆꯣ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯍꯟꯒꯦ ꯈꯥꯡ ꯉꯝꯒꯗ꯭ꯔꯥ ꯉꯥꯡꯅꯤꯡꯉꯦ ꯁꯛꯅꯤꯡꯉꯦꯅ ꯅꯨꯄꯤꯅ ꯉꯝꯃꯦꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝ ꯆꯥꯗꯕꯗ ꯐꯤ ꯁꯦꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯆꯨꯝꯅ ꯅꯨꯄꯤꯁꯤꯅ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯌꯥꯍꯧ ꯉꯜꯂꯨ ꯑꯗꯩ ꯙꯨꯛ ꯀꯠꯇꯕꯗ ꯙꯨꯛꯁꯦ ꯀꯠꯂꯨ ꯑꯗꯩ ꯂꯝꯁꯦ ꯃꯣꯠꯄꯗ ꯂꯝꯁꯦ ꯁꯤꯠꯂꯨ ꯁꯦꯡꯉꯨ ꯍꯥꯏꯕ ꯌꯥꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯉꯝꯃꯦꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯁꯤꯕꯨ ꯅꯨꯄꯤꯁꯤ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯅ ꯀꯥꯈꯠꯈ꯭ꯔꯦ ꯀꯞꯄꯒꯀꯣ ꯑꯩ ꯍꯨ ꯊꯛꯇꯣꯏ ꯇꯧꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯨ ꯊꯛꯇꯅ ꯂꯥꯛꯏꯁꯦ ꯅꯣꯏ ꯍꯤꯡꯉꯒꯗꯤ ꯎꯅꯅꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯂꯥꯛꯏꯁꯦ ꯂꯥꯛꯀꯅꯦꯅ ꯑꯩꯁꯦ ꯂꯥꯛꯄꯅꯤ ꯅꯣꯏꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩ ꯎꯅꯕ ꯂꯥꯛꯎ ꯃꯔꯛ ꯃꯔꯛꯇ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯒꯗꯕꯕꯨꯗꯣ ꯑꯩꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈ꯭ꯔꯕꯅꯤ ꯑꯩ ꯆꯒꯠꯁꯨ ꯂꯥꯛꯑꯝꯃꯣꯏ ꯅꯣꯡꯃꯇ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇꯪ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯗ ꯃꯥ ꯇꯧꯖꯔꯔꯣꯏꯅ ꯈꯣꯏꯔꯝ ꯈꯥꯔꯝꯅꯗꯅ ꯑꯍꯜ ꯂꯃꯟ ꯇꯧꯅꯗꯅ ꯄꯨꯔꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯁꯨ ꯏꯆꯥ ꯏꯃꯨ ꯐꯪꯉꯦ ꯃꯥꯅ ꯁꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕꯩ ꯋꯥꯉꯥꯡ ꯁꯨꯝ ꯉꯥꯡꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯁꯣꯛꯈ꯭ꯔꯦ ꯑꯣꯛꯇꯕꯤꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯇꯨꯝꯒꯗꯕꯅꯤ ꯅꯨꯄꯥ ꯆꯪꯉꯣ ꯑꯩ ꯅꯨꯄꯥ ꯆꯪꯉꯛꯅꯕ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯊꯣꯡꯒ ꯍꯥꯡꯗꯣꯛꯑꯝꯕ ꯑꯩꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕ ꯆꯠꯂꯨꯕꯗꯧꯅ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯀꯥꯎꯊꯔꯛꯄ ꯑꯩ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯃꯌꯥꯝꯁꯤ ꯌꯥꯝꯃꯛꯑꯕꯅꯤꯅ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯅ ꯑꯩ ꯂꯩꯖꯍꯧꯔꯒꯦꯅ ꯍꯥꯏꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯀꯞꯄꯒ ꯀꯣ ꯑꯗꯩ ꯃꯧꯄꯥꯗꯨꯅ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯄꯨꯕ ꯃꯁꯥꯅ ꯈꯪꯖꯔꯦꯕ ꯑꯗꯩ ꯏꯆꯦꯁꯤꯅ ꯁꯤꯔꯝꯗꯗꯅ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯍꯣꯝꯗ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯅ ꯁꯥꯎꯔꯝꯃꯦꯕ ꯏꯆꯦꯁꯦ ꯁꯤꯔꯝꯗꯗꯅ ꯍꯣꯝꯁꯨ ꯌꯧꯔꯝꯃꯤꯁꯦ ꯐꯔꯦꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯄꯥꯕꯨꯡꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯍꯨꯝꯂꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯣꯏ ꯇꯧꯔꯨꯔꯦ ꯍꯥꯏꯌꯦꯕ ꯎ ꯊꯛꯇꯅ ꯈꯣꯠꯇꯅ ꯁꯨꯛꯁꯤꯗꯤ ꯁꯤꯍꯧꯗꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯗꯤꯅ ꯃꯌꯥꯝꯁꯦ ꯈꯟꯅꯔꯦꯕꯀꯣ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤꯅ ꯑꯗꯩꯗꯤ ꯑꯩꯅ ꯀꯥꯈꯠꯂꯒ ꯏꯃꯥ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯗꯣ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯨꯔꯦ ꯍꯥꯏ ꯑꯗꯨ ꯄꯥꯕꯨꯡꯁꯤ ꯃꯥꯁꯨ ꯁꯤꯅꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯗꯤ ꯃꯃꯥ ꯂꯣꯏ ꯆꯥꯎꯊꯣꯛꯅꯔꯛꯑꯅꯤ ꯑꯗꯨ ꯏꯃꯥ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯇꯨꯡ ꯍꯦꯛ ꯇꯧꯔꯛꯄꯗꯗꯤ ꯅꯆꯥ ꯂꯧꯕ ꯂꯥꯛꯀꯦ ꯏꯃꯥ ꯐꯣꯟꯗ ꯇꯧꯔꯛꯎ ꯁꯤ ꯇꯥꯟꯅ ꯏꯃꯥꯅ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝꯗꯣ ꯄꯨꯔ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯐꯣꯟꯗ ꯇꯧꯔꯛꯎ ꯅꯆꯥ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯁꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯈ꯭ꯔꯗꯤ ꯍꯥꯏꯕꯗ ꯌꯦꯡꯉꯣ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯁꯥꯎꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯏꯁꯨꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯑꯣꯜꯂꯛꯑꯦ ꯅꯩꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯍꯥꯏꯔꯒ ꯐꯤꯌꯣꯝꯗꯣ ꯄꯨꯔ ꯀꯨꯝꯊꯔꯛꯑꯦ ꯍꯥꯏꯕ ꯊꯣꯛ ꯂꯥꯎꯅ ꯍꯜꯂꯤꯗꯨꯅꯦꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯣꯠꯄꯤ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯤꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯩ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯑꯣꯜꯂꯛꯑꯕꯕꯨ ꯍꯥꯏꯗꯦ ꯍꯥꯏꯕ ꯀꯨꯝꯊꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯌꯥꯅꯗꯅ ꯈꯣꯠꯇꯅ ꯃꯇꯨꯡ ꯇꯧꯗꯕꯅ ꯆꯠꯈꯤ ꯁꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯅꯦꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯁ ꯅꯨꯄꯤ ꯃꯄꯥꯝ ꯂꯥꯛꯀꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯂꯥꯛꯀꯅꯤ ꯍꯣꯝꯁꯤꯗ ꯁꯥꯎꯔꯦꯅ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯅꯝꯗꯅ ꯄꯨꯔ ꯆꯠꯈꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯁ ꯋꯥꯕꯅꯅꯦ
nungdang waram pau pirurabani na nungdang da moina mu adai laknabadadi pung 9-10 da laani adai mu wari sabadadi pung 13 baro saje top taeba ado mi mayamge mateng ana pangurabanina ado mi laido unada yaba nate wari sada yaba nate sangdaina da yaba nate ba office ta khaktang tawba yaraktadana ne official mayam do loi thokpado matam mangna roidra ade hanjaning matam da hanjanba yabsu nate nupi nga tane aduna yumjida aidi atatai oirabane ba yam wai adaidi aigida koigi legal advisor umkhak aiga sum tinaba inaw nupi umkhak laiye maje laisabini ma adum laaga aigi kaino case nu akhoi de organization da tawba yadabse aina ma ana tawbi ba adu ma adum koire ba khoida ko ma de laisabini na adum gai thawra adum thengna khotna tum hangi man hai ise si kanam ta tawbiroi si thabakse kanam ta tawbiroi migi home da sangjara e na sanga ibanina laitara laira ngaktani adu akhoi pisa laru yaba nate ba mi mayamna cheng sak piraktana thammi bani aduga akoina changjarakpa mi do pisa laurugadi moide changjai na hara pisa lawi hairoidra somdadi akoidadi matam grajane wakhan sok khajane ba nomna mi amagi ko adaidi sidi se kanam ta tawbiroi si thabak se kanam ta tawroi se oi bai tawban mi sini hai ba man wa grajane ba tumba khoida home da laiba mi je amata free da laiba nate koi chen ne ba mayam jigi moi ju loi yaw biri ni adun kayamuk yamna khona I haiji home da lairiba inaw jing ju loi khange ba ko damaina tawi adaidi ama khakna ne maju maino paji na maji yam pamna koigi koiraga chenbirak pajane ba adugadi koigi managa yadabaga je koigi adum sangjandana laisandana thongga ja hanganda gai thaudana dei bukan manau pagai je mokpa gai no phu ne tana dana tawga koi tanar koi rakhiba aduga yam angang oina ju ma je namna chenbiraba adu singna bada mi gai na uhodana pau pi dar moi sagai jam ju chawba adu moi sagai myam je na gari ga mabung mokpa khra maton myam tana dana chaituk ka ado phangamadi sine haiba haurakta moina singlakta lotlaba ko amaina singlakta lotlaga khoigi moije lairaba aduga mai sien gibne haiba amaina maji lohonggiba aduga di moi mana ta kaino maju manai ka kai magi chana lupa porak pachi kai thok khotok tar moije sum honna minaga karbar am toraga mayai orap nungai re kar nung leijadra mayum kai chadana masa ani sudana mai nu gai nu pa ji nu pi koi khaleba pi je thang koi re mana pha ba ya ba pha re ngak pa ya ba ngai tai di khaga koi tok na ki ama khakti nu pa ji gi ju sahi tare ni pan hanba nu pa lei ki da ba macha ma mau ma su loi phanga ba lu kha oi ra ba nu pi ma nu pa mai da ju dum lei ba koi na re ba adu ji thadok nau ya dre ba ko adu hang tak se panam khana re sattana nu pi ji na kaya haire kaptana kaya haire moi je ham da di taimani koi gi thabak ki ni haraga sum moi daga lakna khotna sum tinnaram meba duga kondang dadi khangakpa daidi tongna wabje su ya dra kaina bangam roi punna lemina je na khana dana daidi amu hek tokna amu hanjana dai nupi jana lai ji yeng ba yaba korami yengi adum nupi don semjang gre yara roi adu tawgre ana adum moi je khana ba yaba ju khana re imung je kangkong chai re nupa jina nupi je koi bai khana hai bagi phu dana ju mabam da kya yaure yamna imung je shanti oidra yam sang sitna ni ko ada nupi jina ne nongmaju paisa je kapna bai adum yauramba ada kari gino nangna aigi nupa da paisa hairi je ai nupa nang da paisa me ang kapi je kari gino nang okta bini paisa tan bini nupa loina raga ana nganga basa ne ko aigi chu nupa ne mana ai je magi nupi dongna loina rabani na aigi nupa da ai ju paisa haiba ta bani ai nupa da paisa haija bani hairaba ngamaktre yangoba adu mai nupa duna mi nupi du da koiru bai natra mina ngama ido mai haire ido adaidi adu haire nang pau se tama mai nupa nang phuba adai ma pam phamna dana khona dana dukan da la le khole na mu hanjana ba adai mu kaino zo amuk su mana hoi moeni je nupi ji ga nupa ji ga je mabani video calling wai sum sana ngai da nupa ji gari yamna thomam ma ba de accident ho ya pukhatla ba adu da ju nupi du na phone torokpa mai nupi na pai khatla ba nupi du yam ling na ga ko ai nupa pa hello hai bajani ai ne pai je mai nupi ai nupa ti kaino na ai gi ju ai nupa ai gi hak leiba adu gi ai nupa haiba ai nupa oi be ai ju phone tor iba ka ni ko nupi jina ya usitta ba do adai adumai ma ji matha moi je sak pa ka ba ju pa usita dumai na nupi ji ga ne adum mari ji lepta ba adai ma ju ma si makta di na moi je khana ba yam khana re yam na dai nupi jina soi gre lan gre matung mari laina roi ga na hairak pa ju lai gre hai ba dai nang nupa na tokna ji yada bani nang nupa wara o ga na dai
ꯅꯨꯄꯤꯁꯤꯅꯅꯦ ꯋꯥꯏꯇꯤꯡꯁꯦ ꯂꯩꯍꯜꯂꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯁꯥꯎꯍꯟꯕ ꯄꯩꯁꯥ ꯍꯦꯛ ꯄꯤꯔꯛꯎ ꯌꯥꯗ꯭ꯔꯒꯅ ꯑꯗꯩ ꯑꯩ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯒꯦ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯂꯧꯕ ꯌꯥꯕ ꯂꯧꯔꯦꯕ ꯑꯗꯩꯗꯤ ꯌꯨꯝꯁꯦ ꯑꯅꯤ ꯊꯣꯛꯅ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯃꯊꯃꯣꯏꯁꯦ ꯆꯥꯛꯂꯛꯇꯅ ꯂꯥꯛꯄꯅꯦꯕ ꯑꯗꯒꯤꯗꯤ ꯑꯗꯣ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯇꯦꯝꯄꯔꯗꯣ ꯌꯧꯅ ꯂꯥꯛꯏꯗꯣ ꯑꯗꯣ ꯃꯥꯏ ꯅꯨꯄꯥ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯔ ꯑꯗꯨ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯗꯨꯗꯣ ꯍꯥꯏꯕꯗꯗꯤ ꯍꯟꯊꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯁ ꯃꯩ ꯍꯧꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕꯅꯤ ꯍꯥꯏꯔꯝꯕꯈꯩꯁꯦ 24 hour ꯐꯥꯗꯦ ꯅꯣꯡꯃ ꯇꯥꯕꯤꯒꯦ ꯑꯩꯈꯣꯏꯁꯦ ꯈꯪꯉꯝꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯕ ꯃꯁꯦꯟꯁꯤꯅ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯅꯣꯡꯃ ꯐꯥꯔꯣꯏꯅ ꯑꯗꯩꯗꯤ ꯑꯁ ꯅꯣꯏꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯀꯥꯟꯗ ꯀꯥꯞꯇꯅ ꯆꯦꯜꯂꯛꯀꯅꯤ ꯁꯤ ꯌꯧꯔꯒ ꯁꯥꯎꯕ ꯂꯣꯏ ꯊꯥꯡꯗꯔꯝꯃ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯁꯥꯎꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯋꯥꯕꯗ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯅꯣꯏꯕꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂ ꯂꯥꯛꯎ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯣꯐꯤꯁꯇ ꯐꯝꯒꯗꯕꯅꯤꯒ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯍꯦꯛꯇ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 마ꯁꯨ ꯊꯦꯝꯗꯅ ꯅꯧꯗꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯈꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯋꯥꯈꯟꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯃꯥꯁꯦ ꯌꯧꯔꯦ ꯁꯣꯛꯄꯗ ꯑꯁ ꯃꯥꯏꯕꯤ ꯌꯦꯡꯕꯗ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯑꯔꯩꯕꯈꯩ ꯍꯨꯟꯗꯣꯛꯑꯕꯅꯦ ꯖꯟꯇ꯭ꯔꯁꯦ ꯁꯤꯟꯅꯗꯅ 5,000, 10,000, 10,000 ꯆꯪꯅ ꯖꯩꯒ ꯇꯧꯗꯅ ꯅꯨꯄꯤ ꯈꯣꯏꯗꯅꯕ ꯅꯨꯄꯤꯗꯨ ꯂꯥꯞꯊꯣꯛꯅꯕ ꯅꯨꯄꯤꯗꯨ ꯀꯩꯅꯣ ꯅꯨꯡꯁꯤꯗꯅꯕꯅꯀꯣ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯨꯅꯁꯨ ꯑꯃꯨꯛ ꯂꯥꯏꯁꯦ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯅꯕꯖꯥꯠꯅꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯁꯦꯟ ꯃꯨꯟꯅꯗꯅ ꯂꯩꯅꯔꯦꯕ ꯑꯗꯨꯅ ꯁꯦ ꯀꯩꯅꯣ ꯃꯤꯒꯤ ꯐꯖꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯑꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯁꯤꯡꯁꯤꯅ ꯌꯦꯠꯁꯜꯂꯨꯔꯒ ꯃꯤꯒꯤ ꯅꯨꯄꯤꯗꯅꯁꯨ ꯊꯤ ꯃꯈꯥ ꯍꯟꯗꯧꯅꯁꯨ ꯉꯥꯡꯕ ꯅꯨꯄꯥ ꯉꯥꯡꯅꯕꯤ ꯑꯣꯛꯇꯕꯤ ꯄꯩꯁꯥ ꯂꯧꯕꯤ ꯑꯗꯨ ꯇꯧꯕꯤꯅꯀꯣ ꯁꯤ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟꯁꯨ ꯌꯦꯠꯁꯟꯅꯔꯦ ꯏꯃꯨꯡꯁꯨ ꯊꯨꯒꯥꯏꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤ ꯀꯌꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯈꯥꯏꯅꯕ ꯅꯨꯄꯤ ꯑꯗꯩ ꯂꯨꯈꯥꯕꯤ ꯀꯣꯏꯈ꯭ꯔꯒ ꯌꯦꯡꯕꯤꯗ꯭ꯔꯦꯅ ꯉꯥꯎꯔꯦ ꯋꯥꯈꯜ ꯂꯩꯅꯥꯅ ꯉꯥꯎꯔꯦꯕꯀꯣ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯁꯦ ꯂꯧꯔꯒ ꯅꯨꯄꯥ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯁꯦ ꯂꯧꯔꯒ ꯅꯨꯄꯥ ꯅꯍꯥꯁꯦ ꯀꯣꯏꯗꯕꯤꯗ ꯑꯝꯇꯗꯤ ꯏꯆꯥ ꯁꯦꯝꯃꯤꯟꯅꯔꯁꯦꯕ ꯁꯤꯁꯦ ꯇꯧꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯊꯦꯡꯅꯩ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨꯅꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯍꯣꯝꯒꯤ ꯆꯦꯡꯐꯨ ꯄꯥꯡꯕ ꯂꯥꯛꯑꯝꯃꯦꯕ ꯃꯥꯁꯦ ꯃꯁꯛꯁꯦ ꯀꯌꯥꯝ ꯐꯖꯩꯀꯣ ꯉꯧꯔꯒꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯡꯗꯦ ꯃꯥꯗꯤ ꯃꯁꯥꯁꯦ ꯁꯦꯠ ꯅꯥꯜꯂꯦ ꯑꯗꯣ ꯕꯣꯏ ꯀꯇꯤꯡꯁꯦ ꯆꯥꯛꯁ ꯀꯛꯊꯠꯂꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯑꯁ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯃꯥꯜꯂꯦꯕ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯏꯆꯦ ꯈꯥꯏꯅꯔ ꯂꯩꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯏꯆꯥ ꯌꯣꯛꯑ ꯂꯩꯔꯗꯝꯅꯦꯅ ꯍꯦꯛꯇ ꯍꯥꯏ ꯀꯌꯥꯝ ꯊꯧꯅꯥ ꯂꯩ ꯑꯗꯨ ꯌꯦꯡꯕꯗ ꯇꯣꯛ ꯀꯛꯊꯠꯀꯗꯕꯅꯦ ꯕꯣꯏ ꯀꯇꯤꯡ ꯅꯨꯄꯥꯗꯧ ꯇꯣꯛ ꯂꯩꯒꯗꯕꯅꯦ ꯃꯤꯅ ꯍꯦꯟꯖꯟ ꯌꯥꯍꯟꯗꯕ ꯃꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯒꯅꯦ ꯏꯔꯝ ꯆꯠꯄꯨ ꯁꯦꯡꯅ ꯆꯠꯂꯗꯤ ꯂꯩꯀꯥꯏꯅꯁꯨ ꯂꯣꯏ ꯅꯨꯡꯁꯤꯕꯅꯦ ꯃꯆꯥ ꯌꯣꯛꯑ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔ ꯂꯩꯔ ꯌꯦꯛꯁꯟꯗ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯕꯁꯤꯅꯦ ꯃꯤꯅ ꯊꯤ ꯉꯥꯡꯅꯔꯤꯁꯦꯀꯣ ꯑꯗꯨꯅ ꯍꯦꯛ ꯈꯥꯏꯅꯔꯒ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯈꯥꯏꯅꯔꯒ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯀꯣ ꯂꯨꯈꯥꯕꯤ ꯑꯣꯏꯔꯒꯁꯨ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒꯗꯤꯅꯦ ꯃꯣꯏꯒꯤ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯀꯦꯕ ꯁꯦꯠꯄ ꯆꯥꯕ ꯆꯠꯄ ꯂꯣꯏ ꯇꯣꯡꯉꯥꯜꯂꯦꯕ ꯆꯠꯅꯤꯡꯉꯦꯅ ꯆꯠ ꯌꯥꯗ꯭ꯔꯦ ꯀꯦꯅꯤꯡꯉꯦꯅ ꯀꯦ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯤꯀꯣꯅ ꯀꯦꯕꯃꯛꯇ ꯍꯥꯏꯔꯁꯨ ꯀꯦꯗꯕ ꯃꯄꯥꯟ ꯊꯣꯛꯅ ꯀꯩꯅꯣꯝ ꯈꯛ ꯇꯩꯔꯒ ꯀꯦꯅꯤꯡꯉꯁꯨ ꯈꯔ ꯈꯥꯛ ꯇꯥꯔꯦ ꯆꯠꯅꯤꯡꯉꯦꯅ ꯄꯪꯆꯠ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯥꯟꯅ ꯍꯜꯂꯛꯅꯤꯡꯉꯦꯅ ꯅꯨꯡꯗꯥꯡꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯐꯅ ꯆꯨꯝꯃꯁꯨꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯥꯝ ꯁꯦꯡꯕ ꯁꯛꯂꯣꯟ ꯑꯃꯈꯛ ꯎꯠꯈ꯭ꯔꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯌꯥꯅꯦꯕ ꯀꯩꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥ ꯀꯣꯏꯕꯁꯤꯅ ꯀꯣꯏ ꯑꯗꯨꯝ ꯈꯪꯉꯦ ꯀꯣꯏꯗꯕꯁꯤꯅ ꯑꯗꯨꯝ ꯀꯣꯏꯗꯦ ꯈꯪꯉꯦꯕ ꯐꯅꯌꯥꯝ ꯂꯣꯠꯅ ꯇꯧꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯤ ꯃꯄꯥꯟꯒꯤꯁꯨ ꯁꯤꯜꯂꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤꯁꯨ ꯁꯤꯜꯂꯤ ꯑꯗꯨ ꯐꯅꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯅꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯒꯤꯀோ ꯃꯧ ꯅꯍꯥ ꯂꯩꯕ ꯈꯥꯏꯅꯔ ꯂꯩꯕ ꯃꯌꯥꯝꯁꯦ ꯆꯣꯡꯊꯣꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯔꯦꯅꯀꯣ ꯄꯩꯁꯥ ꯊꯣꯛꯇꯅ ꯉꯥꯎ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯍꯦꯜꯄꯔꯒꯤ ꯍꯥꯞꯄꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤꯗꯃꯛ ꯍꯥꯞꯄꯤꯅꯦꯕ ꯑꯗꯩ ꯃꯄꯥꯟ ꯂꯝꯒꯤꯁꯨ ꯀꯧꯔꯤ ꯏꯝꯐꯥꯜꯒꯤꯁꯨ ꯀꯧꯔꯤ ꯑꯗꯨꯅ ꯂꯥꯛꯄꯤꯌꯨ ꯂꯩꯁꯥꯕꯤꯐꯧ ꯂꯥꯛꯑꯦ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯕ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯀꯩꯁꯨꯝꯇ ꯅꯠꯇꯦ ꯁꯤ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯗꯥꯏꯇ ꯂꯧꯔ ꯁꯤꯟꯕꯗꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯌꯨꯝꯕꯨꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯌꯦꯡꯕ ꯎꯁꯤꯠꯇꯕ ꯐꯠꯇꯕ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦꯕ ꯃꯣꯏꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯄꯥꯟ ꯂꯝꯗ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯄ ꯌꯥꯎꯈ꯭ꯔꯦ 10 ꯇꯣꯂꯣꯞ ꯁꯥꯕ 19 ꯁꯥꯕ ꯃꯆꯥ ꯌꯣꯛꯅꯗꯅ ꯑꯗꯨꯅ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨꯅ ꯁꯤꯟꯕ ꯍꯧꯗꯣꯛꯄ ꯆꯤꯡꯊꯣꯛꯄ ꯑꯃ ꯅꯥꯏꯗꯕ ꯌꯥꯗꯦꯕ ꯆꯤꯡꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯊꯣꯡꯅꯔꯛꯑꯦꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯐꯖꯅ ꯁꯤꯟꯃꯤꯟꯅꯁꯤ ꯃꯤꯒꯤ ꯅꯨꯄꯥꯗꯩ ꯄꯩꯁꯥ ꯂꯧꯔꯒ ꯑꯗꯩ ꯅꯨꯄꯤ ꯂꯩꯕꯗ ꯂꯩꯁꯟꯗꯣꯏ ꯁꯔꯨ ꯁꯦꯡꯅ ꯄꯩꯁꯥ ꯇꯥꯜꯂ ꯏꯆꯥ ꯌꯣꯛꯁꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯏꯪꯈꯣꯜ ꯑꯃꯈꯛꯁꯨ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤ ꯌꯨꯝ ꯕꯤꯜꯗꯤꯡ
macha ama yawi yam chawba lam na te apik iko aduju siju aingonda phone tawbirao duga moigi number do pijarake adai si jina mai oire duga khoigi boarding gi highest boarding kong bagi si khoji admission lepte adum lai myam unaba hangna rai adum ko ado adum hangbirako akoiju boarding gi ju semkot paju loichale aduna adum mi jo khitang adum phajana mai leibam jabam phajana adum marang kai rabanina khitang adum khoina kaino tawba ngamme khitang yamna satra lawba ko ado sigi ju dum tana birau ado angang jing yam lae unaba puraga angang nuksi ba yam yawi yam semba thokadaba lairik adum renga chanba angang aphabju yawe ada yam sonba ju yawri ado kaino je angang asing ba ju yawe ada moi dum aidi doctor oini aidi oja oini SI army officer oini kana angang gai je ko ado parents na ju angang gi maram duda yam mun hairaga ingoda sinaram meba chingang je mai tawe adudi angang dui maram da ina khangabani na aina dum phajana loina badu yaidana ko ado aina ju moi jam phajana haige khoi ga yam phajana nusi jana lagi dam angang ja khoigi ojana thina ngang baje tanra nongmaji gi manung da tension laitana bo hona gadaba ojana thina ngang dan hona gadaba like paji habi matam da ngak phok sumai lai thoktana ne atop wa khallam ta changdana like se tumina pamina gadaba phare ithokadaba sat hairam mani khoina hangani aduga school ka matam nuain ka ni suti matam sengju sa ni khoi gai chau hodan sa ni dei akhoi gi di khara salaga mayam gi walking lambi ne ba khoi gi khong banong thom lai kai je ko naru pangong salaga eco garden adugi sing ka kai baroni ka bam loi ta gra ne ba nomai jing walking cha toi mi dei officer jing tongan ba line da thabak tori ba jing la ga advice pi doi ni pura ga ju cha toi ni angang sa aduna matik chaba mi chaba phirep lepa ngamba tinjang kai jang daba nupi mam oiraga ne hayang ma oirakanda tungda de akhoi ju loina yum pala ka doine ba dun nangna lairuri ba lai kai du imung du da mithana ba nupi nango da tanabam oiba adum ba oiraga lairuga dabani koi nupa na masang ga pro phoidan netna kaudana thi ngang da yam handana khoigi laik tamboi tamdaba yum pan thoga mana ngang mane makuna mu admai leiba yade ko shagi thak amta hingu gadamni ko ana ai hai angang gai loi thongna je phudok na reba ko maina aina ju phadana singi ba pa me ba khoigi moi laik tamingai da kaim bo nungsin ngola to pa je kaim khalan da ba ko daimu manung da ne khoigi nupi macha da khoigi kaino rep chathabaje rep makti ta hawdaba moles kumba adum bagi thaudok se aingonda mama kaina kappa wari lire habadi tuition chatpada tuition gi ojana adagi koigi lekai dugi nupa na tai sadabana ado ngawai di aduda rep tawre adai rep tawno honara mena khabar hamna dana press conference pang thok tane am tawdra adudi macha nupi do rep victim mana heyangai bo ko roiba sije adu tawgrami heyangai bo haina bireba ko adugi jiti haidok na dreba manung jidane haidok tradi khangdre mane aduna haidoga nupa do jen changgibadi yai adubu macha adu re victim mana mayamna yang hogadabdo adugi damta haidok na dreba adu mama kaya na ingoda kappa phone toreba manung da aduna isa nupi ga jidi yamna section biro duga mathang dadi wari yam phajaba nupi yung khangna magi punsi da hanjan rep ki thodok se thokpa ko rep makti na te mole saitare rep sek tawge tor nang hodaba ngasidi ma mayum makai pale aduga angang pisak mana sahi tare ni pan dagi haujau ja thengna ko thodok ne ado mana haidok tana ne ki dana khangjalaga lakhibaduna mama saji di hoji guli charaga makok nungai ta dana laina oi howe bako aduna ngallingai da koina kaidau hojige habje tana hoba masange bako aduna sigi wari adu yam phajai adu wari do ai mama sana laga ne ahanba maje engoda wai ligena lai angang oi dei lai rakharbani ai gi kaino jidi na mana lithok saning bako engonda koigi ai gumba mam thongani aduna thok tana bana aduga ne masada thokpa wabaje mi amtana mi atopda thoning deba aidi ngasi laina oi hore na do mamang da juma je lamaga ai function chatore na nang wari chaba nang da sakraba ado ma mu lakcharam meba ngasi do padana liram me ma ko ai mathang lijage du wari du ko ado maina tawe aduga koigi yari poki boarding ju city ko education ni ko nupi nupa pulli ado class adum 3 dagi 9 bo adum thajan biro adum parents ka yai pok mai gai gi phone tawbire atai parents crime diary star bagai ko anu yai pok mai gai da Sacred Heart Memorial School ani da tamba ngak tane khoi da leije sigi satra dum thajan biro adagi mu arapada tamba sen androda sekmai do kongsang da mai yai pok ara khitang lapa je ado tamba ju phone tawbire adu ju school je yai pok mai gai do hong doi bako adu maina aduna khara lapi ngai jida tanaraga kaino tawsi kai tawsi ke habado ai ju makong sengna ngang jing do phajana ai semgat sage yai pok ki ju kong bagi ju ko amaina hona jage boarding hi matang jina ai si hai jage aduga mathang jidi ai je
ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯦ ꯍꯣꯝꯒꯤ ꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯠ ꯍꯦꯛꯇ ꯄꯥꯡꯕꯤꯔꯦ ꯂꯥꯎꯊꯣꯛꯑꯝꯕꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯄꯥꯡꯕꯤꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯏꯚꯦꯟꯗꯣ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯍꯣꯝꯁꯦ ꯆꯪꯒꯗꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯁꯪꯒꯥꯕꯅ ꯈꯪꯅꯕꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯂꯩꯒꯗꯕꯗꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡ ꯊꯥꯅꯤ ꯋꯥꯛꯆꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯗꯧꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯛꯄꯁꯤꯗ ꯍꯣꯝꯁꯦ ꯁꯥꯕ ꯂꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣই ꯏꯚꯦꯟꯗꯧ ꯍꯥꯟꯅ ꯂꯦꯡꯖꯟꯕꯤꯌꯨ ꯏꯚꯦꯟꯗꯧꯁꯦ ꯂꯦꯡꯖꯜꯍꯜꯍꯧꯒꯦ ꯇꯧꯕꯅꯦꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯟꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯑꯣꯏꯅ ꯃꯤ ꯂꯩꯕ ꯈꯣꯠꯄ ꯍꯣꯝꯁꯤꯗ ꯆꯪꯕꯗꯤ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄꯗ ꯑꯣꯏꯅ ꯇꯧꯅꯦꯕ ꯑꯗꯣ ꯙꯨꯛ ꯑꯃ ꯀꯦꯟꯗꯜ ꯑꯃ ꯁꯨꯝ ꯍꯩ ꯂꯩ ꯃꯩꯔꯥ ꯑꯊꯦꯟꯄꯣꯠ ꯀꯥꯔꯒ ꯏꯚꯦꯟꯗꯧ ꯍꯥꯟꯅ ꯂꯦꯡꯖꯜꯍꯜꯍꯧꯒꯦ ꯇꯧꯕꯅꯦꯕ ꯅꯨꯃꯤꯠꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯚꯦꯟꯗꯧꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯛꯄꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯤꯅꯥꯝ ꯂꯦꯠ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯈꯣꯏ ꯁꯤꯅꯥꯝ ꯅꯤꯃꯥꯏ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯏꯕꯦꯇꯣꯝꯕꯤ ꯑꯗꯩ ꯃꯃꯧ ꯏꯕꯦꯝꯃ ꯋꯥꯡꯊꯣꯏꯕꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯊꯛꯇꯒꯤ ꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯤꯃꯥꯏꯒꯤ ꯃꯤꯡꯗ ꯂꯨꯄꯥ 5,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯪꯒꯥꯏ ꯁꯥꯕꯒꯤꯗꯃꯛꯇꯀꯣ ꯉꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯌꯥ ꯂꯧꯕꯨꯛ ꯇꯣꯡꯐꯝ ꯑꯗꯨꯒ ꯑꯄꯣꯛꯄꯤꯅ ꯔꯇꯅꯥ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯁꯥꯂꯇꯥ ꯍꯥꯎꯕꯝ ꯃꯔꯛ ꯉꯥꯉꯣꯝ ꯂꯩꯀꯥꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯆꯦꯡꯕꯨ ꯑꯃꯁꯨ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯁꯌꯥꯁꯦ ꯃꯥꯁꯦ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤꯁꯨ ꯃꯥꯅ ꯐ꯭ꯔꯤꯗ ꯍꯤꯟꯗꯤꯁꯦ ꯃꯥꯅ ꯇꯥꯛꯀꯦ ꯁꯇꯔꯗꯦꯒ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯒ ꯋꯤꯛꯇꯨꯃꯒꯤ ꯄꯤꯊꯔꯛꯄ ꯍꯤꯟꯗꯤ ꯂꯦꯁꯟꯁꯤꯡꯁꯦ ꯃꯥꯅ ꯇꯥꯛꯄꯤꯒꯦ ꯁꯤꯃꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯏꯅꯥꯎꯁꯤꯅ ꯍꯥꯏꯕꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯂꯩꯁꯥꯡꯊꯦꯝ ꯑꯣꯡꯕꯤ ꯕꯦꯝꯍꯜ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏ ꯁꯤꯅꯁꯨ ꯂꯨꯄꯥ 10,000 ꯂꯦꯡꯕꯤꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯀꯣ ꯁꯪꯒꯥꯏ ꯁꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯉꯍꯥꯃꯨꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯄ꯭ꯔꯤꯌꯥ ꯒꯣꯇꯤꯃꯌꯨꯝ ꯂꯥꯡꯊꯕꯥꯜꯗꯒꯤ ꯏꯅꯥꯎꯁꯤꯒꯤ ꯑꯄꯣꯛꯄꯤ ꯑꯩꯈꯣꯏ ꯏꯆꯦꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯅꯪ ꯂꯦꯡꯕꯤꯔꯛꯑꯒ ꯀꯩꯅꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ 1994ꯗ ꯄꯣꯛꯈꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯣ ꯗꯦꯠ 20 ꯍꯟꯗꯛꯀꯤ ꯊꯥ 23 ꯁꯤꯗꯩꯁꯤꯗ ꯄꯣꯛꯈꯤꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯏꯅꯥꯎꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯁꯤꯗ ꯑꯄꯣꯛꯄꯤ ꯏꯆꯦꯕꯦꯝꯃ ꯁꯅꯥꯍꯟꯕꯤꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯕ꯭ꯂꯥꯡꯀꯦꯠ 10 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯕ ꯑꯗꯣ ꯏꯅꯥꯎꯁꯦ ꯗꯨꯕꯥꯏꯗ ꯐꯤꯠꯅꯦꯁ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯏꯅꯥꯎ ꯄ꯭ꯔꯤꯌꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯅ ꯈꯤꯇꯪꯗꯤ ꯄꯟꯈ꯭ꯔꯦ ꯑꯗꯣ ꯏꯅꯥꯎꯁꯤꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯣꯡꯃ ꯑꯩ ꯐꯖꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯒ ꯃꯥꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯑꯗꯨꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕꯗꯨꯅ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯗꯨꯕꯥꯏꯗ ꯃꯥꯅ ꯀꯃꯥꯏꯅ ꯗꯨꯕꯥꯏ ꯌꯧꯈꯤꯕ ꯀꯃꯥꯏꯅ ꯐꯤꯠꯅꯦꯁ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯂꯤꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯅ ꯀꯅꯥꯝ ꯍꯥꯏꯔꯝꯗꯅ ꯂꯥꯞꯈ꯭ꯔꯕ ꯗꯨꯕꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯃꯈꯥꯗ ꯑꯩ ꯗꯨꯕꯥꯏ ꯆꯠꯂꯦꯅ ꯆꯦ ꯑꯃꯈꯛ ꯊꯝꯃꯝꯃꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯃꯥꯁꯦꯀꯣ ꯑꯗꯨꯅ ꯗꯨꯕꯥꯏ ꯇꯥꯅꯅꯦꯕ ꯆꯠꯂꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦ ꯑꯗꯨ ꯃꯊꯪꯗꯅ RK ꯑꯣꯡꯕꯤ ꯏꯟꯗ꯭ꯔꯥꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯄꯨꯔꯣꯏꯕꯁꯤꯅ ꯄꯥꯕꯨꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ RK ꯁꯅꯥꯖꯥꯎꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤ 2 ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯆꯤ ꯏꯟꯗꯤꯔꯥ ꯑꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤ ꯄꯨꯟꯅ ꯂꯦꯡꯕꯤꯔꯛꯑꯒ ꯏꯃꯥꯁꯤꯁꯤꯒ ꯄꯨꯟꯅ ꯂꯦꯡꯕꯤꯔꯛꯑꯒ ꯂꯨꯄꯥ 5,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯪꯒꯥꯏ ꯁꯥꯕꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯟꯕꯤꯁꯦ ꯁꯅꯥꯏꯕꯦꯝꯁꯦ ꯃꯥꯁꯦ ꯑꯣꯐꯤꯁꯥꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯝꯃꯗꯤ ꯃꯥꯁꯦ ꯆꯟꯅꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯏꯁꯧꯁꯦ ꯌꯥꯝ ꯀꯟꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯣꯏꯔꯗꯤ ꯈꯠꯅꯗꯅ ꯐꯨꯗꯠꯅꯗꯅ ꯈꯥꯏꯅꯔꯅꯤ ꯍꯥꯏꯔꯤꯌꯦ ꯃꯥꯅ ꯑꯗꯣ ꯃꯥꯁꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯆꯨꯔꯨꯞ ꯊꯛꯇꯦ ꯀ꯭ꯋꯥ ꯆꯥꯗꯦ ꯌꯨ ꯊꯛꯇꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯦꯡꯅ ꯆꯠꯂꯤ ꯌꯥꯝ ꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯃꯥꯅ ꯌꯥꯝꯅ ꯄꯦꯟꯖꯩ ꯁꯪꯁꯥꯔꯁꯤꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯑꯃꯨꯛ ꯐꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯂꯧꯖꯩꯌꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯑꯃꯨꯛ ꯐꯕ ꯃꯥꯏ ꯅꯨꯄꯤꯗ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯄꯥꯁꯦ ꯂꯩꯔꯝꯃꯣꯏꯅ ꯃꯥꯅ ꯈꯟꯖꯩꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯕꯀꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯑꯐꯕꯗꯨꯒꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯦꯀꯣ
ꯑꯗꯣ ꯑꯃꯨꯛ ꯁꯥꯎꯋꯦꯌꯦ ꯅꯪ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯥꯒꯅꯨ ꯁꯤ ꯇꯥꯔꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯄꯥꯟꯁꯤꯜꯂꯛꯑꯦꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯁꯦ ꯌꯥꯝ ꯉꯟꯅ ꯏꯃꯥꯁꯤꯁꯦ ꯂꯨꯈꯥ ꯑꯣꯏꯍꯧꯔꯒ ꯏꯃꯥꯁꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯌꯣꯛꯂꯛꯄꯅꯦꯕ ꯅꯨꯄꯥ ꯄꯣꯛꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯊꯣꯛꯄ ꯏꯁꯥꯁꯦꯀꯣ ꯄꯦꯟꯊꯣꯛꯄ ꯑꯗꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜꯒꯤꯁꯨ ꯃꯧꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯃꯣꯏꯒꯤꯁꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦ ꯃꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯒ ꯃꯧ ꯅꯨꯄꯤꯁꯤꯒ ꯂꯩ ꯍꯥꯏꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯂꯣꯏ ꯃꯌꯨꯝ ꯄꯥꯜꯂꯦ ꯏꯃꯥꯁꯤꯁꯦ ꯃꯊꯟꯇ ꯂꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯏꯃꯥꯁꯤꯁꯤꯅ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯍꯧꯕꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯌꯦ ꯃꯆꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯇꯝꯕꯩ ꯃꯤꯡ ꯆꯟꯕ ꯆꯦꯟꯕ ꯑꯗꯨꯝꯕꯩ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯍꯣꯟꯅ ꯆꯠꯂꯤꯖꯥꯠꯂꯥ ꯅꯨꯄꯥ ꯀꯣꯏꯔꯖꯥꯠꯂꯥ ꯒꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯕ ꯈꯤꯇꯪ ꯅꯥꯟꯅ ꯊꯣꯛꯈꯤꯕꯗ ꯑꯗ ꯏꯃꯥꯁꯤꯁꯤꯅ ꯋꯥꯁꯛꯂꯛꯏ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝꯆꯥ ꯃꯌꯨꯝꯁꯤꯗ ꯑꯩꯁꯦ ꯆꯨꯡ ꯁꯣꯞ ꯄꯥꯏꯔꯒ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯩꯒꯦꯅ ꯏꯃꯥꯁꯤꯁꯤꯅ ꯋꯥꯁꯛꯂꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯤꯁꯦ ꯄꯩꯁꯥꯁꯤꯅꯅꯦ ꯃꯃꯥꯏꯗ ꯊꯥꯕ ꯉꯝꯕ ꯑꯗꯨꯒꯤ ꯆꯥꯡꯐꯥꯎ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯔꯒ ꯏꯆꯥꯒ ꯌꯣꯛꯑꯒ ꯏꯆꯥꯒ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯃꯒ ꯂꯩꯒꯦ ꯂꯨꯈꯥꯕꯤ ꯑꯣꯏꯔꯁꯨ ꯌꯨꯝ ꯃꯨꯜꯍꯜꯂꯣꯏ ꯑꯅ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯍꯣꯠꯅꯕꯗꯨꯗꯀꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯏꯆꯥ ꯁꯦꯝꯃꯒ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯊꯣꯛꯆꯣꯝ ꯅꯤꯉꯣꯜ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯆꯤꯇ꯭ꯔꯥ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯔꯥꯝꯕꯝ ꯏꯕꯣꯍꯜ ꯀꯩꯅꯣ ꯄꯥꯕꯨꯡꯁꯦ ꯑꯣꯏꯕꯀꯣ ꯐꯦꯠ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯩꯁꯤꯗ ꯑꯣꯏꯕꯤꯔꯝꯕ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯁꯤꯁꯨ ꯑꯣꯖꯥꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯏꯃꯥ ꯏꯕꯦꯝ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯍꯨꯝꯅꯦꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯗꯣꯛꯇꯔꯁꯦ ꯁꯥꯏꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯌꯦꯕ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯋꯥꯔꯗ ꯑꯗꯨ ꯖꯦꯅꯤꯝꯁꯇꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯤꯡꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯏꯕꯦꯝ ꯃꯣꯏꯁꯦ ꯆꯤꯡꯉꯥꯝꯈꯥ ꯂꯤꯋꯥ ꯂꯝꯕꯤꯗꯒꯤꯅꯤ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯗꯤ ꯁꯦꯂꯦꯛꯁꯟꯅꯤ ꯔꯥꯖꯁꯊꯥꯟꯗ ꯗꯣꯛꯇꯔ ꯇꯝꯃꯨꯕꯅꯤ ꯁꯦꯂꯦꯛꯁꯟꯅꯤ ꯑꯗꯨꯒ ꯔꯤꯝꯁꯇ PG ꯇꯧꯕ ꯍꯧꯖꯤꯛꯅ ꯖꯦꯅꯤꯝꯁꯇ ꯇꯥꯕ ꯊꯕꯛꯁꯦ ꯑꯗꯣ ꯌꯥꯝ ꯆꯝꯃꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯗꯣꯛꯇꯔꯁꯦ ꯑꯗꯣ ꯏꯅꯥꯎꯁꯤꯒ ꯏꯃꯥ ꯏꯕꯦꯝꯁꯤꯒ ꯂꯦꯡꯕꯤꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯀꯠꯆꯕꯅꯦꯕ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯏꯃꯥꯁꯤ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯒ ꯅꯨꯃꯤꯠꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯄ ꯀꯩꯅꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯏꯃꯥꯁꯤ ꯏꯟꯗꯤꯔꯥꯒꯤꯁꯤꯅ ꯄꯥꯕꯨꯡꯁꯦ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯁꯤꯒꯤ ꯋꯥꯈꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯆꯤꯇ꯭ꯔꯥꯒꯤꯁꯤꯅ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯉꯁꯤꯁꯦ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯅ ꯑꯗꯨꯝ ꯇꯥꯈꯤꯗꯅꯅꯦ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯄꯗ ꯑꯩꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡꯒꯅ ꯍꯥꯞꯀꯠꯂꯨꯔꯦꯕꯀꯣ ꯑꯁ ꯑꯩꯁꯦ ꯍꯦꯛꯇ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯦꯝꯃ ꯗꯣꯛꯇꯔꯁꯤꯅ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯌꯦ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯕꯅꯦꯅ ꯃꯥꯁꯤꯅ ꯑꯝꯇꯪ ꯁꯦꯝꯗꯣꯛꯄꯤꯌꯣꯅ ꯋꯥꯆꯞꯇ ꯊꯥꯔꯛ ꯂꯩꯔꯝꯃꯦ ꯑꯩꯅ ꯅꯨꯡꯗꯥꯡ ꯍꯥꯞꯀꯠꯂ ꯑꯩꯗꯤ ꯇꯨꯝꯃꯕ ꯍꯩꯃꯥ ꯑꯩꯗꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯣꯏꯔꯤꯅꯣ ꯑꯗꯨꯛ ꯆꯥꯎꯅ ꯁꯣꯏꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯕꯣꯅ ꯑꯗꯣ ꯏꯅꯥꯎ ꯁꯥꯎꯕ ꯌꯥꯗꯦꯀꯣꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦꯒꯥꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯎꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯔꯝꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯍꯥꯏꯌꯦ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯉꯁꯤꯅꯤ ꯏꯅꯥꯎ ꯁꯥꯎꯕ ꯌꯥꯗꯦꯀꯣꯅ ꯑꯩꯅ ꯁꯦꯡꯗꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯟꯅꯈꯤꯕ ꯑꯅꯤꯁꯦ ꯋꯥꯔꯤꯁꯦ ꯑꯗ ꯑꯃꯒꯤꯅ ꯂꯦꯠ ꯑꯣꯏꯕꯁꯤꯗ ꯑꯁꯤꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯕꯣꯏ ꯅꯤꯡꯈꯤꯕ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯔꯝꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯊꯕꯛꯁꯦ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯍꯥꯏꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯕꯣꯔꯗꯤꯡ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯃꯔꯛ ꯃꯔꯛꯇ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯌꯨ ꯑꯉꯥꯡꯈꯩꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯇꯦꯟꯁꯟ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯒ ꯁꯥꯎꯅꯔꯒ ꯋꯥꯍꯩ ꯃꯌꯦꯛ ꯍꯥꯏꯔꯛꯄꯒꯤ ꯑꯗꯩ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯐꯥꯗꯕꯩ ꯈꯣꯠꯇꯕꯒꯤ ꯉꯥꯡꯕꯗ ꯑꯉꯥꯡꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯗꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯟꯕ ꯑꯉꯥꯡ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯣꯛꯇꯔꯅ ꯑꯝꯇꯪ ꯃꯣꯏꯁꯤꯗ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯁꯤꯁꯦ ꯑꯩꯈꯣই ꯏꯁꯥꯅ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯋꯥꯈꯜ ꯈꯟꯖꯟꯕ ꯁꯨꯝꯕꯁꯦ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯅꯒꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯀꯃꯥꯏꯅ ꯇꯨꯡꯑꯣꯏꯅꯔꯝꯃꯒ ꯈꯟꯖꯟꯗꯕ ꯉꯝꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯈꯛ ꯎꯕ ꯑꯗꯩ ꯗꯣꯛꯇꯔ ꯑꯃ ꯇꯝꯃꯛꯄꯗ ꯏꯅꯥꯎꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯀꯔꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯛꯏꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯀꯅꯤꯒ ꯍꯥꯏꯕꯁꯦ ꯑꯝꯇ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯏꯅꯥꯎꯁꯤꯗ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯅꯥꯎ ꯗꯣꯛꯇꯔꯁꯤꯅ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯣ ꯀꯩꯅꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯝꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔꯤ ꯕꯕꯤꯇꯥ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯀꯦꯃꯤꯁꯇ꯭ꯔꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯏꯆꯦꯝꯁꯤꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯩꯈꯣই ꯏꯕꯨꯡ ꯊꯣꯉꯥꯝ ꯏꯕꯣꯌꯥꯏꯃ ꯁꯤꯁꯤꯗ ꯏꯆꯦꯝꯁꯤꯁꯤꯅ ꯏꯆꯦꯝꯁꯤꯁꯦ ꯀꯣꯜ ꯂꯤꯛꯀꯤ ꯗꯨꯀꯥꯟ ꯑꯃ
ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯅ ꯂꯩꯉꯩꯁꯤꯗ ꯐꯝꯃꯝꯃꯦꯕ ꯑꯗꯨꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯀꯣꯜ ꯂꯤꯛꯁꯦ ꯃꯌꯥꯝ ꯂꯧꯁꯜꯂꯒ ꯊꯝꯃꯝꯕ ꯗꯨꯀꯥꯟꯁꯦ ꯍꯦꯛꯇ ꯈꯨꯗꯛꯀꯤ ꯃꯇꯝꯒꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯤꯛꯄ ꯅꯠꯇꯕ ꯁ꯭ꯇꯣꯛꯇ ꯃꯌꯥꯝ ꯂꯧꯁꯜꯂꯒ ꯒꯣꯗꯥꯎꯟꯗ ꯊꯝꯃꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯌꯣꯟꯕ ꯌꯥꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯆꯦꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯁꯥꯁꯦ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯄꯨꯔꯣꯏꯕꯅ ꯊꯝꯃꯝꯕꯅꯤꯅ ꯗꯨꯀꯥꯟꯁꯦ ꯃꯨꯠꯍꯟꯅꯤꯡꯗꯦꯅ ꯏꯆꯦꯝꯆꯦꯁꯤꯅ ꯀꯣꯂꯦꯖ ꯍꯜꯂ ꯐꯝꯗꯣꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯀꯁꯇꯃꯔꯈꯩꯁꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯣꯏꯅ ꯄꯣꯠꯁꯦ ꯂꯩꯕ ꯑꯣꯏꯅ ꯂꯥꯛꯅꯩꯌꯦꯕ ꯑꯗꯣ ꯏꯆꯦꯝꯆꯦꯁꯤꯅ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯣꯡꯅ ꯑꯗꯨꯝ ꯊꯥꯕ ꯃꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯗꯨꯀꯥꯟ ꯂꯨꯍꯣꯡꯕꯒꯤ 20,000 ꯄꯣꯠꯀ ꯂꯧꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯌꯦꯡꯉꯒ ꯑꯗꯩ ꯃꯇꯝꯒꯁꯦ ꯉꯥꯏꯅꯔꯒ ꯑꯉꯝꯒ ꯄꯤꯔꯒ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤꯁꯦ ꯏꯆꯦꯝꯆꯦꯁꯤꯅ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯣ ꯀꯩꯅꯣꯁꯦ ꯏꯆꯦꯝꯆꯦꯅ ꯑꯗꯨꯅꯦ ꯁꯪꯒꯥꯏꯒꯤ ꯆꯪꯕꯒꯤ ꯏꯅꯥꯎ ꯅꯪ ꯑꯝꯇ ꯀꯣꯏꯊꯣꯔꯛꯑꯒ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯉꯥꯛꯇ ꯆꯪꯉꯛꯑꯣ ꯂꯝꯕꯤ ꯊꯣꯛꯑꯦ ꯊꯣꯡꯖꯨꯒ ꯀꯥꯟꯆꯤꯄꯨꯔꯒꯗꯤ ꯑꯗꯣ ꯉꯥꯛꯇ ꯆꯪꯉꯛꯑꯒ ꯑꯝꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯝꯇ ꯈꯜꯂꯨ ꯂꯥꯛꯑꯣ ꯑꯩꯅ ꯀꯔꯝꯕ ꯄꯣꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯈꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯑꯗꯣ ꯏꯆꯦꯝꯆꯦꯁꯤꯅ ꯒ꯭ꯌꯥꯁ ꯏꯁꯇꯣꯛꯇꯒꯤ ꯗꯁꯕꯤꯟꯗꯒꯤ ꯑꯗꯒꯤꯗꯤ ꯖꯥꯔ ꯐꯤꯜꯇꯔꯗꯒꯤ ꯑꯗꯩ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯗꯩ ꯕꯥꯜꯇꯤꯟ ꯃꯛ ꯑꯗꯩ ꯑꯁ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯏꯆꯦꯝꯆꯦꯁꯤꯅ ꯑꯗ ꯏꯆꯦꯝꯆꯦꯅ ꯀꯨꯀꯔꯁꯤ ꯄꯨꯈꯣ ꯑꯗꯨꯁꯨ ꯄꯨꯈꯣ ꯍꯥꯏ ꯏꯆꯦꯝꯆꯦ ꯃꯤꯅ ꯄꯥꯡꯉꯛꯑꯦ ꯑꯗꯩ ꯔꯥꯏꯁ ꯀꯨꯀꯔꯁꯨ ꯄꯨꯈꯣꯅ ꯊꯥꯡꯗꯣꯔꯛꯑꯦ ꯑꯁꯤꯁꯨ ꯃꯤꯅ ꯄꯥꯡꯉꯦ ꯑꯩ ꯍꯦꯟꯖꯟꯅ ꯂꯧꯕ ꯄꯥꯝꯗꯦ ꯄꯥꯡꯉꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕꯈꯩ ꯑꯃꯃꯝꯇꯅꯤ ꯂꯥꯎꯊꯣꯛꯆꯩꯗꯣ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯄꯗꯨꯗꯤ ꯂꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯍꯥꯞꯀꯠꯆꯕꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯂꯩꯇꯕ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯑꯗꯨꯝ ꯑꯔꯩꯕꯁꯤꯗꯤ ꯀꯩꯗꯧꯔꯗꯣꯏꯅꯣ ꯄꯨꯂꯞ ꯂꯧꯁꯟꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯂꯧꯔꯛꯇꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯌꯦ ꯏꯆꯦꯝꯆꯦꯁꯤꯅ ꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯒꯥꯔꯤ ꯑꯃ ꯄꯤꯛ ꯊꯟꯅ ꯄꯥꯡꯉꯛꯑꯦ ꯑꯗꯣ ꯏꯆꯦꯝꯆꯦꯁꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯦꯝꯆꯦꯁꯨ ꯑꯩꯅ ꯏꯆꯦꯝꯆꯦꯗꯣ ꯀꯩꯅꯣꯅꯤꯅ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯩꯅꯣꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯏꯆꯦꯝꯆꯦꯗꯁꯨ ꯑꯝꯇ ꯏꯆꯦꯝꯆꯦꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯕꯨ ꯑꯣꯏꯔꯛꯈꯤꯕ ꯁꯤ ꯁꯔꯀꯥꯔꯒꯤꯅꯤꯗꯅ ꯏꯆꯦꯝꯆꯦꯅ ꯑꯣꯏꯔꯤꯁꯤꯀꯣ ꯅꯨꯄꯤ ꯂꯛꯇ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯃꯇꯣꯜ ꯂꯣꯝꯅ ꯌꯧꯔꯕ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯃꯥꯏ ꯄꯥꯛꯑꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯦꯕ ꯏꯆꯦꯝꯆꯦ ꯍꯣꯏꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯏꯆꯦꯝꯆꯦꯅ ꯍꯣꯠꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯩ ꯏꯆꯦꯝꯆꯦ ꯍꯣꯏꯗꯧꯅ ꯍꯌꯦꯡꯋꯥꯏ ꯀꯩꯅꯣ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯏꯆꯦꯝꯆꯦ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯕ ꯂꯥꯛꯀꯗꯕꯅꯤꯀꯣꯅ ꯑꯩꯅ ꯏꯆꯦꯝꯆꯦꯗꯣ ꯀꯟꯅ ꯍꯥꯏꯖꯔꯝꯃꯦ ꯏꯆꯦꯝꯆꯦꯗꯨꯅꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯒꯅꯤ ꯑꯉꯥꯡꯈꯩꯗ ꯊꯧꯅꯥ ꯄꯤꯒꯅꯤ ꯍꯥꯏꯌꯦ ꯏꯆꯦꯝꯆꯦꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯃꯁꯝꯒꯁꯦ ꯂꯣꯏꯅ ꯕꯣꯏ ꯀꯇꯤꯡ ꯀꯛꯊꯠꯂꯦ ꯅꯨꯄꯥꯗꯧꯅ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯁ ꯐꯨꯔꯤꯠ ꯇꯤꯁꯥ ꯖꯣꯞ ꯂꯥꯎꯕ ꯑꯃ ꯂꯤꯠꯂ ꯖꯦꯀꯦꯠꯀ ꯂꯤꯠꯂ ꯈꯣꯡꯎꯞꯀ ꯇꯣꯡꯁꯤꯜꯂ ꯑꯁ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯒꯁꯦ ꯑꯁ ꯃꯥꯅ ꯍꯥꯏꯕ ꯂꯝ ꯍꯦꯜꯂꯛꯄ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯨꯕꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯑꯅꯤꯁꯤꯅ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯦ ꯁꯤꯒꯤ ꯃꯅꯥ ꯑꯅꯤꯁꯤꯗ ꯉꯥꯎꯕꯅꯦꯀꯣ ꯑꯃꯨꯛ ꯊꯥꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯄꯗꯒꯁꯦ ꯀꯥꯔꯟ ꯇꯥꯕ ꯑꯗꯩ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯐꯨꯒꯠꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯁ ꯈꯪꯗꯦ ꯃꯥꯅ ꯉꯥꯡꯕꯁꯦ ꯇꯥꯕꯗ ꯌꯥꯝ ꯊꯧꯅꯥ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯃꯦꯗꯥꯝ ꯀꯧꯒꯗꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯖꯗꯅꯅꯦ ꯌꯥꯝ ꯅꯛꯁꯟꯅꯅꯤꯡꯕꯒꯤ ꯑꯩ ꯏꯆꯦꯝꯆꯦ ꯀꯧꯖꯩꯅꯦꯕ ꯑꯗꯣ ꯑꯩ ꯏꯆꯦꯝꯆꯦꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯃꯩꯔꯥꯛꯄꯝ ꯏꯅꯥꯎꯇꯣꯝꯕ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯅꯥꯃꯩꯔꯥꯛꯄꯝ ꯏꯅꯥꯎꯇꯣꯝꯕ ꯑꯗꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯅꯨꯔꯥꯙꯥ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁꯥꯇ꯭ꯔꯤꯅꯦ ꯁꯥꯇ꯭ꯔꯤꯒꯤ ꯄꯦꯔꯦꯟꯁꯅꯦ ꯃꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧ ꯂꯥꯛꯄꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯣ ꯃꯥꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯞꯄꯛꯑꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯍꯦꯟꯕ ꯑꯣꯏꯅ ꯑꯗꯨ ꯄꯣꯔꯛꯀꯦꯅ ꯑꯗꯨꯃꯁꯨ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯁꯪꯒꯥꯏꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯔꯝꯃꯦ ꯁꯨꯃꯥꯏꯅ ꯄꯦꯔꯦꯟꯁꯀꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯇꯕ ꯌꯥꯎꯍꯧꯔꯦ ꯄꯦꯔꯦꯟꯁꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯄꯗꯁꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯦꯕ ꯑꯗꯨꯝ ꯁꯪꯒꯥꯏ ꯁꯥꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯏꯆꯦꯝꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯆꯦ ꯕꯕꯤꯇꯥꯅ ꯁꯨꯔꯖꯀꯤꯁꯨ ꯒ꯭ꯂꯥꯁ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯑꯇꯥꯡꯕ ꯂꯤꯛꯂꯤꯒꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯤꯔꯛꯑꯦ ꯁꯤꯗ ꯀꯩꯅꯣꯗ ꯊꯝꯃꯒ ꯏꯁꯤꯡ ꯊꯛꯅꯕꯤꯌꯣ ꯁꯤ ꯋꯥꯔꯤ ꯂꯤꯕꯗꯅ ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯑꯣꯏꯅ ꯄꯨꯖꯔꯛꯑꯒꯦ ꯑꯗꯒꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯇꯥ ꯊꯣꯛꯆꯣꯝ ꯑꯗꯨꯒ ꯑꯄꯣꯛꯄꯤꯅ ꯁꯅꯥꯍꯟꯕꯤ ꯑꯄꯣꯛꯄꯅ ꯁꯔꯠ ꯃꯌꯥ ꯏꯝꯐꯥꯜ ꯑꯅꯤꯂꯣꯡꯕꯤ ꯏꯅꯥꯎ ꯏꯕꯦꯝꯃꯁꯦ ꯑꯦꯚꯤꯌꯦꯁꯟ ꯂꯣꯏꯔꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯑꯦꯚꯤꯌꯦꯁꯟ ꯇꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯏꯅꯥꯎꯁꯤꯅ ꯔꯥꯏꯁ ꯀꯨꯀꯔ ꯑꯃ ꯁꯪꯒꯥꯏꯒꯤꯗꯃꯛꯇ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯏꯅꯥꯎꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯒꯤ
ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛ ꯂꯩꯃꯅꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯒꯁꯨ ꯑꯩꯈꯣꯏ ꯂꯩꯔꯛ ꯑꯃꯃꯝ ꯍꯦꯛ ꯊꯪꯅꯔꯦ ꯏꯟꯗꯣꯝꯆꯥ ꯁꯥꯟꯇꯤꯁꯤꯅ ꯃꯥꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯀꯤꯔꯟꯕꯂꯥ ꯑꯗꯨ ꯃꯌꯥꯅꯨꯄꯥ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥꯗꯒꯤ ꯔꯥꯖꯦꯁ ꯍꯥꯔꯠꯋꯦꯌꯔꯅ ꯌꯥꯏꯔꯤꯄꯣꯛꯇ ꯂꯝꯂꯥꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯃꯃꯤꯡ ꯆꯠꯂꯦ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯏꯅꯥꯎ ꯅꯨꯄꯥ ꯔꯥꯖꯦꯁꯁꯦ ꯑꯩꯒꯤꯁꯨ ꯀꯣꯟꯊꯧꯖꯝ ꯁꯥꯒꯩꯅꯤ ꯑꯩꯒꯤꯁꯨ ꯏꯅꯥꯎꯄꯥꯁꯤꯡ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯉꯋꯥꯏ 2002ꯗꯒꯤ ꯇꯧꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯥ ꯔꯥꯖꯦꯁꯁꯨ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯃꯥꯁꯨ ꯗꯨꯀꯥꯟ ꯇꯦꯛ ꯑꯗꯨꯝ ꯐꯝꯕ ꯍꯧꯒꯠꯂꯛꯑꯦꯕ ꯌꯥꯝ ꯄꯤꯛꯅ ꯐꯝꯃꯝꯕꯅꯦ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯁꯨ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯀꯤꯔꯟꯕꯂꯥꯁꯦ ꯃꯕꯥꯅꯤ ꯂꯧꯅꯈꯤꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯟꯕ ꯃꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯀꯥ ꯍꯣꯏꯅ ꯑꯗꯨꯒ ꯗꯨꯀꯥꯟꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯒ ꯂꯦꯞꯇꯕꯒ ꯈꯒ ꯆꯥꯎꯊꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯃꯃꯤꯡ ꯆꯠꯇꯅ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯐꯝꯃꯦ ꯑꯗꯨꯀꯥꯟꯗꯒꯤ ꯃꯥꯁꯨ ꯏꯅꯥꯎꯅꯨꯄꯥ ꯔꯥꯖꯦꯁꯁꯨ ꯍꯣꯠꯅꯍꯧꯔꯕ ꯑꯉꯥꯡ ꯑꯃꯈꯛꯅꯦꯕ ꯃꯥꯁꯨ ꯑꯗꯣ ꯀꯩꯅꯣꯁꯤꯅ ꯏꯟꯗꯣꯝꯆꯥꯁꯤꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯏꯌꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯅ ꯂꯩꯒꯗꯕꯅꯤ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝꯗꯨꯅꯦ ꯁꯤꯂꯤꯟꯗꯔꯅꯦ ꯑꯗꯒꯤ ꯀꯩꯅꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯗꯒꯤꯗꯤ ꯐꯤꯜꯇꯔ ꯑꯗꯩ ꯀꯩꯅꯣ ꯁꯤꯈꯩꯁꯦ ꯂꯣꯏ ꯄꯥꯡꯒꯦꯅ ꯑꯗ ꯑꯩꯅ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝꯗꯤ ꯄꯤꯔꯛꯑꯦ ꯏꯆꯦꯝꯆꯦ ꯕꯕꯤꯇꯥꯅ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯥꯡꯕꯤꯌꯨ ꯑꯗꯩ ꯂꯩꯇꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯂꯩꯔꯦ ꯔꯥꯏꯁ ꯀꯨꯀꯔ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯇꯕ ꯑꯣꯏꯅ ꯄꯥꯡꯕꯤꯌꯨꯅ ꯇꯨꯜ ꯃꯣꯏꯅ ꯆꯥꯛ ꯆꯥꯕꯗ ꯐꯝꯖꯅꯕ ꯑꯗꯩ ꯃꯤ ꯄꯣꯡꯂꯥꯁꯨ ꯈꯔ ꯊꯥꯡꯗꯣꯛꯅꯕ ꯑꯗꯨꯝꯕ ꯑꯣꯏꯅ ꯄꯥꯡꯕꯤꯌꯣ ꯑꯗꯩ ꯍꯣꯏ ꯐꯤꯜꯇꯔꯗꯨꯃꯒ ꯏꯁꯤꯡꯒꯤ ꯊꯛꯅꯕꯒꯤ ꯑꯗꯨ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯈꯤ ꯏꯟꯗꯣꯝꯆꯥꯗꯁꯨꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯄꯥꯡꯁꯟꯕꯤꯔꯛꯇꯅ ꯁꯪꯒꯥꯏꯒꯤ ꯆꯪꯅꯕꯒꯤꯁꯦ ꯆꯥꯛꯁꯪ ꯑꯃ ꯄꯥꯟꯕꯗ ꯆꯪꯅꯕ ꯃꯄꯣꯠ ꯃꯆꯩꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯣ ꯀꯩꯅꯣꯗꯪ ꯉꯥꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯏꯁꯤꯡ ꯂꯨꯝꯅꯕ ꯀꯩꯅꯣꯗꯨꯁꯨ ꯊꯤꯜꯂꯛꯑꯅꯤ ꯐ꯭ꯂꯥꯛꯁꯇꯨꯁꯨ ꯑꯗꯨꯁꯨ ꯀꯩꯅꯣ ꯏꯆꯦꯝꯆꯦ ꯕꯕꯤꯇꯥꯅ ꯑꯗꯨꯃꯒ ꯀꯩꯅꯣ ꯑꯉꯥꯡ ꯊꯥꯔ ꯑꯝꯇ ꯂꯧ ꯂꯥꯎ ꯑꯗꯨꯃ ꯅꯍꯥꯟ ꯀꯥꯎꯍꯧꯔꯦꯅ ꯍꯥꯄꯛꯇ꯭ꯔꯕ ꯒꯥꯔꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔꯒꯤ ꯇꯦꯛꯁꯤ ꯑꯆꯧꯕꯗꯣ ꯑꯗꯨꯝ ꯈꯛꯇꯪꯒ ꯑꯗꯩ ꯆꯥꯛ ꯆꯥꯕꯒꯤ ꯇꯦꯕꯜ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 1,000 ꯄꯤꯕ ꯔꯦꯗꯤꯃꯦꯗꯀꯤ ꯑꯆꯟꯕ ꯊꯣꯛꯄꯗꯣ ꯊꯦꯛꯆꯣꯛ ꯊꯦꯛꯆꯤꯟ ꯌꯥꯕ ꯑꯗꯨ ꯃꯇꯪꯒ ꯑꯗꯩ ꯒ꯭ꯌꯥꯁ ꯊꯥꯡꯒꯠꯅꯕꯒꯤ ꯇꯦꯕꯜ ꯑꯃꯇꯪꯒ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯑꯗꯨꯈꯩꯗꯨ ꯈꯛ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣ ꯂꯥꯏꯒꯤ ꯀꯣꯟ ꯙꯨꯛ ꯀꯠꯄꯒꯤ ꯂꯥꯏꯒꯤ ꯀꯣꯟꯁꯦ ꯁꯃꯨꯛꯁꯦ ꯈꯤꯇꯪ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯋꯥꯡꯕꯤ ꯁꯃꯨꯛ ꯈꯔ ꯋꯥꯡꯕꯗꯣ ꯑꯗꯨꯗꯨꯗ ꯇꯧꯔꯒ ꯑꯗꯨ ꯂꯥꯏꯒꯤ ꯀꯣꯟꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯙꯨꯛ ꯌꯨꯡꯅꯕ ꯑꯃ ꯌꯥꯎꯕ ꯂꯥꯏ ꯀꯣꯟ ꯁꯦꯠꯁꯦ ꯁꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯈꯛ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯦꯛꯁꯤ ꯑꯆꯧꯕ ꯑꯗꯨꯒ ꯈꯥꯡꯒ ꯑꯗꯨ ꯈꯥꯡꯈꯤꯇꯪ ꯆꯥꯎꯕ 5 KG 2 3 ꯍꯦꯛ ꯊꯣꯡ ꯌꯥꯕ ꯁꯤꯜꯚꯔꯒꯤꯗோ ꯑꯗꯨꯝꯇꯪꯒ ꯂꯣꯏꯔꯦ ꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯝ ꯀꯅꯥꯒꯨꯝꯕꯅ ꯔꯥꯏꯁ ꯀꯨꯀꯔ ꯄꯥꯡꯉꯛꯀꯦ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯄꯥꯡꯉꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯕꯁꯤꯗꯤ 2 ꯁꯨꯔꯦ ꯑꯗꯨ ꯑꯣꯏꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯅꯪꯍꯧꯗꯕ ꯑꯗꯨꯝ ꯊꯤꯟꯖꯜꯂꯛꯄ ꯑꯗꯨꯝꯕꯁꯨ ꯍꯦꯛ ꯌꯥꯎꯋꯦ ꯑꯗꯨꯝꯕꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯥꯡꯕꯤꯔꯤ ꯀꯩꯅꯣꯁꯦ ꯁꯪꯒꯥꯏꯒꯤꯁꯦ ꯑꯗꯣ ꯂꯣꯏꯈ꯭ꯔꯦ ꯁꯪꯒꯥꯏ ꯁꯥꯕ ꯊꯣꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯔꯪ ꯁꯪꯒꯗꯕ ꯈꯛ ꯉꯥꯏꯈ꯭ꯔꯦ ꯃꯣꯏ ꯈꯨꯠꯁꯨꯃꯟ ꯀꯩꯀꯩ ꯂꯣꯏ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯆꯟꯒꯗꯕ ꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯅꯥꯎꯒꯤ ꯄꯩꯁꯥ ꯋꯥꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯀꯣꯏꯕꯗꯣ ꯇꯤꯟꯅ ꯈꯥꯒꯦ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 1,00,000 ꯂꯣꯏ ꯁꯤꯟꯕ ꯑꯗꯨꯗꯣ ꯀꯣꯟꯅꯔꯅꯤ ꯑꯀꯣꯏꯕ ꯈꯥꯕ ꯋꯥꯜ ꯈꯥꯕꯗꯨꯒ ꯑꯗꯒꯤ ꯊꯣꯡꯅꯥꯎꯒꯁꯤꯗ 1,00,000 ꯑꯗꯨꯝ ꯁꯤꯟꯕ ꯀꯣꯟꯅꯔꯅꯤ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯒ ꯄꯥꯡꯕꯤꯔꯛꯄꯁꯤꯅ ꯌꯨꯝꯖꯥꯃꯟ ꯂꯥꯛꯑꯒ ꯂꯨꯄꯥ 50,000 ꯔꯣꯝ ꯇꯥꯕꯗꯁꯨ ꯄꯤꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯊꯣꯡꯅꯥꯎꯒꯤꯒ ꯈꯥꯕꯩꯒ ꯁꯤꯈꯛ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯁꯨ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯐꯧ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯄꯅ ꯑꯗꯨꯝ ꯁꯨꯈꯤꯅꯤ ꯁꯤꯃꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯣ ꯁꯤꯃꯇꯪ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯋꯥꯏ ꯁꯪꯉꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯐꯖꯅ ꯈꯨꯠꯁꯤꯟꯅꯖꯔꯒ ꯁꯤꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯁꯨꯃꯥꯏꯅ ꯁꯥꯖꯈꯤꯕꯁꯦ ꯑꯩꯅꯁꯨ ꯂꯣꯏꯁꯟꯕ ꯅꯥꯏꯅꯤꯡꯉꯦ ꯌꯥꯝ ꯊꯨꯅꯁꯨ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯏꯆꯦ ꯃꯌꯥꯝ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯀꯃꯦꯟ ꯈꯔ ꯌꯥꯝꯗꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤꯗꯨꯗ ꯑꯃ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯃꯈꯛꯅꯦ ꯑꯗꯨꯝ ꯍꯦꯛꯇ ꯆꯤꯊꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯣꯏꯁꯜꯂꯛꯑꯦ ꯁꯨꯖꯜꯂꯛꯑꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯕꯦꯟꯗꯧꯒꯤ ꯃꯨꯔꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯌꯣꯟꯅꯩꯗꯅ ꯑꯗꯣ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯏꯕꯦꯟꯗꯧ ꯂꯦꯡꯖꯟꯕꯒꯤꯗꯃꯛꯇ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯇ ꯍꯣꯝꯁꯤꯗ ꯆꯦꯡ ꯍꯩ ꯂꯩ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯇꯅ ꯏꯕꯦꯟꯗꯧ ꯂꯦꯡꯖꯟꯅꯕ ꯍꯣꯠꯅꯗꯣꯏꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯅꯪꯅꯕ ꯏꯕꯦꯟꯗꯧꯒꯤ ꯃꯨꯔꯇꯤ ꯌꯥꯝ ꯐꯖꯕꯗꯣ ꯑꯃꯈꯛꯇꯪꯒ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯎ ꯁꯤ ꯈꯛꯇꯪꯒ ꯑꯩ ꯍꯥꯏꯖꯒꯦ ꯍꯦꯛꯇ ꯀꯥꯎꯍꯧꯕ ꯍꯦꯛꯇ ꯆꯤꯊꯍꯧꯕ ꯁꯤꯃ ꯋꯥꯠꯂꯤꯅꯦꯅ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒꯅꯦ ꯅꯣꯡꯉꯥꯟꯕꯒ
ꯍꯦꯛꯇ ꯐꯣꯟ ꯇꯧꯅꯔꯦ ꯍꯦꯛꯇ ꯆꯦꯟꯅꯔꯦ ꯂꯥꯎꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯔꯦ ꯄꯥꯡꯉꯦ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯈꯥꯡꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯇꯦꯛꯁꯤꯒ ꯑꯗꯒꯤ ꯆꯥꯛ ꯆꯥꯅꯕ ꯇꯦꯕꯜꯗꯣ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯊꯥꯡꯒꯠꯅꯕ ꯇꯦꯕꯜ ꯑꯃꯒ ꯁꯤ ꯄꯣꯠꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯩ ꯂꯥꯏꯒꯤ ꯀꯣꯜ ꯂꯤꯛ ꯂꯥꯏ ꯀꯠꯅꯕ ꯈꯔꯒ ꯑꯗꯩ ꯏꯕꯦꯟꯗꯧꯒꯤ ꯃꯤꯇꯝ ꯐꯖꯕꯁꯤꯒ ꯂꯣꯏꯔꯦ ꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩ ꯃꯤꯉꯣꯟꯗꯩꯁꯨ ꯍꯦꯟꯅꯒ ꯑꯩ ꯂꯧꯖꯅꯤꯡꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯗꯤ ꯍꯣꯝꯁꯤꯃ ꯆꯪꯗꯣꯔꯦ ꯍꯥꯏꯕꯗ ꯉꯍꯥꯟꯈꯩꯗꯤ ꯑꯩꯅ ꯇꯦꯛ ꯑꯩꯅ ꯑꯗꯨꯝ ꯉꯝꯖꯕ ꯑꯩꯅ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯑꯣꯏꯅ ꯂꯣꯏꯅ ꯄꯥꯡꯕꯤꯔꯦ ꯍꯣꯝ ꯑꯃ ꯁꯥꯕꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯦ ꯍꯣꯝꯁꯦ ꯂꯣꯏꯔꯦ ꯆꯪꯗꯣꯔꯦ ꯍꯣꯝꯁꯤꯗ ꯑꯃꯨꯛ ꯆꯥꯛꯁꯪ ꯑꯃꯗ ꯃꯄꯣꯠꯁꯦ ꯂꯣꯏ ꯈꯤꯜꯂꯛꯇ꯭ꯔꯥ ꯉꯍꯥꯟꯈꯩꯗꯤ ꯑꯩ ꯆꯥꯛꯁꯪꯗ ꯆꯥꯃꯤꯟꯅꯕꯅꯦꯕ ꯑꯗꯨꯅ ꯍꯣꯝꯁꯤꯒꯤꯅ ꯌꯦꯡꯉꯣ ꯍꯣꯝꯁꯤꯒꯤ ꯍꯦꯛ ꯗꯔꯀꯥꯔ ꯄꯨꯝꯅꯃꯛ ꯀꯨꯀꯔꯗꯒꯤ ꯀꯅꯥꯏ ꯐꯤꯜꯇꯔꯗꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯒꯤ ꯑꯗꯩ ꯑꯁ ꯁꯨꯔꯦ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯒ꯭ꯌꯥꯁꯇꯩ ꯁꯤꯂꯤꯟꯗꯔꯗꯩ ꯖꯒꯠ ꯄꯨꯝꯅꯃꯛ ꯃꯣꯝꯄꯥꯛꯇꯩ ꯐꯩꯖꯨꯞꯇꯒꯤ ꯌꯦꯡꯉꯣ ꯑꯃꯠꯇ ꯌꯨꯝ ꯑꯃ ꯄꯥꯟꯕꯩ ꯃꯄꯣꯠ ꯋꯥꯠꯇꯦꯕ ꯄꯥꯡꯅꯔꯛꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯁꯦ ꯌꯥꯝ ꯁꯦꯡꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯕꯒꯤ ꯈꯨꯠꯂꯥꯏꯁꯦ ꯑꯣꯟꯒꯦ ꯂꯩꯒꯦ ꯍꯥꯏꯔ ꯈꯨꯠꯂꯥꯏ ꯑꯣꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯀꯃꯦꯟꯁꯤꯅ ꯑꯣꯏ ꯌꯥꯔꯦ ꯏꯪꯕꯒꯤ ꯈꯨꯗꯝꯁꯦꯀꯣ ꯀꯃꯦꯟ ꯂꯤꯛꯂꯛꯄꯁꯤꯗ ꯑꯗꯨꯝ ꯈꯪꯉꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯪꯒꯦ ꯍꯥꯏꯕꯗꯣ ꯗꯤꯁꯦꯝꯕꯔ ꯇꯥꯅꯤꯗꯅ ꯑꯗꯨꯒ ꯗꯦꯟ ꯃꯤꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 20, 25, 30 ꯐꯥꯎꯁꯦ ꯏꯪꯕꯗ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨ ꯌꯛ ꯂꯥꯎꯅ ꯏꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯐꯩꯖꯨꯞꯁꯦ ꯂꯨꯝꯅ ꯇꯥꯟꯅꯕꯅꯤ나 ꯀꯃꯦꯟꯁꯤ ꯂꯤꯛꯏꯅꯦ ꯍꯥꯏꯕꯁꯦ ꯈꯪꯖꯩ ꯋꯥꯔꯧꯖꯗꯦ ꯀꯥꯂꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯄꯤꯅꯕꯤꯔꯣ ꯑꯗꯩ ꯀꯃꯦꯟꯁꯦ ꯁꯅꯥ ꯑꯣꯜꯂꯦ ꯌꯥꯝꯗꯕꯅꯤꯅ ꯍꯟꯖꯟꯒ ꯄꯥꯔꯦꯕꯀꯣ ꯀꯃꯦꯟꯁꯤꯅ 1,800 ꯀꯨꯝꯕ 1,000 ꯒꯨꯝꯕ ꯑꯗꯩ 800 ꯁꯨꯃꯥꯏꯅꯒ ꯄꯤꯔꯤꯉꯩꯗꯗꯤ ꯄꯥꯕꯁꯦ ꯉꯝꯗꯦ ꯌꯥꯝ ꯋꯥꯏꯕ ꯌꯥꯝ ꯋꯥꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯕꯗ ꯅꯪꯅꯕ ꯄꯥꯕꯗ ꯑꯩ ꯋꯥꯏꯑꯦꯕ ꯍꯧꯖꯤꯛꯇꯤ ꯐꯥꯁꯀ ꯄꯥꯊꯣꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯉꯁꯤꯗꯤ ꯁꯇꯔꯗꯦꯅꯤ ꯋꯦꯅꯁꯗꯦꯅꯤ ꯑꯗꯨꯗꯤ ꯉꯁꯤꯁꯤ ꯑꯌꯨꯛ ꯐꯧꯁꯦ ꯄꯥꯕꯁꯤꯅ ꯂꯣꯏꯗꯣꯏꯅꯦꯕ ꯀꯃꯦꯟꯁꯦ ꯑꯗꯨꯏꯗꯤꯅ ꯑꯗꯨꯐꯥꯎꯒ ꯄꯥꯠ ꯂꯥꯎ ꯍꯧꯒꯠꯂꯛꯄꯗꯒ ꯄꯥꯊꯣꯛꯑꯒ ꯈꯒ ꯅꯣꯡꯃꯩ ꯄꯥꯔꯒ ꯑꯩꯅ ꯈꯤꯇꯪ ꯁꯤꯁꯦ ꯄꯥꯊꯣꯛꯀꯦ ꯑꯅ ꯍꯥꯏꯕꯁꯤꯡꯁꯦ ꯁꯠꯂꯥꯎꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯍꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯅꯥ ꯑꯣꯜꯂꯕ ꯀꯃꯦꯟꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯀꯟꯒꯠꯆꯒꯦꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯁꯦ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯁꯤ ꯀꯃꯦꯟꯁꯦ ꯏꯃꯥ ꯏꯄꯥ ꯑꯣꯏꯅꯒ ꯎꯔꯛꯑꯕꯅꯦ ꯑꯗꯩ ꯀꯃꯦꯟ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ 57K views ꯑꯗꯣ 3.5K likes 57 comments what is this behavior ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯍꯥꯏꯅꯔꯤ what is this behavior ꯌꯥꯡꯈꯩ ꯌꯦꯡꯉꯦ ꯂꯥꯏꯛꯇꯨꯅ 3,500 ꯇꯧꯔꯦ ꯀꯃꯦꯟꯇꯨꯅ 53 ꯑꯗꯨꯗꯤ ꯃꯤꯅ ꯍꯪꯉꯤꯁꯦ ꯆꯨꯝꯗ꯭ꯔꯕ what is this behavior ꯒꯥꯏꯅꯀꯣ ꯃꯊꯪꯗꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯦ ꯏꯁꯥꯃꯛꯁꯨ ꯆꯨꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯦ ꯏꯁꯥꯃꯛꯁꯨ ꯍꯥꯏꯔꯤꯕ ꯃꯥꯀꯣ ꯃꯤꯒꯤꯇꯪ ꯃꯅꯨꯡ ꯑꯣꯏꯕ ꯏꯁꯥꯁꯨ ꯌꯥꯎꯅ ꯑꯗꯩ ꯃꯊꯪꯗꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯐꯕꯗꯤ ꯂꯧꯁꯤꯟꯖꯔꯦ ꯍꯥꯏ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯃꯛꯀꯤꯅꯤ ꯑꯩꯈꯣꯏꯁꯨ ꯂꯤꯖꯔꯤꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯆꯨꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯕꯦꯔꯥꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯔꯨꯔꯒ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏ ꯁꯨꯃꯥꯏꯅ ꯀꯤꯕ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯅꯦꯅꯦ ꯑꯣꯖꯥ ꯊꯪꯒꯥꯜꯗꯣ ꯌꯥꯝ ꯐꯕꯅꯦ ꯑꯩꯁꯨ ꯈꯣꯡꯉꯥꯝꯄꯥꯠꯇꯒꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯪꯒꯥꯜꯕꯨ ꯈꯪꯕꯤꯕꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯛꯆꯤꯡꯗ ꯌꯨꯝ ꯁꯪꯒꯥꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯕꯅꯦ ꯃꯦꯗꯥꯝ ꯍꯥꯏꯕꯀꯣ ꯆꯨꯝꯃꯦ ꯋꯥꯛꯆꯤꯡꯁꯦ ꯁꯪꯒꯥꯒꯗꯧ ꯅꯠꯇꯦ ꯏꯕꯦꯟꯗꯧꯒꯤ ꯅꯨꯃꯤꯠꯁꯤ ꯂꯥꯛꯄꯗ ꯏꯕꯦꯟꯗꯧꯁꯦ ꯂꯦꯡꯁꯜꯂꯒ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯕꯦꯟꯗꯧꯒꯤ ꯆꯦꯡ ꯍꯩ ꯂꯩ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯄꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯁꯪꯕꯤꯒꯗꯕꯁꯤꯡꯁꯦ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯍꯥꯎꯇꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯔ ꯂꯥꯡꯖꯔꯝꯃꯒ ꯌꯥꯏꯄꯣꯛꯁꯤꯗ ꯈꯔ ꯄꯨꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯅ ꯁꯥꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯒ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄꯗ ꯇꯧꯖꯒꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯁꯨ ꯕꯣꯔꯗꯤꯡ ꯅꯨꯡꯗꯤꯡꯒ ꯍꯧꯈ꯭ꯔꯒ ꯈꯤꯇꯪ ꯅꯦ ꯇꯥꯔꯀꯥꯟꯗ ꯑꯗꯩ ꯑꯃꯅ ꯑꯣꯖꯥ ꯊꯪꯒꯥꯜ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯖꯩ ꯌꯥꯝꯅ ꯆꯝꯕ ꯌꯥꯝꯅ ꯐꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯌꯥꯝ ꯆꯝꯃꯦ ꯑꯣꯖꯥꯗꯣꯀꯣ ꯁꯥꯜ ꯑꯃꯒ ꯏꯜꯂꯒ ꯑꯌꯨꯛꯇꯨꯗ ꯌꯥꯝ ꯐꯖꯅ ꯏꯪꯅꯒ ꯂꯥꯛꯏꯀꯣ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯒꯤ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯅꯍꯥꯁꯤꯡꯅ ꯃꯁꯥꯁꯦ ꯑꯁꯦꯡꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯂꯤꯖꯔꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯃꯜ ꯂꯩꯍꯟꯗꯕ ꯇꯧꯍꯟꯖꯅꯤꯡꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯐꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯣꯏꯖꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯆꯣꯞ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯛꯄꯗꯣ ꯃꯥꯒꯤ
maram chato adum khangba yare thina ngangaga tokna ho badi kari kaige sengna nasagi ijat protection na thambiu haijaningi ai wakhalon da yumban mari haibasidi nongma di soidana yum palakanda leirak adaba marini nupana hairi khai yaradi nupi khudingmak lana urakani nupa singna yam phajaba comment ko adu chumme yamna sumaina loina nupi gaina section thorang la houjeba mathangdana laibak thibi oiba ayamba se pangba lairik kasu hayaudaba qualified oidaba singna ayamba ni haiba chumme sije ayamba oiba mirakti lohudabdagi masana masaje lepchaba ngamde qualified oihobadudine mai nupana phatraju nairajo amatarajo masagi stand tawba ngame ai si tawgena ko ada yam thina nupana ga makongna kaudna phudna yam ka hena to serje kasu yam thina ga ngangdana mane makune ngong sing kaya ngamdeba aduga khara ngannaga yum panba sumbajine ba tawri dei mathangdana summe oja thangal hairagadi loire matam amada ai samaksu akhoi maikaidagi ni haiba isama ojagi ojai maikaidagi ni haiba do oja thangal gi comment khara dum pibire aduga mathangdana kale loramadi amoksu hena pibira kadabani aduga ojagi number hangakpa adu ojagi thangal study circle do aduda yauge adu 15 days ki training course do adu yauge na ne mama phone number hangbire ai no jai number do jada ya ba loro pijagi bako mathangdana wari singse am nungai jade ai da thokpa oiradi kaina khanjilu bada kijawa phawi ha mane mane adai mathangdana nupadi sanani yeng manbai angang apikpa chen banina phangaroidra khallingai aikoi laikai da ngasi kape nembokna angang poraga aina gyan ta na phammaga phajana yenge film su yam nungai kre haibako o yam thagat sari adai nembok budu thagat sari nembok duna ngang lora mauna nungai na yangan bibagi adai mathangdana oja thangal gi study circle da ai chu matam amada tamjarai yaujarai yam nungai bane yam nungsibo jani haibako adai mathangdana chema ani subagi wari saingon da thokpa thokdoka sab manai kariba nongma isegi nakta lakhi gani isa sawba ngairi se ngaibiu soidana ju lakpiu ko isagi dama hingbiu ko mathangna crime diary se isegi punsi duna hingli khai adum lirak toiro adai loisin khibadi nungaite haiba ho ai junga mengai lijage akoi puroi bana haine nang jebe ma sirena ek thang do ba ku de ha pa bo ai amta crime diary liram gi gen chaki do male dai masang dana ise gi wa hai jingje taraga punsi ji yam lui hai ba je khange yam nungai je asumna nupi oibi aikoi bu lausing pibi ba hai ko dai masang dana thungna ba khaktana nungsi ba nate mioi bagi iswarna tamba laibak haiba amasu lai penthokpa kathokpa haiba sisu nungsibagi chawraba magun chumi ko lai mathangdana koina ba amadi yumpan ba hairiba anisi itot tot sinnaba yan sinaba dagi thorak liba crime ngaktani yam sumgre ani gi masak sengna thamnaramladi punsigi poloi phau makalamna hingminnaramgani wari kharagi poloida cyber crime da sinakhibada dandi phanghanki dabasi nungaite part 2 lakhidoi jala haiba aina wari do aroi be kaino do yamna thogdok tukhak liraga yam kaino oina lidabasu yawe bako cyber crime sinagre ka haira tokpado adai kana gumbana case nung tau poko padu siana do tan bagi nung manung duna dum tawjara ge video ga kak thanara matung tawhanda ba na onai chana dai to logbiro ha ga loisan gi ba adi masana haibani na khoina en case to khoin tawni haru badi ya ba na te ba ijat ki yenga case ki hochen jena ba tan ba su yawe bako dai di kanana adai lona manung do loisan na ning ba do mathangdana boarding se nupa masa thamba yaradi yam nungai doini haiba hoi sije yam haibire nupa pokpa gaina warong nare nupa gi yaugde na dai mathangdana episode 1 dai 60 phau tabada tadaba yaugde ngasi phau yamna nungai wari khudingmak haiba ko dai mathangdana thank you so much isegi wari se thamoi da pan ba matang yam yawi sidani me amna kanari je asijai ga manai na ko adai ga phone ga tawre
ꯏꯆꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯅ ꯀꯥꯏꯗꯒꯤ ꯈꯪꯉ ꯋꯥꯔꯤꯁꯤ ꯂꯤꯔꯛꯏꯅꯣꯅ ꯑꯩ ꯈꯜꯂꯤꯃꯦꯒ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯁꯨ ꯆꯍꯤ ꯆꯥꯔꯛꯏ ꯍꯥꯏꯕ ꯃꯥꯟꯅꯔꯨꯕꯒꯤ ꯁꯛ ꯃꯥꯟꯅꯔꯨꯕꯒꯤ ꯌꯥꯎꯋꯦ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯗꯥꯏꯗꯁꯨ ꯑꯃ ꯊꯣꯛꯈꯤ ꯃꯁꯛ ꯃꯥꯟꯅꯕ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯗꯅ ꯌꯥꯝꯅ ꯀꯦꯁꯀ ꯇꯧꯅꯈꯤ ꯍꯥꯏꯕ ꯌꯥꯝ ꯇꯧꯅꯩꯌꯦ ꯁꯤꯁꯦ ꯑꯗꯩ ꯃꯥꯅꯤ ꯍꯥꯏꯔꯦꯅ ꯑꯩꯅꯤ ꯅꯠꯇꯦ ꯅꯪꯅ ꯁꯟꯗꯣꯔꯛꯑꯦ ꯚꯤꯗꯤꯑꯣ ꯁꯟꯗꯣꯔꯛꯑꯦꯅ ꯂꯩꯀꯥꯏꯗ ꯌꯥꯝ ꯈꯠꯅꯕ ꯌꯥꯎꯋꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯑꯣꯖꯥ ꯊꯪꯒꯥꯜꯗꯣ ꯌꯥꯝ ꯆꯝꯕꯅꯦ ꯃꯤꯁꯨ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯊꯪꯒꯥꯜ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯂꯣꯏꯗ꯭ꯔꯤ ꯃꯊꯪꯗꯅ ꯗꯤꯞ ꯐꯦꯛ ꯀꯩꯅꯣ ꯑꯩꯗꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯗꯤꯞ ꯐꯦꯛ ꯍꯥꯏꯕ AIꯗꯩꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯣꯏꯕ ꯌꯥꯕ ꯃꯦꯇꯔꯤꯌꯦꯜꯁ ꯌꯥꯝ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯕ ꯊꯣꯛꯑꯦ ꯁꯤꯁꯨꯀꯣ AI ꯂꯥꯛꯑꯕꯅꯤꯅꯀꯣ ꯃꯊꯪꯗꯅ ꯏꯆꯦꯅ ꯂꯤꯕ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇ ꯂꯧꯁꯤꯡ ꯀꯣꯛꯇꯨꯅ ꯑꯐꯕ ꯂꯧꯁꯤꯡ ꯑꯐꯕ ꯂꯧꯁꯤꯡ ꯑꯣꯏ ꯃꯤꯉꯣꯟꯗ ꯀꯥꯏꯗꯅ ꯏꯁꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯍꯟꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯀꯥꯏꯅꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯀꯨꯞꯇ ꯐꯥꯎꯔꯛꯄ ꯄꯨꯔꯛꯄꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯀꯨꯞꯇ ꯀꯣꯛꯄꯒꯨꯝ ꯇꯧꯏ ꯏꯆꯦ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯏꯆꯦ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯐꯠꯇ ꯂꯧꯁꯤꯡ ꯀꯣꯛꯇꯨꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯠꯇꯕꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄ ꯑꯗꯩ ꯏꯃꯨꯡ ꯈꯛꯇꯒꯤ ꯈꯜꯂꯛꯄ ꯑꯩ ꯅꯨꯄꯤꯅ ꯏꯆꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯐꯠꯇ ꯍꯧꯗꯤ ꯈꯟꯗꯕ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯃꯦꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯤꯃꯨꯛ ꯊꯥꯒꯠꯄ ꯂꯩꯖꯗꯦꯀꯣ ꯂꯣꯏꯅ ꯍꯣꯡꯍꯟꯕ ꯑꯣꯜꯍꯟꯕ ꯉꯝꯕꯗꯣ ꯐꯠꯇꯕ ꯈꯜꯂꯝꯕꯁꯨ ꯈꯜꯍꯟꯗꯕ ꯉꯝꯕ ꯔꯤꯂꯥꯏꯁ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯁꯨꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯃꯅꯅꯦ ꯑꯃꯈꯛ ꯃꯣꯏꯒꯤ ꯍꯦꯜꯄꯔ ꯑꯃꯈꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯝꯃꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕꯀꯣ ꯍꯦꯛ ꯊꯥꯔꯛꯄꯒ ꯑꯩꯅ ꯐꯣꯟꯗꯣ ꯄꯥꯏꯔꯤꯉꯩꯗ ꯑꯣꯏꯕꯩ ꯁꯠ ꯂꯥꯎ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯦꯕ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯃꯥꯅ ꯏꯅꯥꯎꯗꯨꯅ ꯏꯄ꯭ꯋꯥꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯔꯛꯑꯦꯀꯣ ꯑꯩꯅ ꯈꯨꯗꯛꯇ ꯚꯣꯏꯁ ꯑꯩꯗꯤ ꯏꯕꯗꯣ ꯁꯥꯡꯅ ꯉꯝꯗꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯑꯩ ꯚꯣꯏꯁ ꯑꯣꯏꯅ ꯂꯣꯏ ꯍꯜꯂꯦꯕ ꯑꯗ ꯑꯩꯒꯤ ꯈꯣꯟꯖꯦꯜꯒꯗꯣ ꯇꯥꯕꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯅ ꯚꯣꯏꯁ ꯑꯣꯏꯅ ꯍꯟꯕꯗꯣ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯂꯩꯕꯅꯤꯅ ꯁꯨꯝ ꯂꯥꯞꯅꯩꯗꯅꯀꯣ ꯑꯗꯩ ꯈꯨꯗꯛꯇꯒ ꯔꯤꯄ꯭ꯂꯥꯏꯗꯣ ꯍꯦꯛ ꯃꯥꯅ ꯍꯦꯛ ꯊꯥꯈꯤꯕꯒ ꯑꯗꯨꯝ ꯍꯜꯂꯛꯄꯗꯨꯗ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯏꯆꯦꯅ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯁꯦ ꯄꯨꯔꯥ ꯁꯔꯨꯛ ꯈꯥꯟꯒꯨꯝꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯎꯅꯔꯨꯕꯗꯧꯅ ꯐꯥꯎꯏ ꯃꯤꯍꯨꯟꯒ ꯌꯧꯏ ꯉꯥꯛꯇꯪ ꯑꯦꯅꯤꯋꯦꯒ ꯍꯥꯏꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯅꯣꯛꯑꯦꯕ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯕꯗ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯃꯤ ꯏꯄ꯭ꯋꯥ ꯅꯪꯒꯤ ꯀꯃꯦꯟꯁꯦꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅꯒ ꯊꯥꯏꯌꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯒꯤꯗꯤ ꯁꯤꯗ ꯂꯣꯏꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯗꯣꯔꯤꯕ IAS ꯕꯣꯔꯗꯤꯡ ꯁꯤꯒꯤꯗꯤ ꯁꯥꯇ꯭ꯔꯁꯦ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯑꯗꯨ ꯃꯄꯨꯡ ꯑꯗꯨꯝ ꯐꯥꯔꯦꯀꯣ ꯑꯗꯨꯒ ꯐꯖꯅꯁꯨ ꯃꯥꯏ ꯄꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯃꯅꯤ ꯍꯥꯏꯕꯅꯁꯨ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯌꯨꯠ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯑꯃꯀꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯟꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟꯕꯤꯔꯛꯑꯦ ꯑꯦꯗꯚꯥꯏꯁ ꯄꯤꯍꯧꯁꯤ ꯑꯉꯥꯡꯈꯩꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯍꯧꯁꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯒꯅꯦ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅꯅꯦ ꯀꯩꯅꯣꯝꯃꯈꯛ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯂꯥꯛꯀꯗꯧꯕ ꯑꯃꯈꯛ ꯑꯩꯅ ꯎꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯀꯨꯏꯔꯕ ꯗꯥꯛꯇꯔ ꯑꯣꯏꯕ ꯈꯔ ꯀꯨꯏꯔꯕ ꯑꯍꯜ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯏꯆꯦ ꯃꯃꯥ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯝꯕ ꯃꯌꯥꯝꯁꯨ ꯑꯩꯉꯣꯟꯗ ꯂꯥꯏꯟꯁꯦ ꯂꯧꯕꯤꯔꯛꯑꯦꯕ ꯑꯗꯩ ꯑꯣꯖꯥ ꯊꯪꯒꯥꯜ ꯍꯣꯏ ꯌꯦꯡꯉꯣ ꯂꯦꯡꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯁꯤꯡꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯏꯆꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯝꯁꯤꯗꯒꯤ ꯐꯪꯉꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯍꯥꯏꯒꯦ ꯈꯣꯠꯀꯦꯅ ꯃꯣꯏꯁꯨ ꯂꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯗꯩꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯥꯏꯍꯥꯛꯃꯨꯛ ꯁꯥꯎꯟꯒ ꯀꯩ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯈꯣই ꯁꯤꯁꯇꯦꯝꯗ ꯈꯔ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯕꯣꯕꯣ ꯏꯄ꯭ꯋꯥꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯇꯥꯕ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯊꯪ ꯇꯥꯒꯦꯅ ꯑꯃꯨꯛ ꯔꯤꯍꯜꯂꯛꯄꯗ ꯌꯥꯎꯔꯝꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯛꯈꯤꯕꯁꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯖꯄꯥꯟ ꯕꯣꯕꯣꯅ ꯃꯌꯥꯝꯅ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯇꯣꯉꯥꯟꯅ ꯑꯗꯨ ꯈꯛꯇꯪꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯛ ꯍꯥꯞꯆꯔꯛꯑꯒꯦꯕ ꯑꯗꯣ ꯏꯄ꯭ꯋꯥꯁꯦ ꯑꯩꯅꯁꯨ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯏ ꯏꯄ꯭ꯋꯥ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯑꯗꯨꯒꯅꯦ
마주 nungairamde bako ise mayam jo engonda phone tawrakpda hapamaga yawramde nang waido dei nang wai yawbani taw na hairaga yawramde kamai tawbono na aisu ikai ne kaidori jano khallini ise na aina asumai tawbogi ne mi pa khapkala dhami ko nang chawba yade heta ne kainogi thabakni na heta kaino tawbo ko heta khara yawe hana dei ipa jo ma jo January da jo tholakani haye ado ipa tholaga jo boarding da jo Japan da ipa na thengna ba moi gi sata jingi maram moi gi education gi line ko moi gi class ta tawnari ba ngong ma to ipa na thengna ba de Japan da kai tawba thabak ya ba mam do kaino de Japan gi moi gi discipline yam phajaba wari jing leidana adum ba do libiram gadam ni ko ngang kai de advice biram gadam me na se la kan ai la kan he na adumai na ma jo haye de Dubai gi mathang aina khalaga Dubai sana na Dubai da thabak tawra leiba akoi gi kaino ama khaki aingondagidi hallebako adoisu mana sahido kaino sure 1980 ga wan da pokpa ai 94 da pokpa adoisu isi ana dum kauge hoyam gi isi ni na hai ko ado sumaina koi gi sangjang lauraba koi gi maitai ga sengba i maitai sana Dubai sana na mingdon bijaraga mai wari jo atu matamda ai pujara ge Dubai gi yam phajana interesting oigani mai wari yam knowledge phangani ko admaina dei Dubai da kai thabak tawba yaba moina sinbi ba yaba Dubai da thabak tawningo mem leidana ko admaina ju adugi kaino ju koina khodong saba ju lauji admaina kaino tawjage ngasi gi oindi wai je loi sanjage aduga aroi bajde happy ending matek am khak thamjaram ge chena loirage tawe ai gi chanupi anje diamond je mana smai hai aina ne thabak se khara mangon handakti selalleba adu lorso adu thiloso sije ada piruso anada nungdangumba kaigumba je hujik nungdang je kamai chatoino haiba kari gi nungdang nupi ne na kari maram cha de chatpa yai ka doi ki doino chalu namana bi ma horga na than chatpa nungai ta ju chalu kaina aina nungdang ora ju thabak se maram cha ba aina thaba du di maram cha bani na adu de du lorso je thai ba ko adagi ai gi dum hajon da sana thamba do hanba lai ha di nungdang da yung ding changdamina hajon de du sana do lo ada yai pok tamu ai gi ada sana lo ri bangang dum thinda doi mi dana mai ne thinda ba da yai pok gi paisa leitre ha ju hajon du da si sana je thamdo so adu mu yai pok da thinda ga mai business se dei bank ta thamba or ju bank te halu so ga na ma da dei si je type to ra sing ga dam si sing tho so press dei si lo so ga na thai ba nungdang or so ma or ju ka gi nungdang ana adu ga di nga nongmom di mana nungdairam mamme mamanabi amaga moije loisan minayeba anang kalai chatoi ba hai magi ngasi birthday tai adugi asapo chamin narujena laine as aidi ka pamde nungdang da nupi msara chabim sana sapo as aidi pamde ai nungdang sida bona aidi chokjin lange boko as aidi pamde ai minaga nungdang se bokram mama pano le chabim sa ga thadore jibo ga haini ai pamde ai na sai talle adum ba thabak to sai ayung din chatpa yadra jung dang se bule chabim sa noina na ai ngange boko kai harake da mane ta mami manaje mami su lawai ba maje sangdo ga ai di summi siang khuidana ko ado akhoi gi mapa je mami lawe du pra lawe made mami sangdo ga ne mana amtang ko kari nangi thabak chalam dai dana nungdang ro joina nungdang ne habda ki habda kai ki doiba maram chari chatpa ai na mana bi ma horo chalu kholu ana nangi thaba oina nungdang ro chalu haiba adagi di namana bi hau haiba du imana bi ngi thaba ma chalu ge hai kan dana as namana bi tinara khol smai chatpa ji as nungdang da du haiba kari revenge soro ko da ai je ta no sauni ngam ba dagi ko adai na he noi kha chapa satpa do mina pakhang macha na lagna raju adagi di noi di nupa una bhek oiramo adai nupa jing do saibok thoru ji lawan tongo hairaju tong doi bani nungdang du da aduna pakhat paini ne da aina thabak thaba du di adai adu lawru so haibdo yaurabra na minute to yengaga yaure lawre ha ga taw doi mina aina mafam thabak to khangbagi haibani ne noibo adai namana bi ga namana bi amga hauraga na thokna laina chatlu haibani maram chabani na ado namana bi ga noi ga nungdang da chapa ko chapa du di aina nungai ta bai ne na mina ko ta thadok pa ma pa na chena da nungdang si da bu na haiba mina khan gi ne na haibai ni ne na chare du ga mane ma khoi da laiba mane ma ne ne ji holo ne ne chena holo noi khakti thadok pa ya de antroga chatpadi chalhalle mane ma puraga ko da ya noling bai tare ne oi si li na loi jarage
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯦ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯦꯚ꯭ꯔꯤ ꯋꯦꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 64 ꯁꯨꯕꯁꯤ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁ ꯑꯃꯗꯤ ꯂꯥꯏꯛꯁ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗ ꯁꯦꯝꯖꯔꯤꯕ ꯄ꯭ꯂꯦꯠꯐꯣर्म ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯃꯌꯥꯝ ꯄꯥꯛ ꯁꯟꯅ ꯃꯌꯥꯝ ꯁꯟꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯟꯊꯕ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯑꯃꯗꯤ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕꯅꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯀꯌꯥꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯔꯒ ꯃꯤꯁꯇꯦꯛꯁꯇꯒꯤ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯄ꯭ꯂꯦꯠꯐꯣर्म ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 64 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ